थांदुगी मयादुननिको थमैजे मनम लोमना नतेबा अबदा माना नंगना थम्मिबा थांगजे अइना लाउना खितंग इंजनगिबदा माना कन्ना ngakthokpa amado kan injalakpa aina ngakthoiba khutse aina thadokpa matamda ai sana oina kaklau khitang kak injanbada soidana lelaga aije sini adubu aidi sigiba yai nangna hatpada nang kari oyhogani aigi ipamgi mi myam laga nangi imu. EPOM Media is not affiliated with any crowdfunding campaigns discussed on this podcast. These campaigns are run by individual campaigners and viewers participate at their own risk. Every action taken is the viewer's sole responsibility. EPOM Media will not be held accountable for any consequences. Our platform focuses on social discussion and promoting a crime-free society. We do not endorse or participate in crowdfunding activities. By watching, you acknowledge and agree to these terms. Mayam Kurumjari and a very good evening. Ipo media miyang tabir punamakpo ahan mamaktada Suraj Khongban tabam na taram na okchabagaloy na ikai khomna bocheri ngasi sumayam gidamakta puduna lakcheri Ipo media na every Wednesday amari Saturday da mayam gidamakta puthoktuna lakcheri ba Crime Diaries humpuga mapal suba episode yangbiri basingbu taram na okcheri amadi hanna thagacheri loinana ngasi gi Ipo media na aikhoigi humpu mapal suba haibadi 69 suba episode yoksalakpa haibasi mayam gi support mayam gi energy duna aikhoina su mayam gi damakta akoina seba toba ngamjabani haina mayam gi mafamda thamjari aduga ngasigi Crime Diaries ki humpu mapal suba episode sida su akoige disclaimer haijaba tare minors haibadi below 18 years na avoid to honbinasi loina na Crime Diaries haibase mayam gi damakta akoina semjariba platform asi Manipur society akoige Manipur gi mafam sida akoige every nook and corner da crime se mitigate tonabagi pandam da akoina mayam gi damakta semjaba mayam gi damakta sinja langjaba platform ni haibasima mayam da su na hongna na amuk tanga ningsing jari haibadi legal platform na chade haibasima su mayam da amuk tanga phungdok chari loina na ngasigi humpu mapal suba episode sida su hanadagi akoige series 9 aduma puktial chaurba sponsor sing aduma tobiri ahanba sponsor da mayam gi Leiden Jewelers akoina mamang su aduma thamjakre ahanba outlet na Sagolban Nipa Kaithel da ani subana kwa Kaithel Sagaro thoda bhabok ta leibasida mayam na isa gi apamba design sing akoigi Leiden Jewelers tagi lobiraga haibadi mahaki semjariba design sing se traditionally design toba ngakta oibana maram oiraga aikoigi Manipur da leiriba aikoigi ake amauda amadi aikoigi season nadraba yadraba aikoigi design kaya amasu yaudana leirabani na aikoigi gold gi sanagi warranty su leijaba amadi guarantee su 100% piba adugumlaba yamna changchang laurba mayam gi damakta yamna aikoigi sebada yamna mating fana mayam gi damakta aikoigi pothok kaya ama pothok piriba adugumlaba Leiden Jewelers ni mayamna sungsoi soidana Leiden Jewelers tagi apamba sing asa apamba design sing lobiraga isagi lifestyle si upgrade tobiyu amadi elegance oina leibiyu elegance laina hingbiyu haibasima mayam famda phongdok chari loina na ani suba sponsor si su hana mamang su tobirakhraba adugumlaba mayam gi chakhwat khongthang training institute Sagolban Bijoy Govinda samna haibada CK institute hana mayam hainariba Sagolban Bijoy Govinda da mayamna aikoigi isa gi skills extract obiraga haibadi business ki lamda su akoina entrepreneurship paikhatpa yarba adugumlaba training courses kayama yauri training singjuda akoigi home care solution kayama skin care kayama amadi hair gi solution kayama akoigi products kayama semliba adugumla tampham haibadi training academy amani mafam asida sungsoi soidana mayamna apamba aikoigi isana hainajaba isana pamjaba training course mayam ama certified oibiraga isana home care products sing mayam ama puthokpiraga isa gi oiba entrepreneurship paikhatpa yabagi platform amani haibasima mayamda thamjari loinana aikoigi chakhot khongthang training institute na su yam nungaiba paw amana haibadi aikoigi Crime Diaries ta aikoigi mayam gi damakta aikoigi seba tawjariba ozaro bita leimagi through dagi lakpa magi associates haibadi magi hostel dagi lakpa home dagi lakpa magi office dagi lakpa akoigi volunteers kaya ama staff kaya ama dadi akoigi chakhwat khongthang training institute na sungsoi soidana 50% discount piraga training se tambe khudong chabdu pizagani haina akoida thambira I aduna akoigi ozaro bita lemagi associates mayam amana su training sida akoigi lam sida
hainingba akhoi skills mayam extract tawning ba lerega di sukso sodana lakpiraga chakhot khongthang training institute gi training sil lobiraga entrepreneurship amadi akhoi gi lanai gi sendan lambi da sodika matik charwa mateng oige doba akhoi gi lamnina mayam si apam du khanbiraga sungso sodana training si yabiyu haina thamjage aduga marak sida yamna nungairaba paw amana haibadi mami gi lairembi hairiba film mayamna pamna khraba adugumlaba mami gi lairembi dugi ani suba season haiba tare akhoi gi mami gi lairembi part 2 mayam gi damakta akhoi gi ipo media gi app ta akhoi na sungsoi chodana mayam gi damakta lagliba january gi tang kunmari thangja numit englishing ani kuntaruk ta mayam gi damakta sungsoi chodana akhoi na release tawjaragani haiba amma mayam da thamjari loina ngarang dagi hona akhoi gi mami gi lairembi 2 gi pre-book ki akhoi na hangba hokjakre mayam na sungsoi soidana akhoi gi ipo media bu nungsibiba ipo media gi akhoi gi viewers mayam amadi crime diaries ki families mayam na akhoi gi mami gi lairembi part 2 gi app sida akhoi gi kakpiraga tang kunmari gi pre-book oina akhoi na discounted rate thamjari badu da pre-book to biraga akhoi gi ngai biro haibedi tang kunmari ngai biro tang kunmari da akhoi na sungsoi chodana mayam gi damakta lanthok charagani mami gi lairembi part 2 mayam akhoi gi pre-book to biraga akhoi gi discounted rate akhoi na thamjari ba mayam gi damakta pijari ba discounted rate sida mayam sungsoi chodana akhoi gi ipo media gi app ta gi mayam ready laibiro haibasi ma thamjari loina na ngasi gi ipo media na mayam gi damakta puthok chari ba every wednesday amadi saturday gi ngasi gi crime diaries humphumapal suba episode sida oja sulengsin duna lebire studio da aduga ngasi gi si oja thambiri ba topic se irala marala haina akhoi gi oja na ngasi gi topic se thambiri irala marala haiba matam sida khoi miyoi ba haiba se aigi asoi ba se kaya amasu losan ba kaya amani aigi asoi ba se khumjal laga aina chumba sarangang ba kaya amasu leirini aduga migi maral se leitraga su maral se hekta pi ba su yauri bani maral leiriba mi sina su magi achumba do kupsalaga ma chumnaba ngangnaba kayama seisa dry argument toroga irang kayama sagatpa aduga ihau kayama sagatpa amadi makhoina masana masabu akhoi kaino sida namsillaga achumba afaba sanaba honabada akhoi irang kayama yum kayama kaidaba natte habasima mayamda akhoina phongdok charaga ngasigi thambiriba topic se irala marala haibisi karamba mongi irala marala aduga akhoi topic sina karamba mongda crime related oibano haibadu ozada gi tamina si ahan ba makta da oza mayam gi damakta ready ojara leizare oza bu taram nok cheri ahan ba makta da media gi subscribers sing aduga crime diaries ki viewers sing bu koknona khurumjari sura susoi gi maikai gi taram nok cheri thaga cheri aduga ipo media gi team bu su aina thaga ba phongdok chari ado kaino tawi ngam ki khoi gi wari do hoi ahan ba bana kai khabada adugi je kaino comment pa yam nuksi mayam gi ko tasengna comment je isai sana dum paminara ji dakse ai isa je isa gi bo oiba phangsadre ba ko sin mandana duna comment pa thok puje sangdre ba de mayam dum paminara ji wari ta blora comment du ga kaino phone yam tongna re khoi gi mama jingna mase jingna habdi dainu pa masana habdi hujiki hai wari du gi ibema do adu khangna jage na phone yam taw bire ko admaina hek mi je nupi kaina gi bada ju pharak tangba mayam ne kalai dei masana dum pakat khat pa panglang lang ba mi dabu nupa nupi je wat bai wane ba a messenger da khala thana facebook da ig da khangna ba wane do asagi kainom da leiba mi dadi chaka taw da dadi am lui ba partner thi ba je aduna admaina mayam am ju haibire aduga adai mayam da asigi wari je irala marala haije yam ju lo bo wari oi yam ju sange ai ju yam phajana lidaga di wagane bako aduga ngamusu hujiki ngamuki wari aduda yam sithauba ibem aduna asningjanga ko ingonda ina ho hoti matek to hayodre ne na mana ju yamna nungai gi do matang wari matek amakhaksu aina hayode bako aduga phubagi thodokti aduda li dudi khara khaktane ba yam maru oi boiba ado khana ba khotpa phuba ngangnaba mayam dudi loi liba ngamba nate aduna yam asau sau ba thodok sing du ne ba adu khatang nate ba khanari dudi adum di khanari ne ba ngangna ba naina ba di adu kuba ko namna kitang tha ba ga dudi kasu wari da yaw ba natre ba ko ada mana makhak yam nungai ta bangkhak se smai do ne koi gi numit amakhak su mabani se mari tawna ba ngangna ba jida akhoi gi nupa jina magi mangak samjida koi gi
ꯃꯕꯥꯅꯤ ꯐꯖꯅ ꯃꯔꯩꯁꯦ ꯌꯦꯠꯊꯠꯅꯔꯦꯗꯅ ꯀꯝꯊꯤ ꯑꯩꯈꯣꯏ ꯍꯥꯎꯊꯥꯡ ꯍꯥꯏꯇꯥꯔꯦ ꯑꯗꯨꯁꯨ ꯂꯥꯎꯅ ꯊꯝꯃꯛꯑꯦ ꯑꯗ ꯃꯥꯅ ꯍꯦꯛꯇ ꯅꯝꯁꯤꯜꯂ ꯃꯉꯛꯁꯤꯗ ꯗꯥꯏꯔꯦꯛ ꯊꯥꯡꯗꯨꯒꯤ ꯃꯌꯥꯗꯨꯅꯅꯤꯀꯣ ꯊꯝꯃꯛꯏꯁꯦ ꯃꯅꯝꯂꯣꯝꯅ ꯅꯠꯇꯦꯕ ꯑꯗꯨꯗ ꯃꯥꯅ ꯅꯪꯅ ꯊꯝꯃꯤꯕ ꯊꯥꯡꯁꯦ ꯑꯩꯅ ꯀꯛ ꯂꯥꯎꯅ ꯈꯤꯇꯪ ꯏꯟꯁꯤꯟꯈꯤꯕꯗ ꯃꯥꯅ ꯀꯟꯅ ꯉꯥꯛꯊꯣꯛꯄ ꯑꯃꯗꯣ ꯀꯟꯅ ꯏꯟꯁꯤꯜꯂꯛꯄ ꯑꯩꯅ ꯉꯥꯛꯊꯣꯛꯏꯕ ꯈꯨꯠꯁꯦ ꯑꯩꯅ ꯍꯦꯛ ꯊꯥꯗꯣꯛꯄ ꯃꯇꯝꯗ ꯑꯩ ꯏꯁꯥꯅ ꯑꯣꯏꯅ ꯀꯛ ꯂꯥꯎ ꯈꯤꯇꯪ ꯈꯛ ꯏꯟꯁꯤꯟꯕꯗ ꯁꯣꯏꯗꯅ ꯂꯦꯜꯂꯒ ꯑꯩꯁꯦ ꯁꯤꯅꯤ ꯑꯗꯨꯕꯨ ꯑꯩꯗꯤ ꯁꯤꯈꯤꯕ ꯌꯥꯏ ꯅꯪꯅ ꯍꯥꯠꯄꯗ ꯅꯪ ꯀꯔꯤ ꯑꯣꯏꯍꯧꯒꯅꯤ ꯑꯩꯒꯤ ꯏꯄꯥꯝꯒꯤ ꯃꯤ ꯃꯌꯥꯝ ꯂꯥꯛꯑꯒ ꯅꯪꯒꯤ ꯏꯃꯨꯡ ꯅꯪꯒꯤ ꯄꯨꯟꯁꯤ ꯀꯔꯤ ꯑꯣꯏꯍꯧꯅꯤ ꯅꯪ ꯑꯗꯨ ꯍꯥꯟꯅ ꯈꯜꯂꯨ ꯍꯥꯏꯌꯦꯕ ꯑꯗꯨ ꯍꯥꯏꯕꯗꯒꯤ ꯃꯥꯁꯦ ꯊꯥꯡꯗꯣ ꯂꯧꯊꯣꯛꯈꯤ ꯍꯥꯏꯌꯦꯕ ꯑꯗꯨꯃꯥꯏꯅ ꯁꯤꯒꯗꯕꯒꯤ ꯈꯣꯡꯐꯝ ꯀꯌꯥ ꯀꯌꯥꯗ ꯃꯥꯒꯤ ꯍꯤꯡꯉꯛꯈꯤꯕ ꯈꯨꯐꯨ ꯆꯥꯛꯐꯨꯗꯣ ꯍꯦꯛꯇ ꯂꯩꯀꯥꯏ ꯈꯨꯟ ꯈꯪꯗꯒꯩ ꯀꯣꯏꯆꯦꯟ ꯆꯦꯟꯕ ꯑꯗꯨꯒꯤ ꯃꯉꯣꯟꯗ ꯀꯥꯎꯗꯅ ꯂꯩꯍꯧꯕꯗꯣ ꯃꯤꯃꯥꯡ ꯇꯨꯃꯥꯡ ꯈꯪꯗꯒꯩ ꯌꯣꯝꯄꯥꯛ ꯑꯗꯩ ꯁꯤꯡꯖꯪ ꯄꯥꯏꯔ ꯇꯥꯟꯅꯕꯤ ꯁꯨꯃꯥꯡ ꯊꯦꯂꯣꯡ ꯈꯪꯗꯒꯩ ꯐꯨꯕ ꯑꯗꯨꯝꯕ ꯃꯌꯥꯝꯗꯨꯅ ꯃꯥ ꯉꯁꯤꯐꯥꯎ ꯑꯗꯨꯝ ꯅꯨꯡꯉꯥꯏꯇꯅ ꯂꯩꯔꯤꯅꯦꯕꯀꯣ ꯁꯤ ꯈꯨꯐꯨꯁꯦ ꯌꯥꯝ ꯆꯥꯎꯈꯠꯇꯕ ꯈꯨꯐꯨ ꯀꯧꯏ ꯃꯥꯏ ꯅꯨꯄꯤꯅꯤ ꯑꯉꯥꯡꯅꯤ ꯃꯥꯅ ꯅꯨꯡꯉꯥꯏꯇꯕ ꯌꯥꯅꯤꯡꯗꯕ ꯑꯗꯨ ꯑꯩ ꯁꯤꯗꯤ ꯌꯥꯅꯤꯡꯗꯦꯍꯦꯅ ꯈꯨꯕꯥꯡ ꯈꯨꯅꯝꯅ ꯁꯦꯠ ꯊꯥꯔ ꯂꯣꯏꯔꯦ ꯑꯗꯩ ꯐꯨꯗ꯭ꯔꯁꯨ ꯌꯥꯏ ꯀꯩꯅꯣ ꯁꯨꯡꯐꯨ ꯐꯨꯗ꯭ꯔꯁꯨ ꯌꯥꯏꯑꯕ ꯐꯨꯗ꯭ꯔꯗꯤ ꯅꯨꯄꯤ ꯋꯥꯔꯛꯄ ꯌꯥꯗꯦ ꯍꯥꯏꯕ ꯂꯩꯄꯣꯟꯇꯦꯕ ꯃꯥꯅ ꯇꯧꯅꯤꯡꯕ ꯃꯥꯒꯤ ꯑꯄꯥꯝꯕꯗꯣ ꯍꯥꯏꯔ ꯂꯣꯏꯔꯦꯕ ꯑꯩ ꯁꯤ ꯄꯥꯝꯃꯦ ꯁꯤ ꯇꯧꯕꯅ ꯑꯗꯨ ꯅꯠꯇꯦ ꯐꯨꯔꯤꯕ ꯈꯣꯠꯂꯤꯕꯁꯤꯗꯤ ꯌꯨ ꯊꯛꯆꯟ ꯆꯥꯁꯜꯂ ꯅꯤꯁꯥ ꯑꯝꯗꯗꯩ ꯅꯨꯄꯤ ꯑꯃ ꯀꯣꯏꯔꯒ ꯄꯨꯔꯥ ꯑꯗꯨꯗ ꯅꯩꯈꯠꯂꯛꯄꯒꯤ ꯃꯊꯣꯡ ꯈꯪꯗꯅ ꯐꯨꯕ ꯈꯨꯐꯨꯅꯦꯕ ꯐꯨꯅꯔꯤ ꯃꯌꯥꯝꯁꯤꯅ ꯑꯗꯣ ꯑꯗꯨꯒ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯃꯌꯥꯝꯗ ꯄꯂꯦꯝ ꯄꯟꯊꯧꯒꯤ ꯁꯪꯒꯥꯏ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯃꯇꯦꯡ ꯄꯥꯡꯕꯤꯗ꯭ꯔꯀꯥꯟꯗ ꯀ꯭ꯔꯥꯏꯝ ꯗꯥꯏꯔꯤꯁꯀꯤ ꯚꯤꯌꯨꯋꯔꯁꯤꯡꯅ ꯃꯇꯦꯡ ꯄꯥꯡꯕꯤꯔꯒ ꯁꯥꯖꯔꯛꯄ ꯄꯂꯦꯝ ꯄꯟꯊꯧꯒꯤ ꯁꯪꯒꯥꯏꯁꯦ ꯍꯧꯖꯤꯛ ꯁꯥꯕ ꯂꯣꯏꯁꯜꯂꯛꯑꯦ ꯄꯨꯡꯂꯣꯏ ꯑꯗꯣ ꯂꯥꯛꯂꯤꯕ ꯍꯦꯛꯇ ꯁꯤꯁꯦ ꯑꯩꯁꯦ ꯀꯥꯎꯋꯦ 10ꯅꯤ ꯄꯥꯟꯕ ꯐꯥꯏꯔꯦꯟꯒꯤ ꯑꯗꯨꯒ ꯇꯥꯡꯅ 19 ꯗꯦꯠ 28 ꯌꯨꯝꯁꯀꯩꯁ ꯅꯨꯃꯤꯠꯁꯤꯗ ꯇꯥꯔꯦꯕ ꯁꯪꯒꯥꯕꯁꯦ ꯑꯗꯨꯅ ꯑꯩꯅ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯏꯄꯥꯝ ꯌꯨꯝ ꯀꯣ ꯏꯄꯥꯝ ꯁꯪꯒꯥꯏ ꯁꯪꯖꯥꯎ ꯌꯨꯝꯖꯥꯎꯅꯦꯕ ꯏꯃꯥ ꯏꯄꯥꯅ ꯊꯝꯕꯤꯔꯝꯕ ꯑꯩꯈꯣꯏ ꯑꯄꯨꯟꯕꯒꯤ ꯅꯤꯉꯣꯜ ꯃꯌꯥꯝꯒꯤ ꯂꯝꯗꯝꯁꯤꯒꯤ ꯅꯤꯉꯣꯜ ꯃꯌꯥꯝꯒꯤ ꯌꯨꯝꯅꯦꯅ ꯑꯩꯈꯣꯏꯅ ꯏꯄꯥꯝ ꯑꯄꯨꯟꯕ ꯑꯣꯏꯅ ꯃꯌꯥꯝꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯏꯃꯥ ꯏꯄꯥꯅ ꯊꯝꯕꯤꯕ ꯌꯨꯝꯅꯦꯅ ꯈꯜꯂꯒ ꯃꯌꯥꯝꯗꯒꯤ ꯀ꯭ꯔꯥꯏꯝ ꯗꯥꯏꯔꯤꯁꯤꯗ ꯏꯄꯣꯝ ꯃꯦꯗꯤꯌꯥꯒꯤ ꯄ꯭ꯂꯦꯠꯐꯣꯝꯁꯤꯗ ꯀ꯭ꯔꯥꯏꯝ ꯗꯥꯏꯔꯤꯁꯀꯤ ꯚꯤꯌꯨꯋꯔꯁꯤꯡꯗꯒꯤ ꯃꯇꯦꯡ ꯅꯤꯔꯒ ꯁꯥꯈꯤꯕ ꯃꯌꯥꯝꯅ ꯑꯉꯝ ꯑꯉꯝꯕ ꯊꯃꯣꯏ ꯁꯦꯡꯅ ꯑꯩꯈꯣꯏꯅ ꯍꯥꯏꯖꯔꯨꯕ ꯇꯧꯗꯅ ꯃꯁꯥꯅ ꯄꯥꯡꯉꯛꯑꯒ ꯑꯗꯨꯃꯥꯏꯅ ꯁꯥꯈꯤꯕ ꯍꯥꯏꯔꯤꯕ ꯏꯄꯥꯝ ꯌꯨꯝ ꯃꯌꯥꯝꯒꯤ ꯌꯨꯝꯖꯥꯎꯁꯦ ꯁꯤꯁꯦ ꯁꯪꯒꯥꯕꯁꯦ ꯑꯃꯃꯝꯇ ꯑꯩꯈꯣꯏꯅ ꯆꯦꯕꯥꯎ ꯑꯣꯏꯅ ꯑꯩ ꯀꯅꯥꯝꯇꯗ ꯆꯦꯕꯥꯎ ꯑꯣꯏꯅ ꯅꯝꯖꯗ꯭ꯔꯦ ꯑꯝꯇ ꯆꯦꯕꯥꯎ ꯑꯣꯏꯅꯗꯤ ꯑꯈꯟꯅꯅ ꯇꯧꯖꯔꯔꯣꯏꯒꯦ ꯃꯔꯝꯗꯤ ꯅꯤꯉꯣꯜ ꯄꯨꯝꯅꯃꯛꯀꯤꯅꯤꯅ ꯑꯗꯣ ꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯗꯤ ꯃꯇꯝ ꯁꯥꯡꯗꯣꯛꯄꯤꯔꯒ ꯅꯤꯉꯣꯜꯁꯤꯡꯅ ꯁꯣꯏꯗꯅꯃꯛꯀꯤ ꯂꯥꯛꯄꯤꯌꯨ ꯁꯪꯒꯥꯕꯒꯤ ꯊꯧꯔꯝꯁꯦ ꯌꯥꯏꯔꯤꯄꯣꯛ ꯇꯣꯞ ꯂꯥꯏ ꯍꯔꯥꯎꯕ ꯃꯌꯥꯁꯦ ꯈꯤꯇꯪ ꯆꯠꯊꯔꯒ ꯑꯗꯨꯝ ꯄꯂꯦꯝ ꯄꯟꯊꯧ ꯁꯪꯒꯥꯏꯅ ꯂꯧꯕꯨꯛ ꯂꯣꯝꯗ ꯆꯥꯎꯅ ꯑꯗꯨꯝ ꯊꯥꯔꯝꯕꯅꯦꯕ ꯑꯗꯨꯒ ꯑꯉꯝ ꯑꯉꯝꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤꯡꯅꯁꯨ ꯑꯩꯈꯣꯏꯒꯤ ꯋꯨꯃꯦꯟ ꯑꯦꯒꯦꯟꯁ ꯀ꯭ꯔꯥꯏꯝꯒꯤ ꯑꯦꯗꯚꯥꯏꯖꯔ ꯃꯦꯗꯥꯝ ꯁꯣꯕꯤꯇꯥ ꯃꯦꯗꯥꯝ ꯒꯪꯒꯥ ꯑꯦꯗꯚꯥꯏꯖꯔꯁꯤꯡꯅꯁꯨ ꯀꯩꯅꯣ ꯉꯥ ꯄꯥꯡꯉꯅꯤ ꯃꯣꯏꯒꯤ ꯃꯥꯏꯀꯩꯗꯁꯨ ꯑꯉꯝꯕ ꯉꯥ ꯍꯥꯏꯗꯅ ꯐꯣꯡꯗꯣꯛꯑꯦ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯆꯦꯡ ꯄꯥꯡꯕꯤꯔꯛꯄꯅ ꯄꯥꯡꯕꯤꯔꯛꯄ ꯉꯥ ꯄꯥꯡꯕꯤꯔꯛꯄꯅ ꯄꯥꯡꯕꯤꯔꯛꯄ ꯑꯗꯨꯝ ꯊꯥꯎ ꯄꯥꯡꯕꯤꯔꯛꯄꯅ ꯄꯥꯡꯕꯤꯔꯛꯄ ꯇꯧꯔꯀꯥꯟꯗ ꯑꯉꯝꯕ ꯇꯤꯜꯍꯧ ꯆꯅꯝ ꯄꯥꯡꯅꯔꯒ ꯑꯗꯨꯝ ꯑꯩꯈꯣꯏꯈꯩ ꯄꯨꯟꯅ ꯆꯥꯃꯤꯟꯅꯁꯤ ꯉꯟꯅ ꯂꯥꯛꯑꯒ ꯊꯣꯡꯃꯤꯟꯅꯔꯒ ꯅꯤꯉꯣꯜꯁꯤꯡ ꯅꯨꯃꯤꯠꯁꯤꯗꯤ ꯑꯋꯥꯕ ꯂꯣꯏ ꯀꯥꯎꯊꯣꯛꯅꯔꯒ ꯃꯤꯑꯣꯠ ꯃꯤꯅꯩ ꯏꯁꯥꯗ ꯐꯨꯡꯒꯠꯂꯒ ꯂꯩꯕ ꯀꯨꯏꯅ ꯈꯥꯡꯉꯛꯄ ꯂꯣꯏꯅ ꯀꯥꯎꯊꯣꯛꯅꯔꯒ ꯄꯨꯟꯅ ꯁꯔꯨꯛ ꯌꯥꯃꯤꯟꯅꯁꯤ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠꯁꯤꯗꯤ ꯄꯨꯂꯞ ꯂꯦꯡꯕꯤꯔꯛꯎ ꯑꯩꯈꯣꯏꯅ ꯑꯉꯝꯕ ꯂꯥꯡꯖꯔꯝꯒꯦ ꯆꯥꯛ ꯆꯥꯛꯈꯣꯝ ꯑꯃꯇ ꯑꯣꯏꯁꯨ ꯍꯥꯎꯕ ꯍꯥꯎꯇꯕ ꯆꯥꯃꯤꯟꯅꯁꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯏꯄꯥꯝ ꯌꯨꯝꯖꯥꯎꯁꯦ ꯁꯪꯒꯥꯕꯒꯤ ꯊꯧꯔꯝꯁꯦ ꯍꯔꯥꯎ ꯍꯔꯥꯎ ꯄꯥꯡꯊꯣꯛꯃꯤꯟꯅꯁꯦꯅ ꯑꯩ ꯑꯄꯨꯟꯕ ꯑꯣꯏꯅ ꯏꯆꯦ ꯄꯨꯝꯅꯃꯛ ꯏꯅꯥꯎ ꯄꯨꯝꯅꯃꯛ ꯅꯤꯉꯣꯜ ꯄꯨꯝꯅꯃꯛꯇ ꯑꯩꯒꯤ ꯃꯥꯏꯀꯩꯗꯒꯤ ꯆꯦꯕꯥꯎꯁꯦ ꯑꯩ ꯇꯧꯖꯔꯤ ꯑꯗꯨꯒ ꯃꯥꯡꯖꯧꯅꯅ ꯑꯩꯒꯤ ꯅꯝꯕꯔꯁꯤꯗ ꯄꯥꯎ ꯍꯥꯟꯅ ꯑꯗꯨꯝ ꯐꯥꯎꯕꯤꯔꯛꯑꯣ ꯂꯦꯡꯕꯤꯔꯛꯀꯗꯕꯁꯤꯡꯗꯣ ꯑꯩꯈꯣꯏ ꯃꯤ 5 ꯂꯥꯛꯀꯅꯤ 10 ꯂꯥꯛꯀꯅꯤ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯆꯥꯛ ꯑꯦꯔꯦꯟꯖ ꯇꯧꯖꯒꯗꯕꯅꯤꯅꯀꯣ ꯑꯗꯣ ꯀꯔꯤꯝꯇ ꯂꯩꯇꯦ ꯑꯗꯨꯝ ꯑꯆꯪ ꯑꯩꯈꯣꯏꯈꯩ ꯊꯣꯡꯃꯤꯟꯅꯗꯣꯏꯅꯤ ꯑꯩꯈꯣꯏ ꯂꯩꯔꯤꯕ ꯁꯪꯒꯥꯏꯗꯣ ꯍꯧꯖꯤꯛ ꯑꯩꯈꯣই ꯏꯅꯥꯎ ꯏꯆꯦ ꯄꯨꯟꯅ ꯃꯣꯏ 9 ꯂꯩꯕ ꯑꯗꯣ ꯃꯣꯏꯅ ꯑꯗꯨꯝ ꯊꯣꯡꯒꯗꯕꯅꯦ ꯑꯩꯈꯣꯏꯈꯩ ꯑꯉꯝꯉꯝꯕ ꯑꯃꯅ ꯎꯇꯤ ꯊꯣꯡꯉꯛꯄ ꯑꯃꯅ ꯏꯔꯣꯟꯖꯜꯂꯛꯄ ꯑꯃꯅ ꯀꯣꯕꯤ ꯁꯥꯛ ꯇꯧꯔꯛꯄ ꯑꯃꯅ ꯉꯥ ꯊꯣꯡꯉꯛꯄ ꯇꯧꯔꯒ ꯑꯗꯨꯝ ꯑꯔꯥꯛ ꯑꯔꯥꯛꯄꯁꯦ ꯁꯦꯕꯥ ꯇꯧꯖꯗꯣꯏꯅꯤ ꯑꯗꯩ ꯂꯦꯡꯕꯤꯔꯛꯄꯁꯤꯡꯁꯨ ꯑꯗꯨꯃꯛ ꯂꯣꯏꯅ ꯌꯥꯎꯃꯤꯟꯅꯗꯣꯏꯅꯤ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯆꯥꯃꯤꯟꯅꯁꯦ ꯑꯩꯈꯣꯏꯅ ꯁꯤꯒꯤꯗꯃꯛꯇ ꯕꯥꯝꯕꯣꯟ ꯍꯦꯛꯇꯪ ꯇꯣꯉꯥꯟ ꯊꯣꯡꯍꯟꯕ ꯈꯣꯠꯍꯟꯕ ꯑꯗꯨꯒꯤ ꯀꯔꯤꯝꯐꯥꯎ ꯀꯩꯅꯣ ꯂꯩꯇꯦ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯊꯣꯡꯃꯤꯟꯅꯔꯒ ꯆꯥꯃꯤꯟꯅꯁꯤ ꯑꯗꯣ ꯑꯁꯪꯕꯁꯤꯡ ꯑꯗꯨꯝ ꯁꯣꯏꯗꯅꯃꯛꯀꯤ ꯂꯥꯛꯄꯤꯌꯨ ꯅꯨꯃꯤꯠꯁꯤꯃꯇꯪꯗꯤ ꯑꯩꯈꯣꯏꯒꯤ ꯄꯂꯦꯝ ꯄꯟꯊꯧꯒꯤ ꯁꯪꯒꯥꯏ ꯀꯥꯏꯅ ꯊꯥꯕ ꯕꯦꯅꯔꯗꯨꯒꯤ ꯃꯃꯥꯡꯗꯨꯗ ꯁꯪꯒꯥꯏ ꯃꯃꯥꯡꯗꯨꯗ
ꯐꯣꯇꯣꯒ ꯀꯥꯞꯄꯒ ꯄꯣꯁ ꯑꯃꯃꯝꯇꯪꯗꯤ ꯍꯥꯞꯀꯠꯃꯤꯟꯅꯁꯤ ꯑꯗꯨꯒ ꯁꯪꯒꯥꯏꯁꯤꯅ ꯁꯨꯃꯥꯏꯅ ꯌꯥꯝꯅ ꯐꯖꯔꯕ ꯅꯨꯃꯤꯠ ꯑꯃ ꯑꯣꯏꯗꯣꯏꯅꯤ ꯑꯗꯨꯒ ꯁꯪꯒꯥꯏꯁꯤꯅ ꯁꯨꯃꯥꯏꯅ ꯂꯣꯏꯁꯤꯜꯂꯛꯑꯒ ꯑꯩꯅ ꯃꯤꯌꯥꯝꯗ ꯈꯨꯠꯁꯤꯟꯅꯕ ꯉꯝꯖꯕ ꯃꯇꯝꯁꯤꯗ ꯏꯄꯣꯝ ꯃꯦꯗꯤꯌꯥꯁꯨ ꯑꯩ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯃꯔꯝꯗꯤ ꯏꯄꯣꯝ ꯃꯦꯗꯤꯌꯥꯒꯤ ꯄ꯭ꯂꯦꯠꯐꯣꯝꯁꯤ ꯂꯩꯔꯝꯗ꯭ꯔꯒꯗꯤ ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯃꯠꯇ ꯑꯣꯏꯊꯣꯛꯑꯝꯃꯣꯏ ꯑꯗꯨꯒ ꯃꯌꯥꯝꯅ ꯑꯩꯗꯤ ꯁꯤꯟꯖꯕ ꯈꯛꯇꯪꯅꯤ ꯑꯗꯣ ꯃꯌꯥꯝꯅ ꯂꯣꯏꯅ ꯄꯥꯡꯉꯒ ꯁꯥꯕꯅꯤ ꯑꯗꯣ ꯍꯥꯏꯔꯤꯕ ꯁꯪꯒꯥꯏꯁꯤꯗ ꯊꯃꯣꯏ ꯁꯦꯡꯅ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯈꯤꯕ ꯃꯌꯥꯝꯕꯨꯁꯨ ꯑꯩ ꯁꯨꯞꯆꯤꯟꯖꯔꯒ ꯑꯩꯒꯤ ꯃꯥꯏꯀꯩꯗꯒꯤ ꯁꯪꯒꯥꯏꯁꯦ ꯃꯌꯥꯝꯅ ꯃꯇꯦꯡ ꯄꯥꯡꯗꯅ ꯁꯥꯕ ꯂꯣꯏꯁꯤꯜꯂꯛꯑꯕꯅꯤꯅ ꯃꯥꯏ ꯄꯥꯛꯍꯟꯕꯤꯕꯒꯤꯗꯃꯛꯇ ꯅꯤꯉꯣꯜ ꯃꯌꯥꯝꯒꯤ ꯆꯪꯖꯐꯝ ꯑꯃ ꯂꯝꯗꯝꯁꯤꯒꯤ ꯑꯣꯏꯅ ꯆꯥꯎꯅ ꯂꯩꯍꯟꯕꯤꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯃꯄꯥꯟꯗꯒꯤ ꯑꯗꯒꯤ ꯃꯅꯤꯄꯨꯔ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯈꯨꯗꯤꯡꯃꯛ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯈꯤꯕ ꯈꯨꯗꯤꯡꯃꯛ ꯑꯗꯩ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯗ꯭ꯔꯁꯨ ꯄꯥꯡꯅꯤꯡꯕ ꯊꯃꯣꯏꯗꯗꯤ ꯌꯥꯝꯅ ꯄꯦꯟꯖꯕ ꯈꯨꯗꯤꯡꯃꯛꯄꯨꯁꯨ ꯑꯩꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯩ ꯈꯨꯔꯨꯝꯖꯔꯤ ꯑꯗꯨꯒ ꯍꯣꯔꯦꯟ ꯉꯁꯤꯒꯤ ꯋꯥꯔꯤꯁꯦ ꯂꯤꯕ ꯂꯣꯏꯔꯀꯥꯟꯗ ꯌꯥꯝ ꯊꯃꯣꯏ ꯁꯣꯛꯄ ꯌꯥꯝ ꯅꯨꯡꯁꯤꯕ ꯁꯪꯒꯥꯏꯒꯤ ꯋꯥꯔꯤ ꯈꯔꯁꯨ ꯂꯤꯖꯒꯦ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯏꯔꯥꯜꯂ ꯃꯔꯥꯜꯂ ꯍꯥꯏꯔꯤꯕ ꯋꯥꯔꯤꯁꯤ ꯍꯧꯖꯔꯒꯦ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯔꯕꯤ ꯃꯇꯝ ꯑꯃꯗ ꯃꯁꯛ ꯅꯥꯏꯅ ꯃꯃꯤꯡ ꯂꯩꯅ ꯍꯤꯡꯉꯝꯕꯤ ꯅꯨꯄꯤ ꯑꯃꯈꯛꯅ ꯂꯥꯛꯑꯒ ꯂꯤꯔꯝꯕ ꯃꯥꯒꯤ ꯄꯨꯟꯁꯤꯒꯤ ꯌꯥꯝ ꯄꯦꯟꯗꯕ ꯊꯃꯣꯏꯗ ꯐꯨꯝꯖꯜꯂꯒ ꯃꯥꯅ ꯃꯇꯝ ꯁꯥꯡꯅ ꯊꯝꯃꯛꯑꯕ ꯑꯝꯇꯪꯗꯤ ꯂꯤꯊꯣꯛꯅꯤꯡꯕ ꯍꯥꯏꯕ ꯃꯥꯒꯤ ꯑꯅꯤꯔꯛꯀꯤ ꯊꯧꯗꯣꯛꯁꯤꯗ ꯃꯥꯒꯤ ꯃꯔꯥꯟꯁꯦ ꯌꯥꯎꯈꯤꯕ꯭ꯔꯥ ꯍꯥꯏꯗꯅ ꯃꯌꯥꯝꯗ ꯌꯥꯝ ꯂꯤꯊꯣꯛꯅꯤꯡꯕ ꯍꯥꯏꯇꯥꯔꯦ ꯃꯉꯣꯟꯗ ꯐꯨꯝꯖꯜꯂꯒ ꯊꯝꯕꯁꯦ ꯁꯤꯗ꯭ꯔꯤꯐꯥꯎꯒꯤ ꯃꯅꯨꯡꯗ ꯁꯤꯝꯇꯪ ꯂꯤꯊꯣꯛꯑꯝꯃꯒꯗꯤ ꯑꯩꯁꯦ ꯁꯤꯔꯐꯥꯎꯗ ꯍꯦꯛ ꯋꯥꯏ ꯁꯪꯅ ꯁꯤꯔꯅꯤꯗꯀꯣꯅ ꯈꯟꯖꯕ ꯑꯗꯨꯅ ꯃꯥꯅ ꯑꯝꯇꯪꯗꯤ ꯂꯤꯊꯣꯛꯅꯤꯡꯕꯁꯦ ꯂꯤꯕꯤꯔꯝꯕꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯃꯥꯒꯤ ꯋꯥꯔꯤꯁꯤ ꯇꯥꯕꯗ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤ ꯍꯥꯏꯕꯁꯤ ꯇꯝꯕ ꯁꯨꯡꯉꯝ ꯉꯝꯗꯦ ꯑꯗꯨꯒ ꯅꯨꯄꯤ ꯍꯥꯏꯕꯁꯤ ꯌꯥꯝ ꯏꯔꯥꯏ ꯂꯥꯏꯅꯁꯨ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯃꯥꯡꯕ ꯏꯔꯥꯏ ꯂꯥꯏꯕ ꯊꯧꯗꯣꯛꯁꯤꯡꯗ ꯑꯩꯈꯣꯏꯒꯤ ꯑꯗꯨꯝ ꯅꯨꯄꯤꯒꯤ ꯄꯨꯟꯁꯤꯁꯦ ꯃꯥꯡꯈꯤꯕ ꯀꯌా ꯑꯃꯁꯦ ꯍꯧꯈꯤꯕꯗꯒꯤ ꯑꯗꯨꯝ ꯊꯣꯛꯂꯛꯏ ꯍꯥꯏꯇꯥꯔꯦ ꯃꯁꯥꯅ ꯃꯁꯥꯒꯤ ꯃꯔꯥꯏꯕꯛꯁꯦ ꯑꯩꯈꯣꯏꯒꯤ ꯂꯦꯞꯄ ꯉꯝꯗꯕ ꯑꯗꯨꯝ ꯀꯔꯤ ꯑꯣꯏꯒꯅꯤ ꯍꯥꯏꯕ ꯉꯝꯗꯕ ꯃꯔꯥꯏꯕꯛꯁꯦ ꯃꯌꯥꯝ ꯑꯃ ꯊꯧꯗꯣꯛꯁꯦ ꯊꯣꯛꯑꯦꯕ ꯑꯗꯨꯒ ꯋꯥꯡ ꯆꯥꯎꯋꯦ ꯃꯥꯁꯤ ꯉꯧꯔꯣꯛ ꯉꯧꯋꯤ ꯃꯥꯒꯤ ꯀꯨꯆꯨ ꯀꯨꯃꯦꯜꯁꯦ ꯌꯥꯝ ꯐꯖꯩ ꯐꯖꯈ꯭ꯔꯕꯤ ꯑꯗꯒꯤꯗꯤ ꯌꯥꯝ ꯏꯅꯥꯛ ꯈꯨꯟꯕ ꯏꯝꯐꯥꯜ ꯑꯦꯔꯤꯌꯥꯗ ꯌꯥꯝ ꯆꯥꯎꯅ ꯕꯤꯖꯤꯅꯦꯁ ꯇꯧꯕ ꯌꯥꯝ ꯏꯅꯥꯛ ꯈꯨꯟꯕ ꯏꯃꯨꯡ ꯑꯃꯒꯤ ꯃꯧ ꯑꯃꯁꯨ ꯑꯣꯏꯔꯤꯕ ꯃꯥꯅ ꯂꯥꯛꯑꯒ ꯂꯤꯔꯝꯕ ꯋꯥꯔꯤꯁꯤ ꯊꯣꯛꯅ ꯅꯨꯡꯁꯤꯈ꯭ꯔꯦ ꯋꯥꯔꯤꯁꯦ ꯑꯩ ꯍꯧꯖꯔꯛꯑꯒꯦ ꯃꯣꯏꯒꯤ ꯏꯃꯨꯡꯁꯦ ꯁꯨꯃꯥꯏꯅ ꯇꯧꯕꯅꯦ ꯃꯣꯏꯁꯦ ꯑꯩꯈꯣꯏꯒꯤ ꯃꯣꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯃꯣꯏ ꯕꯕꯥꯁꯦ ꯊꯕꯛ ꯇꯧꯋꯤ ꯌꯥꯝ ꯆꯥꯎꯅ ꯊꯕꯛ ꯇꯧꯋꯤ ꯃꯣꯏꯁꯦ ꯃꯥꯏꯀꯩꯗꯨꯒꯤ ꯃꯣꯏꯒꯤ ꯕꯕꯥꯒꯤ ꯃꯆꯤꯟ ꯃꯅꯥꯎꯁꯦ ꯃꯥꯏꯀꯩꯗꯨꯒꯤ ꯑꯩꯈꯣꯏꯒꯤ ꯃꯣꯏ ꯁꯥꯒꯩꯁꯦ ꯅꯨꯡꯉꯥꯏꯕ ꯈꯨꯠ ꯂꯦꯡꯕ ꯃꯤꯅ ꯀꯤꯅꯕ ꯑꯩꯈꯣꯏꯒꯤ ꯃꯣꯏ ꯈꯨꯜ ꯂꯩꯀꯥꯏꯒꯤ ꯈꯛ ꯅꯠꯇꯕ ꯍꯥꯏꯔꯤꯕ ꯃꯥꯏꯀꯩꯗꯨꯒꯤ ꯃꯃꯤꯡ ꯂꯩꯕ ꯀꯣꯂꯨꯞ ꯑꯣꯏꯌꯦꯕ ꯁꯥꯒꯩ ꯃꯣꯏ ꯕꯕꯥꯒꯤ ꯃꯆꯤꯟ ꯃꯅꯥꯎ ꯃꯔꯤ ꯃꯉꯥꯁꯦ ꯑꯩꯈꯣꯏ ꯁꯨꯃꯥꯡꯁꯦ ꯄꯨꯂꯞ ꯄꯨꯜꯂꯒ ꯃꯇꯝꯗꯨꯗ ꯀꯨꯏꯈ꯭ꯔꯕꯒꯤ ꯋꯥꯔꯤꯅꯤ ꯍꯧꯖꯤꯛ ꯏꯕꯦꯝꯃꯗꯨ ꯆꯍꯤ ꯃꯥ ꯃꯁꯥꯁꯦ ꯑꯩꯒ ꯂꯣꯡꯒꯥꯅꯤ ꯆꯞ ꯃꯥꯟꯅꯩ ꯑꯩꯒ ꯃꯥꯒ ꯆꯍꯤꯁꯦ ꯑꯗꯣ ꯃꯥꯅ ꯑꯩꯉꯣꯟꯗ ꯏꯃꯥꯟꯅꯕꯤ ꯀꯧꯋꯦꯀꯣ ꯏꯇꯥꯁꯨ ꯀꯧꯋꯦꯀꯣ ꯑꯗꯣ ꯃꯥꯁꯦ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯁꯤ ꯉꯁꯤꯗꯒꯤ ꯃꯥꯒꯤ ꯋꯥꯔꯤꯁꯦ ꯃꯥ ꯃꯁꯥ ꯍꯧꯖꯤꯛ ꯆꯍꯤꯒ 94 ꯆꯪꯉꯛꯑꯕꯅꯤꯅ 92 ꯑꯗꯨꯃꯥꯏꯅ ꯆꯪꯉꯛꯑꯕꯅꯤ나 ꯀꯨꯏꯔꯦꯗꯅ ꯋꯥꯔꯤꯁꯦꯀꯣ ꯑꯗꯣ ꯃꯇꯝꯗꯨꯗ ꯃꯣꯏꯒꯤꯁꯦ ꯑꯩꯈꯣꯏꯒꯤ ꯆꯦꯛꯀꯤ ꯌꯨꯝ ꯁꯥꯕꯁꯦ ꯃꯣꯏꯁꯦ ꯈꯔ ꯍꯥꯏꯗꯕ ꯃꯐꯝꯅꯤ ꯏꯝꯐꯥꯜ ꯑꯦꯔꯤꯌꯥꯗꯒꯤ ꯑꯗꯣ ꯏꯝꯐꯥꯜ ꯑꯦꯔꯤꯌꯥꯗꯒꯤ ꯈꯤꯇꯪ ꯍꯥꯏꯗꯕ ꯃꯐꯝꯗꯗꯤ ꯕꯤꯜꯗꯤꯡꯒ ꯀꯩꯒꯁꯦ ꯀꯌꯥ ꯂꯩꯅꯔꯝꯗꯕ ꯃꯇꯝꯅꯦꯕ ꯑꯗꯣ ꯃꯇꯝꯗꯨꯗ ꯃꯣꯏꯒꯤ ꯀꯣꯂꯨꯞꯁꯦ ꯑꯗꯨꯝ ꯆꯦꯛꯀꯤ ꯂꯣꯏꯅ ꯃꯊꯪ ꯀꯥꯁꯦ ꯂꯣꯏ ꯁꯥꯟꯅꯕ ꯃꯣꯏ ꯃꯈꯨꯔꯥ ꯃꯇꯣꯟ ꯃꯌꯥꯝꯁꯦ ꯀꯩꯒꯨꯝꯕ ꯍꯤꯔꯝ ꯑꯃꯃꯝꯗ ꯃꯃꯤꯡ ꯅꯥꯏꯅ ꯊꯕꯛ ꯆꯥꯎꯅ ꯇꯧꯅꯕ ꯑꯣꯏꯔꯣ ꯀꯔꯕꯥꯔ ꯇꯧꯔꯁꯨ ꯑꯗꯒꯤꯗꯤ ꯑꯗꯨꯃꯥꯏꯅ ꯃꯁꯛ ꯊꯣꯛꯄ ꯑꯃ ꯂꯣꯏ ꯑꯣꯏꯔꯒ ꯂꯩꯕ ꯃꯤꯅ ꯍꯦꯛ ꯆꯪꯕꯗ ꯀꯤꯅꯕ ꯑꯗꯩ ꯁꯨꯃꯥꯡꯒꯁꯦ ꯂꯣꯏꯅ ꯑꯩꯈꯣꯏꯒꯤ ꯑꯁꯇꯔꯒ ꯇꯧꯔꯒ ꯁꯪꯒꯣꯏ ꯂꯨꯀꯣꯏꯁꯦ ꯃꯊꯪ ꯀꯥ ꯁꯥꯔꯒ ꯌꯥꯝ ꯍꯦꯛ ꯌꯦꯡꯕꯗ ꯃꯤꯅ ꯆꯪꯕꯗ ꯀꯧꯇꯛ ꯆꯥꯅꯕ ꯀꯣꯂꯨꯞ ꯑꯣꯏꯅ ꯍꯧꯔꯛꯑꯦꯕ ꯃꯥꯁꯦ ꯑꯗꯣ ꯃꯥꯁꯦ ꯑꯃꯨꯛ ꯃꯁꯨ ꯃꯌꯥꯝꯗꯒꯤ ꯃꯣꯏꯒꯤ ꯃꯄꯨꯁꯤꯅ ꯃꯕꯣꯛꯁꯤꯅ ꯃꯥꯅ ꯈ꯭ꯋꯥꯏꯗꯒꯤ ꯑꯍꯜ ꯑꯣꯏꯕ ꯃꯣꯏ ꯕꯕꯥꯁꯤꯅ ꯃꯣꯏꯒꯤꯁꯦ ꯄꯤꯕꯥ ꯉꯥꯛꯇ ꯃꯣꯏ ꯕꯕꯥꯒꯤ ꯃꯆꯤꯟ ꯃꯅꯥꯎꯁꯦ 6 ꯅꯤꯉꯣꯜ ꯉꯥꯛꯇ 4 ꯑꯗꯨꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯥꯁꯤꯅ ꯑꯍꯥꯟꯕ ꯃꯁꯨ ꯑꯣꯏꯕꯀꯣ ꯑꯗꯨꯗꯨꯅ ꯑꯃꯨꯛ ꯃꯥꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯑꯃꯨꯛꯁꯨ ꯍꯦꯟꯅ ꯃꯄꯨ ꯃꯕꯣꯛ ꯂꯩꯔꯤꯕ ꯃꯈꯨꯔꯥ ꯃꯇꯣꯟ ꯃꯅꯦ ꯃꯌꯥꯝꯁꯤꯅ ꯌꯥꯝ ꯅꯨꯡꯁꯤꯕ ꯑꯉꯥꯡ ꯑꯣꯏꯕ ꯃꯌꯥꯝꯒꯤ ꯃꯤꯅꯨꯡꯁꯤꯁꯦ ꯌꯥꯝ ꯐꯪꯕ ꯊꯧꯖꯥꯜ ꯌꯥꯝ ꯐꯪꯕ ꯑꯉꯥꯡ ꯑꯣꯏꯔꯛꯑꯦꯕ ꯌꯥꯝ ꯂꯨꯅ ꯇꯧꯕꯁꯦ ꯃꯌꯥꯝꯁꯦ ꯑꯗꯩ ꯄꯤꯁꯛ ꯄꯤꯛꯉꯩꯗꯩ ꯍꯧꯅ ꯉꯧꯔꯣꯛ ꯉꯧꯔꯒ ꯑꯩꯈꯣꯏꯒꯤ ꯃꯁꯝꯁꯦ ꯖ꯭ꯋꯥꯏ ꯖ꯭ꯋꯥꯏ ꯇꯧꯔꯒ ꯑꯉꯥꯡꯒꯤ ꯌꯥꯝ ꯅꯨꯡꯁꯤꯕ ꯃꯃꯥꯏꯒ ꯇꯨꯝꯂꯞ ꯇꯧꯔꯒ ꯁꯥꯡꯂꯞ ꯇꯧꯔꯒ ꯑꯗꯨꯝꯕ ꯃꯈꯖꯥꯏꯒꯁꯦ ꯄꯣꯡꯉꯒ ꯑꯗꯨꯝꯕ ꯑꯉꯥꯡꯁꯦ ꯑꯣꯏꯔꯛꯄ ꯑꯃꯅꯁꯨ ꯃꯈꯖꯥꯏ ꯍꯦꯛꯇ ꯁꯤꯡꯅꯤꯡꯕꯗꯣ ꯎꯕꯗ ꯑꯩꯈꯣꯏꯒꯤ ꯃꯆꯤꯟꯗꯒ ꯁꯨꯃꯥꯏꯅ ꯍꯦꯛꯇ ꯄꯥꯏꯔ ꯂꯛꯅꯅꯤꯡꯕ ꯑꯗꯨꯝꯕ ꯑꯉꯥꯡꯁꯦ ꯑꯗꯨꯝ ꯑꯣꯏꯕ ꯃꯤꯅ ꯌꯦꯡꯅꯤꯡꯕ ꯃꯥꯏ ꯃꯁꯛꯁꯦ
ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯩ ꯍꯧꯅ ꯑꯗꯨꯝ ꯃꯤꯅ ꯌꯦꯡꯅꯤꯡꯕ ꯃꯁꯛꯁꯤ ꯑꯣꯏꯕ ꯑꯗꯩ ꯈꯒ ꯆꯥꯎꯔ ꯏꯟꯈꯠꯂꯒꯁꯨ ꯍꯦꯟꯅ ꯐꯖꯕꯁꯦ ꯍꯦꯟꯒꯠꯂꯛꯄ ꯃꯁꯝꯒꯁꯦ ꯃꯁꯝꯁꯦ ꯃꯁꯥꯒꯤ ꯐꯔꯒ ꯆꯞ ꯇꯤꯡꯉꯒ ꯑꯩꯈꯣꯏꯒꯤ ꯁꯥꯡꯒꯟꯕ ꯁꯝꯗꯥ ꯑꯣꯏꯕ ꯃꯥꯁꯦ ꯑꯗꯨꯃꯥꯏꯅ ꯖ꯭ꯋꯥꯏꯁꯦ ꯑꯗꯨꯝ ꯇꯥꯏ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯩ ꯃꯥꯗꯤ ꯃꯁꯝꯁꯦ ꯁꯥꯡꯁꯨ ꯁꯥꯡꯒꯟꯕ ꯃꯥꯏ ꯃꯁꯝꯁꯦ ꯑꯌꯥꯝꯕ ꯃꯇꯝꯗ ꯃꯥꯅ ꯄꯤꯁꯛ ꯄꯤꯛꯉꯩ ꯆꯍꯤ 4-5 ꯂꯨ ꯀꯣꯛꯈ꯭ꯔꯕ ꯃꯇꯨꯡꯁꯦ ꯁ꯭ꯋꯥꯏꯐꯥꯎꯁꯦ ꯌꯧꯔꯒ ꯑꯗꯨꯝ ꯖ꯭ꯋꯥꯏ ꯇꯥꯒꯟꯕ ꯑꯉꯥꯡꯁꯦ ꯑꯗꯨꯝ ꯑꯣꯏꯔꯛꯑꯦꯕ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯃꯥꯅꯒ ꯀ꯭ꯂꯥꯁ 3-4 ꯀꯥꯔꯛꯄꯁꯦ ꯁ꯭ꯀꯨꯜꯁꯤꯗ ꯌꯦꯡꯅꯕ ꯃꯥ ꯀꯥꯔꯛꯄꯁꯦ ꯑꯗꯩ ꯈꯔ ꯃꯥꯅꯒ ꯑꯗꯨꯝ ꯀ꯭ꯂꯥꯁ 5-6 ꯀꯥꯔꯛꯄꯁꯤꯗꯅ ꯑꯗꯨꯝ ꯃꯇꯝꯗꯨꯗ 8-9ꯒ ꯀꯥꯔꯝꯕꯁꯦ ꯁꯤꯁꯤꯅ ꯃꯥꯅ ꯁ꯭ꯀꯨꯜ ꯀꯥꯔꯛꯄ ꯍꯜꯂꯛꯄ ꯑꯗꯩ ꯍꯥꯞꯇ ꯃꯄꯥꯟ ꯊꯣꯛꯂꯛꯄꯁꯦ ꯕꯦꯂꯟꯗꯥꯗ ꯉꯥꯏꯔꯒ ꯅꯪ ꯆꯥꯎꯕ ꯉꯥꯏꯅꯤꯍꯦ ꯑꯩ ꯀꯥꯏꯅ ꯑꯗꯨꯃꯥꯏꯅ ꯑꯗꯩ ꯃꯉꯣꯟꯗꯒ ꯈꯤꯇꯪ ꯌꯦꯡꯈꯤꯕꯁꯦ ꯃꯗꯤ ꯁꯨꯡꯂꯩ ꯂꯩꯅꯗꯕ ꯃꯥ ꯂꯨꯝꯖꯕ ꯅꯨꯄꯥꯁꯤꯅꯒ ꯁꯥꯎꯕ ꯅꯪ ꯌꯦꯡꯉꯤꯗꯣ ꯀꯅꯥꯗꯅꯣ ꯃꯤ ꯆꯠꯄꯗ ꯍꯦꯛꯇ ꯑꯗꯨꯃꯥꯏꯅ ꯌꯦꯡ ꯌꯥꯕ꯭ꯔꯥ ꯀꯥꯏꯅꯀꯣ ꯈꯝꯕꯟꯕ ꯑꯗꯩ ꯀ꯭ꯂꯥꯁ 10 ꯐꯥꯎ ꯂꯩꯕ ꯁ꯭ꯀꯨꯜꯅꯦꯕ ꯃꯣꯏꯅ ꯇꯝꯃꯤꯁꯦ ꯑꯗ 10 ꯐꯥꯎꯒꯤ 10 ꯀꯥꯕ ꯑꯃꯁꯤꯅ ꯂꯨꯝꯃꯦꯗꯅꯀꯣ ꯏꯆꯟ ꯑꯩ ꯅꯪ ꯆꯥꯎꯕ ꯉꯥꯏꯅꯤꯀꯣ ꯒꯥꯏ ꯇꯧꯔꯒ ꯑꯗꯨꯒ ꯀꯩꯅꯣꯁꯤꯅꯅꯦ ꯈꯔ ꯂꯋꯥꯔ ꯀ꯭ꯂꯥꯁ 8-9ꯁꯤꯅ ꯃꯉꯣꯟꯗ ꯍꯥꯏꯐꯦꯠ ꯏꯟꯅꯕꯁꯦ ꯀꯩꯗꯧꯅꯣ ꯅꯣꯏ ꯑꯗ ꯍꯥꯏꯗꯣꯛꯎꯔ ꯑꯣꯖꯥꯗ ꯒꯥꯏꯅ ꯃꯥꯅ ꯑꯣꯏꯅ ꯗꯞꯀ ꯇꯧꯁꯟꯕ ꯑꯗꯩ ꯑꯗꯨꯃꯥꯏꯅ ꯃꯥ ꯀꯥꯔꯛꯄꯁꯦ ꯉꯥꯏꯔꯝꯕ ꯌꯦꯡꯉꯝꯕ ꯅꯨꯄꯥꯁꯦ ꯌꯥꯝ ꯌꯥꯝꯕ ꯍꯥꯏꯇꯥꯔꯦ ꯁ꯭ꯀꯨꯜꯁꯤꯗꯀꯣ ꯑꯗꯨꯃꯥꯏꯅ ꯍꯧꯔꯛꯑꯦꯕ ꯃꯥꯁꯦ ꯑꯗꯨꯒ ꯃꯣꯏ ꯏꯃꯨꯡꯒꯤ ꯐꯦꯃꯤꯂꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃꯅ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯃꯥꯒꯤ ꯃꯃꯥꯁꯤꯁꯨ ꯌꯥꯝ ꯂꯤꯡꯕ ꯀꯣꯂꯨꯞꯀꯤ ꯁꯥꯒꯩ ꯅꯤꯡꯉꯣꯜ ꯑꯣꯏꯕ ꯃꯣꯏꯁꯦ ꯃꯄꯥ ꯍꯣꯏꯔꯣꯝꯒꯤꯁꯨ ꯑꯗꯨ ꯑꯣꯏꯕ ꯑꯗꯨꯒ ꯃꯃꯥꯒ ꯃꯄꯥꯒꯁꯤꯗꯤ ꯌꯥꯝ ꯍꯟꯅꯕ ꯆꯍꯤ 30 ꯍꯟꯅꯕ ꯑꯗꯨꯒ ꯃꯃꯥꯁꯤꯅ ꯑꯃꯨꯛ ꯈ꯭ꯋꯥꯏꯗꯒꯤ ꯃꯣꯏꯒꯤ ꯀꯣꯂꯨꯞꯇꯨꯒꯤ ꯑꯣꯏꯅ ꯃꯆꯤꯟ ꯃꯅꯥꯎꯒꯤ ꯑꯣꯏꯅ ꯑꯇꯣꯝꯕꯤ ꯑꯣꯏꯕ ꯑꯗꯨꯅ ꯑꯇꯣꯝꯕꯤ ꯑꯣꯏꯕ ꯌꯥꯝ ꯀꯦꯑꯕ ꯑꯗꯩ ꯃꯄꯥꯁꯤꯅ ꯑꯃꯨꯛ ꯑꯍꯜ ꯑꯣꯏꯕꯩ ꯃꯆꯤꯟ ꯃꯅꯥꯎ ꯀꯩꯁꯦ ꯂꯣꯏꯅ ꯃꯥꯅ ꯀꯩꯅꯣ ꯇꯧꯕ ꯍꯥꯏꯇꯥꯔꯦꯅꯦ ꯄꯨꯕ ꯏꯃꯨꯡ ꯑꯍꯜ ꯂꯃꯟ ꯀꯩꯅꯣꯝ ꯊꯣꯛꯂꯛꯄꯗ ꯁꯤ ꯑꯅꯤꯁꯦ ꯑꯦꯗꯖꯁ ꯍꯩꯇ꯭ꯔꯦꯕ ꯑꯃꯁꯤꯅ ꯑꯃꯨꯛ ꯈ꯭ꯋꯥꯏꯗꯒꯤ ꯑꯉꯥꯡꯁꯨ ꯑꯣꯏꯔ ꯂꯥꯛꯄ ꯑꯇꯣꯟ ꯇꯥꯡꯁꯨ ꯑꯣꯏꯔꯛꯄ ꯑꯗꯨꯅ ꯁꯣꯝꯗ ꯃꯇꯩ ꯑꯍꯜꯒꯤ ꯔꯣꯜ ꯂꯧꯔꯒ ꯃꯌꯥꯝꯗꯣ ꯀꯣꯟꯁꯤꯟꯕ ꯇꯥꯁꯟꯕꯁꯦ ꯍꯩꯇ꯭ꯔꯦ ꯁꯤꯟꯕ ꯂꯥꯡꯕꯁꯦ ꯑꯗꯨꯒꯤ ꯃꯄꯥꯗꯨꯅ ꯅꯤꯡꯕꯗꯣ ꯊꯨꯡꯗ꯭ꯔꯃꯤꯅ ꯃꯃꯥꯗꯨꯅ ꯃꯄꯥꯗꯨꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕꯁꯦ ꯈꯪꯁꯨ ꯈꯪꯗ꯭ꯔꯦ ꯑꯗꯨꯒ ꯊꯨꯡꯅꯕꯁꯨ ꯇꯧꯕ ꯉꯝꯗ꯭ꯔꯦꯕ ꯃꯥꯅ ꯑꯗ ꯃꯄꯥꯗꯣ ꯁꯥꯎꯔꯦꯕ ꯑꯗꯨꯒꯤ ꯑꯗꯨꯝ ꯉꯪꯅꯕ ꯈꯠꯅꯕꯁꯦ ꯌꯥꯝ ꯇꯣꯏꯅ ꯊꯣꯛꯄ ꯑꯗꯩ ꯀꯩꯅꯣꯁꯤ ꯃꯃꯥꯁꯤꯅꯁꯨ ꯃꯥꯁꯦ ꯑꯩꯈꯣꯏꯒꯤ ꯅꯝꯗꯅ ꯂꯧꯔꯛꯈꯤꯕ ꯏꯀꯣꯏ ꯀꯣꯏꯅꯗꯅꯀꯣ ꯑꯗꯨꯝ ꯆꯤꯡꯉꯒ ꯄꯨꯔ ꯂꯥꯛꯄꯤꯈꯤꯕꯗꯣ ꯑꯣꯏꯕꯒꯤ ꯅꯪꯅ ꯅꯝꯗꯅ ꯑꯩꯁꯦ ꯂꯧꯔꯛꯈꯤꯕ ꯅꯠꯇ꯭ꯔꯥ ꯍꯦꯛ ꯍꯥꯏꯔꯒ ꯈꯨꯝꯅꯕ ꯈꯣꯠꯅꯕ ꯑꯗꯨꯝꯕꯒꯤ ꯁꯨꯝ ꯈꯠꯅꯕꯗꯒꯤ ꯑꯩꯈꯣꯏꯒꯤ ꯈꯤꯇꯪ ꯍꯦꯛ ꯇꯧꯕꯒ ꯑꯗꯨꯝ ꯃꯃꯥꯁꯤꯁꯨ ꯃꯄꯥꯝꯗ ꯍꯦꯛ ꯆꯠꯈꯤꯕ ꯐꯨꯕ ꯈꯣꯠꯄ ꯑꯃꯗꯨꯗꯤ ꯑꯍꯜ ꯑꯣꯏꯔꯛꯄꯒꯤ ꯋꯥꯔꯛ ꯆꯦꯜꯂꯛꯄ ꯑꯣꯏꯕ ꯑꯗꯣ ꯃꯉꯣꯟꯗꯗꯤ ꯑꯩꯈꯣꯏꯒꯤ ꯑꯣꯠ ꯅꯩꯕ ꯑꯣꯏꯅ ꯊꯣꯛꯑꯦꯗꯅ ꯃꯥꯏ ꯅꯨꯄꯤꯗꯨꯗꯗꯤꯀꯣ ꯑꯗꯨꯒꯤ ꯆꯠꯈꯤꯗꯅꯅꯦ ꯃꯥꯅ ꯏꯟꯈꯠꯂꯛꯄ ꯃꯥꯒꯤ ꯀ꯭ꯂꯥꯁ ꯃꯇꯝꯗꯣ ꯃꯥꯅ ꯀ꯭ꯂꯥꯁ 4 ꯀꯥꯏ ꯍꯥꯏꯌꯦꯕ ꯁꯤꯒꯤ ꯃꯇꯝꯁꯤꯗ ꯌꯥꯝ ꯑꯆꯧꯕ ꯃꯥꯏ ꯃꯃꯤꯠꯇ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛ ꯑꯃꯈꯛ ꯎꯈꯤꯕ ꯍꯥꯏꯇꯥꯔꯦ ꯃꯃꯥꯒꯤ ꯃꯄꯥꯝ ꯀꯣꯂꯨꯞꯁꯦ ꯂꯣꯏꯅ ꯂꯥꯛꯑꯒ ꯃꯣꯏꯒꯤ ꯅꯨꯄꯥ ꯃꯌꯨꯝꯒꯤ ꯁꯥꯒꯩ ꯃꯌꯥꯝꯁꯤꯒ ꯇꯧꯔꯒ ꯃꯣꯏꯒꯤ ꯁꯨꯃꯥꯡ ꯁꯪꯖꯥꯎ ꯆꯥꯎꯔꯕꯗꯣ ꯃꯤꯁꯤꯅ ꯄꯨꯔꯥ ꯂꯥꯝꯃ ꯏꯁꯩ ꯑꯃꯒꯤ ꯃꯤꯅꯦꯌꯦ ꯈꯠꯅꯕ ꯃꯃꯥꯒꯤ ꯑꯣꯟꯄꯣꯠ ꯂꯧ ꯂꯥꯛꯄ ꯈꯥꯏꯅꯔꯅꯦꯅ ꯑꯣꯟꯄꯣꯠ ꯂꯧꯕ ꯌꯥꯔꯣꯏ ꯑꯗꯨ ꯇꯧꯔꯗꯤ ꯑꯉꯥꯡ ꯄꯨꯈꯤꯅꯤ ꯄꯨꯕ ꯌꯥꯔꯣꯏꯅ ꯃꯨꯟꯅꯕ ꯆꯤꯡꯅꯕ ꯂꯥꯎꯅꯕ ꯍꯦꯛꯇ ꯈꯠꯅꯕꯁꯤꯗꯅꯦ ꯃꯥꯁꯦ ꯊꯛꯀꯠꯈꯤꯗꯅꯅꯦ ꯑꯉꯥꯡ ꯑꯣꯏꯅ ꯃꯥꯒꯤ ꯑꯍꯥꯟꯕ ꯈ꯭ꯋꯥꯏꯗꯒꯤ ꯀꯤ ꯇꯨꯖꯨꯡꯒꯣꯏꯕ ꯃꯉꯣꯟꯗ ꯅꯨꯡꯉꯥꯏꯈꯤꯗꯕꯁꯦ ꯑꯗꯨ ꯊꯧꯗꯣꯛꯇꯣ ꯑꯣꯏꯌꯦꯕ ꯑꯗꯨꯒ ꯑꯉꯥꯡ ꯑꯅꯤꯒꯁꯦ ꯍꯪꯅꯗꯅ ꯆꯤꯡꯅꯗꯅ ꯃꯨꯟꯅꯗꯅ ꯊꯝꯃꯝꯒꯅꯤ ꯑꯩꯈꯣꯏꯗ ꯅꯣꯏꯅ ꯄꯨꯕ ꯌꯥꯔꯣꯏ ꯑꯩꯈꯣꯏꯒꯤ ꯏꯅꯦꯅ ꯑꯗꯩ ꯊꯝꯃꯝꯕ ꯌꯥꯔꯣꯏ ꯅꯣꯏꯗ ꯂꯩꯍꯧꯕ ꯌꯥꯔꯣꯏ ꯑꯩꯈꯣꯏꯅ ꯄꯨꯅꯤ ꯑꯩꯈꯣꯏꯒꯤ ꯏꯆꯥ ꯅꯨꯄꯤꯅ ꯄꯣꯛꯄꯅꯤꯅ ꯃꯨꯟꯅꯕ ꯆꯤꯡꯅꯕ ꯃꯣꯏꯁꯦꯀꯣ ꯃꯈꯨꯠ ꯅꯥꯝ ꯄꯥꯏꯔꯒ ꯑꯗ ꯍꯪꯉꯦ ꯑꯉꯥꯡꯈꯩꯒꯤ ꯃꯆꯤꯟꯁꯦ ꯃꯣꯏ ꯃꯇꯝꯗꯨꯗ ꯃꯆꯤꯟ ꯃꯅꯥꯎ ꯃꯣꯏꯅꯤꯈꯛ ꯉꯥꯏꯔꯤꯕ ꯃꯕꯥꯅꯤ ꯃꯅꯥꯎꯄꯤꯒ ꯃꯥꯒꯗ ꯑꯗ ꯃꯥꯅ ꯑꯩꯗꯤ ꯕꯕꯥꯒ ꯂꯩꯍꯧꯅꯤ ꯍꯥꯏꯕꯀꯣ ꯑꯗꯩ ꯑꯇꯣꯝꯕꯤꯗꯨꯅ ꯑꯩꯗꯤ ꯏꯃꯥꯒ ꯆꯠꯀꯅꯤꯅ ꯑꯗꯨꯃꯥꯏꯅ ꯃꯕꯥꯏꯁꯦ ꯑꯃꯃꯝ ꯂꯧꯅꯔꯕ ꯑꯗ ꯃꯥꯁꯦ ꯃꯄꯨꯒ ꯃꯕꯣꯛꯀꯅ ꯅꯪ ꯍꯦꯛ ꯌꯦꯡꯉꯨ ꯅꯪ ꯑꯩꯈꯣꯏꯗ ꯂꯥꯛꯄꯗ ꯌꯦꯡꯉꯨ ꯅꯪ ꯅꯃꯥ ꯊꯤꯔꯛꯄ ꯌꯥꯔꯣꯏ ꯅꯪ ꯈꯨꯇꯣꯝꯕꯤꯒ ꯁꯤꯡꯉꯒ ꯃꯄꯥꯒ ꯂꯩꯍꯧꯒꯦ ꯍꯥꯏ ꯃꯄꯥꯅ ꯍꯦꯟꯅ ꯅꯨꯡꯁꯤꯅ ꯑꯗꯨꯃꯥꯏꯅꯒ ꯁꯥꯎꯔꯒ ꯆꯠꯈꯤ ꯍꯥꯏꯕ ꯃꯄꯨꯒ ꯃꯕꯣꯛꯀꯁꯦ ꯑꯗꯨꯒ ꯀꯩꯅꯣꯗꯨꯁꯨ ꯑꯩꯈꯣꯏꯒꯤ ꯃꯥꯁꯤꯅ ꯃꯄꯥ ꯃꯄꯥꯈꯛ ꯂꯩꯍꯧꯔꯃꯤꯅ ꯌꯥꯝ ꯑꯉꯥꯡ ꯑꯣꯏꯅ ꯃꯄꯥꯗꯨꯗꯤ ꯃꯥꯒꯤ ꯊꯕꯛ ꯆꯠꯄ ꯈꯣꯠꯄ ꯇꯧꯗꯣꯏꯃꯤꯅ ꯆꯥꯛ ꯊꯣꯡꯕ ꯑꯗꯩ ꯀꯣꯜ ꯂꯤꯛ ꯐꯦꯡꯕ ꯏꯃꯨꯡ ꯃꯅꯨꯡ ꯁꯤꯠꯆꯟ ꯇꯥꯁꯟꯕ ꯙꯨꯞ ꯊꯥꯡꯃꯩ ꯀꯠꯄ ꯃꯥꯗꯤ ꯂꯣꯏ ꯇꯧꯈ꯭ꯔꯦꯕ ꯌꯥꯝ ꯑꯉꯥꯡ ꯑꯣꯏꯅ ꯃꯥꯁꯦ ꯄꯨꯈ꯭ꯔꯦꯕ ꯑꯗꯒꯤ ꯑꯃꯨꯛ ꯀꯩꯅꯣꯁꯦ ꯈꯔ ꯂꯩꯔꯒ ꯃꯥꯁꯤ ꯑꯩꯈꯣꯏꯒꯤ ꯃꯄꯥꯁꯤꯗꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯃꯊ꯭ꯋꯥꯏꯗ ꯃꯃꯥꯁꯦ ꯀꯥꯏꯅꯔꯛꯄꯒꯤ ꯏꯃꯨꯡ ꯀꯥꯏꯅꯔꯛꯄꯒꯤꯀꯣ ꯀꯣꯂꯨꯞꯁꯤꯗ ꯃꯥꯒꯤꯗꯤ ꯂꯣꯏꯅꯃꯛ ꯐꯦꯃꯤꯂꯤ ꯂꯩꯅꯔꯒ ꯃꯥꯒꯤ ꯑꯗꯨꯃꯥꯏꯅ ꯀꯥꯏꯔ ꯃꯆꯥꯅꯨꯄꯤ ꯄꯤꯛꯈ꯭ꯔꯕꯗꯨꯅꯒ ꯁ꯭ꯀꯨꯜ ꯅꯪꯅꯕ ꯆꯥꯛꯀ ꯊꯣꯡꯉꯒ ꯃꯥꯒꯤꯅꯦꯅꯒ ꯑꯣꯐꯤꯁ ꯅꯪꯅꯕ ꯊꯥꯡꯗꯣꯔꯛꯄꯗ ꯑꯗꯨꯝ ꯃꯄꯥꯁꯤꯁꯨ ꯃꯊꯟꯇ ꯄꯤꯁꯦ ꯈꯥꯡ ꯉꯝꯗꯕ ꯍꯥꯏꯇꯥꯔꯦ ꯃꯆꯥꯗꯨꯅꯒ ꯇꯨꯂꯁꯤꯕꯣꯡ ꯃꯀꯣꯏꯗꯣ ꯃꯤꯒꯤꯁꯨ ꯊꯪꯅꯕ ꯃꯆꯤꯟ ꯃꯅꯥꯎ ꯃꯌꯥꯝꯗꯣ ꯂꯣꯏꯅꯃꯛ ꯀꯠꯅꯕꯅꯤꯅ ꯃꯥꯁꯨ ꯃꯆꯥꯅꯨꯄꯤꯗꯨꯅ ꯍꯣꯕꯦ ꯍꯣꯕꯦ ꯅꯨꯔꯥꯒ ꯄꯨꯊꯣꯛꯑꯒ ꯀꯩꯅꯣꯒ ꯑꯩꯈꯣꯏꯒꯤ ꯄꯨꯊꯣꯛꯑꯒ ꯋꯥꯏꯒ ꯇꯩꯔꯒ ꯙꯨꯞꯀ ꯊꯥꯗꯅ
ꯃꯆꯥꯗꯨꯅ ꯉꯟꯇꯥꯒ ꯍꯧꯒꯠꯂ ꯄꯨꯔꯥ ꯃꯧ ꯑꯅꯧꯕꯤ ꯑꯃꯗꯧꯅ ꯃꯃꯥꯅ ꯇꯧꯔꯛꯄ ꯊꯕꯛ ꯃꯌꯥꯝꯗꯨ ꯂꯣꯏ ꯇꯧꯔꯛꯄꯗꯨꯗꯀꯣ ꯃꯄꯥꯗꯣ ꯉꯛꯄ ꯍꯥꯏꯇꯥꯔꯦꯅꯦ ꯑꯉꯥꯡ ꯑꯃ ꯑꯣꯏꯔꯗꯤ ꯍꯩꯇꯦꯅ ꯑꯗꯨꯝ ꯂꯩꯔꯗꯧꯅꯤꯗꯅ ꯃꯥꯅꯒ ꯂꯣꯏ ꯇꯧꯈꯤꯕꯗꯩ ꯍꯜꯂꯛꯄꯗꯒꯁꯦ ꯆꯥꯛꯀ ꯂꯣꯏ ꯂꯣꯏꯔꯝꯕ ꯕꯕꯥ ꯆꯥꯛ ꯊꯥꯡꯗꯣꯔꯛꯀꯦꯒ ꯊꯥꯡꯗꯣꯔꯛꯄ ꯑꯗꯨꯃꯥꯏꯅ ꯄꯨꯟꯁꯤꯁꯦ ꯐꯅꯌꯥꯝꯅ ꯊꯕꯛ ꯆꯥꯎꯅ ꯇꯧꯖꯅꯨ ꯄꯩꯁꯥ ꯐꯅꯌꯥꯝ ꯄꯥꯏꯖꯅꯨ ꯏꯃꯨꯡ ꯃꯅꯨꯡ ꯁꯦꯠꯅ ꯈꯥꯏꯅꯔꯕꯗ ꯀꯩꯁꯨ ꯅꯨꯡꯉꯥꯏꯐꯝ ꯈꯪꯗꯕꯗꯣ ꯑꯗꯣ ꯃꯆꯥꯅꯨꯄꯤ ꯑꯇꯣꯝꯕꯤꯗꯨꯁꯨ ꯌꯥꯝ ꯎꯅꯤꯡꯉꯛꯄ ꯑꯗꯩ ꯑꯁꯣꯝꯗꯁꯨ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯃꯃꯥꯗꯨꯁꯨ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯅ ꯉꯥꯛꯇꯪꯒꯤꯗꯤ ꯃꯥꯅ ꯑꯗꯨꯃꯥꯏꯅ ꯐꯨ ꯌꯥꯕ꯭ꯔꯥ ꯑꯗꯨꯃꯥꯏꯅ ꯉꯥꯡ ꯌꯥꯕ꯭ꯔꯥ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯩꯔꯤꯁꯤꯗꯤꯅ ꯃꯕꯨꯡ ꯃꯧꯄ꯭ꯋꯥ ꯃꯈꯨꯔꯥ ꯃꯇꯣꯟ ꯁꯥꯒꯩ ꯅꯥꯇꯩ ꯃꯆꯦ ꯃꯅꯦꯝ ꯃꯗꯣꯝꯆꯥ ꯃꯄꯤ ꯂꯣꯏꯅꯃꯛꯅ ꯇꯤꯡꯉꯝꯕ ꯑꯗꯣ ꯃꯥꯒꯤ ꯏꯃꯨꯡ ꯑꯃ ꯂꯩꯅꯈꯤꯕꯅꯤꯅ ꯃꯉꯣꯟꯗꯁꯨ ꯅꯨꯡꯉꯥꯏꯔꯛꯇꯕ ꯃꯥꯒꯤ ꯏꯃꯨꯡꯗꯣ ꯀꯥꯏꯔꯛꯄꯩ ꯃꯆꯥꯅꯨꯄꯤ ꯎꯅꯤꯡꯉꯛꯄ ꯑꯗꯩ ꯏꯃꯨꯡꯗꯣ ꯀꯃꯥꯏꯅ ꯇꯧꯔꯝꯒꯗꯒꯦꯗꯤ ꯍꯜꯂꯛꯑ ꯂꯩꯔꯝꯃꯤꯅ ꯏꯇꯨꯛ ꯇꯨꯛꯊꯕ ꯃꯄꯥꯟ ꯊꯣꯛꯄ ꯉꯝꯗꯕ ꯑꯗꯨꯒꯤ ꯃꯥꯁꯨ ꯑꯗꯨꯝ ꯑꯋꯥꯠꯄꯗꯣ ꯂꯩꯔꯒ ꯂꯩꯅꯔꯦꯗꯅ ꯑꯗ ꯍꯧꯖꯤꯛꯀꯤ ꯃꯆꯥꯅꯨꯄꯤꯁꯤꯅ ꯑꯩ ꯏꯃꯥꯒꯤ ꯃꯅꯥꯛꯇ ꯃꯇꯝ ꯈꯔ ꯂꯩꯔꯨꯒꯦ ꯑꯦꯛꯖꯥꯝꯁꯨ ꯂꯣꯏꯔꯕꯅꯤꯅ ꯕꯕꯥ ꯍꯥꯏꯕꯁꯤꯗ ꯃꯄꯥꯅꯁꯨ ꯍꯣꯏ ꯆꯠꯂꯣꯅ ꯊꯥꯕ ꯃꯥꯅ ꯑꯆꯥꯄꯣꯠꯀꯁꯨ ꯃꯌꯥꯝ ꯄꯨꯔꯒ ꯃꯅꯥꯎꯄꯤ ꯃꯕꯥꯅꯤ ꯆꯥꯃꯤꯟꯅꯗꯣꯏꯅꯤ ꯃꯃꯥ ꯄꯤꯖꯗꯣꯏꯅꯦꯅ ꯀꯨꯏꯅ ꯎꯅꯔꯨꯗ꯭ꯔꯕꯅꯤꯅ ꯆꯠꯂꯦ ꯃꯇꯝ ꯈꯔ ꯂꯩꯌꯦꯕ ꯃꯥꯁꯦ ꯃꯣꯏꯗ ꯆꯥꯃꯤꯟꯅ ꯍꯛꯃꯤꯟꯅꯗꯅ ꯃꯆꯥꯅꯨꯄꯤꯗꯣ ꯂꯥꯛꯄꯗ ꯍꯔꯥꯎꯗꯅ ꯑꯗꯩ ꯆꯥꯛꯅ ꯀꯅꯥ ꯊꯣꯡꯉꯤ ꯏꯟꯖꯥꯡꯅ ꯀꯅꯥ ꯊꯣꯡꯉꯤ ꯍꯪꯗꯅ ꯑꯩꯅ ꯂꯣꯏ ꯊꯣꯡꯉꯤ ꯍꯩꯕ꯭ꯔꯥ ꯑꯗꯨꯗꯤ ꯀꯥꯏꯅ ꯉꯥꯏꯍꯥꯛ ꯑꯋꯥ ꯑꯅꯥꯗꯣ ꯀꯥꯎꯃꯤꯟꯅꯕ ꯑꯗꯨꯒ ꯅꯣꯡꯃ ꯑꯩꯈꯣꯏ ꯃꯅꯥꯎꯄꯤꯒ ꯃꯥꯒꯁꯦ ꯀꯩꯅꯣꯝ ꯁꯥꯟꯅꯄꯣꯠ ꯁꯥꯟꯅꯕꯗ ꯑꯉꯥꯡꯅꯤꯅ ꯈꯟꯅꯔꯛꯄ ꯂꯥꯏ ꯇꯤꯚꯤꯁꯤ ꯁꯤ ꯑꯩꯒꯤꯅꯦꯅ ꯃꯨꯟꯅꯔꯛꯄ ꯑꯗ ꯃꯥꯁꯤꯅ ꯀꯞꯄ ꯑꯗꯨꯅꯦ ꯇꯥꯟꯖꯥꯁꯤꯗ ꯃꯥꯒꯤ ꯃꯅꯦꯁꯤꯁꯨ ꯃꯅꯦꯗꯤ ꯃꯄꯥꯒꯤ ꯃꯆꯟꯅꯨꯄꯤ ꯑꯃ ꯑꯉꯥꯡꯗꯣ ꯀꯨꯏꯔ ꯆꯠꯈꯤꯕ ꯀꯃꯥꯏꯅ ꯂꯩꯔꯤꯗꯒꯦ ꯑꯉꯥꯡꯗꯣꯅ ꯌꯦꯡꯕꯁꯨ ꯂꯥꯛꯄ ꯃꯅꯝ ꯑꯁꯤꯁꯨ ꯌꯥꯔꯗꯤ ꯈꯤꯇꯪ ꯍꯟꯊꯔꯕ꯭ꯔꯅ ꯀꯧꯕꯁꯨ ꯂꯥꯛꯄ ꯑꯉꯥꯡꯗꯨꯒ ꯃꯅꯝ ꯑꯗꯨꯒꯗꯤ ꯌꯥꯔꯒꯗꯤ ꯄꯨꯈꯤꯒꯦ ꯀꯥꯏꯅꯀꯣ ꯑꯗꯨꯃꯥꯏꯅ ꯍꯦꯛ ꯂꯥꯛꯄꯒꯤ ꯍꯦꯛ ꯆꯪꯉꯛꯄꯗꯣ ꯑꯗꯨꯒ ꯁꯣꯝꯗꯅ ꯀꯞꯄꯦꯅ ꯃꯄꯨꯁꯤꯅ ꯃꯥꯁꯦ ꯉꯋꯥꯏ ꯃꯃꯥꯏ ꯃꯅꯥꯛꯇ ꯂꯩꯍꯧꯕꯒꯤ ꯀꯌꯥ ꯅꯨꯡꯁꯤꯗꯦꯕ ꯀꯞꯀꯅꯨ ꯇꯥꯅꯤꯡꯗꯦ ꯀꯔꯤ ꯃꯣꯏ ꯁꯥꯒꯩꯒꯁꯦ ꯋꯥꯔꯤ ꯑꯃꯅꯤ ꯈꯥꯡꯉꯦꯝꯕꯝ ꯍꯥꯏꯔꯁꯨ ꯅꯣꯏ ꯈꯥꯡꯉꯦꯝꯕꯝ ꯀꯞꯐꯝ ꯅꯠꯇꯦ ꯁꯤ ꯅꯣꯏ ꯈꯥꯡꯉꯦꯝꯕꯝꯒꯤ ꯁꯨꯃꯥꯡ ꯅꯠꯇꯦ ꯀꯞꯀꯅꯨꯒ ꯍꯥꯏꯔꯒ ꯍꯦꯛꯇ ꯀꯥꯎꯊꯔꯛꯄꯅꯦꯌꯦꯀꯣ ꯃꯅꯪꯒꯟꯁꯤꯗ ꯃꯄꯨꯁꯤꯅꯀꯣ ꯑꯗꯨꯒꯤ ꯁꯦꯝ ꯇꯥꯟꯖꯥꯃꯛꯇꯨꯗ ꯃꯅꯦꯁꯤ ꯆꯪꯉꯛꯄ ꯎꯍꯧꯔꯕ ꯃꯅꯦꯁꯤꯅ ꯑꯗꯩꯗꯤ ꯍꯦꯛꯇ ꯈꯠꯅꯕꯗ ꯃꯅꯦꯁꯤꯒ ꯃꯄꯨꯁꯤꯒꯀꯣ ꯃꯅꯦꯁꯤꯅ ꯍꯦꯛꯇ ꯃꯣꯏꯒꯤ ꯃꯌꯨꯝꯒꯤ ꯃꯤ ꯃꯌꯥꯝꯁꯦ ꯀꯩꯅꯣ ꯇꯧꯔꯒ ꯃꯥꯒ ꯑꯉꯥꯡ ꯑꯃꯒ ꯂꯥꯛꯁꯥꯅꯤ ꯃꯅꯦꯁꯤꯒꯀꯣ ꯑꯗꯨꯒꯗꯤ ꯒꯥꯔꯤ ꯃꯆꯥ ꯊꯧꯕ ꯑꯉꯥꯡꯁꯤ ꯊꯥꯈ꯭ꯔꯒ ꯆꯠꯂꯣ ꯌꯥꯝ ꯊꯨꯅ ꯃꯣꯏꯁꯤ ꯅꯛꯅꯩꯕ ꯀꯩꯁꯨ ꯌꯥꯝ ꯂꯥꯞꯅꯕ ꯅꯠꯇꯦꯕ ꯌꯥꯝ ꯊꯨꯅ ꯂꯥꯛꯑꯣꯌꯨ ꯃꯇꯝꯗꯨꯗꯗꯤ ꯐꯣꯟꯒ ꯀꯩꯅꯣ ꯂꯩꯕ ꯃꯇꯝ ꯅꯠꯇ꯭ꯔꯤꯕ ꯆꯠꯂꯣ ꯌꯥꯝ ꯊꯨꯅ ꯂꯥꯛꯑꯣꯌꯨ ꯑꯉꯥꯡꯁꯤꯕꯨ ꯁꯨꯃꯥꯏꯅ ꯀꯥꯎꯕ ꯎꯁꯤꯠꯇꯕ ꯑꯩꯈꯣꯏ ꯁꯥꯒꯩ ꯄꯟꯕꯅ ꯃꯅꯦꯁꯤꯒ ꯃꯄꯨꯁꯤꯒ ꯈꯠꯅꯔꯦ ꯑꯗꯨꯒꯗꯤ ꯃꯣꯏꯒꯤ ꯃꯤꯁꯨ ꯃꯌꯥꯝ ꯂꯥꯛꯑꯦ ꯑꯃꯨꯛꯁꯨ ꯈꯠꯅꯕꯒꯤ ꯊꯧꯗꯣꯛꯁꯦ ꯑꯃꯨꯛ ꯊꯣꯛꯑꯔꯦꯕ ꯃꯣꯏꯒꯤ ꯃꯃꯥꯏ ꯃꯄꯥꯝꯁꯤꯗ ꯑꯗꯨꯒ ꯃꯥꯁꯦ ꯄꯨꯔ ꯆꯠꯂꯦꯕ ꯑꯗꯩ ꯈꯔ ꯂꯩꯔꯒꯗꯤ ꯃꯃꯥꯗꯨꯁꯨ ꯁꯨꯝ ꯅꯨꯡꯉꯥꯏꯔꯛꯇꯗꯅ ꯌꯨꯝ ꯀꯥꯏꯕꯗꯣ ꯁꯨꯝ ꯅꯨꯡꯉꯥꯏꯔꯛꯇꯗꯅ ꯁꯨꯝ ꯑꯁꯥꯎꯕꯁꯨ ꯂꯣꯏ ꯍꯟꯊꯈ꯭ꯔꯒ ꯃꯄꯥꯁꯤꯁꯨ ꯂꯣꯏ ꯍꯟꯊꯈ꯭ꯔꯒ ꯑꯗꯨꯃꯥꯏꯅ ꯃꯃꯥꯁꯤꯃꯨꯛ ꯂꯧꯁꯜꯂ ꯍꯟꯖꯟꯅꯔꯦꯕ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯣꯏ ꯃꯆꯤꯟ ꯃꯅꯥꯎ ꯃꯊꯪ ꯃꯊꯪ ꯑꯃꯨꯛ ꯑꯍꯨꯝ ꯃꯔꯤ ꯄꯣꯛꯑꯦꯀꯣ ꯑꯗꯨꯗꯒꯤꯗꯤ ꯑꯗꯨꯝ ꯃꯃꯥꯁꯨ ꯃꯥꯅ ꯍꯟꯊꯒꯖꯕ ꯖꯒꯥ ꯈꯥꯏꯅꯕꯁꯦ ꯇꯟꯕꯒꯤ ꯈꯪꯉꯦ ꯃꯄꯥꯁꯨ ꯅꯨꯄꯤ ꯑꯃꯗ ꯇꯧꯒꯗꯕ ꯇꯧꯔꯣꯏꯗꯕ ꯉꯥꯡꯒꯗꯕ ꯉꯥꯡꯉꯣꯏꯗꯕ ꯍꯥꯏꯕ ꯖꯒꯥ ꯃꯄꯥꯁꯨ ꯍꯟꯊꯔꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯌꯨꯝꯁꯦ ꯑꯗꯨꯝ ꯐꯖꯅ ꯄꯥꯟꯃꯤꯟꯅꯈ꯭ꯔꯦꯕ ꯑꯗꯣ ꯃꯣꯏꯒꯤ ꯍꯤꯡꯒꯣꯜꯁꯦ ꯌꯥꯝ ꯆꯥꯎ ꯍꯤꯡꯒꯣꯜꯁꯦ ꯏꯁꯤꯡꯁꯦ ꯁꯣꯛꯑ ꯆꯥꯏꯕ ꯃꯥꯁꯦ ꯇꯦꯛꯁꯤꯁꯤꯅ ꯏꯁꯤꯡꯁꯦ ꯌꯥꯝ ꯁꯣꯛꯑꯦ ꯍꯩꯌꯦ ꯑꯗꯩꯗꯤ ꯃꯥꯅ ꯀ꯭ꯂꯥꯁ 9 ꯀꯥꯈꯠꯂꯛꯑꯦꯀꯣ ꯃꯇꯝꯁꯤꯗ 9, 10 ꯁ꯭ꯋꯥꯏꯁꯦ ꯑꯁ ꯍꯦꯛꯇꯅꯦ ꯍꯧꯔꯦ ꯃꯉꯣꯟꯗ ꯅꯨꯄꯥ ꯇꯥꯟꯅꯕ ꯏꯟꯅꯕ ꯊꯪꯅꯕ ꯂꯩꯀꯥꯏꯒꯤ ꯅꯨꯄꯥ ꯊꯪꯅꯕ ꯈꯨꯟꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯨꯒꯤ ꯅꯨꯄꯥ ꯅꯨꯡꯗꯥꯡꯋꯥꯏꯔꯝꯁꯦ ꯁꯥꯏꯀꯜꯗ ꯒꯥꯔꯤ ꯃꯆꯥꯗ ꯃꯣꯏꯒꯤ ꯃꯥꯏꯀꯩꯁꯤꯗ ꯇꯥꯟꯅꯕꯁꯦ ꯍꯧꯔꯦ ꯀ꯭ꯂꯥꯁ 8 ꯐꯥꯎꯗꯤ ꯑꯉꯥꯡꯅꯦ ꯂꯩꯔꯝꯃꯦꯕ ꯐꯖꯔꯒꯁꯨ ꯑꯗꯨꯒ 9, 10ꯗꯩꯗꯤ ꯄꯨꯔꯥ ꯑꯗꯨ ꯅꯨꯄꯤꯗꯣ ꯐꯖꯩ ꯑꯗꯨ ꯁ꯭ꯀꯨꯜꯗꯨꯗ ꯇꯝꯕ ꯑꯗꯨ ꯂꯩꯀꯥꯏꯒꯤ ꯑꯗꯨ ꯅꯨꯄꯤꯗꯣ ꯐꯖꯩꯅ ꯁꯨꯃꯥꯏꯅ ꯃꯥꯏꯀꯩꯒꯤ ꯂꯣꯏ ꯂꯩꯅꯕꯅꯦꯕ ꯈꯔ ꯍꯥꯏꯗꯕ ꯂꯝꯁꯤꯡꯗꯅꯦ ꯑꯁ ꯑꯗꯨ ꯅꯨꯄꯤꯗꯣ ꯐꯖꯩ ꯍꯥꯏꯕꯁꯦ ꯃꯥꯏꯀꯩꯗꯨꯃ ꯈꯪꯒꯅꯦꯕ ꯌꯥꯏꯔꯤꯄꯣꯛꯇ ꯃꯁꯛ ꯐꯖꯕ ꯅꯨꯄꯤꯁꯦ ꯑꯁ ꯑꯗꯨ ꯁ꯭ꯀꯨꯜꯗꯨꯗ ꯇꯝꯕ ꯌꯥꯏꯄꯣꯛꯀꯤ ꯑꯗꯨ ꯂꯩꯀꯥꯏꯒꯤ ꯅꯨꯄꯤꯗꯣ ꯐꯖꯕꯅꯦꯁꯦ ꯌꯥꯏꯄꯣꯛ ꯃꯥꯏꯀꯩꯒꯤ ꯄꯥꯈꯪꯒꯩ ꯈꯪꯒꯅꯦꯕ ꯑꯗꯨꯃꯥꯏꯅ ꯃꯥꯁꯨ ꯌꯦꯡꯕ ꯂꯥꯛꯅꯗꯣꯏꯅꯦ ꯍꯪꯒꯠ ꯍꯟꯇꯥ ꯊꯧ ꯁꯥꯟꯅꯗꯣꯏꯅꯦꯀꯣ ꯑꯗꯩ ꯅꯨꯡꯗꯥꯡꯋꯥꯏꯔꯝꯁꯦ ꯃꯥꯁꯦ ꯏꯁꯤꯡ ꯁꯣꯛꯑꯦꯕ ꯇꯦꯛꯁꯤꯗꯀꯣ ꯁꯤꯁꯦ ꯃꯃꯥꯟꯅꯕꯤꯒ ꯃꯣꯏ ꯃꯌꯥꯝꯁꯦ ꯑꯁ ꯍꯦꯛꯇ ꯃꯥꯁꯦ ꯌꯦꯡꯅꯕꯗ ꯇꯥꯟꯅꯕꯗ ꯃꯇꯝꯗꯨꯗ ꯃꯉꯣꯟꯗ ꯇꯥꯟꯅꯕꯗꯀꯣ ꯍꯧꯖꯤꯛ ꯃꯇꯝ ꯑꯃꯒꯤ ꯃꯅꯤꯄꯨꯔꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯐꯥꯎꯕ ꯏꯁꯩ ꯁꯛꯄ ꯅꯨꯄꯥ ꯑꯃꯁꯨ ꯌꯥꯎꯋꯦꯕ ꯑꯁ ꯃꯥꯁꯨ ꯇꯥꯟꯅꯗꯣꯏꯅꯦ ꯃꯣꯏ ꯃꯌꯥꯝꯁꯦ ꯂꯥꯛꯁꯟꯗꯅ ꯄꯨꯈ꯭ꯔꯤ ꯃꯄꯥꯟꯗ ꯐꯝꯗꯅ ꯑꯗꯩꯗꯤ ꯑꯋꯥꯕꯝꯅꯦ ꯍꯥꯏꯌꯦ ꯃꯥꯁꯦꯀꯣ ꯆꯤꯊꯤꯁꯤꯅꯅꯦ ꯇꯦꯛꯁꯤꯗꯒ ꯇꯛꯂꯥꯎ ꯊꯥꯗꯔꯝꯗꯣꯏꯅꯦꯀꯣ ꯑꯗꯩ ꯑꯃꯨꯛ ꯑꯗꯨꯃꯥꯏꯅ ꯃꯥꯅ ꯅꯨꯄꯥ ꯊꯝꯈꯩꯔꯣꯏꯅ ꯑꯝꯇ ꯌꯥꯖꯗꯕ ꯑꯗꯨꯒꯗꯤ ꯅꯨꯄꯥ ꯑꯃꯈꯛ ꯃꯥꯁꯦ ꯕꯁꯇ ꯎꯈꯤꯕ ꯃꯣꯏ ꯑꯗꯣꯝꯒꯤ ꯃꯥꯏꯀꯩꯒꯤ ꯀꯩꯊꯦꯜꯗ ꯊꯣꯛꯄ ꯀꯩꯊꯦꯜ ꯊꯣꯛꯄꯗ ꯃꯃꯥꯟꯅꯕꯤ ꯃꯌꯥꯝꯒꯗ ꯕꯁ ꯃꯅꯨꯡꯗꯒꯤ ꯅꯨꯄꯥ ꯑꯃꯈꯛꯅ ꯃꯥꯁꯦ ꯎꯈꯤꯕ ꯅꯨꯄꯥꯁꯤꯅ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯃꯇꯝꯗꯨꯗ ꯃꯣꯏꯅ ꯀꯩꯅꯣ ꯀꯥꯔꯛꯄ ꯃꯇꯝ
10 khak karakpa matamjida hojiki hairiba nupajidi graduation loraga thoklaba nupaneba mapal lamda tamuba moisu yam maikai romduda yam ina khunba oiba moi maikai pulleba aduga admaina oiba adu nupase aduna maje mapandaga leirubai setpa saba masu loi haiba wang sawa masak phajaba yam nanba oiba masu ina khunba masaga oirabanina ko adaidi majinane bus sida ugibadagi koigi line chenba sida oibanina kumhaubasu yadagum taw khamo haibasu nangomdagum taw ngak mi kumbai khamingaida aduga salauraga bus salau thoraga mana ngaugiba masakse asa aduga mayum yauraga mana magi bike se mamana bagai ka tora thoraga adu ai kaino sida atom thau sanaraba swaida lephobani swaida lephobani na aduda thamuk admai thau sanabasida phangdreba nupise adu yam thajadana nongma moijina matamjida leline je thongnaraba ada leline tholakpasida moije PCO da phone tawgena machi em khaki phone tawgena machi ji PCO manak se changiba manungda bot saraga tawnaidana changada majina PCO makong je lepa lehawba ada kuina thirakpa nupa aduna kai je thorakpada pa launa uraba as aina thirakpa mido leirena haraudana nupa je jarga mai manak se khamjalaga nang kai de no kai maming nang ming kai kawi ai nang thirakpa yang kuide no bas sa ugibdai na harga kai no ne jin ba ngawbra ne na kudak tai oi adai masi adu tholaga moide dum chatlaba adum tanaraga leiraba ming haramo nang leipam hairamo na sukum kumdaba moina da masi adu yam ngang oidi ko yaroi chalo chalo noi kana tawba da moina hangal da thoro da moigi mayum je khangaurebako ko adai dum nupa je lakhre ayukki nungdangi adum laga gai jan jan thoro manaba mai mangaga gari ani da laga thau sana khamaga adumai mathau oigre aduga mamanabi mayam ji magi school taminabaga kai school karakpa je mana ngairani innarani school gi ges ngairani adai school thokle ngairani admaina nungdaram phange morom da ngairani toka mamanabi mayam ji mana loi masak se khangdu eba school la lakota cha pose hekta koigi les kumba sangba je pareng thattabida leire edana aduga pulap piram doiba madi masagi kya sawina kainoju cha pose dum kun kunthra oibada dum yam chawredana koigi kainogi rambo je khawa chawbose sidaga pai ngamdaga pirakpa cha pose adai mamanabi mayam je mangak taga smai yale ko les pikese hekta mana leiba cha pose nomogi sabada mamanabi ge je changamna dabni adai di ta pirakpa mayam je ko mamanabi ge na adu chaningi habje masaga di pause wari chukcha chanaba nate ko mamanabi ge ji da mana piraktana mamanabi no se loi yare eba mangonda adai di yaro mayam sangdana nang so apam di bona de atai nu pana tana bajiga mana tana bajiga atai nu pana magi kutana do yaw ngamdaba tai duna dum nini marhum ni marak ngak la amaga tana banga mamanabi da phatka harakpa adumaina makti labor paisa thada da man hekta rei bije thada gram neba ta matam dei kai dei adai di kainoga si adumai toroga mana paisa je hundok mandana ne majana nungai raktreba ko pamu pirakpado imanabi mayamjana loi chathok leire na makhalakpa neba ada mana nungai tadana mamanabi mayamna takmanbaga khotpaga nang asu yam nusiba jibuna toroga mana yareba yabadai di adum nganga wai sana ba school lakpada ngaktanga saba thawaina gadi thoga unadana khotana admai di tawdeba ngang ni na ko de moju sagai na tai do mabung pa kaino me makura maton me amarakta ma jam chek sanna leibanina admaina oireeba aduga magi bu ngaktang lakpa moi sorong pan da mana ising jokpa ngak yengna ba ngang nongmina ba sapo piramba adu khaktana ya jare no pas adai di kaino je mana koigi class 10 kaino kakhalakpagi matam loirakpa matam haidare adu moigi lekai gi mabung thokpamna ne ma je sum yengba mani sing chokpa khotpa je nongma hairi haiba nang miss thokera nang tani yam phajani akhoi gi maikai lam ju maming chatoini aduna thokera na haibsida majina yaroida khoi baba ai kaka ai na hairamba ko aduga di mana mama da haireba mama na nang bu thokning barane haiba ko ima ai thokri thokning haiba adu hoi du di tho na pa do na khrawai ai ngangnarakiana amai ngangnare aduga maje form lawre men jale ji mabung thokpuna loi chenbire adai moigi kaino amaga koigi moi chagai ji mabung thokpa amaga ne chenbire aduga maje rehearsal je nukti gi chatleba ko achekta maje miss thok to rehearsal adu hol do tawri na ne hol je pung than ne
ꯍꯦꯛꯇ ꯂꯥꯛꯄ ꯅꯨꯄꯥ ꯃꯌꯥꯝꯁꯤꯅ ꯃꯣꯏ ꯃꯥꯏꯀꯩꯒꯤꯁꯦ ꯍꯦꯛꯇ ꯃꯥꯁꯦ ꯃꯤꯁ ꯊꯣꯛꯇꯣꯔꯦꯅ ꯁꯟꯈ꯭ꯔꯦꯕ ꯑꯗꯩꯗꯤ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯀꯟꯇꯦꯁ ꯅꯨꯃꯤꯠꯁꯤꯗꯒꯁꯦ ꯍꯦꯛꯇꯅꯦ ꯀꯩꯅꯣ ꯃꯥ ꯁꯪꯕ ꯅꯨꯄꯥ ꯃꯌꯥꯝꯁꯤꯅ ꯍꯦꯛꯇ ꯃꯥ ꯊꯣꯛꯂꯛꯄꯗ ꯂꯥꯎꯁꯜꯂꯛꯄꯤ ꯑꯗꯩ ꯀꯟꯇꯦꯁꯇꯦꯟ ꯅꯝꯕꯔ ꯑꯗꯨ ꯀꯥꯟꯅ ꯂꯥꯎꯁꯟꯅꯕꯤꯗꯣ ꯚꯥꯕꯣꯛꯇꯒꯤ ꯑꯗꯨꯃꯥꯏꯅ ꯃꯥꯏ ꯃꯤ ꯉꯥꯛꯇ ꯉꯥꯏꯈ꯭ꯔꯕ ꯃꯥꯏ ꯃꯤ ꯉꯥꯛꯇ ꯉꯥꯏꯈꯤꯕꯗꯣ ꯑꯗꯨꯒ ꯄꯨꯂꯥꯡꯅꯦꯌꯦꯀꯣ ꯃꯕꯨꯡꯈꯩꯁꯤꯅꯅꯦ ꯑꯩꯈꯣꯏꯒꯤ ꯁꯥꯒꯩꯁꯤꯒꯤ ꯃꯣꯏꯒꯤ ꯍꯦꯛ ꯃꯄꯥꯒꯤ ꯃꯆꯤꯟ ꯃꯅꯥꯎꯒꯤ ꯑꯣꯏꯅꯗꯤ ꯃꯥꯅ ꯈ꯭ꯋꯥꯏ ꯑꯍꯟꯅꯦꯕ ꯑꯗꯨꯒ ꯁꯥꯒꯩꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯕꯨꯡ ꯃꯌꯥꯝ ꯂꯩꯌꯦꯕ ꯃꯕꯨꯡ ꯃꯌꯥꯝꯁꯦ ꯃꯥ ꯁꯦꯟꯅꯕꯗ ꯑꯋꯥꯕꯅꯦ ꯍꯦꯛꯇ ꯅꯨꯄꯥ ꯃꯌꯥꯝꯁꯤꯅꯅꯦ ꯍꯪꯒꯠꯀ ꯍꯟꯗ ꯃꯕꯨꯡ ꯌꯥꯎꯕꯅꯤꯅ ꯋꯥꯗꯤ ꯉꯥꯡꯉꯝꯗꯕ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯤꯁꯨ ꯍꯦꯛꯇ ꯀꯟꯇꯦꯁ ꯊꯣꯛꯄ ꯅꯨꯃꯤꯠꯀꯁꯤ ꯁꯪꯗꯅ ꯁꯦꯟꯅꯗꯅ ꯔꯤꯍꯥꯔꯁꯦꯜ ꯅꯨꯃꯤꯠ ꯃꯥꯒ ꯍꯦꯛ ꯃꯥꯅ ꯌꯥꯔꯦꯅ ꯍꯥꯏꯈꯤꯕ ꯃꯤꯀꯨꯞꯇꯒꯤꯗꯤꯅꯦ ꯃꯥ ꯁꯦꯟꯅꯕꯒꯤ ꯃꯊꯧꯁꯦ ꯅꯨꯄꯥꯁꯤꯅ ꯑꯣꯏꯈ꯭ꯔꯦ ꯃꯕꯨꯡꯈꯩꯁꯨ ꯆꯠꯃꯤꯟꯅꯩ ꯑꯗꯨꯏꯁꯨ ꯁꯥꯏꯗꯇ ꯃꯥꯅ ꯁꯦꯟꯅꯩꯁꯤꯅ ꯃꯤ ꯑꯇꯣꯞꯄ ꯍꯥꯏꯖꯤꯟꯗꯅꯕ ꯈꯣꯠꯆꯟꯗꯅꯕ ꯑꯇꯣꯞꯄ ꯅꯨꯄꯥꯒ ꯋꯥꯔꯤ ꯁꯥꯈꯤꯗꯅꯕ ꯑꯗꯨ ꯃꯥꯏ ꯃꯊꯧ ꯑꯣꯏꯈ꯭ꯔꯦꯕ ꯑꯗꯨꯃꯥꯏꯅ ꯑꯗꯩ ꯍꯥꯏꯕꯒ ꯇꯧꯕꯒ ꯀꯩꯅꯣꯁꯤꯁꯨ ꯃꯥꯅ ꯇꯥꯔꯦ ꯑꯗꯨꯒꯤ ꯀꯟꯇꯦꯁꯁꯤꯃ ꯃꯥꯅ ꯄꯨꯔꯥ ꯃꯤꯁꯇꯣ ꯇꯥꯔꯦꯕ ꯑꯗꯨꯒꯤ ꯍꯔꯥꯎꯅꯗꯅ ꯃꯣꯏꯁꯦ ꯆꯥꯛ ꯈꯪꯅꯗꯅ ꯆꯥꯟꯅꯗꯅ ꯃꯣꯏ ꯃꯥꯏꯀꯩꯁꯤꯃ ꯑꯩꯈꯣꯏ ꯃꯥꯏꯀꯩꯅ ꯇꯥꯔꯦ ꯈꯣꯠꯂꯦ ꯀꯥꯟꯅ ꯃꯕꯨꯡ ꯃꯌꯥꯝ ꯑꯗꯩꯗꯤ ꯑꯦꯜꯕꯝ ꯍꯥꯏ ꯂꯥꯛꯇꯅ ꯀꯨꯝꯗꯅ ꯑꯗꯩꯗꯤ ꯐꯤꯂꯝꯐꯧꯗ ꯃꯥꯁꯤ ꯀꯨꯝꯃꯦꯀꯣ ꯑꯗꯨꯒꯤ ꯃꯇꯥꯡ ꯃꯥꯁꯤ ꯌꯥꯝ ꯄꯥꯝꯈꯠꯅꯔꯛꯄ ꯃꯇꯥꯡꯁꯤꯗ ꯃꯥꯒꯤ ꯑꯦꯜꯕꯝꯒꯁꯦ ꯃꯤꯅ ꯌꯥꯝ ꯄꯥꯝꯈꯠꯅꯔꯛꯄ ꯃꯇꯥꯡ ꯑꯗꯩ ꯑꯗꯨꯒꯤ ꯃꯤꯁ ꯊꯣꯛꯄꯤ ꯃꯤꯁ ꯇꯥꯈꯤꯕ ꯅꯨꯄꯤꯗꯣꯅ ꯌꯥꯝ ꯄꯥꯝꯅꯔꯛꯄ ꯃꯇꯥꯡꯁꯤꯗꯅꯦ ꯃꯇꯝꯗꯨ ꯏꯟꯇꯔꯚꯤꯌꯨꯒꯁꯦ ꯂꯧꯗꯅ ꯈꯣꯠꯇꯅ ꯃꯥꯒꯤ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯊꯪ ꯃꯥꯁꯤ ꯌꯥꯝ ꯐꯖꯅ ꯐꯥꯎꯔꯛꯑꯗꯕꯁꯦ ꯁꯤꯗ ꯃꯥꯏ ꯅꯨꯄꯥꯁꯤꯅ ꯈꯝꯕꯟꯕ ꯈꯣꯠꯄ ꯑꯗꯨ ꯅꯨꯄꯥꯗꯨꯒ ꯑꯗꯨ ꯅꯪ ꯌꯦꯡꯅꯕ ꯃꯤꯒꯤ ꯁꯨꯇꯤꯡꯁꯦ ꯃꯥ ꯊꯑꯣꯏ ꯉꯥꯏꯗꯣꯏꯅꯦꯕ ꯅꯈꯨꯠ パꯏꯅꯕ ꯑꯗꯩ ꯃꯨꯟꯅ ꯌꯦꯡꯅꯕ ꯑꯗꯩ ꯑꯗꯨ ꯍꯩꯅꯗꯦ ꯁꯦꯠꯇ ꯈꯟꯅꯕꯁꯨ ꯍꯧꯒꯠꯂꯛꯑꯦꯕ ꯃꯥ ꯇꯦꯟꯁꯟꯁꯦ ꯂꯩꯕ ꯍꯧꯒꯠꯂꯛꯑꯦꯕꯀꯣ ꯂꯩꯕ ꯍꯧꯒꯠꯂꯛꯑꯦ ꯃꯥꯁꯦ ꯑꯗꯨꯒꯗꯤ ꯌꯥꯔꯣꯏ ꯐꯤꯂꯝꯒꯨꯝꯕ ꯑꯃꯨꯛꯅ ꯌꯥꯔꯔꯣꯏ ꯆꯦꯜꯂꯗꯕꯅꯤ ꯑꯗꯨꯅ ꯍꯦꯛꯇ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯃꯉꯣꯟꯁꯦ ꯇꯦꯟꯁꯟ ꯄꯤꯕꯤꯔꯦꯕ ꯑꯗꯩ ꯑꯃꯨꯛ ꯀꯩꯅꯣꯁꯤꯅ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯃꯃꯥꯁꯤꯅꯅꯦ ꯁꯥꯎꯔꯦꯕ ꯃꯥꯅ ꯑꯩ ꯏꯆꯥꯁꯦ ꯃꯥꯡꯍꯟꯗꯣꯔꯦ ꯑꯅꯅꯦ ꯃꯥ ꯅꯨꯄꯤꯁꯤꯅ ꯇꯣꯛꯅꯔꯁꯤ ꯍꯥꯏꯔꯁꯨ ꯌꯥꯗꯕ ꯁꯤꯅꯤ ꯅꯣꯏ ꯅꯌꯨꯝ ꯂꯥꯛꯑ ꯁꯤꯅꯤ ꯅꯣꯏ ꯊꯣꯡꯒꯥꯟꯗ ꯁꯤꯅꯤ ꯑꯗꯨ ꯇꯧꯅꯤ ꯑꯗꯥ ꯇꯧꯅꯤꯅ ꯇꯧꯔꯒ ꯑꯗꯨꯝ ꯑꯗꯨꯒ ꯀꯣꯏꯅꯔꯁꯨ ꯑꯩꯈꯣꯏꯒꯤ ꯃꯤꯅ ꯇꯧꯔꯤꯕ ꯊꯕꯛꯇꯣ ꯌꯥꯝ ꯌꯥꯠꯁꯟꯕꯤꯔꯒ ꯌꯥꯝ ꯇꯦꯟꯁꯟ ꯄꯤꯕꯤꯕꯗꯣ ꯑꯗꯨꯒꯤ ꯃꯃꯥꯁꯤꯅ ꯅꯣꯡꯃꯗꯤ ꯃꯣꯏꯁꯦ ꯃꯥ ꯂꯥꯛꯍꯟꯕ ꯌꯥꯔꯣꯏ ꯑꯩꯒ ꯆꯠꯀꯗꯕꯅꯦꯅ ꯁꯨꯇꯤꯡ ꯆꯠꯄꯗ ꯑꯗꯨꯃꯥꯏꯅ ꯃꯥꯅ ꯂꯥꯛꯑꯒ ꯊꯦꯡꯉꯦ ꯍꯧꯖꯤꯛꯐꯥꯎ ꯂꯣꯏꯗ꯭ꯔꯤꯕꯣꯅ ꯇꯧꯗꯅꯅꯦ ꯍꯦꯛꯇ ꯃꯥꯅ ꯆꯥꯛꯄꯁꯤꯗꯅꯦ ꯑꯩꯈꯣꯏꯒꯤ ꯃꯃꯥꯁꯤꯅ ꯁꯥꯎꯅꯤꯡꯃꯟꯈꯤꯗꯅ ꯅꯪ ꯑꯁꯤꯗꯒꯤ ꯑꯃꯨꯛꯅ ꯑꯩꯒꯤ ꯏꯆꯥꯗ ꯈꯣꯡꯒꯨꯜ ꯂꯤꯔꯛꯄ ꯌꯥꯔꯣꯏ ꯅꯪꯒꯤ ꯑꯄꯥꯝꯕ ꯂꯝꯕꯤꯗ ꯆꯠꯆꯒꯣ ꯅꯪꯒꯤ ꯑꯄꯥꯝꯕ ꯊꯤꯖꯒꯣ ꯅꯪ ꯏꯆꯥꯅꯨꯄꯤꯗ ꯉꯁꯤꯗ ꯌꯦꯠꯄ ꯌꯥꯔꯣꯏꯅ ꯃꯃꯥꯁꯤꯅ ꯍꯦꯛꯇ ꯀꯩꯅꯣ ꯇꯤꯟ ꯁꯤꯠꯆꯜꯂꯦꯌꯦ ꯅꯪꯒꯨꯝꯕ ꯅꯨꯄꯥꯗꯤ ꯆꯠꯂꯣ ꯄꯥꯝꯗꯦ ꯑꯩ ꯏꯆꯥꯅꯨꯄꯤꯗꯁꯨ ꯌꯥꯝ ꯇꯦꯟꯁꯟ ꯄꯤꯕꯅ ꯉꯁꯥꯏꯒꯤ ꯇꯧꯔꯤꯕ ꯃꯑꯣꯡꯗꯨꯅ ꯃꯃꯥꯗꯨꯁꯨ ꯑꯗꯨꯃꯥꯏꯅ ꯇꯧꯔꯛꯏꯅꯦꯕ ꯑꯗꯨꯒꯗꯤ ꯃꯆꯥꯅꯨꯄꯤꯗꯨ ꯋꯥꯍꯜꯂꯛꯑꯕꯅꯤꯅ ꯑꯗꯩꯗꯤ ꯀꯩꯅꯣꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯗꯨꯒꯤ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏꯒꯤ ꯀꯔꯤꯒꯨꯝꯕ ꯍꯤꯔꯝ ꯑꯃꯗꯅꯦ ꯃꯁꯛ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤ ꯑꯃꯁꯤꯁꯨ ꯀꯩꯒꯨꯝꯕ ꯍꯤꯔꯝ ꯑꯃꯗ ꯃꯃꯤꯡ ꯆꯠꯈꯠꯂꯛꯑꯦꯕ ꯅꯨꯄꯤ ꯑꯃꯁꯨ ꯀꯣ ꯑꯗꯨꯒꯤ ꯅꯨꯄꯤꯁꯤꯒꯤ ꯃꯃꯥꯁꯤꯅ ꯂꯥꯛꯑꯒ ꯅꯣꯡꯃ ꯌꯥꯝ ꯊꯥꯖꯗꯅ ꯑꯩꯈꯣꯏꯒꯤ ꯃꯥꯁꯦ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯒ ꯅꯨꯄꯥꯁꯤꯅ ꯂꯩꯔꯤꯕ ꯄꯣꯠ ꯑꯃꯅꯤꯗꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯒ ꯑꯗꯨꯒ ꯑꯗꯨꯃꯥꯏꯅ ꯂꯩꯔꯤꯉꯩꯁꯤꯗ ꯍꯧꯖꯤꯛꯀꯤ ꯀꯩꯒꯨꯝꯕ ꯍꯤꯔꯝ ꯑꯃꯗ ꯐꯥꯎꯒꯠꯂꯛꯄ ꯅꯨꯄꯤ ꯂꯩꯁꯥꯕꯤ ꯃꯆꯥ ꯃꯥꯒꯨꯝꯕ ꯑꯃꯒꯤ ꯃꯃꯥꯁꯤ ꯂꯥꯛꯑꯒ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯒ ꯅꯨꯡꯁꯤꯅꯩ ꯃꯥꯁꯦ ꯑꯗꯣ ꯅꯕꯥꯅꯤꯁꯦ ꯅꯨꯡꯁꯤꯅꯩ ꯍꯥꯏ ꯅꯨꯡꯁꯤꯅꯩꯔꯥ ꯅꯨꯡꯁꯤꯅꯗ꯭ꯔꯤꯔꯥ ꯑꯗꯨꯝꯇꯪ ꯑꯩ ꯈꯪꯒꯦꯅ ꯂꯥꯛꯄꯅꯤꯅ ꯍꯥꯏꯔꯔꯕ ꯃꯥꯗꯨꯅꯅꯦ ꯀꯞꯄꯦ ꯍꯥꯏꯌꯦꯀꯣ ꯃꯥꯁꯦ ꯀꯞꯄꯦ ꯍꯥꯏ ꯁꯨꯃꯥꯏꯅ ꯇꯧꯕ ꯑꯩꯁꯦ ꯃꯥꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯗꯅ ꯅꯨꯄꯥ ꯑꯇꯣꯞꯄ ꯊꯝ ꯌꯥꯕ ꯅꯠꯇꯦꯌꯦ ꯊꯥꯕꯜ ꯆꯣꯡꯕꯒꯁꯦ ꯊꯥꯕꯜ ꯆꯣꯡꯕꯒꯤ ꯋꯥꯔꯤ ꯑꯃꯁꯨ ꯃꯥꯏꯁꯦ ꯀꯥꯎꯍꯧꯔꯦ ꯃꯥꯁꯤꯅ ꯔꯦꯠ ꯁꯨꯠ ꯇꯧꯔꯒ ꯃꯇꯝꯗꯨ ꯁꯥꯔꯤ ꯐꯨꯟ ꯌꯥꯝ ꯁꯦꯠꯅꯔꯝꯃꯦꯕ ꯊꯥꯕꯜ ꯆꯣꯡꯕꯁꯦ ꯍꯧꯖꯤꯛꯅ ꯇ꯭ꯔꯦꯗꯤꯁꯅꯦꯜ ꯉꯥꯛꯇ ꯇꯧꯈ꯭ꯔꯦꯗꯅ ꯑꯗ ꯃꯥꯅ ꯔꯦꯠ ꯁꯨꯠ ꯉꯥꯛꯇꯅꯦ ꯁꯦꯠꯂꯒ ꯆꯣꯡꯕꯁꯤꯗ ꯃꯀꯣꯛ ꯆꯤꯡꯕꯁꯤꯗ ꯑꯁ ꯍꯦꯛꯇ ꯇꯥꯟꯅꯕꯗꯅꯦ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯁꯤꯅ ꯑꯗꯨꯝ ꯄꯥꯏꯔ ꯂꯩꯕꯩ ꯑꯇꯩꯁꯤꯅ ꯆꯤꯡꯊꯣꯛꯑꯕ ꯅꯪꯅ ꯑꯗꯨꯝ ꯄꯥꯏ ꯂꯩ ꯌꯥꯕ꯭ꯔꯥꯅ ꯈꯠꯅꯗꯅꯀꯣ ꯇꯧꯋꯦ ꯍꯥꯏꯕ ꯑꯗꯨꯃꯥꯏꯅꯒ ꯑꯗꯣ ꯃꯥꯕꯨ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯒ ꯑꯩꯈꯣꯏꯒꯤ ꯃꯥꯅ ꯑꯩꯈꯣꯏꯒꯤ ꯑꯦꯜꯕꯝ ꯑꯃ ꯂꯥꯛꯑꯦꯅ ꯍꯥꯏꯔꯁꯨ ꯀꯨꯝꯕ ꯌꯥꯔꯣꯏ ꯍꯦꯛ ꯍꯥꯏꯕꯤ ꯇꯧꯔꯒ ꯃꯥꯅ ꯌꯥꯝ ꯍꯩꯅ ꯅꯨꯄꯤꯗꯣ ꯀꯣꯏꯔꯝꯕꯗꯣ ꯀꯔꯝꯕ ꯀꯩꯅꯣꯗ ꯀꯣꯏꯔꯤꯅꯣꯅ ꯃꯥꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕꯀꯣ ꯑꯗꯨꯒꯗꯤ ꯀꯩꯅꯣꯁꯦ ꯑꯗꯩ ꯅꯨꯄꯥꯁꯦ ꯃꯥꯅ ꯍꯥꯏꯔꯕ ꯅꯪ ꯁꯨꯃꯥꯏꯅ ꯀꯣꯏ ꯍꯥꯏ ꯆꯨꯝꯕ꯭ꯔꯥ ꯈꯣꯠꯄ꯭ꯔꯥꯅ ꯑꯗ ꯁꯨꯝ ꯗꯤꯜ ꯂꯦꯟꯕꯅꯦ ꯊꯑꯣꯏꯅ ꯀꯣꯏꯕ ꯅꯠꯇꯦ ꯅꯣꯏ ꯃꯥꯅ ꯀꯩꯗꯧꯕꯗꯨꯗ ꯑꯩꯁꯦ ꯁꯥꯎꯅꯤꯡꯗꯅ ꯏꯀꯥꯏ ꯅꯨꯡꯁꯤ ꯌꯥꯅꯗꯅ ꯁꯨꯝ ꯀꯣꯏꯕꯅꯤ ꯈꯣꯠꯄꯅꯤ ꯒꯥꯏꯅ ꯊꯑꯣꯏꯅ ꯀꯣꯏꯕ ꯅꯠꯇꯦ ꯕꯦꯝ ꯒꯥꯏꯅꯒ ꯑꯗꯨꯃꯥꯏꯅꯒ ꯍꯥꯏꯔꯒ ꯃꯥꯁꯦ ꯑꯗꯩꯗꯤ ꯅꯨꯄꯥꯁꯦ ꯈꯔ ꯂꯩꯊꯣꯛ ꯂꯩꯁꯤꯟ ꯑꯗꯨꯝ ꯇꯧꯈ꯭ꯔꯦꯕ
ꯑꯗꯨꯝ ꯏꯔꯥꯛ ꯂꯥꯛꯈꯤꯗꯕ ꯃꯥ ꯁꯦꯟꯅꯕ ꯈꯣꯠꯄꯁꯦ ꯈꯔ ꯋꯥꯠꯂꯛꯄ ꯃꯥꯅꯗꯤ ꯅꯨꯄꯥꯁꯦ ꯄꯨꯔꯥ ꯅꯨꯡꯁꯤꯈ꯭ꯔꯦ ꯑꯇꯣꯞꯄ ꯑꯝꯇ ꯃꯥꯏ ꯃꯀꯣꯛꯇ ꯆꯪꯗ꯭ꯔꯦꯕ ꯑꯇꯣꯞꯄ ꯍꯥꯏꯔꯛꯄ ꯈꯣꯠꯂꯛꯄ ꯃꯌꯥꯝ ꯑꯃꯠꯇ ꯌꯥꯗ꯭ꯔꯦꯕ ꯑꯗꯩ ꯃꯥꯁꯦ ꯃꯊ꯭ꯋꯥꯏꯁꯦ ꯅꯨꯡꯉꯥꯏꯃꯟꯗꯗꯅꯀꯣ ꯀꯩꯅꯣꯁꯤꯗ ꯃꯇꯝꯁꯤꯗ ꯃꯥꯁꯦ ꯀ꯭ꯂꯥꯁ 12 ꯂꯣꯏꯔꯦ ꯑꯗꯨꯒ 10 ꯀꯥꯔꯛꯄꯗꯒꯤꯅꯤꯗꯅ ꯅꯨꯡꯁꯤꯅꯔꯛꯏꯁꯦ ꯆꯍꯤ ꯑꯃꯨꯛ ꯅꯨꯡꯁꯤꯅꯔꯕꯅꯦꯕ ꯑꯗꯨꯒ 12 ꯊꯥꯔꯦ ꯂꯣꯏꯔꯦ ꯑꯗꯨꯀꯥꯟꯗ ꯁꯤꯗꯩꯁꯤꯗ ꯃꯥꯁꯦ ꯑꯇꯣꯞ ꯑꯇꯣꯞꯄ ꯃꯤꯁ ꯀꯟꯇꯦꯁ ꯌꯥꯝ ꯊꯣꯛꯈ꯭ꯔꯦ ꯊꯣꯛꯄ ꯌꯥꯕ ꯊꯣꯛꯈ꯭ꯔꯦ ꯑꯗꯣ ꯇꯥꯏꯇꯜꯗꯨꯃꯛꯇꯤ ꯑꯃꯗꯨꯈꯛ ꯐꯪꯉꯦ ꯑꯍꯥꯟꯕ ꯊꯣꯛꯄꯗꯣ ꯑꯗꯨꯒ ꯃꯊꯪꯈꯩ ꯊꯣꯛꯄꯗꯨꯅ ꯇꯥꯏꯇꯜꯃꯛꯇꯨꯗꯤ ꯐꯪꯗ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯐꯥꯔꯁ ꯔꯅꯔꯁ ꯑꯞꯀꯨꯝꯕ ꯁꯦꯀꯦꯟꯒꯨꯝꯕ ꯑꯗꯩ ꯑꯗꯨꯝꯕ ꯃꯌꯥꯝ ꯑꯃ ꯇꯥꯔꯦꯕ ꯑꯇꯣꯞ ꯑꯇꯣꯞꯄ ꯐꯣꯇꯣꯖꯦꯅꯤꯛ ꯑꯣꯏꯔꯣ ꯑꯗꯩ ꯃꯤꯁ ꯕ꯭ꯌꯨꯇꯤꯐꯨꯜ ꯍꯤꯌꯥꯔ ꯑꯣꯏꯔꯣ ꯑꯗꯨꯝꯕ ꯄꯥꯔꯁꯣꯅꯦꯂꯤꯇꯤ ꯑꯣꯏꯔꯣ ꯑꯗꯨꯝ ꯊꯣꯛꯎꯕ ꯈꯨꯗꯤꯡꯒꯤ ꯑꯗꯨꯃꯥꯏꯅ ꯑꯃꯅꯤ ꯐꯪꯉꯦꯕ ꯃꯥꯁꯦꯀꯣ ꯑꯗꯨꯒ ꯑꯗꯨ ꯃꯌꯥꯝꯁꯦ ꯃꯥꯅ ꯂꯣꯏ ꯁꯦꯟꯅꯔꯤꯅꯤ ꯆꯠꯂꯤꯅꯤ ꯁꯪꯉꯤꯅꯤ ꯃꯤꯒꯤꯁꯨ ꯆꯠꯄꯅ ꯃꯥꯒ ꯄꯨꯂꯞ ꯆꯠꯃꯤꯟꯅꯕ ꯅꯠꯇꯦꯕ ꯃꯤꯒꯤꯗꯤ ꯃꯃꯥ ꯃꯕꯨꯡꯁꯤꯡ ꯃꯈꯨꯔꯥꯁꯤꯡ ꯆꯠꯃꯤꯟꯅꯔꯤꯕ ꯃꯥꯅ ꯑꯃꯨꯛ ꯇꯣꯉꯥꯟꯅ ꯂꯥꯛꯑꯒ ꯑꯗꯨꯝ ꯑꯀꯣꯏꯕꯗ ꯁꯪꯉꯔꯕꯗꯣ ꯃꯉꯣꯟꯗ ꯀꯅꯥꯅ ꯀꯩꯗꯧꯔꯤ ꯀꯔꯤ ꯍꯥꯏꯔꯤꯅ ꯌꯦꯡꯕ ꯂꯥꯛꯄꯗꯣ ꯃꯥꯒꯤꯅ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯑꯗꯩꯗꯤ ꯃꯥꯁꯤꯅ ꯋꯥꯈꯜꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦꯕꯀꯣ ꯅꯨꯡꯉꯥꯏꯃꯟꯗꯗꯅ ꯃꯥꯁꯦ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯉꯟꯅꯀꯣ ꯑꯗꯨꯝ ꯃꯥꯁꯤꯅ ꯃꯈꯣꯡ ꯊꯣꯡꯅ ꯑꯣꯏꯅ ꯆꯠꯂꯦꯕ ꯑꯗꯨꯒ ꯃꯃꯥꯟꯅꯕ ꯑꯃꯗ ꯀꯧꯊꯣꯛꯍꯜꯂꯦꯕ ꯃꯥ ꯑꯝꯇ ꯊꯣꯛꯂꯛꯑꯣ ꯍꯥꯏꯌꯣꯅ ꯑꯗꯨꯒ ꯀꯧꯊꯣꯛꯍꯜꯂꯒ ꯃꯥꯁꯤꯅ ꯀꯞꯄꯒ ꯃꯃꯥꯟꯅꯕ ꯏꯃꯨꯡꯁꯤꯗ ꯎꯅꯕꯗ ꯋꯥꯁꯦ ꯃꯆꯦꯠ ꯑꯝꯇ ꯉꯥꯡꯗ꯭ꯔꯦꯕ ꯅꯨꯄꯤꯁꯤꯅꯀꯣ ꯑꯗꯨꯒ ꯑꯩ ꯉꯁꯤ ꯍꯟꯕ ꯉꯝꯃꯔꯣꯏ ꯅꯪꯅ ꯑꯇꯣꯞꯄ ꯅꯨꯄꯤꯗꯐꯥꯎꯗ ꯁꯨꯃꯥꯏꯅ ꯃꯤꯠꯌꯦꯡ ꯇꯥꯕ ꯍꯧꯔꯛꯄ ꯑꯩ ꯉꯁꯤꯗꯤ ꯍꯟꯕ ꯉꯝꯃꯔꯣꯏꯅ ꯍꯥꯏꯔꯒ ꯃꯥꯁꯦ ꯃꯈꯣꯡ ꯊꯣꯡꯅ ꯑꯣꯏꯅ ꯆꯠꯂꯒ ꯀꯧꯊꯣꯛꯑꯒ ꯑꯗꯨꯃꯥꯏꯅ ꯆꯦꯜꯂꯦꯕ ꯑꯗꯣ ꯆꯦꯟꯕꯁꯤꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤꯅ ꯅꯨꯄꯥꯁꯤꯅꯁꯨ ꯍꯣꯏ ꯆꯦꯜꯂꯁꯤ ꯅꯪꯅ ꯊꯥꯖꯗ꯭ꯔꯗꯤ ꯅꯨꯡꯉꯥꯏꯇ꯭ꯔꯗꯤꯅ ꯑꯗꯨꯝ ꯆꯦꯜꯂꯦ ꯍꯔꯥꯎ ꯍꯔꯥꯎ ꯑꯦꯛꯁꯦꯞ ꯇꯧꯋꯤ ꯑꯗꯨꯝ ꯃꯕꯥꯅꯤ ꯑꯗꯨꯝ ꯅꯨꯡꯗꯥꯡ ꯐꯖꯅ ꯑꯗꯨꯝ ꯂꯩꯃꯤꯟꯅꯩ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯌꯨꯛꯇ ꯃꯃꯥꯟꯅꯕ ꯍꯣꯏꯗꯩ ꯃꯃꯥ ꯍꯣꯏꯅ ꯑꯗꯨꯝ ꯂꯧꯕ ꯂꯥꯛꯏ ꯇꯧꯔꯒ ꯃꯃꯥꯁꯤꯅ ꯑꯃꯨꯛꯅꯦ ꯅꯨꯄꯥꯁꯤꯒꯤ ꯃꯃꯥꯁꯤꯅ ꯅꯨꯄꯤꯁꯦ ꯑꯃꯨꯛ ꯁꯨꯛꯄꯥꯝ ꯄꯥꯝꯗꯕ ꯃꯁꯛ ꯐꯅꯌꯥꯝ ꯐꯖꯔꯁꯨ ꯑꯩꯈꯣꯏꯒꯤ ꯄꯥꯎꯁꯦ ꯐꯪꯈꯤꯕ ꯃꯃꯥꯅ ꯃꯇꯤꯟ ꯁꯤꯠꯂꯤ ꯄꯥꯝꯗꯦ ꯑꯗꯩ ꯃꯤꯁ ꯊꯣꯛꯄ ꯅꯨꯄꯤ ꯐꯤꯂꯝ ꯀꯨꯝꯕ ꯅꯨꯄꯤ ꯑꯩ ꯄꯥꯝꯗꯦ ꯌꯨꯝ ꯄꯨꯔꯣꯏ ꯑꯩ ꯄꯥꯝꯗꯦꯅ ꯃꯃꯥꯁꯤꯅ ꯃꯥꯅ ꯃꯁꯛ ꯐꯅꯌꯥꯝ ꯐꯖꯔꯁꯨ ꯄꯥꯝꯗꯕ ꯑꯁ ꯃꯥꯅꯦ ꯆꯦꯟꯕ ꯅꯨꯃꯤꯠꯁꯤꯗꯅꯦ ꯃꯃꯥꯟꯅꯕ ꯍꯣꯏꯁꯤꯗꯁꯨꯅꯦ ꯌꯦꯡꯕ ꯂꯥꯛꯄꯗ ꯃꯥꯁꯤ ꯋꯥꯏ ꯃꯤꯁ ꯇꯥꯕꯤꯗꯣ ꯆꯦꯜꯂꯦ ꯃꯤꯁ ꯇꯥꯕꯤ ꯑꯗꯨꯒꯤ ꯑꯦꯜꯕꯝ ꯀꯨꯝꯕꯤꯗꯣ ꯑꯗꯨꯒꯤ ꯐꯤꯂꯝ ꯀꯨꯝꯕꯤꯗꯣꯅꯅꯦ ꯃꯥꯁꯦ ꯌꯦꯡꯕ ꯂꯥꯛꯄꯁꯤꯗ ꯑꯋꯥꯕ ꯑꯣꯏꯌꯦ ꯑꯊꯦꯡꯕꯐꯧꯁꯦ ꯃꯃꯥꯟꯅꯕ ꯍꯣꯏ ꯂꯩꯀꯥꯏꯒꯤ ꯌꯨꯝꯁꯦ ꯑꯗꯩ ꯑꯃꯨꯛ ꯑꯌꯨꯛꯇ ꯃꯥꯁꯦ ꯂꯧꯕ ꯂꯥꯛꯑꯦꯗꯅ ꯑꯗꯨꯁꯨ ꯅꯨꯄꯥ ꯃꯌꯨꯝꯁꯦ ꯍꯦꯛꯇ ꯃꯥꯁꯦ ꯌꯦꯡꯕ ꯂꯥꯛꯄꯗ ꯍꯦꯛꯇ ꯃꯣꯏꯒꯤ ꯃꯥꯏꯀꯩꯁꯤꯒꯤ ꯃꯤꯁꯤꯃ ꯑꯋꯥꯕꯅꯤ ꯍꯥꯏꯌꯦꯕ ꯃꯥꯁꯦ ꯑꯗꯩ ꯃꯥꯒꯤ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯒꯤ ꯈꯨꯅꯤꯡꯁꯦ ꯃꯥ ꯍꯥꯏꯕ ꯑꯩ ꯏꯁꯥꯅꯐꯥꯎ ꯈꯪꯖꯗꯦ ꯀꯌꯥꯃꯨꯛ ꯌꯥꯝ ꯐꯖꯒꯦꯁꯦ ꯈꯨꯅꯤꯡꯁꯦ ꯌꯥꯝ ꯐꯖꯩ ꯍꯥꯏꯌꯦ ꯃꯣꯏꯅ ꯃꯈꯣꯡ ꯃꯈꯨꯠꯁꯦ ꯉꯧꯔꯒ ꯗꯨꯞ ꯗꯨꯞ ꯂꯥꯎꯔꯒ ꯑꯩꯈꯣꯏꯒꯤ ꯈꯨꯅꯤꯡꯁꯦ ꯌꯥꯝ ꯅꯥꯜꯂꯒ ꯑꯩꯈꯣꯏ ꯃꯣꯟ ꯂꯥꯎꯔ ꯇꯣꯠ ꯇꯣꯠ ꯂꯥꯎꯔ ꯉꯧꯕꯗꯣ ꯇꯨꯝꯂꯞ ꯇꯥꯔꯒ ꯑꯩꯈꯣꯏꯒꯤ ꯃꯈꯣꯡ ꯑꯗꯩ ꯃꯈꯨꯠ ꯀꯩ ꯐꯖꯩꯅꯅꯦ ꯃꯈꯣꯡꯗꯅ ꯃꯃꯥꯏꯗ ꯑꯃꯨꯛ ꯌꯦꯡ ꯃꯈꯣꯡꯗ ꯑꯃꯨꯛ ꯌꯦꯡ ꯃꯈꯨꯠꯇ ꯑꯃꯨꯛ ꯌꯦꯡ ꯃꯥꯅꯅꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯁꯦ ꯆꯥꯛ ꯊꯣꯡꯕ ꯃꯣꯏꯅ ꯆꯥꯛ ꯊꯣꯡꯉꯨ ꯈꯣꯠꯂꯨ ꯅꯪꯅ ꯊꯣꯡꯕ ꯆꯥꯒꯦ ꯏꯄꯥꯗꯤꯅ ꯅꯨꯄꯥꯁꯤꯒꯤ ꯃꯄꯥꯅꯗꯤ ꯌꯥꯝ ꯄꯥꯝꯃꯦ ꯍꯥꯏꯌꯦ ꯃꯥꯁꯦ ꯃꯃꯥꯗꯨꯗꯤꯀꯌా ꯋꯥ ꯉꯥꯡꯗꯦ ꯍꯥꯏ ꯑꯗ ꯉꯥ ꯇꯥꯎꯍꯜꯂꯧ ꯃꯧ ꯑꯅꯧꯕꯤꯗ ꯀꯥꯏꯅ ꯍꯥꯏꯗꯣꯛꯄ ꯆꯠꯂꯨꯔꯒ ꯍꯜꯂꯛꯄꯁꯦ ꯍꯩꯔꯝꯃꯣꯏꯗ ꯃꯤꯁ ꯊꯣꯛꯄ ꯅꯨꯄꯤꯅꯕꯨ ꯆꯥꯛ ꯌꯦꯟꯁꯥꯡ ꯊꯣꯡꯕ ꯍꯩꯔꯣꯏꯗꯅ ꯃꯥꯗꯤ ꯉꯋꯥꯏ ꯃꯃꯥ ꯈꯥꯏꯅꯈ꯭ꯔꯤꯉꯩꯗ ꯇꯧꯔꯛꯄꯩ ꯂꯣꯏ ꯍꯩꯔꯕꯅꯤꯗꯅ ꯑꯍꯜ ꯑꯣꯏꯔꯛꯑꯕꯅꯤꯅ ꯃꯥꯅ ꯑꯗꯨꯒꯗꯤ ꯉꯥ ꯇꯥꯎꯗꯅ ꯃꯥꯅ ꯂꯣꯏ ꯉꯥꯒꯁꯦ ꯊꯣꯡꯗꯅ ꯍꯩꯅꯦ ꯃꯤꯁ ꯊꯣꯛꯄ ꯅꯨꯄꯤꯁꯨ ꯉꯥꯒ ꯇꯥꯎ ꯍꯩꯅꯦ ꯏꯟꯖꯥꯡ ꯊꯣꯡ ꯍꯩꯅꯦꯅ ꯑꯗꯩꯗꯤ ꯀꯃꯥꯏꯅ ꯇꯧꯗꯩ ꯃꯥꯅ ꯆꯦꯟꯕ ꯊꯤꯜꯂꯝꯗꯥꯏꯒꯤ ꯃꯈꯣꯡ ꯃꯈꯨꯠ ꯍꯥꯝꯕꯁꯦ ꯃꯈꯣꯡ ꯈꯨꯠ ꯍꯥꯝꯕꯁꯤꯕꯨ ꯍꯦꯛ ꯌꯦꯡꯅꯩꯌꯦ ꯃꯤ ꯃꯌꯥꯝꯁꯤꯅꯀꯣ ꯅꯨꯄꯤ ꯃꯌꯥꯝꯁꯤꯅ ꯑꯗꯩꯗꯤ ꯃꯥꯒꯤ ꯀꯩꯅꯣꯁꯦ ꯃꯥꯒꯤ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯁꯤ ꯀꯥꯁꯦ ꯌꯥꯝ ꯆꯥꯏꯔꯝꯃꯤ ꯍꯥꯏꯌꯦ ꯆꯥꯏꯃꯟꯗꯅ ꯃꯥꯅ ꯅꯨꯡꯉꯥꯏꯇꯗꯅꯅꯦ ꯅꯨꯄꯥꯁꯤꯅ ꯏꯔꯨꯖꯕ ꯆꯠꯈ꯭ꯔꯤꯉꯩꯗ ꯃꯥꯅ ꯁꯤꯠ ꯅꯥꯟꯅ ꯂꯣꯏꯁꯜꯂꯦꯌꯦ ꯃꯥꯗꯤ ꯏꯃꯨꯡ ꯃꯅꯨꯡ ꯂꯝ ꯐꯤꯔꯣꯜ ꯃꯁꯥꯁꯦ ꯌꯥꯝ ꯅꯥꯟꯕ ꯅꯨꯄꯤ ꯑꯣꯏꯕ ꯑꯗꯨꯒ ꯑꯗꯨꯃꯥꯏꯅ ꯁꯤꯠ ꯅꯥꯟꯅ ꯂꯣꯏꯁꯜꯂ ꯃꯥꯏ ꯅꯨꯄꯥꯁꯤꯅ ꯆꯪꯉꯛꯄꯗ ꯀꯩꯅꯣꯍꯦ ꯁꯤꯕꯨ ꯑꯩ ꯀꯥꯗꯨꯔꯥꯒ ꯍꯥꯏꯌꯦ ꯑꯗ ꯃꯅꯦꯝꯕꯣꯛꯁꯤꯅꯅꯦ ꯅꯨꯄꯥꯁꯦ ꯍꯦꯛ ꯆꯪꯉꯛꯑꯕ ꯃꯅꯦꯝꯕꯣꯛꯁꯤꯅ ꯍꯦꯛꯇ ꯀꯧꯊꯣꯛꯈꯤꯅꯦ ꯅꯪ ꯑꯝꯇ ꯂꯥꯎꯍꯦ ꯑꯗꯨ ꯑꯝꯇ ꯂꯩꯔꯨꯀꯣ ꯑꯗꯨ ꯍꯧꯖꯤꯛꯀꯤ ꯅꯨꯃꯤꯠꯁꯤꯁꯨ ꯑꯅꯤꯔꯛ ꯑꯗꯨꯃꯥꯏꯅ ꯃꯕꯥꯅꯤꯁꯦ ꯋꯥꯔꯤ ꯁꯥꯕꯩ ꯃꯇꯝꯁꯨ ꯐꯪꯗꯕ ꯃꯤ ꯃꯌꯥꯝꯁꯦ ꯂꯥꯛꯁꯟꯕꯩꯀꯣ ꯑꯗ ꯃꯅꯦꯝꯕꯣꯛꯁꯤꯅ ꯑꯗꯨꯁꯨ ꯑꯗꯨꯝ ꯀꯧꯊꯣꯛꯈꯤꯕ ꯑꯅꯤꯔꯛꯁꯦ ꯑꯗꯨꯝ ꯀꯧꯊꯣꯛꯈꯤꯕ ꯋꯥꯔꯤ ꯁꯥꯕꯁꯦ ꯁꯨꯛꯐꯪ ꯐꯪꯗꯅ ꯑꯩꯈꯣꯏꯒꯤ ꯊꯤꯟꯕꯒꯤ ꯃꯇꯝꯁꯨ ꯌꯧꯁꯜꯂꯛꯑꯦꯕ ꯑꯗꯨꯗ ꯉꯥꯛꯇꯪ ꯊꯥꯖꯤꯜꯂꯛꯏ ꯍꯥꯏ ꯈꯣꯏꯔꯝꯃꯣꯅ ꯑꯗꯨꯃꯥꯏꯅ ꯈꯣꯏꯔꯝꯕ ꯃꯥꯅ ꯑꯩꯈꯣꯏꯒꯤ ꯄꯩꯁꯥꯁꯦ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏꯒꯤ 500ꯒꯁꯦ ꯌꯥꯝ ꯚꯦꯂꯨ ꯂꯩꯔꯤꯉꯩ ꯃꯇꯝꯗꯣ ꯑꯣꯏꯕꯖꯥꯠꯅꯦꯕ ꯑꯗ ꯃꯥꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ 500 ꯆꯠꯄꯤꯁꯦ 3 ꯄꯤꯔꯛꯑꯦ ꯍꯥꯏꯌꯦꯕ 2,000 ꯑꯗꯨꯒ
ꯑꯃꯨꯛ ꯂꯨꯄꯥ 500ꯗꯪꯒ ꯄꯤꯅꯕ ꯃꯇꯝ ꯑꯣꯏꯕꯖꯥꯠꯅꯦꯕ ꯃꯇꯝꯁꯦ ꯑꯗꯨꯗꯩꯗꯤ ꯑꯃꯨꯛ ꯃꯥꯁꯦ ꯊꯤꯟꯕꯒꯤ ꯆꯠꯄ ꯊꯣꯛꯂꯛꯄꯁꯤꯗꯅꯦ ꯊꯣꯛꯐꯝ ꯂꯩꯇꯦ ꯍꯥꯏꯌꯦ ꯍꯦꯛꯇ ꯃꯤꯁꯦ ꯌꯦꯡꯅꯕꯗ ꯃꯥꯁꯦ ꯌꯦꯡꯅꯕꯗꯀꯣ ꯐꯖꯈ꯭ꯔꯦꯗ ꯏꯟꯊꯣꯛ ꯐꯖꯈ꯭ꯔꯦꯗ ꯁꯤꯗꯤ ꯏꯟꯊꯣꯛ ꯐꯖꯈ꯭ꯔꯦꯗꯅꯅꯦ ꯑꯗꯩꯗꯤ ꯉꯧꯔꯝꯅꯤꯅ ꯋꯥꯡ ꯆꯥꯎꯔꯦ ꯃꯁꯝ ꯃꯅꯥꯗꯨ ꯖꯨꯝ ꯇꯥꯔꯦ ꯃꯃꯥꯏ ꯇꯨꯝꯂꯞ ꯇꯧꯔꯒ ꯑꯗꯨꯗꯗꯤ ꯍꯦꯛꯇ ꯃꯤꯗꯨ ꯌꯦꯡꯕꯗ ꯈꯤꯇꯪꯒ ꯀꯦꯔꯛꯄꯗꯗꯤ ꯂꯣꯏꯒꯩ ꯐꯖꯕꯗꯣ ꯑꯗꯩꯗꯤ ꯀꯩꯅꯣ ꯇꯧꯔꯦ ꯑꯁꯣꯝꯗ ꯃꯄꯥꯅ ꯍꯜꯂꯝꯗꯥꯏꯗ ꯃꯀꯨꯕꯣꯛꯅ ꯃꯧꯗ ꯄꯩꯁꯥ ꯄꯤꯅꯔꯝꯃꯤꯗꯅ ꯑꯗꯁꯨ 5,000 ꯄꯤꯔꯝꯃꯦ ꯍꯥꯏꯕ ꯑꯁ ꯃꯌꯥꯝꯁꯤꯅ ꯍꯦꯛꯇ ꯈꯨꯌꯥꯝ ꯑꯃꯅꯦ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯕ ꯅꯪꯅ ꯑꯣꯏꯔꯝꯃꯅꯤꯒ ꯍꯥꯏꯅ ꯌꯥꯏꯕꯀꯣ ꯑꯗꯨꯃꯥꯏꯅ ꯑꯗꯩ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤꯗ ꯃꯥꯅ ꯍꯥꯏꯁꯤꯀꯣ ꯆꯦꯟꯗ꯭ꯔꯤꯉꯩ ꯃꯃꯥꯡ ꯂꯩꯁꯥꯔꯤꯉꯩꯒ ꯑꯩꯈꯣꯏꯒꯤ ꯆꯦꯜꯂ ꯃꯇꯨꯡꯒꯤ ꯄꯨꯟꯁꯤꯒ ꯑꯅꯤꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯈꯦꯠꯅꯔꯦ ꯍꯥꯏꯕꯁꯦ ꯃꯥꯅ ꯈꯪꯉꯦ ꯑꯗꯨꯗ ꯂꯩꯁꯥꯔꯤꯉꯩꯗꯅ ꯄꯨꯔꯥ ꯃꯅꯤꯡ ꯇꯝꯅꯅꯤꯗꯅꯀꯣ ꯑꯗꯣ ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯍꯥꯏꯅ ꯆꯦꯜꯂꯨꯕ ꯅꯨꯄꯤꯁꯦ ꯃꯄꯥꯟ ꯊꯣꯛꯄꯗ ꯀꯩꯁꯨ ꯐꯤ ꯌꯥꯅꯗ꯭ꯔꯦ ꯑꯗꯒꯤ ꯑꯃꯨꯛ ꯐꯅꯦꯛ ꯁꯦꯠꯇꯗꯤ ꯌꯥꯗꯦ ꯍꯥꯏꯕ ꯂꯩꯇ꯭ꯔꯦ ꯈꯣꯡꯒ꯭ꯔꯥꯎ ꯁꯦꯠꯅꯤꯡꯉꯦ ꯑꯗꯨꯝ ꯁꯦꯠꯂꯤ ꯃꯧꯐꯧ ꯁꯦꯠꯂꯦ ꯃꯇꯝꯗꯨꯗꯗꯤ ꯃꯣꯏꯗꯤ ꯆꯦꯜꯂꯨꯔꯦ ꯍꯥꯏꯗꯤ ꯃꯄꯥꯟꯁꯨ ꯀꯌꯥ ꯊꯣꯛꯅꯗꯕ ꯊꯣꯛꯑꯒꯁꯨ ꯃꯊꯟꯇꯒ ꯊꯣꯛꯅꯗꯕ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯃꯤ ꯑꯃ ꯃꯆꯦꯅꯤ ꯈꯪꯗꯦ ꯃꯅꯝ ꯃꯄꯤ ꯃꯗꯣꯝꯆꯥ ꯃꯕꯨꯡꯁꯤꯡ ꯑꯗꯨꯃꯥꯏꯅ ꯌꯥꯎꯔ ꯊꯣꯛꯅꯕꯗꯣ ꯑꯣꯏꯕ ꯑꯗꯨꯒꯗꯤ ꯃꯥꯁꯦ ꯑꯗꯨꯝ ꯐꯤ ꯃꯆꯥ ꯑꯃꯗꯤ ꯌꯥꯟꯗꯕ ꯌꯥꯗꯕ ꯀꯝꯄꯜꯁꯔꯤ ꯑꯣꯏꯕ ꯑꯗꯩ ꯐꯅꯦꯛꯁꯨ ꯁꯦꯠꯀꯗꯕ ꯑꯗꯨꯃꯥꯏꯅ ꯁꯦꯠꯂꯦꯕ ꯑꯗꯨꯒ ꯃꯥꯁꯦ ꯑꯃꯠꯇ ꯍꯥꯏꯔꯛꯈꯤꯗ꯭ꯔꯦ ꯑꯦꯜꯕꯝ ꯐꯤꯂꯝ ꯃꯥ ꯆꯦꯟꯈ꯭ꯔꯦ ꯍꯥꯏꯕꯗꯩꯗꯤꯀꯣ ꯂꯣꯏ ꯇꯣꯛꯑꯦ ꯃꯣꯏꯅꯁꯨ ꯃꯤꯁ ꯊꯣꯛꯄ ꯈꯣꯠꯄ ꯃꯁꯥꯅ ꯑꯗꯨꯝ ꯇꯟꯖꯔꯦ ꯅꯨꯄꯥꯗꯨꯅ ꯊꯤꯡꯉꯛꯄ ꯅꯠꯇꯦ ꯃꯤꯅꯁꯨ ꯍꯥꯏꯔꯛꯇ꯭ꯔꯦ ꯃꯁꯥꯅꯁꯨ ꯆꯦꯜꯂꯨꯃꯤꯅ ꯄꯥꯝꯗ꯭ꯔꯦ ꯃꯥꯒꯤ ꯍꯦꯛꯇ ꯌꯪ ꯇꯥꯟꯅꯔꯝꯕ ꯑꯗꯨꯗ ꯑꯗꯨꯝ ꯃꯤꯁ ꯊꯣꯛꯄ ꯂꯩ ꯑꯗꯨꯅ ꯇꯧꯔꯝꯕ ꯃꯌꯥꯝ ꯑꯦꯜꯕꯝꯒꯤ ꯍꯥꯏꯕ ꯃꯇꯝꯁꯦ ꯑꯦꯜꯕꯝꯁꯦ ꯌꯥꯝ ꯀꯟꯅ ꯅꯝꯈꯠꯅꯔꯛꯄ ꯃꯇꯝꯅꯦꯕ ꯃꯅꯤꯄꯨꯔꯁꯤꯗ ꯑꯗꯨꯒꯤ ꯃꯇꯝ ꯑꯦꯜꯕꯝ ꯍꯥꯏꯕ ꯂꯥꯛꯄ ꯃꯇꯝ ꯃꯌꯥꯝ ꯂꯣꯏ ꯂꯦꯞꯈ꯭ꯔꯦ ꯃꯥꯅ ꯃꯥꯒꯤ ꯃꯥꯏ ꯐꯖꯅ ꯄꯥꯈꯠꯂꯛꯄ ꯂꯝꯕꯤꯗꯨꯃ ꯄꯨꯡꯃꯥꯡ ꯃꯥꯡꯈ꯭ꯔꯦꯕꯀꯣ ꯑꯗꯩ ꯃꯥꯁꯦ ꯀꯣꯂꯦꯖꯁꯦ ꯇꯝꯊꯣꯛꯀꯦꯅ ꯀꯣꯂꯦꯖꯁꯦ ꯇꯝꯃꯦ ꯑꯗ ꯀꯣꯂꯦꯖꯁꯦ ꯇꯝꯃꯤꯉꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯅꯨꯄꯥꯁꯤꯒꯤ ꯃꯆꯟꯅꯨꯄꯤ ꯊꯣꯛꯄ ꯍꯦꯛ ꯃꯆꯟꯅꯨꯄꯤ ꯑꯃ ꯃꯥꯒ ꯇꯝꯃꯤꯟꯅꯩꯌꯦꯕ ꯑꯗꯣ ꯃꯆꯟꯅꯨꯄꯤꯁꯤꯅꯗꯤ ꯑꯗꯨꯝ ꯅꯨꯡꯁꯤꯕ ꯄꯥꯝꯖꯕ ꯃꯥꯁꯦ ꯃꯁꯛ ꯃꯇꯧ ꯐꯖꯕ ꯃꯥꯒꯤ ꯏꯆꯝ ꯆꯝꯖꯕ ꯃꯑꯣꯡ ꯃꯇꯧꯗ ꯃꯆꯟꯗꯨꯅꯗꯤ ꯄꯥꯝꯃꯦꯕꯀꯣ ꯑꯗꯨꯏꯁꯨ ꯃꯣꯏꯁꯦ ꯃꯃꯥꯅ ꯄꯥꯝꯗꯕꯅꯤꯅ ꯄꯥꯡꯒꯟ ꯊꯣꯛꯄꯁꯨ ꯉꯝꯗꯕ ꯑꯗꯨꯒ ꯀꯌꯥꯝ ꯈꯦꯠꯅꯒꯦꯗ ꯅꯣꯡꯃꯀꯣ ꯃꯣꯏꯒꯤ ꯀꯩꯅꯣ ꯆꯦꯜꯂ ꯃꯇꯨꯡ ꯊꯤꯟꯈ꯭ꯔ ꯃꯇꯨꯡ ꯈꯜꯂꯦꯒ ꯑꯩꯈꯣꯏ ꯑꯃꯗ ꯃꯥꯁꯦ ꯀꯣꯂꯦꯖ ꯀꯥꯔꯦꯗꯅ ꯑꯗꯨꯗ ꯃꯆꯥꯅꯨꯄꯤꯗꯣ ꯑꯩꯈꯣꯏꯒꯤ ꯑꯐꯥꯎꯕ ꯍꯦꯔꯣꯏꯟ ꯑꯃ ꯃꯌꯥꯝꯒꯤ ꯃꯁꯛ ꯅꯥꯏꯕ ꯑꯃ ꯑꯣꯏꯔꯛꯀꯗꯕꯗ ꯑꯩꯈꯣꯏꯒꯤ ꯊꯥꯗꯠꯈ꯭ꯔꯦꯅ ꯃꯃꯥꯁꯤꯅ ꯌꯥꯝ ꯁꯥꯎꯕ ꯑꯗꯨꯒ ꯂꯨꯍꯣꯡꯕ ꯂꯦꯞꯅꯔꯁꯤ ꯀꯔꯝ ꯀꯥꯟꯗ ꯍꯣꯡꯁꯤꯒꯦꯅ ꯍꯥꯏꯕ ꯂꯥꯛꯄ ꯅꯨꯃꯤꯠꯁꯦ ꯃꯥꯁꯨ ꯂꯩꯇꯕ ꯃꯄꯥꯁꯨ ꯂꯩꯇꯕ ꯃꯃꯥꯁꯦ ꯈꯛ ꯂꯩꯕ ꯑꯗ ꯃꯣꯏꯅꯁꯨ ꯄꯥꯎꯗꯣ ꯑꯩꯈꯣꯏ ꯂꯥꯛꯀꯦ ꯈꯣꯠꯀꯦ ꯍꯥꯏꯔꯒ ꯄꯤꯔꯛꯇꯕ ꯑꯗꯨꯝ ꯐꯠ ꯂꯥꯛꯁꯟꯕꯤꯗꯣ ꯑꯗꯨꯗ ꯃꯃꯥꯁꯤꯅꯅꯦ ꯃꯣꯏ ꯂꯥꯛꯑꯦ ꯈꯣꯠꯂꯦꯅ ꯍꯥꯏꯔꯛꯄꯁꯤꯗ ꯃꯥꯡꯒꯣꯟꯁꯤꯗ ꯃꯃꯥꯁꯦ ꯂꯩꯕ ꯃꯣꯏ ꯂꯥꯛꯄꯒꯤ ꯊꯥꯅꯕ ꯐꯤꯗꯥꯐꯧ ꯂꯩꯇꯦ ꯍꯥꯏꯔꯒ ꯐꯦꯠ ꯂꯩꯊꯣꯛ ꯏꯃꯨꯡ ꯆꯪꯉ ꯊꯣꯡ ꯂꯣꯟꯁꯤꯟꯕ ꯃꯣꯏ ꯂꯥꯛꯄꯒꯤ ꯐꯝꯅꯕ ꯊꯥꯅꯕ ꯐꯤꯗꯥ ꯂꯩꯇꯦꯅ ꯑꯗꯨꯗꯒꯤ ꯃꯄꯥꯁꯤ ꯌꯥꯝ ꯊꯤꯅ ꯅꯨꯄꯥꯁꯤꯒꯤ ꯃꯄꯥꯁꯤ ꯌꯥꯝ ꯊꯤꯅ ꯏꯀꯥꯏ ꯅꯨꯡꯁꯤ ꯌꯥꯅꯔ ꯂꯥꯛꯈ꯭ꯔꯦꯕ ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯃꯅꯦꯝꯕꯣꯛꯁꯤꯅ ꯍꯥꯟꯅ ꯄꯥꯝꯃꯝꯗꯕꯗꯨ ꯍꯦꯟꯈ꯭ꯔꯦꯕ ꯏꯀꯥꯏꯒꯤꯗꯅꯅꯦ ꯐꯝꯅꯕ ꯐꯤꯗꯥ ꯊꯥꯔꯛꯇꯦꯅ ꯏꯀꯥꯏꯒꯤꯗꯅꯅꯦ ꯃꯣꯏꯅ ꯃꯆꯥꯁꯦ ꯑꯗꯨꯗꯒꯤꯗꯤ ꯉꯥꯡꯈ꯭ꯔꯦꯕ ꯃꯆꯥꯅꯨꯄꯥꯁꯦꯀꯣ ꯑꯗꯨ ꯅꯨꯄꯤꯗꯣ ꯂꯧꯕ ꯌꯥꯔꯣꯏ ꯈꯣꯠꯄ ꯌꯥꯔꯣꯏ ꯁꯨꯛ ꯊꯤꯅ ꯏꯀꯥꯏꯕ ꯄꯤꯔꯛꯄꯅ ꯑꯗꯩꯗꯤ ꯃꯣꯏꯅ ꯐꯤꯇꯠ ꯑꯃꯐꯧ ꯃꯥꯒꯤꯅꯦꯅ ꯊꯤꯜꯂꯛꯇ꯭ꯔꯦꯕ ꯑꯗꯩ ꯀꯔꯤꯒꯨꯝꯕꯤ ꯑꯃꯐꯧ ꯃꯥꯁꯦ ꯂꯥꯛꯄ ꯎꯅꯁꯤ ꯍꯥꯏꯕ ꯑꯃꯐꯧ ꯇꯧꯈꯤꯗ꯭ꯔꯦ ꯑꯗꯒꯤ ꯑꯃꯨꯛ ꯃꯇꯝꯁꯦ ꯐꯣꯟ ꯊꯣꯛꯇ꯭ꯔꯤ ꯑꯗꯨꯐꯧꯗꯤ ꯑꯗꯨꯒ ꯑꯃꯐꯧ ꯇꯧꯈꯤꯗ꯭ꯔꯦ ꯃꯥꯒꯤꯅꯦꯅ ꯐꯤꯇꯠ ꯑꯃꯐꯧ ꯊꯤꯜꯂꯛꯇ꯭ꯔꯦ ꯀꯔꯤꯝ ꯍꯥꯏꯔꯛꯈꯤꯗ꯭ꯔꯦ ꯅꯨꯄꯥꯁꯤꯁꯨ ꯎꯅꯁꯤꯁꯨ ꯍꯥꯏꯔꯛꯈꯤꯗ꯭ꯔꯦ ꯑꯗꯨꯝ ꯆꯦꯟꯕ ꯍꯦꯛ ꯃꯇꯨꯡꯗꯒꯤꯅꯦ ꯃꯉꯣꯟꯗ ꯅꯨꯡꯇꯤꯒꯤ ꯃꯣꯏ ꯂꯝꯕꯤꯁꯦ ꯀꯨꯠꯈꯩ ꯅꯣꯡꯃꯒꯤ ꯑꯌꯨꯛ ꯅꯨꯡꯗꯥꯡ ꯃꯌꯨꯝꯗ ꯇꯨꯝꯕ ꯈꯛ ꯆꯪꯉꯒ ꯃꯥꯕꯨ ꯁꯦꯟꯅꯔꯝꯃꯤꯕ ꯅꯨꯄꯥꯁꯦ ꯆꯦꯜꯂꯦ ꯍꯥꯏꯕꯗꯒꯤꯗꯤ ꯎꯅꯁꯦꯁꯨ ꯍꯥꯏꯔꯛꯈꯤꯗ꯭ꯔꯦ ꯂꯥꯛꯀꯦꯁꯨ ꯍꯥꯏꯔꯛꯈꯤꯗ꯭ꯔꯦ ꯅꯪ ꯀꯃꯥꯏꯅ ꯇꯧꯔꯤꯁꯨ ꯍꯪꯉꯛꯈꯤꯗ꯭ꯔꯦ ꯑꯗꯒꯤꯗꯤ ꯀꯔꯤꯝꯐꯧ ꯁꯦꯟꯅꯈꯤꯗ꯭ꯔꯦꯕ ꯑꯗꯨ ꯌꯥꯝ ꯁꯦꯟꯅꯔꯝꯕꯗꯣ ꯑꯗ ꯅꯨꯄꯤꯁꯤꯅ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯕ ꯆꯦꯟꯕꯁꯨ ꯑꯩꯅ ꯅꯝꯗꯅ ꯆꯦꯟꯈꯤꯕ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯆꯦꯜꯂ ꯃꯇꯨꯡꯗꯒꯤꯗꯤ ꯑꯩ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯝꯕ ꯃꯥꯅ ꯀꯔꯤꯝꯇꯁꯨ ꯁꯦꯟꯅꯗꯕꯅ ꯃꯉꯣꯟꯗ ꯌꯥꯝ ꯅꯨꯡꯉꯥꯏꯖꯗꯕꯀꯣ ꯑꯗꯩ ꯆꯦꯟꯕ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤꯒꯤ ꯑꯃꯨꯛꯈꯛꯅꯦꯕ ꯑꯁꯦꯡꯕꯒꯤꯗꯤ ꯆꯦꯟꯒꯗꯕꯁꯦꯀꯣ ꯑꯃꯨꯛꯈꯛ ꯄꯨꯟꯁꯤꯒꯤ ꯑꯍꯥꯟꯕ ꯑꯔꯣꯏꯕ ꯖꯇ꯭ꯔꯥ ꯆꯦꯟꯕꯗꯨꯐꯧ ꯑꯩꯈꯣꯏꯒꯤ ꯅꯨꯄꯥꯗꯨꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯒ ꯑꯩꯈꯣꯏꯒꯤ ꯅꯝꯗꯅ ꯆꯦꯟꯕꯤꯈꯤꯕ ꯅꯠꯇꯕ ꯃꯥ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯤꯕ ꯅꯨꯄꯥꯗꯣ ꯍꯥꯏꯐꯦꯠ ꯂꯩꯊꯣꯛꯈ꯭ꯔꯒ ꯑꯇꯣꯞꯄ ꯅꯨꯄꯤ ꯀꯣꯏ ꯀꯥꯏꯅ
ꯇꯧꯔꯒ ꯃꯥꯅ ꯑꯣꯏꯅꯒ ꯆꯠꯁꯜꯂꯒ ꯑꯣꯏꯅ ꯆꯦꯟꯈꯤꯕꯗꯣ ꯃꯉꯣꯟꯗ ꯑꯗꯨꯏ ꯈꯨꯆꯦꯟꯒꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯈꯤꯗꯦꯕꯀꯣ ꯑꯗꯨꯃꯥꯏꯅ ꯊꯦꯡꯈꯥꯡ ꯃꯥꯅ ꯅꯨꯡꯉꯥꯏꯇꯕꯁꯦ ꯂꯩꯌꯦꯕ ꯑꯗꯨꯒ ꯈꯔ ꯂꯩꯔꯒ ꯃꯣꯏꯁꯨ ꯀꯣꯂꯦꯖꯁꯦ ꯀꯟꯅ ꯇꯝꯅꯔꯤ ꯀꯔꯤꯝ ꯍꯥꯏꯅꯗ꯭ꯔꯦ ꯀꯔꯤꯝ ꯄꯥꯎ ꯐꯥꯎꯅꯗ꯭ꯔꯦ ꯑꯗ ꯃꯇꯝꯁꯤꯗ ꯀꯣꯂꯦꯖꯁꯦ ꯃꯣꯏ ꯂꯣꯏꯁꯤꯜꯂꯛꯄ ꯃꯇꯥꯡꯁꯦ ꯌꯧꯁꯟꯅꯔꯛꯑꯦ ꯃꯇꯝꯁꯤꯗ ꯃꯣꯏꯁꯦ ꯐꯣꯟ ꯊꯣꯛꯅꯔꯛꯑꯦ ꯐꯣꯟꯁꯦ ꯈꯔ ꯀꯤꯄꯦꯗꯁꯦ ꯄꯥꯏꯕ ꯍꯧꯅꯔꯦꯕ ꯑꯗꯨꯏꯁꯨ ꯃꯕꯥꯅꯤꯁꯦ ꯄꯥꯎ ꯐꯥꯎꯅꯕ ꯉꯝꯅꯗꯦ ꯃꯥꯅꯁꯨ ꯃꯃꯥꯅ ꯌꯥꯗꯕꯅꯤꯅ ꯑꯗꯩ ꯀꯩꯅꯣꯅꯦ ꯐꯤꯇꯠꯂꯝꯐꯧ ꯊꯤꯜꯂꯛꯇꯕ ꯈꯣꯠꯇꯕꯗꯤ ꯀꯨꯝꯍꯩ ꯍꯔꯥꯎ ꯌꯥꯝ ꯊꯣꯏꯁꯤꯕꯣꯅ ꯃꯃꯥꯟꯅꯕꯤ ꯆꯦꯜꯂꯒ ꯂꯩꯕꯒꯤꯗꯤ ꯊꯤꯜꯂꯛꯄ ꯀꯔꯤꯝ ꯍꯥꯏꯔꯛꯇꯕ ꯍꯣꯏꯅꯤ ꯃꯥꯏꯅ ꯍꯥꯏꯔꯛꯇꯕ ꯀꯥꯟꯗ ꯁꯥꯎꯅꯔꯦꯕ ꯁꯣꯝꯗ ꯑꯗꯩ ꯃꯥꯅꯁꯨ ꯐꯣꯟꯁꯦ ꯇꯧꯔꯦꯕ ꯑꯗꯨ ꯀꯔꯤꯝ ꯍꯥꯏꯔꯛꯇꯦ ꯈꯣꯠꯇꯦꯅ ꯌꯥꯝ ꯁꯥꯎꯅꯩ ꯈꯣꯠꯂꯦꯅ ꯑꯗꯩ ꯁꯣꯝꯗꯁꯨ ꯃꯥꯅꯁꯨ ꯉꯍꯥꯟꯈꯩ ꯃꯃꯥꯅ ꯑꯗꯨ ꯍꯥꯏ ꯍꯥꯏꯕꯁꯦ ꯅꯨꯄꯤꯁꯤꯅ ꯈꯪꯉꯝꯗꯦ ꯅꯨꯄꯥꯁꯤꯅ ꯍꯥꯏꯔꯛꯑꯦꯕ ꯅꯣꯏ ꯃꯥ ꯍꯣꯏꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯛꯈ꯭ꯔꯕꯅꯤꯅ ꯑꯩꯈꯣꯏ ꯕꯕꯥꯍꯣꯏꯁꯦ ꯑꯃꯨꯛꯅ ꯅꯣꯏꯗ ꯂꯥꯛꯇꯧ ꯃꯥꯟꯗ꯭ꯔꯦ ꯑꯗꯩ ꯐꯤ ꯑꯃ ꯀꯩ ꯑꯃ ꯀꯨꯝꯍꯩ ꯍꯔꯥꯎꯒꯤꯅꯦꯅ ꯊꯤꯜꯂꯛꯇꯧ ꯃꯥꯟꯗ꯭ꯔꯦ ꯃꯔꯝꯗꯤ ꯊꯤꯟꯕ ꯆꯠꯄꯗ ꯅꯣꯏꯅ ꯂꯧꯍꯧꯗꯧ ꯃꯥꯟꯗꯦ ꯂꯪꯊꯣꯔꯛꯇꯧ ꯃꯥꯜꯂꯤ ꯑꯗꯨꯅ ꯏꯀꯥꯏꯕ ꯅꯪꯗꯣꯏ ꯁꯔꯨꯛꯄꯨꯗꯤꯅ ꯍꯥꯏꯔꯦ ꯑꯗꯨꯅ ꯉꯥꯏꯈꯣ ꯍꯥꯏꯅꯤꯡꯕ ꯍꯥꯏꯅꯖꯅꯨ ꯉꯥꯡꯅꯤꯡꯕ ꯉꯥꯡꯅꯖꯅꯨ ꯏꯕꯥꯅꯤ ꯑꯃꯠꯇ ꯑꯣꯏꯁꯤ ꯑꯩꯁꯨ ꯊꯕꯛꯀꯤ ꯀꯟꯅ ꯆꯦꯜꯂꯤ ꯀꯥꯏꯅ ꯍꯥꯏꯔꯛꯑꯦꯕꯀꯣ ꯑꯗꯩ ꯄꯥꯎꯗꯤ ꯑꯗꯨꯝ ꯃꯆꯥꯅꯨꯄꯤꯁꯤꯒ ꯀꯣꯂꯦꯖ ꯄꯨꯟꯕꯅꯤꯅ ꯑꯗꯨ ꯅꯨꯄꯥꯗꯨꯅ ꯑꯩꯈꯣꯏꯒꯤꯅꯦ ꯈꯦꯠꯅꯕꯩ ꯆꯥꯡꯁꯦ ꯍꯧꯖꯤꯛꯇꯤ ꯆꯦꯜꯂꯨꯕ ꯑꯣꯏꯔꯁꯨ ꯑꯩꯈꯣই ꯄꯪꯀꯣꯏ ꯀꯣꯏꯁꯟꯅꯕ ꯑꯗꯩ ꯆꯦꯜꯂꯨꯕ ꯅꯨꯄꯤꯁꯤꯡꯁꯨ ꯍꯥꯏꯗꯣꯛꯇꯕꯤꯗ ꯀꯣꯏꯕꯒ ꯃꯌꯥꯝ ꯂꯩꯗꯅ ꯃꯇꯝꯁꯤꯗꯗꯤ ꯃꯥꯁꯦ ꯆꯦꯜꯂꯨꯔꯦ ꯍꯥꯏꯗꯤ ꯂꯣꯏ ꯈꯪꯅꯕ ꯅꯨꯄꯥꯅꯁꯨ ꯍꯥꯏꯔꯛꯑꯔꯣꯏ ꯆꯦꯜꯂꯨꯕ ꯅꯨꯄꯤꯁꯦ ꯄꯨꯔꯥ ꯃꯧ ꯑꯣꯏꯅ ꯈꯟꯈ꯭ꯔꯦꯕ ꯅꯨꯄꯥꯁꯤꯡꯅ ꯆꯦꯜꯂꯨꯕ ꯅꯨꯄꯤꯁꯦ ꯀꯣꯏꯒꯦ ꯍꯥꯏꯅꯗꯦꯕ ꯌꯥꯝ ꯍꯪꯒꯣꯏꯅ ꯀꯣꯏꯅ ꯆꯠꯅꯩꯕ ꯃꯤ ꯑꯃꯒꯤ ꯅꯨꯄꯤꯅꯦꯅ ꯈꯟꯈ꯭ꯔꯦꯕ ꯑꯗꯩ ꯆꯦꯜꯂꯤꯕ ꯅꯨꯄꯤꯁꯤꯅꯁꯨ ꯑꯩꯁꯦ ꯆꯦꯜꯂꯨꯔꯦ ꯍꯥꯏꯗꯤ ꯅꯨꯄꯥ ꯅꯍꯥ ꯌꯦꯡꯉꯔꯣꯏ ꯑꯃ ꯇꯧꯔꯔꯣꯏ ꯃꯃꯥꯟꯅꯕ ꯋꯥꯔꯤ ꯁꯥꯕ ꯐꯝꯃꯤꯟꯅꯕ ꯄꯨꯟꯕ ꯑꯃꯠꯇ ꯇꯧꯔꯔꯣꯏ ꯑꯗꯣ ꯃꯥꯁꯨ ꯃꯧ ꯑꯃꯗꯧꯅ ꯑꯗꯨꯝ ꯂꯩꯅꯕ ꯃꯇꯝꯅꯦꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯥꯅ ꯂꯩꯁꯥꯔꯤꯉꯩꯗ ꯅꯨꯄꯥꯁꯦ ꯃꯁꯛ ꯐꯖꯩꯅ ꯇꯥꯟꯅꯔꯝꯕ ꯃꯌꯥꯝꯁꯦ ꯆꯦꯟꯈ꯭ꯔꯦ ꯍꯥꯏꯕ ꯅꯨꯃꯤꯠꯇꯩꯗꯤ ꯃꯣꯏ ꯊꯣꯡꯒꯥꯟꯗ ꯀꯅꯥꯝ ꯂꯥꯛꯈꯤꯗ꯭ꯔꯦꯕ ꯀꯅꯥꯝ ꯍꯥꯏꯔꯛꯈꯤꯗ꯭ꯔꯦ ꯆꯦꯜꯂꯨꯔꯦꯅ ꯃꯥꯁꯦ ꯆꯦꯜꯂꯨꯔꯕꯅꯤꯅ ꯍꯥꯏꯔꯕꯅꯤꯅ ꯑꯗꯨꯃꯥꯏꯅ ꯃꯥꯒꯤ ꯂꯥꯏꯐꯁꯦ ꯌꯥꯝ ꯊꯤꯅ ꯍꯣꯡꯈꯤꯕꯗꯣ ꯌꯥꯝ ꯊꯤꯅ ꯍꯣꯡꯈꯤꯕ ꯑꯗꯒꯤ ꯀꯩꯅꯣꯁꯤ ꯑꯗ ꯃꯥꯅ ꯍꯥꯏꯔꯦꯕ ꯑꯗꯨꯅ ꯏꯕꯥꯅꯤ ꯑꯗꯨꯝ ꯉꯥꯏꯅꯁꯤ ꯑꯩꯁꯨ ꯊꯕꯛꯁꯤ ꯑꯝꯇ ꯇꯧꯔꯛꯈꯤꯒꯦ ꯑꯩꯁꯨ ꯄꯥꯡꯒꯜꯁꯦ ꯊꯣꯛꯄ ꯉꯝꯗ꯭ꯔꯦ ꯐꯤ ꯊꯤꯜꯂꯛꯄ ꯊꯤꯜꯂꯛꯇꯕ ꯅꯪ ꯑꯗꯨ ꯀꯔꯤꯝ ꯈꯟꯒꯅꯣꯅ ꯏꯕꯥꯅꯤ ꯑꯃꯨꯛ ꯆꯦꯜꯂꯁꯨ ꯆꯦꯟꯁꯦ ꯅꯨꯄꯥꯁꯤꯅ ꯍꯥꯏꯔꯦꯕꯀꯣ ꯑꯗꯨꯒ ꯃꯥꯁꯦ ꯍꯥꯏꯅ ꯃꯥꯏ ꯊꯕꯛ ꯈꯜꯂꯛꯑꯒ ꯃꯥꯁꯦ ꯇ꯭ꯔꯦꯅꯤꯡ ꯆꯠꯈ꯭ꯔꯦꯕ ꯇ꯭ꯔꯦꯅꯤꯡ ꯆꯠꯈ꯭ꯔꯕꯅꯤꯅ ꯀꯔꯤꯝ ꯐꯥꯎꯅꯗ꯭ꯔꯦꯕ ꯑꯗꯨꯒ ꯃꯉꯣꯟꯗ ꯀꯣꯂꯦꯖꯇ ꯃꯤꯅ ꯈꯪꯗ꯭ꯔꯤꯉꯩꯗ ꯈꯪꯗꯕ ꯑꯇꯣꯞꯄ ꯃꯥꯏꯀꯩꯗꯒꯤ ꯅꯗꯤ ꯍꯥꯏꯐꯦꯠ ꯍꯦꯛ ꯂꯛꯅꯔꯛꯄ ꯃꯌꯥꯝꯅ ꯆꯦꯜꯂꯨꯔꯃꯦꯒ ꯍꯥꯏꯕ ꯑꯗꯩ ꯑꯗꯨꯝ ꯂꯛꯅꯔꯛꯈꯤꯗꯕ ꯑꯗꯨꯃꯥꯏꯅ ꯍꯥꯏꯐꯦꯠ ꯂꯛꯅꯕꯒꯁꯦ ꯃꯆꯥꯅꯨꯄꯤꯅ ꯄꯥꯎ ꯇꯝꯗꯅ ꯃꯥꯁꯦ ꯂꯣꯏꯗꯤ ꯐꯪꯕ ꯅꯣꯡ ꯐꯥꯗꯣꯛ ꯌꯥꯝ ꯇꯥꯡꯅ ꯃꯕꯥꯅꯤ ꯋꯥꯔꯤ ꯁꯥꯟꯅꯔꯛꯄ ꯀꯥꯟꯗꯗꯤ ꯍꯦꯛ ꯍꯥꯏꯔꯛꯄ ꯑꯗꯨꯃꯥꯏꯅꯗꯤ ꯇꯧꯕ ꯅꯪ ꯑꯩ ꯉꯥꯏꯔꯝꯃꯨꯀꯣ ꯑꯗꯨꯗꯨꯅ ꯑꯗꯩ ꯃꯥꯁꯦ ꯊꯥꯕꯜ ꯆꯣꯡꯕ ꯈꯣꯠꯄ ꯑꯃꯠꯇ ꯌꯥꯎꯈꯤꯗ꯭ꯔꯦꯕꯀꯣ ꯑꯗꯣ ꯁꯤꯒꯤ ꯇꯥꯟꯖꯥ ꯑꯃꯁꯤꯅ ꯇ꯭ꯔꯦꯅꯤꯡ ꯆꯠꯈꯤꯕ ꯏꯕꯥꯅꯤ ꯄꯥꯎꯁꯦ ꯈꯔ ꯐꯥꯎꯅꯔꯛꯇꯕ ꯒꯦꯞꯁꯦ ꯂꯩꯅꯔꯛꯄ ꯃꯇꯝꯁꯤꯗ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯑꯃꯨꯛ ꯅꯣꯡꯃ ꯃꯥꯁꯦ ꯕꯖꯥꯔꯗ ꯃꯅꯝ ꯑꯃꯒ ꯄꯣꯠ ꯆꯩ ꯂꯩꯕ ꯆꯠꯄ ꯑꯩꯈꯣꯏ ꯁꯤꯒꯤ ꯏꯝꯐꯥꯜ ꯕꯖꯥꯔꯁꯤꯅꯤꯀꯣ ꯆꯠꯄꯁꯤꯗ ꯑꯩꯈꯣꯏ ꯌꯥꯝ ꯆꯥꯎꯅ ꯗꯨꯀꯥꯟꯁꯦ ꯀꯔꯤ ꯃꯈꯜꯒꯤ ꯗꯨꯀꯥꯟꯅꯣꯗꯤ ꯑꯩ ꯍꯥꯏꯖꯔꯔꯣꯏꯒꯦꯕ ꯌꯥꯝ ꯆꯥꯎꯅ ꯐꯝꯕ ꯗꯨꯀꯥꯟ ꯑꯃꯈꯛꯇ ꯄꯣꯠ ꯂꯩꯕ ꯆꯪꯕꯗꯅꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯗꯨꯀꯥꯟ ꯃꯥꯒꯤ ꯁꯤꯒꯤ ꯊꯧꯗꯣꯛꯁꯤ ꯑꯃꯨꯛ ꯅꯨꯄꯥ ꯑꯃꯃꯨꯛ ꯁꯤꯗ ꯊꯦꯡꯅꯔꯛꯀꯗꯣꯏꯅꯦꯕ ꯑꯗꯨꯒꯤ ꯅꯨꯄꯥꯁꯤꯒꯤ ꯃꯄꯥꯒ ꯃꯌꯥꯝꯕꯁꯤꯒ ꯗꯨꯀꯥꯟꯁꯤꯗ ꯂꯩꯔꯝꯃꯦ ꯅꯨꯄꯥ ꯃꯆꯥꯗꯤ ꯅꯨꯃꯤꯠꯁꯦ ꯗꯨꯀꯥꯟꯁꯤꯗ ꯂꯩꯔꯝꯗꯦꯕꯀꯣ ꯑꯗꯨꯒ ꯃꯣꯏꯅ ꯄꯣꯠꯇꯣ ꯌꯦꯡꯕ ꯈꯣꯠꯄ ꯁꯤꯁꯤꯗ ꯅꯨꯄꯥꯁꯤꯒ ꯃꯌꯥꯝꯕꯁꯤꯒ ꯃꯄꯥꯁꯤꯒꯅ ꯌꯥꯝ ꯃꯨꯟꯅ ꯃꯉꯣꯟꯗ ꯌꯦꯡꯉꯛꯄ ꯑꯗꯨꯝ ꯌꯦꯡꯕ ꯑꯩꯈꯣꯏꯒꯤ ꯀꯁꯇꯃꯔ ꯃꯌꯥꯝꯁꯦ ꯂꯥꯛꯏꯅꯤꯗꯅꯀꯣ ꯄꯣꯠ ꯇꯝꯅꯕ ꯈꯣꯠꯅꯕ ꯃꯤꯁꯦ ꯃꯌꯥꯝ ꯂꯩꯔꯤꯅꯦꯕ ꯑꯗꯨꯝ ꯌꯦꯡꯕ ꯃꯕꯥꯅꯤꯁꯤꯅ ꯃꯤꯁꯤꯅ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯌꯦꯡꯉ ꯂꯩꯔꯗꯤ ꯈꯪꯉꯤꯗꯅ ꯑꯩꯅ ꯑꯗꯨꯃꯥꯏꯅ ꯑꯗꯩꯗꯤ ꯑꯗꯨꯝ ꯃꯨꯟꯅ ꯌꯦꯡꯈ꯭ꯔꯦꯗꯀꯣꯅ ꯃꯣꯏꯅ ꯈꯟꯕ ꯑꯗꯩꯗꯤ ꯑꯗꯨꯒꯤ ꯃꯇꯨꯡ ꯑꯃꯨꯛ ꯍꯨꯝꯅꯤ ꯃꯔꯤꯅꯤ ꯂꯩꯔꯒ ꯃꯥꯅ ꯂꯩꯔꯛꯏꯕ ꯄꯣꯠꯇꯣ ꯄꯥꯝꯃꯦꯅ ꯃꯃꯥꯟꯅꯕꯤ ꯈꯔꯅ ꯑꯗꯨꯗꯩ ꯂꯩꯔꯨꯁꯤ ꯑꯗꯨꯏ ꯗꯨꯀꯥꯟꯗꯨꯗꯩ ꯅꯪ ꯂꯩꯐꯝꯗꯨꯗꯩ ꯄꯥꯝꯃꯦ ꯑꯩꯈꯣꯏꯅ ꯄꯨꯂꯞ ꯂꯩꯕ ꯂꯥꯛꯃꯤꯟꯅꯕ ꯁꯤꯗꯗꯤ ꯃꯥꯒ ꯑꯃꯨꯛ ꯑꯅꯤꯁꯨꯕ ꯈꯪꯅꯔꯛꯇꯣꯏꯕ ꯅꯨꯄꯥꯁꯤ ꯂꯩꯔꯝꯃꯦꯕ ꯑꯗ ꯃꯌꯥꯝꯕꯁꯤꯅ ꯀꯩꯅꯣ ꯃꯄꯥꯁꯤꯅꯅꯦ ꯃꯥ ꯍꯦꯛ ꯆꯪꯉꯛꯄꯗꯅꯦ ꯏꯕꯨꯡꯉꯣ ꯆꯧꯕ ꯉꯍꯥꯟꯒꯤ ꯅꯨꯄꯤꯗꯨꯅꯦꯅ ꯍꯥꯏꯈꯤꯕ ꯑꯗꯩ ꯑꯃꯨꯛ ꯏꯕꯨꯡꯉꯣ ꯆꯠꯇꯨ ꯑꯩꯈꯣꯏꯅ ꯍꯥꯏꯕꯗꯨꯅꯦꯅ ꯍꯥꯏꯈꯤꯕ ꯃꯥꯅ ꯇꯥꯍꯧꯋꯦꯕ ꯑꯗꯩꯗꯤ ꯍꯦꯛꯇꯅꯦ ꯃꯄꯥ ꯃꯆꯥ ꯃꯣꯏ ꯑꯍꯨꯝ ꯆꯪꯗ ꯌꯦꯡꯈꯤꯕꯗ ꯃꯥꯁꯦ ꯄꯣꯠꯁꯦ ꯈꯟꯕ ꯑꯃꯒ ꯈꯪꯗꯕ ꯑꯗꯩ ꯃꯣꯏꯒꯤ ꯁꯦꯜꯁꯃꯦꯟꯈꯩꯗꯨꯅꯁꯨ ꯆꯪꯉꯛꯑꯒ ꯁꯤ ꯌꯥꯔꯕ ꯁꯤ ꯆꯥꯔꯕ ꯁꯤ ꯄꯥꯝꯃꯕ ꯀꯔꯝꯕ ꯄꯨꯊꯣꯛꯆꯔꯧꯒꯦ ꯑꯇꯩ ꯗꯤꯖꯥꯏꯟ ꯂꯩꯔꯤ ꯑꯇꯩ ꯀꯂꯔ ꯂꯩꯔꯤ ꯀꯥꯏꯅ ꯄꯪꯄꯨꯗꯒ ꯄꯨꯊꯣꯔꯒꯀꯣ ꯑꯗꯨꯃꯥꯏꯅ ꯍꯦꯛꯇꯅꯦ ꯃꯥꯁꯦ ꯌꯦꯡꯕꯗ ꯑꯗꯨ ꯍꯦꯛ
ꯅꯨꯃꯤꯠꯁꯤꯗꯒꯤ ꯃꯣꯏꯅ ꯍꯜꯂꯛꯄꯁꯤꯗꯅꯦ ꯑꯗꯨꯝ ꯇꯥꯟꯅꯔꯛꯈ꯭ꯔꯦꯕ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯁꯤꯅ ꯇꯥꯟꯅꯔꯛꯑꯦ ꯑꯗꯨꯒ ꯃꯥꯁꯤꯅ ꯀꯥꯔ ꯊꯧꯋꯤꯀꯣ ꯑꯗꯨꯒ ꯇꯥꯟꯅꯔꯛꯑꯦ ꯑꯗꯩ ꯃꯣꯏ ꯊꯣꯡꯒꯥꯟ ꯀꯩ ꯈꯪꯍꯧꯔꯦ ꯑꯗꯩ ꯑꯩꯈꯣꯏ ꯊꯤꯟꯕꯤꯒꯦ ꯌꯥꯝ ꯍꯥꯏꯌꯦꯕ ꯑꯗꯣ ꯃꯣꯏꯅ ꯌꯥꯗꯦꯕꯀꯣ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯊꯣꯡꯒꯥꯟꯁꯤ ꯃꯣꯏꯅ ꯑꯗꯨꯝ ꯃꯣꯏꯗꯤ ꯂꯥꯏꯟꯗꯅꯦꯕ ꯆꯠꯂꯤꯁꯦ ꯃꯃꯥꯟꯅꯕꯤ ꯃꯌꯥꯝꯒ ꯑꯗꯨꯒ ꯃꯣꯏꯅ ꯊꯤꯟꯕꯤꯒꯦꯁꯦ ꯀꯥꯈꯠꯂꯣ ꯍꯥꯏꯕꯁꯦ ꯃꯣꯏꯅ ꯑꯩꯈꯣꯏꯒꯤ ꯂꯥꯏꯟ ꯒꯥꯔꯤꯁꯤꯗ ꯕꯁꯁꯤꯗ ꯊꯣꯛ ꯀꯥꯈꯠꯄ ꯃꯣꯏꯁꯨ ꯑꯗꯨꯝ ꯇꯥꯟꯅꯔꯛꯄ ꯑꯗꯩ ꯀꯨꯝꯃꯒ ꯃꯣꯏꯁꯦ ꯃꯣꯏꯒꯤ ꯂꯝꯗꯨꯒꯤ ꯕꯖꯥꯔꯗꯨꯗ ꯀꯨꯝꯗꯣꯏꯅꯦꯕ ꯑꯗꯨꯁꯨ ꯑꯩꯈꯣꯏ ꯊꯤꯟꯒꯦꯅ ꯑꯃꯨꯛꯁꯨ ꯃꯣꯏꯅ ꯍꯥꯏꯔꯕꯁꯦ ꯌꯥꯗꯕ ꯃꯇꯝꯗꯨ ꯖꯤꯞꯀ ꯆꯦꯟꯅꯕ ꯖꯤꯞꯇ ꯑꯃꯨꯛ ꯆꯪꯕ ꯃꯣꯏ ꯈꯨꯟꯕ ꯑꯗꯨ ꯃꯣꯏꯅ ꯑꯃꯨꯛ ꯇꯥꯟꯅꯔꯛꯄ ꯑꯗꯨꯒ ꯃꯁꯛꯁꯦ ꯂꯩꯐꯝ ꯀꯩ ꯂꯣꯏ ꯈꯪꯍꯧꯔꯦꯗꯅꯀꯣ ꯑꯗ ꯃꯃꯤꯡꯗꯪꯗꯤ ꯍꯥꯏꯔꯝꯃꯣꯅ ꯃꯃꯥꯟꯅꯕꯤꯒꯅ ꯍꯥꯏꯌꯦꯕ ꯑꯗꯩꯗ ꯑꯃꯨꯛ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯣꯏꯒꯤ ꯃꯈꯨꯔꯥꯁꯦ ꯚꯣꯠ ꯂꯦꯞꯄꯦꯕ ꯑꯗꯨꯒꯤ ꯚꯣꯠ ꯃꯌꯥꯒꯤ ꯃꯤꯁꯦ ꯍꯦꯛꯇ ꯅꯣꯡꯉꯥꯟꯕꯗꯒꯤ ꯃꯣꯏꯒꯤ ꯁꯪꯒꯣꯏ ꯁꯨꯃꯥꯡ ꯊꯟꯅ ꯃꯤꯁꯦ ꯂꯥꯛꯄ ꯃꯇꯝꯅꯦꯕ ꯎꯅꯕ ꯑꯗꯣ ꯅꯨꯄꯥꯁꯤꯁꯨ ꯌꯥꯝ ꯍꯩꯅꯅ ꯍꯦꯛ ꯅꯣꯡꯉꯥꯟꯕꯩꯁꯤꯗꯀꯣ ꯑꯩꯈꯣꯏꯒꯤ ꯆꯤꯅꯤ ꯕꯦꯛ ꯑꯃ ꯑꯂꯨ ꯕꯦꯛ ꯑꯃ ꯄꯨꯔꯒ ꯆꯪꯉꯛꯑꯦꯕ ꯃꯣꯏꯁꯦ ꯃꯣꯏ ꯃꯤ ꯈꯔ ꯄꯥꯡꯕ ꯂꯥꯛꯄ ꯁꯥꯔꯃꯤꯅ ꯎꯄꯥꯏ ꯂꯩꯇ꯭ꯔꯦꯕ ꯑꯗꯣ ꯃꯤꯗꯣ ꯑꯣꯛꯇꯕꯗꯤ ꯌꯥꯗꯕꯅꯤꯅ ꯑꯣꯛꯑꯦꯗꯅꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯗꯨꯝ ꯃꯥꯁꯦ ꯃꯥꯒꯤꯗꯤ ꯆꯪꯕꯩ ꯈꯨꯗꯣꯡꯆꯥꯕꯁꯦ ꯐꯪꯈ꯭ꯔꯦꯕ ꯍꯧꯖꯤꯛ ꯅꯨꯄꯥꯁꯦ ꯑꯗꯨꯃꯥꯏꯅ ꯄꯣꯠ ꯆꯩꯁꯦ ꯄꯥꯡꯁꯤꯜꯂꯒ ꯃꯣꯏꯒꯤ ꯃꯕꯨꯡꯁꯤꯡ ꯀꯩꯁꯤꯡ ꯃꯣꯏ ꯃꯤ ꯁꯥꯔ ꯇꯤꯟꯅꯔꯒ ꯑꯗꯨꯝ ꯂꯥꯛꯁꯟꯈ꯭ꯔꯦꯕ ꯚꯣꯠꯀꯤ ꯂꯥꯛꯄꯒꯤ ꯇꯥꯏꯞꯇ ꯑꯗꯨꯝ ꯁꯨꯃꯥꯡ ꯁꯪꯒꯣꯏꯗ ꯃꯤꯁꯦ ꯂꯥꯛꯑ ꯑꯗꯨꯝ ꯄꯪꯂꯩ ꯂꯩꯅꯩꯗꯅ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯈꯨꯗꯣꯡꯆꯥꯕ ꯂꯧꯈ꯭ꯔꯦ ꯅꯨꯡꯇꯤꯒꯤ ꯂꯥꯛꯑꯦ ꯍꯥꯏꯔꯛꯑꯦ ꯃꯉꯣꯟꯗ ꯃꯥꯁꯦ ꯌꯥꯗꯦ ꯑꯩ ꯆꯦꯜꯂꯨꯔꯦ ꯈꯣꯠꯂꯨꯔꯦ ꯃꯇꯝ ꯉꯥꯏꯅ ꯂꯩꯕꯅꯦꯅ ꯃꯥ ꯁꯨꯡꯌꯥ ꯌꯥꯗꯦꯀꯣ ꯐꯖꯅ ꯂꯥꯛꯑꯦ ꯑꯗꯨꯃꯁꯨ ꯐꯖꯅ ꯁꯪꯉꯦ ꯁꯦꯟꯅꯔꯦ ꯑꯗꯒꯤꯗꯤ ꯌꯥꯗꯦ ꯃꯥꯁꯦ ꯑꯗꯩ ꯐꯣꯟ ꯇꯧꯁꯜꯂꯛꯏ ꯃꯥꯁꯦ ꯑꯌꯥꯝꯕ ꯃꯇꯝꯗ ꯐꯣꯟꯁꯦ ꯑꯣꯐꯐꯥꯎ ꯊꯝꯖꯔꯦꯕ ꯑꯩꯗꯤ ꯂꯨꯍꯣꯡꯗꯧ ꯉꯥꯏꯔꯕꯅꯦꯅ ꯑꯗꯨꯝ ꯑꯗꯩꯗꯤ ꯑꯗꯨꯃꯥꯏꯅ ꯃꯥꯁꯨ ꯁꯪꯕ ꯌꯥꯕ ꯁꯪꯉꯤ ꯁꯦꯟꯅꯕ ꯌꯥꯕ ꯁꯦꯟꯅꯩ ꯑꯗꯩ ꯁꯣꯝꯗꯅ ꯃꯥꯕꯨ ꯀꯣꯏꯁꯦꯟ ꯁꯦꯟꯅꯔꯝꯕ ꯅꯨꯄꯥꯗꯨꯗꯤ ꯍꯦꯛ ꯆꯦꯟꯈꯤꯕ ꯅꯨꯃꯤꯠꯇꯒꯤ ꯅꯣꯡꯇ ꯁꯦꯟꯅꯕꯤꯈꯤꯗ꯭ꯔꯦ ꯑꯗꯩꯗꯤ ꯃꯥꯅꯗꯤ ꯉꯥꯏꯖꯔꯤꯅꯦꯕ ꯃꯥ ꯇ꯭ꯔꯦꯅꯤꯡ ꯂꯣꯏꯕꯧꯗꯪꯗꯤꯅ ꯑꯗꯨ ꯂꯣꯏꯔꯒ ꯃꯕꯥꯅꯤ ꯑꯃꯨꯛꯅ ꯆꯦꯟꯁꯤꯜꯂꯁꯨ ꯑꯍꯟꯈꯩꯅ ꯂꯨꯍꯣꯡꯕ ꯁꯣꯝꯒꯤꯁꯨ ꯂꯦꯞꯅꯕ ꯆꯠꯂꯨ ꯌꯥꯗꯕꯤ ꯑꯗꯩ ꯁꯣꯝꯒꯤꯅꯁꯨ ꯂꯥꯛꯑꯣ ꯂꯨꯍꯣꯡꯕꯁꯦ ꯂꯦꯞꯅꯔꯁꯤꯅ ꯄꯥꯎ ꯄꯤꯌꯨ ꯌꯥꯗꯕꯤ ꯑꯗꯨꯑꯣꯏꯗꯤ ꯆꯦꯟꯁꯤꯜꯂꯁꯤꯅ ꯃꯥꯅꯁꯨ ꯋꯥꯈꯟꯗ ꯂꯩꯅꯔꯤꯕꯅꯤꯅ ꯃꯥꯅꯁꯨ ꯅꯨꯄꯥꯁꯤꯅꯗꯤ ꯑꯩ ꯅꯨꯡꯁꯤꯔꯤꯌꯦꯅ ꯃꯥꯁꯨ ꯉꯥꯏꯖꯕꯗꯨꯅꯦꯕ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧꯗꯨꯗꯤ ꯆꯦꯟꯗ꯭ꯔꯤꯉꯩ ꯃꯃꯥꯡꯒꯗꯤ ꯌꯥꯝ ꯊꯤꯅ ꯈꯦꯠꯅꯈꯤꯕꯗꯣ ꯃꯈꯨꯠ ꯆꯜꯂꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯏꯆꯦ ꯃꯥꯒꯤ ꯁꯣꯏꯗꯅ ꯑꯣꯏꯔꯅꯤ ꯈꯪꯉꯕꯅꯤನ ꯆꯦꯜꯂꯕꯅꯤꯅ ꯑꯩꯁꯦ ꯃꯥꯅ ꯁꯦꯟꯅꯕꯤꯗ꯭ꯔꯦ ꯇꯥꯟꯅꯕꯤꯗ꯭ꯔꯦꯅ ꯑꯗꯩ ꯅꯨꯄꯤꯁꯤꯗ ꯅꯨꯡꯉꯥꯏꯖꯄꯣꯟꯇꯦꯕ ꯑꯗꯩ ꯉꯋꯥꯏꯗꯤ ꯈꯣꯡ ꯑꯃ ꯂꯥꯎꯅ ꯊꯥꯡꯕꯩꯁꯨ ꯈꯣꯡ ꯑꯃ ꯀꯩꯅꯣ ꯇꯧꯅ ꯊꯥꯡꯕꯩꯁꯨ ꯅꯪ ꯅꯈꯣꯡ ꯑꯗꯨꯃꯥꯏꯅ ꯊꯥꯡ ꯌꯥꯕ꯭ꯔꯥ ꯅꯪ ꯅꯈꯣꯡ ꯊꯥꯡꯒꯦ ꯍꯥꯏꯔꯝꯗꯣꯏ ꯀꯩꯒꯤꯅꯣꯅ ꯁꯦꯟꯅꯔꯝꯃꯤꯗꯅꯀꯣ ꯑꯗꯣ ꯃꯥꯅ ꯀꯨꯝꯈꯤꯕ ꯐꯤꯂꯝꯗꯨꯃꯛꯇꯤ ꯑꯩꯈꯣꯏꯒꯤ ꯊꯤꯡꯒꯤꯗꯅꯅꯦ ꯑꯩꯈꯣꯏꯒꯤ ꯃꯣꯏꯒꯤ ꯃꯇꯝꯗꯨꯗ ꯑꯗꯨ ꯌꯥꯎꯋꯤ ꯑꯗꯨ ꯌꯥꯎꯕ ꯌꯥꯏ ꯌꯥꯗꯦꯅ ꯊꯤꯡꯅꯕꯤ ꯑꯃ ꯐꯤꯂꯝꯒꯤ ꯂꯩꯕꯗꯣ ꯑꯗꯨꯒꯤ ꯊꯤꯡꯒꯤꯗꯅ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯀꯟꯅ ꯐꯤꯂꯝꯗꯣ ꯌꯥꯝ ꯆꯠꯈꯤꯗ꯭ꯔꯦꯕ ꯀꯩꯁꯨ ꯐꯥꯎꯍꯧꯗ꯭ꯔꯦꯕ ꯐꯤꯂꯝꯗꯣ ꯑꯗꯩ ꯑꯃꯨꯛ ꯑꯦꯜꯕꯝꯁꯦ ꯃꯥꯅ ꯀꯨꯝꯈꯤꯕꯁꯤꯅ ꯑꯩꯈꯣꯏꯒꯤ ꯁꯥꯏꯠ ꯔꯣꯜ ꯁꯥꯕ ꯑꯗꯨꯒ ꯃꯥꯒꯤ ꯑꯣꯏꯕ ꯍꯦꯔꯣꯏꯟ ꯀꯩꯀꯩꯒꯤ ꯀꯨꯝꯃꯗꯕ ꯍꯥꯏꯕ ꯂꯥꯛꯑꯀꯥꯟꯗꯗꯤ ꯆꯦꯜꯂꯕꯅꯤꯅ ꯑꯝꯇ ꯃꯥꯗꯣ ꯃꯗꯥꯎꯗꯣ ꯌꯥꯎꯍꯧꯗ꯭ꯔꯦꯗꯅꯀꯣ ꯑꯗꯒꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯦ ꯑꯗꯨꯒꯗꯤ ꯅꯨꯄꯥꯁꯤꯅ ꯍꯥꯟꯅꯒꯤ ꯈꯨꯇꯥꯟꯅꯗꯣ ꯍꯥꯟꯅꯒꯤ ꯅꯨꯄꯥꯗꯨꯒꯤ ꯑꯗꯨꯃꯥꯏꯅꯃꯛ ꯇꯥꯟꯅꯔꯦꯕ ꯃꯥꯁꯦ ꯍꯥꯟꯅꯩ ꯅꯨꯄꯥꯁꯦ ꯑꯗꯨꯝ ꯅꯤꯡꯁꯤꯡꯍꯜꯂꯦꯕ ꯍꯧꯖꯤꯛꯀꯤ ꯑꯀꯣꯟꯕꯩ ꯅꯨꯄꯥꯁꯤꯒꯤ ꯃꯑꯣꯡ ꯃꯇꯧ ꯃꯌꯥꯝꯁꯤꯅꯀꯣ ꯑꯗꯨꯒꯗꯤ ꯃꯥꯒꯤ ꯀꯩꯅꯣꯁꯦ ꯅꯨꯄꯥ ꯍꯥꯟꯅ ꯆꯦꯜꯂꯤꯕꯁꯤ ꯇ꯭ꯔꯦꯅꯤꯡ ꯂꯣꯏꯔꯒ ꯊꯣꯛꯂꯛꯀꯗꯕꯁꯤ ꯁꯨꯞꯅꯒꯤ ꯅꯨꯃꯤꯠ 10ꯅꯤꯃꯨꯛꯀ ꯉꯥꯏꯁꯜꯂꯛꯑꯦꯕ ꯃꯥꯁꯦ ꯌꯥꯝ ꯋꯥꯅ ꯉꯥꯏꯀꯣ ꯑꯃꯁꯤꯅꯗꯤ ꯀꯥꯔꯟꯒ ꯇꯨꯔꯟꯒ ꯇꯥꯁꯜꯂꯛꯑꯕꯅꯤꯅ ꯑꯗꯩꯗꯤ ꯋꯥꯅ ꯉꯥꯏ ꯃꯥꯁꯦ ꯑꯗꯨꯒ ꯀꯩꯅꯣ ꯇꯧꯔꯦ ꯅꯣꯡꯃꯅꯦ ꯅꯨꯄꯤ ꯑꯃꯈꯛ ꯐꯣꯟ ꯇꯧꯔꯛꯑꯦꯕ ꯑꯗꯨꯒ ꯃꯥꯅ ꯍꯥꯏꯔꯛꯑꯦꯕ ꯑꯩꯒꯤ ꯅꯨꯄꯥꯅꯤ ꯅꯪ ꯁꯦꯟꯅꯗꯅ ꯁꯪꯗꯅ ꯂꯩꯔꯦ ꯗꯨꯀꯥꯟꯐꯥꯎ ꯐꯝꯅꯤ ꯈꯪꯗ꯭ꯔꯦ ꯊꯥꯗꯣꯔꯛꯑꯣ ꯑꯩꯒꯤ ꯅꯨꯄꯥꯗꯣ ꯀꯥꯟꯅꯀꯣ ꯃꯥꯗꯤ ꯄꯨꯡꯉꯛꯉꯛꯑꯕ ꯀꯩꯅꯣ ꯃꯥꯁꯤꯕꯨ ꯅꯨꯄꯤ ꯊꯤꯔꯕ ꯍꯥꯏꯁꯤꯕꯣ ꯑꯩꯈꯣꯏꯗꯤ ꯄꯥꯈꯪꯅꯦꯅ ꯂꯩ ꯑꯗꯨꯒꯅ ꯃꯥꯅ ꯍꯥꯏꯗ꯭ꯔꯣ ꯍꯥꯏꯁꯦ ꯅꯣꯏ ꯊꯤꯒꯠꯇ꯭ꯔꯣ ꯈꯪꯗ꯭ꯔꯣ ꯀꯥꯏꯅ ꯈꯪꯗꯦ ꯑꯩꯗꯤ ꯑꯗꯣ ꯃꯥꯒ ꯑꯩꯒꯗꯤ ꯅꯨꯡꯁꯤꯅꯕꯁꯨ ꯅꯨꯡꯁꯤꯅꯗꯦ ꯑꯩꯗꯤ ꯆꯦꯜꯂꯒ ꯂꯩꯔꯦ ꯂꯨꯍꯣꯡꯗꯣꯔꯦ ꯑꯩꯒꯤ ꯅꯨꯄꯥꯗꯣ ꯊꯣꯛꯂꯛꯇꯣꯔꯦ ꯃꯥ ꯇ꯭ꯔꯦꯅꯤꯡ ꯂꯣꯏꯕꯒ ꯏꯕꯥꯅꯤ ꯍꯣꯡꯒꯗꯕꯅꯦ ꯑꯗꯣ ꯑꯩꯗꯤ ꯁꯨꯡꯌꯥ ꯌꯥꯗꯦ ꯃꯥꯅ ꯇꯥꯟꯅꯖꯕꯩ ꯋꯥꯅꯤ ꯑꯅ ꯑꯗꯨꯃꯥꯏꯅ ꯉꯥꯡꯅꯈꯤꯕꯀꯣ ꯑꯗꯨꯒ ꯑꯁ ꯃꯥꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯍꯧꯗꯦꯕꯀꯣ ꯃꯤꯒꯤ ꯅꯨꯄꯤꯗꯨꯅꯒ ꯑꯗꯨꯃꯥꯏꯅꯒ ꯅꯨꯄꯥ ꯂꯩꯕ ꯀꯩꯅꯣ ꯅꯨꯄꯤ ꯂꯩꯕ ꯅꯨꯄꯥꯗꯣ ꯃꯥꯒ ꯀꯣꯏꯅꯕꯒꯤ ꯃꯑꯣꯡꯗꯒ ꯆꯦꯜꯂꯒꯁꯨ ꯂꯩꯖꯔꯕꯅꯤꯗꯅ ꯃꯥꯗꯤ ꯑꯗꯣ ꯃꯥꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨꯃꯁꯨ ꯑꯗꯨꯒ ꯑꯃꯨꯛ ꯃꯥꯁꯤꯅꯅꯦ ꯀꯣꯂꯦꯖ ꯌꯥꯎꯔꯤꯉꯩꯁꯤꯗꯅꯦ ꯀ꯭ꯂꯥꯁ ꯌꯥꯎꯔꯤꯉꯩꯁꯤꯗ ꯍꯟꯖꯟ ꯅꯨꯄꯥꯁꯤꯅ ꯐꯣꯟ ꯇꯧꯔꯛꯄ ꯑꯗꯩ ꯑꯃꯨꯛ ꯑꯗꯨꯒꯤ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯒꯤꯅꯦ ꯃꯆꯦ ꯑꯃ ꯅꯨꯄꯥꯁꯤꯒꯤ ꯃꯆꯦ ꯑꯃꯅꯦ
ꯃꯆꯦꯁꯤ ꯈꯔ ꯌꯥꯎꯋꯦꯕ ꯅꯪꯕꯨ ꯑꯝꯇ ꯌꯥꯎ ꯈꯣꯠꯂꯨ ꯏꯄ꯭ꯋꯥꯁꯦ ꯆꯥꯗ꯭ꯔꯦ ꯊꯛꯇ꯭ꯔꯦ ꯑꯗꯨ ꯇꯧꯗ꯭ꯔꯦ ꯅꯪ ꯋꯥꯈꯜꯗ ꯀꯩꯅꯣ ꯇꯧ ꯂꯩꯔꯦꯅꯦ ꯑꯝꯇ ꯌꯥꯎ ꯈꯣꯠꯂꯨꯅ ꯑꯗꯨꯃꯥꯏꯅ ꯃꯆꯦ ꯑꯃꯗꯣ ꯃꯥꯒ ꯈꯔ ꯐꯣꯟ ꯇꯧꯔꯛꯇꯅ ꯐꯥꯎꯅꯈꯤꯕ ꯍꯥꯏꯔꯤꯕ ꯃꯆꯦꯁꯨ ꯐꯣꯟꯁꯦ ꯍꯟꯖꯟ ꯇꯧꯔꯛꯄ ꯃꯥꯅ ꯀ꯭ꯂꯥꯁ ꯂꯣꯏꯔꯒ ꯌꯦꯡꯉꯨꯗ ꯃꯦꯁꯦꯖꯇꯁꯨ ꯅꯪ ꯐꯣꯟꯁꯦ ꯑꯝꯇꯗꯤ ꯄꯥꯏꯕꯤꯔꯛꯎ ꯑꯔꯨꯕ ꯑꯃ ꯂꯩꯔꯦꯅ ꯃꯆꯦꯗꯨꯅ ꯊꯥꯔꯛꯄ ꯀꯩ ꯇꯧꯅꯔꯖꯥꯠꯅꯣꯅ ꯃꯥ ꯐꯣꯟꯁꯦ ꯄꯥꯏꯈꯠꯂꯨꯔꯦꯕ ꯑꯗꯨꯀꯥꯟꯗꯗꯤ ꯁꯤꯔꯅꯦꯅ ꯊꯣꯛꯈ꯭ꯔꯦ ꯃꯥꯁꯦ ꯅꯪ ꯑꯝꯇꯗꯤ ꯊꯣꯛꯄꯤꯔꯛꯎꯅ ꯑꯝꯇꯗꯤ ꯃꯥꯏ ꯃꯊ꯭ꯋꯥꯏꯁꯦ ꯀꯟꯕꯤꯌꯨ ꯅꯪ ꯏꯆꯦꯅ ꯍꯥꯏꯁꯤꯅꯤ ꯑꯝꯇꯗꯤ ꯀꯟꯕꯤꯌꯣꯅ ꯐꯣꯟꯁꯤꯗ ꯑꯩꯈꯣꯏꯒꯤ ꯀꯟꯅ ꯍꯥꯏꯔꯛꯄꯀꯣ ꯑꯗꯗꯤ ꯅꯨꯄꯤꯁꯦ ꯅꯨꯡꯉꯥꯏꯇꯗꯅ ꯅꯪ ꯉꯥꯛꯇꯪ ꯊꯣꯛꯎꯔꯒꯦ ꯑꯗꯨꯗꯤꯅ ꯍꯥꯏꯔꯒ ꯃꯥꯅ ꯊꯣꯛꯄꯁꯤꯗꯤ ꯍꯦꯛ ꯒꯦꯠꯁꯤꯗꯅꯦ ꯑꯩꯈꯣꯏꯒꯤ ꯀꯥꯔꯗ ꯅꯨꯄꯥꯁꯤ ꯂꯩꯔꯝꯃꯦꯕ ꯀꯩꯅꯣꯁꯤꯗ ꯃꯣꯏ ꯒꯦꯠꯁꯤꯗ ꯒꯥꯔꯤꯁꯦ ꯈꯥꯝꯃꯒꯀꯣ ꯑꯗꯩ ꯂꯥꯛꯑꯣ ꯁ꯭ꯋꯥꯏꯐꯥꯎ ꯆꯧꯁꯤ ꯋꯥꯔꯤ ꯁꯥꯔꯨꯁꯤꯅ ꯍꯥꯏꯔꯒ ꯃꯥꯏ ꯋꯥꯈꯜꯗꯁꯨ ꯉꯥꯛꯇꯪ ꯊꯦꯝꯕꯤꯔꯝꯃꯒꯦꯅ ꯈꯟꯕ ꯃꯣꯏꯗꯁꯨ ꯁꯨꯝ ꯚꯣꯠꯀꯤ ꯀꯩꯒꯤ ꯑꯗꯨꯝ ꯂꯥꯛꯄꯅꯤꯅ ꯑꯗꯩ ꯑꯁꯦꯡꯕ ꯑꯃ ꯐꯖꯅ ꯍꯥꯏꯗꯣꯛꯇ꯭ꯔꯒꯗꯤ ꯌꯥꯔꯔꯣꯏꯅ ꯈꯟꯕꯗꯣ ꯁꯤꯅꯦꯒꯥꯅ ꯇꯧꯔꯦꯒ ꯍꯥꯏꯔꯑꯕꯅꯤꯅꯀꯣ ꯑꯗꯩ ꯃꯥꯁꯨ ꯅꯨꯄꯤ ꯂꯩꯕꯅꯤꯅ ꯅꯨꯄꯤꯅꯒ ꯐꯣꯟ ꯇꯧꯔꯛꯑꯕꯅꯤ나 ꯐꯖꯅ ꯍꯥꯏꯗꯣꯛꯈꯤꯒꯦꯅ ꯉꯥꯛꯇꯪꯁꯦ ꯇꯣꯡꯉꯨꯕ ꯑꯗꯨꯒꯗꯤ ꯀꯟꯅ ꯑꯗꯨꯝ ꯊꯧꯈ꯭ꯔꯦ ꯒꯥꯔꯤꯁꯦ ꯀꯟꯅ ꯑꯗꯨꯝ ꯊꯧꯔꯁꯨ ꯈꯥꯝꯗ꯭ꯔꯕ ꯑꯗꯨꯒ ꯃꯥꯅ ꯈꯥꯝꯃꯨ ꯅꯪ ꯇꯧꯔꯤꯁꯦ ꯀꯩꯅꯣ ꯅꯪ ꯈꯥꯝꯃꯣ ꯑꯩꯁꯦ ꯂꯨꯍꯣꯡꯗꯧꯔꯕ ꯅꯨꯄꯤꯅꯤ ꯈꯥꯝꯃꯣꯅ ꯂꯝꯕꯤꯁꯤꯗ ꯉꯪꯅꯗꯅ ꯊꯧꯕꯁꯤꯗꯅꯦ ꯑꯩꯈꯣꯏꯒꯤꯅꯦ ꯃꯥꯅ ꯄꯥꯈꯠꯄ ꯀꯩꯕꯣꯏ ꯊꯣꯡꯅꯥꯎꯗꯒ ꯃꯤ ꯌꯦꯡꯕ ꯈꯣꯠꯄ ꯇꯧꯕꯗꯣ ꯑꯗ ꯑꯩꯈꯣꯏꯒꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔ ꯑꯗꯨꯝ ꯆꯤꯡ ꯑꯃꯗ ꯊꯧꯖꯤꯜꯂꯒꯅꯦ ꯑꯩꯈꯣꯏꯒꯤ ꯐꯥꯝ ꯇꯧꯕ ꯑꯃ ꯌꯨꯝ ꯑꯃ ꯂꯩꯕ ꯃꯣꯏ ꯑꯗꯨꯗ ꯃꯅꯨꯡꯁꯤꯗ ꯑꯗꯨꯝ ꯊꯣꯡꯁꯦ ꯑꯗꯨꯝ ꯂꯣꯜꯂꯒ ꯅꯨꯄꯥꯁꯤꯅꯅꯦ ꯃꯄꯥꯟꯗꯩ ꯂꯣꯜꯂꯒ ꯊꯝꯃꯒ ꯅꯨꯄꯥꯁꯤꯅ ꯃꯄꯥꯟꯗ ꯑꯣꯏꯅ ꯐꯝ ꯂꯩꯔꯕ ꯍꯥꯏꯕꯗꯤ ꯃꯅꯨꯡꯗ ꯃꯥꯁꯨ ꯂꯩꯔꯗꯤ ꯊꯣꯡꯁꯦ ꯍꯥꯡꯉꯣ ꯑꯗꯨ ꯑꯗꯥ ꯅꯨꯄꯤꯗꯨꯅ ꯑꯃꯨꯛ ꯍꯥꯡꯒꯦ ꯇꯧ ꯈꯟꯅꯗꯣꯔꯦꯗꯅ ꯃꯄꯥꯟꯗꯩ ꯂꯣꯜꯂꯒ ꯊꯝꯈ꯭ꯔꯕꯅꯤꯅ ꯎꯄꯥꯏ ꯂꯩꯇꯕ ꯊꯣꯡ ꯑꯃ ꯂꯣꯟꯈꯤꯕꯗ ꯅꯨꯄꯤ ꯑꯁꯦ ꯑꯗꯨ ꯀꯧꯈꯥꯏꯔ ꯂꯥꯛꯄ ꯉꯝꯕꯩ ꯎꯄꯥꯏ ꯂꯩꯇꯦꯕ ꯑꯗꯨꯏꯗꯤ ꯅꯨꯡꯗꯥꯡ ꯑꯣꯏꯅ ꯆꯪꯉꯛꯑꯦꯌꯦ ꯅꯨꯄꯥꯁꯦ ꯑꯗꯨꯒ ꯊꯦꯝꯗꯅ ꯈꯣꯠꯇꯅ ꯑꯗꯩ ꯇꯧꯔꯕ ꯑꯗꯣ ꯃꯣꯏ ꯃꯆꯦ ꯍꯣꯏ ꯀꯩ ꯍꯣꯏꯗꯨꯁꯨ ꯂꯥꯛꯇꯅ ꯅꯪ ꯌꯥꯎꯗ꯭ꯔꯗꯤ ꯃꯥꯁꯦ ꯍꯤꯡꯕ ꯉꯝꯃꯔꯣꯏ ꯍꯥꯏꯔꯦ ꯑꯗꯣ ꯅꯪ ꯌꯥꯎ ꯈꯣꯠꯂꯨ ꯑꯩꯈꯣꯏ ꯃꯥꯏ ꯉꯥꯛꯑꯣ ꯈꯣꯠꯂꯣꯅ ꯑꯗꯩ ꯃꯣꯏ ꯀꯟꯅ ꯃꯆꯦ ꯍꯣꯏꯁꯨ ꯍꯥꯏꯔꯕ ꯑꯗꯩ ꯃꯥꯒꯤ ꯍꯥꯟꯅꯒꯤ ꯅꯨꯄꯤꯁꯤꯒꯤ ꯌꯨꯝꯕꯥꯟꯁꯤꯁꯨ ꯍꯥꯏꯔꯕ ꯑꯗꯨꯃꯥꯏꯅ ꯃꯥꯁꯦ ꯅꯨꯄꯤꯁꯦ ꯐꯖꯅ ꯂꯩꯃꯤꯟꯅꯗꯕ ꯌꯥꯝ ꯀꯨꯏꯔꯦ ꯑꯗ ꯃꯣꯏ ꯑꯅꯤꯒꯤ ꯃꯆꯥ ꯑꯃꯗꯤ ꯌꯥꯎꯔꯦ ꯑꯗꯨꯒ ꯅꯨꯄꯤꯁꯤꯗꯤ ꯐꯖꯅ ꯂꯩꯃꯤꯟꯅꯗ꯭ꯔꯦ ꯑꯗꯨꯝ ꯃꯥꯁꯤꯅ ꯃꯈꯣꯡ ꯊꯣꯡꯅ ꯂꯥꯛꯈꯤꯕꯅꯤ ꯑꯗꯨꯒꯤ ꯅꯪꯅ ꯈꯣꯡ ꯊꯣꯡ ꯂꯥꯛꯁꯟꯈꯤꯕꯅ ꯑꯩꯕꯨ ꯂꯩꯀꯥꯏ ꯃꯥꯡꯗ ꯏꯀꯥꯏꯕ ꯄꯤꯔꯒ ꯅꯪ ꯑꯩꯉꯣꯟꯗ ꯉꯝꯃꯦꯅ ꯅꯝꯅ ꯂꯩꯔꯛꯈꯤꯕꯅꯤꯅꯅ ꯃꯕꯥꯅꯤꯁꯨ ꯀꯌꯥ ꯀꯩꯁꯨ ꯌꯦꯡꯅꯗ꯭ꯔꯦ ꯑꯗꯨꯅ ꯀꯨꯏꯔꯦ ꯃꯕꯥꯅꯤ ꯇꯨꯃꯤꯟ ꯍꯤꯞꯃꯤꯟꯅꯗꯕ ꯑꯗꯩ ꯅꯨꯄꯤꯁꯦ ꯃꯄꯥꯝꯗ ꯆꯠꯂ ꯊꯥ ꯑꯅꯤ ꯑꯍꯨꯝ ꯑꯃꯨꯛ ꯂꯩꯊꯣꯛꯏ ꯍꯜꯂꯛꯑꯒ ꯑꯃꯨꯛ ꯂꯩ ꯇꯧꯔꯒ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯌꯨꯝꯕꯥꯟꯁꯦ ꯐꯖꯅ ꯄꯥꯟꯗ꯭ꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏꯅꯁꯨ ꯃꯥꯅ ꯄꯥꯝꯖꯕ ꯅꯨꯄꯤ ꯑꯃ ꯂꯧꯔꯒ ꯐꯖꯅ ꯂꯩꯕꯅ ꯐꯩꯅ ꯈꯜꯂꯦ ꯃꯥꯁꯦ ꯅꯤꯁꯥꯁꯨ ꯆꯥꯔꯦ ꯇꯦꯟꯁꯟꯗꯨ ꯄꯨ ꯉꯝꯗ꯭ꯔꯕꯅꯤꯅ ꯅꯤꯁꯥꯁꯨ ꯆꯥꯔꯦꯅ ꯃꯆꯦ ꯍꯣꯏꯁꯤꯅꯁꯨ ꯋꯥꯔꯤ ꯂꯤꯔꯕ ꯑꯗꯨꯒꯗꯤ ꯃꯥꯏ ꯐꯣꯟꯁꯤꯗꯅꯦ ꯐꯣꯟ ꯑꯃ ꯂꯥꯛꯑꯦ ꯍꯥꯏꯌꯦꯕ ꯃꯥꯁꯤꯅ ꯐꯣꯟꯁꯦ ꯄꯥꯏꯈꯠꯂꯕ ꯑꯗꯨꯗ ꯑꯩꯈꯣꯏ ꯅꯨꯄꯤ ꯑꯍꯟꯗꯨꯒꯤ ꯃꯕꯨꯡꯅꯀꯣ ꯅꯪ ꯂꯩ ꯉꯝꯅꯦꯅ ꯂꯥꯛꯏ ꯅꯠꯇ꯭ꯔꯣ ꯉꯝꯕꯨ ꯉꯝꯒꯗ꯭ꯔꯣ ꯉꯝꯕꯨ ꯉꯝꯗꯣꯔꯤꯕ꯭ꯔꯣ ꯂꯩꯕ ꯂꯥꯛꯑꯣ ꯅꯉꯛꯇꯣ ꯀꯛꯊꯠꯂ ꯍꯥꯠꯇꯣꯛꯄꯤꯒꯦꯅ ꯍꯥꯏꯔꯛꯄ ꯑꯗꯩ ꯅꯨꯄꯥꯁꯤꯅ ꯐꯠ ꯃꯨꯜꯂ ꯐꯣꯟꯁꯦ ꯀꯛꯊꯠꯈ꯭ꯔꯦ ꯑꯣꯞ ꯊꯝꯖꯜꯂꯦꯕꯀꯣ ꯃꯥꯁꯦ ꯀꯤꯔꯕ ꯅꯨꯄꯤꯁꯦꯀꯣ ꯇꯧꯐꯝꯁꯦ ꯈꯪꯗ꯭ꯔꯕ ꯑꯗ ꯇꯧꯐꯝꯁꯦ ꯈꯪꯗ꯭ꯔꯦ ꯃꯥꯁꯦ ꯑꯗꯨꯒꯗꯤ ꯑꯍꯤꯡꯁꯦ ꯑꯗꯨꯝ ꯂꯦꯟꯈ꯭ꯔꯦꯀꯣ ꯎꯄꯥꯏ ꯂꯩꯇꯗꯅ ꯑꯗꯨꯝ ꯅꯨꯄꯥꯁꯤꯅ ꯐꯣꯔꯁ ꯇꯧꯔꯒ ꯃꯥꯁꯦ ꯑꯗꯨꯝ ꯏꯖꯠ ꯂꯧꯈ꯭ꯔꯦꯕ ꯑꯗꯩ ꯑꯃꯨꯛ ꯃꯥꯅꯗꯤ ꯌꯥꯝ ꯀꯟꯅ ꯍꯥꯏꯖꯩꯕ ꯑꯩ ꯆꯠꯆꯈꯤꯒꯦ ꯑꯩ ꯊꯤꯟꯕꯤꯌꯨ ꯑꯩ ꯅꯉꯣꯟꯗ ꯀꯔꯤꯝ ꯇꯧꯔꯛꯑꯣꯏ ꯑꯩ ꯏꯁꯥ ꯁꯣꯛꯂꯛꯀꯅꯨ ꯅꯪ ꯑꯩꯗꯤ ꯅꯨꯄꯥꯝꯒꯤ ꯑꯣꯏꯈ꯭ꯔꯕꯅꯤ ꯑꯩ ꯏꯃꯪ ꯑꯅꯤ ꯁꯨꯕ ꯄꯥꯝꯗꯦ ꯑꯩꯗꯤ ꯂꯨꯍꯣꯡꯗꯧꯔꯕꯅꯤ ꯃꯥ ꯊꯣꯛꯂꯛꯀꯗꯕ ꯍꯌꯦꯡ ꯍꯪꯆꯤꯠꯇ ꯉꯥꯏꯔꯕꯅꯦꯅ ꯍꯥꯏꯕꯁꯦ ꯅꯨꯄꯥꯁꯤꯅ ꯑꯗꯨꯝ ꯌꯥꯗ꯭ꯔꯦ ꯐꯣꯔꯁ ꯇꯧꯔꯒ ꯑꯗꯨꯝ ꯏꯖꯠ ꯂꯧꯈ꯭ꯔꯦ ꯑꯗꯩꯗꯤ ꯅꯨꯄꯤꯅꯤꯅ ꯑꯗꯨꯝ ꯎꯄꯥꯏ ꯂꯩꯇ꯭ꯔꯦꯕ ꯃꯥ ꯏꯖꯠ ꯂꯧꯈ꯭ꯔꯃꯤꯅ ꯑꯍꯤꯡ ꯂꯦꯜꯂꯃꯤꯅ ꯃꯥ ꯍꯥꯟꯅꯩ ꯅꯨꯄꯥꯗꯨꯅ ꯍꯥꯟꯅꯐꯧ ꯄꯥꯝꯗꯗꯅ ꯃꯥꯗꯨꯅ ꯂꯩꯔꯤꯉꯩꯗ ꯑꯃꯗ ꯆꯦꯜꯂꯨꯔꯦ ꯍꯥꯏꯔꯒꯗꯤ ꯀꯃꯥꯏꯅ ꯄꯥꯝꯗꯣꯔꯤ ꯑꯗꯨꯅ ꯅꯣꯡꯉꯥꯜꯂꯒ ꯍꯥꯏꯗꯣꯛ ꯆꯠꯄꯗꯅꯦ ꯃꯣꯏ ꯅꯨꯄꯤꯒꯤ ꯃꯄꯥ ꯍꯣꯏꯁꯦ ꯄꯨꯡꯉꯛ ꯉꯛꯑꯕ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯑꯩ ꯏꯆꯥꯗꯨꯗꯤ ꯂꯨꯍꯣꯡꯗꯧ ꯂꯩꯅꯔꯤꯅꯦ ꯀꯩꯅꯣ ꯌꯥꯔꯣꯏ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣꯅ ꯃꯄꯥ ꯍꯣꯏꯁꯦ ꯄꯨꯡꯉꯛ ꯉꯛꯄ ꯑꯗꯩ ꯅꯨꯄꯥꯗꯨꯁꯨ ꯑꯃꯨꯛ ꯅꯨꯄꯤ ꯂꯩ ꯑꯃꯨꯛ ꯍꯥꯏꯖꯤꯜꯂꯛꯑꯦꯗꯅꯀꯣ ꯑꯗꯩꯗꯤ ꯏꯀꯥꯏ ꯅꯨꯡꯁꯤ ꯌꯥꯅꯗꯅ ꯏꯟꯊꯣꯔꯛꯑꯦꯕ ꯃꯥꯁꯦ ꯃꯇꯝꯁꯤꯗ ꯃꯉꯣꯟꯗ ꯃꯥꯅ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯁꯤꯅ ꯈꯟꯈꯤꯕꯁꯦ ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯏꯅꯒ ꯑꯩꯈꯣꯏꯅ ꯋꯥꯔꯤ ꯂꯤꯗꯅ ꯈꯣꯠꯇꯅ ꯑꯩꯈꯣꯏ ꯊꯣꯛꯂꯛꯏꯁꯦ ꯁꯨꯃꯥꯏꯅ ꯂꯩꯕꯤꯔꯝꯃꯒꯗꯤ ꯃꯥꯒꯤ ꯈꯣꯡꯊꯥꯡ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯃꯔꯥꯏꯕꯛ ꯊꯤꯈꯤꯕ ꯈꯣꯡꯊꯥꯡꯁꯦ ꯁꯤꯁꯦ ꯑꯩꯈꯣꯏꯒꯤ ꯃꯥꯅ ꯊꯧꯅꯥ ꯂꯩꯅ ꯃꯤꯒꯤ ꯅꯨꯄꯥ ꯂꯩꯕꯅꯤ ꯑꯩꯈꯣꯏꯒꯤ ꯑꯩ ꯂꯩꯅꯤꯡꯗꯦ ꯀꯥꯏꯅ ꯇꯧꯍꯧꯒꯗꯕꯁꯦ ꯃꯥꯅ ꯎꯄꯥꯏ ꯂꯩꯈꯤꯗꯕꯗꯣ ꯃꯄꯥꯝꯅꯁꯨ ꯏꯟꯊꯣꯔꯛꯑꯦ ꯃꯥ ꯂꯩꯐꯝ ꯂꯩꯇꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯃꯥꯅ ꯍꯥꯏꯌꯦꯕ ꯁꯤꯒꯤ ꯀ꯭ꯔꯥꯏꯝ ꯗꯥꯏꯔꯤꯁꯦ ꯃꯥꯁꯨ ꯑꯗꯨꯝ ꯇꯥꯕ ꯍꯧꯕꯗꯒꯤꯗ ꯑꯩꯅ ꯃꯇꯝ ꯂꯩꯕ ꯈꯤꯕꯤꯛꯇ
ꯃꯤꯒꯤ ꯅꯨꯄꯤ ꯂꯩꯔꯒ ꯂꯩꯁꯟꯕ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯑꯣꯏꯕꯅ ꯌꯥꯝ ꯊꯤꯅ ꯉꯥꯡꯉꯤꯗꯅꯀꯣ ꯅꯨꯄꯤ ꯃꯁꯦꯟ ꯁꯨꯃꯥꯏꯅ ꯇꯧꯅꯔꯣꯏꯗꯕꯅꯤꯅ ꯃꯥꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯃꯉꯣꯟꯗ ꯑꯗꯨꯅ ꯃꯥꯁꯦ ꯋꯥꯔꯤꯁꯦ ꯂꯤꯊꯣꯛꯅꯤꯡꯕ ꯑꯣꯏꯅꯤꯡꯗꯅ ꯑꯣꯏꯈꯤꯕ ꯑꯇꯣꯝꯕꯤ ꯃꯁꯥꯅ ꯑꯣꯏꯒꯦꯅ ꯈꯣꯡ ꯊꯥꯡꯖꯤꯟꯈꯤꯕ ꯅꯠꯇꯕ ꯅꯝꯐꯨꯗ ꯑꯣꯏꯍꯟꯕꯤꯈꯤꯕ ꯂꯥꯟꯖꯗꯕ ꯑꯗꯨꯝꯕ ꯃꯌꯥꯝ ꯑꯃꯁꯨ ꯑꯇꯣꯝꯕꯤ ꯃꯔꯛꯇ ꯂꯩꯌꯦꯅ ꯃꯥꯅ ꯑꯗꯨꯅꯦꯕ ꯃꯥꯁꯨ ꯑꯗꯨꯒ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏꯁꯤ ꯂꯩꯕꯤꯔꯝ ꯇꯥꯔꯒꯗꯤ ꯑꯩ ꯑꯇꯣꯝꯕꯤ ꯑꯣꯏꯔꯣꯏ ꯍꯥꯏꯔꯒ ꯃꯌꯨꯝꯅ ꯏꯟꯊꯣꯔꯛꯑꯁꯨ ꯂꯨꯞꯁꯤꯗꯒ ꯂꯩꯕ ꯌꯥꯕ ꯃꯥꯅ ꯑꯗꯨꯝꯕꯩ ꯀꯩꯁꯦ ꯀꯔꯤꯝ ꯈꯪꯗꯕ ꯀꯗꯥꯏꯗ ꯀꯩ ꯂꯩ ꯍꯥꯏꯕꯁꯦ ꯑꯗꯨ ꯃꯇꯝꯁꯤꯗ ꯅꯍꯥꯛꯁꯦ ꯂꯩꯔꯝꯃꯒꯗꯤꯅ ꯇꯛꯁꯤ ꯁꯣꯜꯂꯦꯕ ꯑꯗꯩ ꯑꯃꯨꯛ ꯎꯄꯥꯏ ꯂꯩꯇꯦ ꯏꯟꯊꯣꯔꯛꯑꯃꯤꯅ ꯃꯥꯁꯦ ꯑꯗꯨꯝ ꯂꯩꯔꯦ ꯑꯇꯣꯝꯕꯤꯗꯣ ꯑꯗꯨꯝ ꯑꯣꯏꯔꯦꯕ ꯑꯗꯩ ꯅꯨꯄꯤ ꯑꯍꯟꯁꯤꯅ ꯃꯅꯦꯝꯕꯣꯡꯅꯗꯤ ꯃꯥꯁꯦ ꯂꯧꯁꯟꯗꯦ ꯍꯥꯏꯕꯗꯤ ꯃꯥꯏ ꯃꯧ ꯑꯍꯜ ꯂꯩꯕꯅꯤꯅ ꯑꯗꯨꯒꯤ ꯕꯥꯠ ꯉꯥꯛꯆꯔꯒ ꯑꯇꯣꯝꯕꯤ ꯑꯩꯗꯤ ꯂꯧꯁꯜꯂꯣꯏ ꯃꯈꯨꯠ ꯆꯥꯔꯣꯏꯅ ꯂꯧꯁꯟꯗꯦ ꯑꯗꯨꯒ ꯃꯣꯏꯁꯨ ꯃꯌꯨꯝꯁꯦ ꯏꯝꯐꯥꯜ ꯑꯦꯔꯤꯌꯥꯁꯤꯗ ꯄꯨꯔꯥ ꯕꯤꯜꯗꯤꯡ ꯃꯊꯣꯟꯅꯦ ꯁꯤꯗꯅ ꯅꯨꯄꯤ ꯑꯍꯟꯁꯦ ꯂꯩꯔꯦ ꯑꯗꯣ ꯃꯥꯁꯤꯅ ꯃꯣꯏꯒꯤ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯒꯤ ꯗꯨꯀꯥꯟ ꯇꯧꯕꯅꯤꯅ ꯃꯣꯏ ꯒꯣꯗꯥꯎꯟ ꯂꯩꯗꯅ ꯑꯗꯨꯒꯤ ꯃꯅꯤꯡꯗ ꯄꯣꯠ ꯆꯩ ꯐꯠꯇꯕ ꯊꯝꯃꯝꯕ ꯈꯔ ꯁꯦꯡꯗꯣꯛꯑꯒ ꯀꯥꯈꯨꯗꯨꯗ ꯂꯩꯕ ꯃꯥꯁꯤꯅ ꯑꯇꯣꯝꯕꯤꯅꯦꯅ ꯑꯗꯨꯛ ꯌꯥꯝꯅ ꯊꯥꯛ ꯋꯥꯡꯅ ꯍꯧꯔꯛꯈ꯭ꯔꯕ ꯑꯗꯨꯛ ꯌꯥꯝ ꯃꯁꯛ ꯃꯇꯧ ꯐꯖꯔꯛꯈ꯭ꯔꯕ ꯃꯤ ꯄꯨꯝꯅꯃꯛꯅ ꯀꯣꯏꯌꯦꯡ ꯌꯦꯡꯅꯗꯅ ꯃꯃꯤꯡ ꯂꯩꯔꯛꯈ꯭ꯔꯕ ꯅꯨꯄꯤ ꯑꯃꯒꯤ ꯄꯨꯟꯁꯤꯁꯦ ꯆꯦꯟꯕꯁꯨ ꯃꯊꯣꯡ ꯈꯪꯗꯅ ꯆꯦꯟꯈꯤꯕ ꯑꯗꯒꯤ ꯑꯃꯨꯛ ꯂꯩꯅꯔꯦ ꯑꯗꯩ ꯅꯨꯄꯥ ꯑꯃꯁꯤꯅ ꯑꯃꯨꯛ ꯀꯥꯔꯟ ꯇꯥꯁꯜꯂꯒ ꯃꯊꯣꯡ ꯈꯪꯗꯅ ꯑꯃꯨꯛ ꯂꯧꯕꯤꯔꯦ ꯑꯇꯣꯝꯕꯤꯁꯨ ꯑꯃꯨꯛ ꯑꯣꯏꯔꯝꯃꯦ ꯃꯊꯣꯡ ꯈꯪꯅꯁꯨ ꯑꯃꯨꯛ ꯊꯝꯕꯤꯗ꯭ꯔꯦ ꯃꯥꯅ ꯌꯥꯝ ꯅꯨꯡꯉꯥꯏꯖꯗꯕ ꯁꯤꯁꯦꯀꯣ ꯌꯥꯝ ꯁꯥꯊꯤꯅ ꯃꯉꯣꯟꯗ ꯅꯨꯡꯉꯥꯏꯇꯕ ꯑꯩꯈꯣꯏꯒꯤ ꯒꯣꯗꯥꯎꯟꯒꯤ ꯃꯅꯤꯡꯒꯤ ꯑꯃꯣꯠꯄ ꯀꯥꯈꯨ ꯏꯝꯐꯥꯜꯒꯤ ꯆꯤꯟꯈ꯭ꯔꯕ ꯃꯅꯤꯡ ꯃꯌꯥꯁꯤꯅ ꯒꯂꯤ ꯉꯥꯛꯇ ꯑꯗꯨꯒꯤ ꯃꯔꯛꯁꯤꯗꯅꯦꯕ ꯃꯥ ꯂꯩꯍꯟꯕꯤꯔꯤꯁꯦ ꯑꯗ ꯃꯀꯨꯕꯣꯛꯇꯤ ꯃꯥꯒ ꯄꯨꯜꯂꯤ ꯍꯥꯏꯌꯦ ꯑꯗꯩꯅꯦ ꯑꯩꯈꯣꯏꯒꯤ ꯃꯅꯦꯝꯕꯣꯛꯁꯤꯅꯅꯦ ꯀꯔꯤꯝꯇ ꯃꯉꯣꯟꯗ ꯋꯥ ꯉꯥꯡꯗꯦ ꯍꯥꯏ ꯊꯣꯛꯁꯨ ꯊꯣꯛꯂꯛꯇꯦ ꯍꯥꯏ ꯃꯧꯗꯣ ꯀꯤꯗꯅ ꯃꯧꯍꯟꯁꯦ ꯑꯗꯨꯒ ꯃꯇꯩꯁꯤꯅꯅꯦ ꯃꯥ ꯉꯁꯥꯏꯒꯤ ꯀꯩꯅꯣ ꯇꯧꯕ ꯌꯥꯎꯈꯤꯕ ꯃꯇꯩꯁꯦ ꯃꯥꯁꯦ ꯂꯣꯏꯅ ꯆꯦꯟꯕ ꯈꯣꯠꯄ ꯑꯃ ꯂꯣꯏ ꯌꯥꯎꯋꯦ ꯍꯥꯏꯌꯦ ꯁꯤꯟꯕ ꯂꯥꯡꯕ ꯃꯣꯏꯁꯦ ꯌꯥꯝ ꯀꯨꯏꯅꯒ ꯂꯣꯠꯂꯦ ꯍꯥꯏꯌꯦ ꯆꯦꯟꯕꯁꯤꯗ ꯉꯁꯥꯏꯒꯤ ꯅꯨꯄꯤ ꯑꯍꯟꯒꯤ ꯃꯤꯁꯤꯅ ꯊꯕꯛ ꯇꯧꯔꯛꯀꯅꯤꯅꯅꯦ ꯑꯩꯈꯣꯏ ꯊꯤꯗꯅ ꯌꯥꯝ ꯀꯨꯏꯅ ꯂꯣꯠꯂꯦ ꯍꯥꯏ ꯑꯀꯣꯟꯕꯗ ꯊꯣꯛꯑꯒ ꯉꯥꯡꯅꯕꯅꯦ ꯍꯥꯏ ꯂꯟꯖꯥꯎ ꯑꯃꯅꯦ ꯍꯥꯏ ꯃꯥ ꯂꯧꯅꯈꯤꯕꯁꯦ ꯑꯗꯨꯒꯗꯤ ꯍꯧꯖꯤꯛꯀꯤ ꯃꯇꯩ ꯑꯍꯟꯁꯤꯅꯅꯦ ꯃꯥ ꯄꯨꯁꯜꯂꯛꯑꯀꯥꯟꯁꯤꯗ ꯂꯣꯟꯅ ꯌꯨꯝ ꯃꯊꯛꯇꯒꯤꯅꯦ ꯃꯥ ꯍꯦꯛ ꯊꯣꯛꯂꯛꯄ ꯃꯥꯅ ꯏꯁꯤꯡ ꯂꯧꯕ ꯏꯁꯤꯡꯁꯤꯗ ꯁꯨꯃꯥꯡꯗ ꯈꯤꯟꯕ ꯑꯗꯨ ꯊꯣꯛꯂꯛꯄꯁꯦ ꯉꯥꯏꯔꯒꯅꯦ ꯉꯥꯔꯤ ꯉꯥꯇꯥꯏ ꯇꯤꯜꯍꯧ ꯆꯅꯝ ꯑꯂꯨꯁꯦ ꯆꯦꯡ ꯃꯌꯣꯡꯒꯁꯦ ꯑꯇꯩꯁꯤꯅ ꯃꯤ ꯌꯦꯡꯉ ꯂꯣꯟ ꯊꯥꯗꯔꯛꯑꯦ ꯑꯗꯩ ꯏꯟꯖꯥꯡ ꯑꯊꯣꯡꯕꯒꯁꯦ ꯀꯤꯔ ꯊꯥꯗꯔꯛꯑꯦ ꯑꯗꯩ ꯃꯥꯁꯦ ꯑꯩꯈꯣꯏꯒꯤ ꯃꯣꯔꯦꯒꯤ ꯃꯩꯐꯨ ꯑꯃꯗ ꯆꯥꯛꯁꯦ ꯊꯣꯡꯉꯦꯌꯦꯀꯣ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯁꯤꯂꯤꯟꯗꯔ ꯑꯃꯐꯧ ꯃꯉꯣꯟꯗ ꯀꯅꯥꯝꯇꯅ ꯄꯤꯕ ꯉꯝꯗꯕ ꯑꯗꯩ ꯆꯦꯡꯁꯦ ꯃꯥꯅ ꯀꯦꯖꯤ 5-10 ꯋꯥꯟꯕ ꯆꯠꯂꯦꯌꯦ ꯃꯧ ꯑꯅꯧꯕꯤ ꯑꯣꯏꯔꯒꯁꯨ ꯉꯁꯥꯏꯒꯤ ꯏꯃꯨꯡꯁꯤꯗꯒꯤ ꯃꯉꯣꯟꯗ ꯆꯦꯡ ꯈꯨꯌꯥꯝ ꯄꯤꯊꯣꯔꯛꯄ ꯉꯝꯗꯕ ꯑꯍꯟꯗꯨꯅ ꯌꯥꯗꯕꯅꯤꯅ ꯑꯗꯩ ꯑꯇꯣꯝꯕꯤꯁꯤꯃꯛꯇꯕꯨ ꯃꯤ ꯅꯨꯄꯤ ꯂꯩꯁꯜꯂꯛꯄꯁꯦ ꯑꯝꯇ ꯅꯨꯡꯁꯤꯕꯤꯗꯦꯗꯅ ꯃꯥꯒꯤ ꯂꯧꯔꯛꯈ꯭ꯔꯤꯕ ꯋꯥꯔꯤꯗꯨꯗꯤ ꯀꯅꯥꯝ ꯈꯪꯕꯤꯕ ꯅꯠꯇꯦ ꯑꯗꯨꯅ ꯃꯥꯅꯒ ꯆꯦꯡ ꯋꯥꯟ ꯆꯠꯄ ꯗꯨꯀꯥꯟꯗ ꯄꯣꯠ ꯂꯩꯊꯣꯛꯄꯁꯦ ꯅꯨꯡꯁꯤꯗꯕꯗꯣ ꯑꯩꯈꯣꯏ ꯃꯤꯁꯀ ꯊꯣꯛꯎꯔꯦ ꯑꯗꯨꯅ ꯐꯤꯂꯝꯒ ꯀꯨꯝꯁꯤꯜꯂꯨꯔꯦ ꯑꯗꯩꯗꯤ ꯀꯌꯥꯕꯨꯁꯨꯀꯣ ꯆꯥꯗꯣꯏꯅꯣꯗ ꯃꯤꯁ ꯊꯣꯛꯄꯤ ꯐꯤꯂꯝ ꯀꯨꯝꯕꯤ ꯑꯦꯜꯕꯝ ꯀꯨꯝꯕꯤꯅꯕꯨ ꯍꯥꯏꯕꯤꯕ ꯇꯣꯝꯕꯤ ꯈꯔ ꯑꯣꯏ ꯃꯁꯛ ꯐꯅꯌꯥꯝ ꯐꯖꯔꯁꯨ ꯀꯥꯅ ꯑꯗꯨꯁꯦ ꯃꯉꯣꯟꯗ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕꯀꯣ ꯑꯗꯩꯗꯤ ꯃꯥꯅꯗꯤ ꯁꯨꯈꯪ ꯈꯪꯖꯕ ꯃꯥꯅ ꯑꯣꯏꯒꯦꯅ ꯁꯤꯟꯖꯈꯤꯕ ꯑꯝꯇ ꯅꯠꯇꯅ ꯃꯉꯣꯟꯗ ꯊꯦꯡꯅꯈꯤꯕꯅꯦꯕ ꯑꯗꯩ ꯑꯗꯨꯃꯥꯏꯅ ꯂꯩꯔꯛꯈ꯭ꯔꯦ ꯑꯗꯨꯒ ꯃꯣꯏꯁꯦ ꯑꯩꯈꯣꯏꯒꯤ ꯃꯥꯏ ꯅꯨꯄꯥꯁꯤꯗꯤ ꯃꯥꯒ ꯑꯗꯨꯝ ꯂꯩꯃꯤꯟꯅꯔꯦꯕ ꯑꯗ ꯃꯇꯝꯗꯨꯗ ꯃꯥ ꯌꯨꯝꯗ ꯄꯨꯁꯜꯂꯛꯈꯤꯕ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏꯒꯤ ꯃꯣꯏ ꯅꯤꯉꯣꯟꯈꯩ ꯀꯩꯅ ꯃꯥꯏ ꯅꯨꯄꯤ ꯑꯍꯟꯗꯨꯒ ꯅꯣꯡꯃ ꯄꯥꯜꯂꯤ ꯇꯥꯟꯅꯒꯦꯔꯥ ꯅꯣꯏ ꯍꯞꯇꯥ ꯄꯥꯜꯂꯤ ꯇꯥꯟꯅꯒꯦꯔꯥ ꯍꯥꯏꯕꯗ ꯑꯩꯗꯤ ꯌꯥꯔꯦ ꯃꯥꯒ ꯑꯩꯒ ꯑꯣꯟꯖꯟꯅꯔꯔꯣꯏ ꯇꯨꯀꯠꯆꯩ ꯑꯃꯨꯛ ꯍꯟꯅ ꯑꯩꯒꯤ ꯅꯥꯛ ꯆꯪꯍꯟꯕꯤꯔꯛꯑꯅꯨ ꯃꯣꯏ ꯑꯗꯨꯝ ꯂꯩꯃꯤꯟꯅꯍꯟꯈ꯭ꯔꯣꯅ ꯃꯥꯅ ꯍꯥꯏꯈꯤꯕ ꯅꯨꯄꯤ ꯑꯍꯟꯁꯤꯅ ꯑꯗꯨꯅ ꯅꯨꯄꯥꯁꯤꯁꯨ ꯆꯪꯗ꯭ꯔꯦ ꯃꯥꯒ ꯀꯧꯅ ꯉꯥꯡꯅꯗ꯭ꯔꯦꯕ ꯃꯥꯅ ꯍꯣꯏ ꯑꯩꯒꯤꯁꯨ ꯄꯥꯜꯂꯤ ꯑꯩ ꯏꯄꯨꯔꯣꯏꯕꯅꯤꯅ ꯍꯥꯏꯔꯝꯃꯗꯤ ꯃꯥꯒꯤꯗꯁꯨ ꯆꯪꯒꯗꯕꯗꯣ ꯆꯪꯗ꯭ꯔꯦ ꯑꯗꯩ ꯁꯣꯝꯗꯅ ꯃꯥꯏ ꯅꯨꯄꯥꯁꯦ ꯗꯨꯀꯥꯟ ꯐꯝꯕ ꯈꯣꯠꯄ ꯑꯗꯨꯝ ꯊꯣꯛꯑꯦꯀꯣ ꯒ꯭ꯌꯥꯟꯁꯦ ꯇꯥꯔꯦ ꯅꯤꯁꯥ ꯄꯁꯥ ꯆꯥꯔꯝꯗ꯭ꯔꯦꯕ ꯃꯥꯒ ꯀꯣꯏꯅꯔꯛꯄꯗꯗꯤꯀꯣ ꯃꯥꯁꯦ ꯃꯥꯒ ꯍꯦꯛ ꯀꯣꯏꯅꯈꯤꯕꯗꯩ ꯃꯉꯣꯟꯗ ꯀꯣꯏꯇꯥꯟ ꯇꯥꯟꯅꯈ꯭ꯔꯒꯅꯦ ꯃꯉꯣꯟꯗ ꯂꯨꯞꯈ꯭ꯔꯒ ꯃꯥꯁꯦ 4 ꯀꯥꯞꯄꯝꯃꯦ ꯍꯥꯏꯕ ꯑꯗꯩ ꯅꯤꯁꯥꯁꯦ ꯊꯥꯗꯣꯛꯈꯤꯕꯅꯦ ꯍꯥꯏꯌꯦꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯝꯅ ꯃꯍꯨꯠ ꯁꯤꯟꯈꯤꯕꯗꯣ ꯃꯉꯣꯟꯗ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯁꯤꯅ ꯑꯣꯏꯅ ꯁꯤꯟꯈꯤꯕ ꯑꯗꯩ ꯃꯆꯦ ꯍꯣꯏ ꯀꯩꯁꯦ ꯍꯔꯥꯎꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯃꯥꯁꯦ ꯁꯞꯄꯣꯔꯠ ꯇꯧꯔꯛꯄ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯅꯤꯉꯣꯟꯁꯤꯅꯒꯅꯦ ꯃꯥꯅ ꯁꯦꯠꯅꯗ꯭ꯔꯦ ꯃꯜꯂꯦ ꯁꯤꯁꯦ ꯃꯟꯖꯨꯅꯔꯦ ꯑꯗꯩ ꯑꯩꯉꯣꯟꯗ ꯁꯤꯁꯦ ꯀꯌꯥ ꯄꯛꯆꯗꯦ ꯁꯤ ꯃꯆꯨꯁꯦ ꯐꯖꯗꯦ ꯀꯥꯏꯅ ꯐꯤ ꯐꯅꯦꯛ ꯑꯁꯣꯝꯗꯗꯤ ꯍꯧꯖꯤꯛꯀꯤ ꯃꯧꯁꯦ ꯃꯄꯥꯝꯗꯩ ꯀꯩꯝ ꯍꯥꯄꯛꯄ ꯅꯠꯇ꯭ꯔꯦꯗꯅ ꯑꯗꯨꯅ ꯐꯤ ꯐꯅꯦꯛꯁꯦ ꯑꯗꯨꯒꯨꯝꯕ ꯃꯥꯅ ꯄꯤꯊꯣꯔꯛꯄꯁꯦ ꯃꯉꯣꯟꯗ ꯁꯦꯠꯈꯤꯕꯗꯗꯤ ꯇꯞ ꯍꯦꯛꯇ ꯅꯞꯈꯤꯕ ꯑꯩꯈꯣꯏꯒꯤ ꯍꯪꯒꯥꯝꯄꯥꯟ ꯃꯆꯨ ꯈꯔ ꯋꯥꯎꯊꯔꯦ ꯐꯖꯗ꯭ꯔꯦꯒ ꯄꯤꯊꯣꯔꯛꯄꯁꯦ ꯇꯞ ꯍꯦꯛꯇ ꯅꯞꯈꯤꯕ
ꯑꯗꯣ ꯃꯥꯁꯦ ꯅꯤꯉꯣꯟꯁꯤꯅ ꯍꯥꯏ ꯑꯁ ꯑꯩꯅ ꯐꯖꯗ꯭ꯔꯦ ꯑꯗꯩ ꯑꯩꯉꯣꯟꯗꯗꯤ ꯄꯛꯇꯦ ꯄꯥꯝꯗꯦ ꯃꯜꯂꯦꯝ ꯄꯤꯊꯣꯔꯛ ꯅꯪꯉꯣꯟꯗ ꯍꯦꯛ ꯁꯦꯠꯈꯤꯕꯗꯨꯅ ꯍꯦꯛꯇ ꯐꯖꯩ ꯑꯃꯨꯛ ꯂꯧꯅꯤꯡꯉꯦ ꯍꯦꯛꯇ ꯍꯥꯏꯕ ꯃꯆꯦꯗꯨꯅꯀꯣ ꯑꯗꯩ ꯃꯥꯏ ꯅꯨꯄꯥꯁꯦ ꯑꯗꯨꯝ ꯗꯨꯀꯥꯟ ꯊꯣꯛꯑꯦ ꯑꯗꯨꯒ ꯃꯥꯅ ꯆꯞ ꯃꯥꯟꯅꯅ ꯑꯗꯨꯝ ꯇꯧꯅꯦꯅ ꯑꯩꯈꯣꯏꯒꯤ ꯊꯥꯎ ꯂꯩꯔꯦ ꯕꯇꯜ 2 ꯍꯦꯛ ꯂꯩꯔꯛꯄ ꯁꯪꯒꯣꯝ ꯂꯩꯔꯦ 2 ꯂꯩꯔꯛꯄ ꯉꯥꯔꯤ ꯂꯩꯔꯛꯑꯦ ꯑꯗꯨꯃꯥꯏꯅ ꯄꯨꯟꯅ ꯑꯗꯨꯝ ꯂꯩꯔꯛꯄꯁꯦ ꯃꯥꯏ ꯅꯨꯄꯤ ꯑꯍꯟꯁꯤꯅ ꯂꯪꯊꯣꯔꯛꯈ꯭ꯔꯦꯕ ꯂꯧꯗ꯭ꯔꯦ ꯑꯗꯩ ꯃꯥꯏ ꯅꯨꯄꯥꯁꯨ ꯂꯩꯗ꯭ꯔꯦꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯦ ꯑꯗꯨꯒꯗꯤ ꯅꯨꯄꯤ ꯑꯍꯟꯗꯨꯅ ꯗꯨꯀꯥꯟꯗꯤ ꯑꯩꯅ ꯐꯝꯅꯤꯅ ꯃꯥꯁꯦ ꯆꯠꯂ ꯗꯨꯀꯥꯟꯁꯦ ꯐꯝꯖꯤꯟꯈ꯭ꯔꯦ ꯃꯥ ꯄꯩꯁꯥ ꯌꯥꯝ ꯁꯥꯔꯝꯕ ꯂꯣꯏ ꯄꯥꯏꯁꯟꯈ꯭ꯔꯦꯕ ꯑꯗ ꯃꯥꯗꯤ ꯀꯔꯤꯒꯨꯝꯕ ꯑꯃꯐꯥꯎ ꯑꯇꯣꯝꯕꯤꯅꯤꯅ ꯑꯗꯨꯝꯕꯒꯤ ꯗꯨꯀꯥꯟꯁꯦ ꯀꯔꯤ ꯗꯨꯀꯥꯟꯅꯣ ꯀꯗꯥꯏꯗ ꯐꯝꯃꯤꯅꯣ ꯄꯩꯁꯥꯅ ꯀꯌꯥꯝ ꯊꯥꯗꯩꯅꯣꯕꯨ ꯍꯦꯛ ꯈꯪꯖꯗꯕ ꯑꯗꯩꯗꯤ ꯃꯥꯁꯤꯅꯅꯦ ꯑꯩꯈꯣꯏꯒꯤ ꯃꯥꯏ ꯑꯎꯟꯄꯣꯠꯁꯦ ꯍꯥꯞꯄꯛꯇꯕꯅꯤꯅꯅꯦ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤ ꯑꯍꯟꯁꯤꯒꯤ ꯕꯥꯇꯤꯟ ꯁꯤꯖꯤꯟꯅꯔꯨꯔꯦ ꯂꯧꯁꯟꯈꯤꯕꯤ ꯇꯞ ꯑꯃ ꯐꯤ ꯁꯨꯕꯩ ꯁꯤꯖꯤꯟꯅꯔꯨꯔꯦ ꯂꯧꯁꯟꯈꯤꯕꯤ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯕꯥꯇꯤꯟ ꯁꯦꯒꯥꯏ ꯇꯨꯒꯥꯏ ꯑꯀꯣꯞ ꯑꯔꯥꯡ ꯄꯣꯠ ꯍꯨꯟꯗꯣꯛꯑ ꯊꯝꯕꯗꯣ ꯑꯗꯨꯗꯨꯗ ꯃꯥꯅ ꯐꯤ ꯈꯔꯁꯨ ꯌꯥꯝ ꯅꯥꯇꯩ ꯆꯥꯗꯅ ꯃꯥꯁꯦ ꯍꯤꯡꯉꯛꯄ ꯑꯗꯩꯗꯤ ꯌꯥꯝ ꯊꯤꯅ ꯇꯣꯟꯅ ꯏꯃꯨꯡꯁꯤꯗꯀꯣ ꯃꯤꯒꯤ ꯕꯤꯜꯗꯤꯡꯗꯨꯗ ꯃꯥꯅ ꯑꯃꯨꯛ ꯄꯥꯈꯟꯗ ꯒꯣꯗꯥꯎꯟ ꯃꯅꯤꯡꯗꯨꯗ ꯂꯩꯔꯛꯑꯒ ꯂꯦꯜꯂꯛꯏꯅꯦꯕ ꯃꯁꯛ ꯐꯖꯈ꯭ꯔꯕ ꯐꯥꯎꯔꯝꯈ꯭ꯔꯕ ꯂꯦꯡꯅ ꯍꯧꯔꯛꯏꯕ ꯅꯨꯄꯤꯗꯨꯅ ꯅꯨꯄꯥ ꯄꯨꯝꯅꯃꯛꯅ ꯇꯥꯟꯅꯗꯅ ꯇꯧꯔꯛꯏꯕ ꯅꯨꯄꯤꯗꯣ ꯑꯗꯩꯗꯤ ꯅꯣꯡꯃꯅꯦ ꯀꯨꯏꯗ꯭ꯔꯤꯉꯩ ꯃꯥꯅ ꯌꯨꯝ ꯄꯥꯟꯕ ꯀꯨꯏꯗ꯭ꯔꯤꯉꯩꯗ ꯃꯥꯅ ꯍꯥꯟꯅ ꯆꯦꯜꯂꯝꯕ ꯅꯨꯄꯥꯗꯨꯒꯤ ꯃꯆꯟꯅꯨꯄꯤꯁꯦ ꯂꯥꯛꯑꯦ ꯍꯥꯏꯌꯦꯕ ꯑꯁ ꯐꯤꯔꯣꯟ ꯑꯆꯥꯄꯣꯠ ꯃꯌꯥꯝ ꯄꯣꯔꯛꯏ ꯍꯥꯏꯌꯦ ꯑꯩꯈꯣꯏꯒꯤ ꯃꯧꯅ ꯁꯦꯠꯀꯗꯕ ꯁꯨꯠ ꯑꯗꯩ ꯑꯩꯈꯣꯏꯒꯤ ꯍꯩꯊꯤꯜ ꯀꯩ ꯍꯥꯏꯅꯤ ꯑꯩꯈꯣꯏꯒꯤ ꯆꯦꯜꯂꯨꯔ ꯃꯇꯨꯡꯗ ꯍꯩꯊꯤꯜ ꯂꯩꯊꯤꯟꯕ ꯑꯗꯒꯤ ꯌꯥꯎꯁꯪꯒꯨꯝꯕ ꯀꯨꯝꯍꯩ ꯍꯔꯥꯎ ꯑꯃ ꯇꯧꯕꯗ ꯄꯣꯠ ꯆꯩ ꯊꯤꯟꯅꯩꯗꯅ ꯐꯤꯔꯣꯟ ꯐꯅꯦꯛ ꯑꯆꯥꯄꯣꯠ ꯑꯗꯨꯒꯤ ꯏꯁꯇꯥꯏꯜꯗ ꯌꯥꯝ ꯊꯤꯜꯂꯛꯑꯦꯌꯦ ꯃꯥꯁꯦ ꯌꯥꯝ ꯀꯞꯄꯦꯌꯦ ꯑꯗ ꯃꯣꯏꯅꯗꯤ ꯍꯥꯏꯗꯣꯛꯇ꯭ꯔꯦꯌꯦꯀꯣ ꯃꯃꯥꯟꯅꯕꯤꯅꯤ ꯍꯥꯏꯔꯦꯌꯦ ꯍꯦꯛ ꯏꯅꯝꯃ ꯅꯪ ꯆꯦꯜꯂꯨꯕꯗꯒꯤ ꯐꯤꯇꯠ ꯑꯃꯐꯥꯎ ꯑꯩꯈꯣꯏꯅ ꯊꯤꯟꯈꯤꯗꯦꯗꯀꯣ ꯅꯪꯅ ꯋꯥꯔꯧꯈꯤꯕꯗꯣ ꯅꯪꯅ ꯅꯤꯡꯊꯨꯡꯉꯣꯀꯣ ꯃꯥꯅ ꯑꯗꯨꯒ ꯑꯩꯈꯣꯏ ꯗꯗꯥꯗꯣ ꯃꯥꯅ ꯍꯦꯛ ꯊꯣꯛꯂꯛꯄꯒ ꯅꯪꯒꯤ ꯄꯣꯠ ꯆꯩ ꯂꯩꯔꯛꯏ ꯏꯃꯨꯡ ꯍꯦꯛ ꯌꯧꯔꯛꯄꯒ ꯃꯥ ꯂꯧꯔꯨꯔꯒ ꯇ꯭ꯔꯦꯅꯤꯡ ꯃꯐꯝꯗꯩ ꯇ꯭ꯔꯦꯅꯤꯡ ꯂꯣꯏꯕ ꯅꯨꯃꯤꯠꯇꯣ ꯑꯗꯣ ꯑꯩꯈꯣꯏ ꯕꯥꯅ ꯃꯥꯁꯦ ꯂꯧꯔꯨꯏ ꯕꯕꯥꯗꯤ ꯂꯝꯕꯤꯗ ꯍꯥꯏꯗꯣꯛꯄ ꯉꯝꯗꯗꯅ ꯍꯥꯏꯗꯣꯔꯛꯇ꯭ꯔꯦ ꯑꯗꯣ ꯃꯥꯗꯤ ꯕꯦꯛ ꯅꯨꯡꯗꯣ ꯃꯥꯏ ꯀꯥꯔ ꯊꯝꯃꯝꯃꯒ ꯃꯥꯏ ꯄꯣꯂꯤꯊꯤꯜ ꯑꯆꯧꯕ ꯑꯃ ꯄꯨꯊꯣꯛꯑ ꯊꯣꯛꯂꯛꯏ ꯅꯪ ꯀꯥꯏꯗꯅꯣ ꯍꯥꯏ ꯏꯃꯥꯅ ꯑꯗ ꯃꯥꯒꯤ ꯐꯤꯔꯣꯜ ꯈꯔ ꯂꯩꯔꯛꯄꯅꯤ ꯅꯣꯏꯅꯁꯨ ꯅꯣꯡꯇ ꯊꯤꯟꯗꯃꯤꯅ ꯑꯩꯅ ꯊꯤꯟꯖꯔꯨꯔꯒꯦꯅ ꯂꯩꯔꯛꯑꯝꯃꯤ ꯍꯥꯏ ꯌꯥꯝ ꯅꯨꯄꯥ ꯊꯣꯛꯅ ꯍꯥꯏꯔꯛꯄꯗꯣ ꯅꯍꯥꯟꯈꯩꯗꯤ ꯃꯃꯥꯗꯨꯗ ꯀꯔꯤꯝ ꯍꯥꯏꯖ ꯉꯝꯗ꯭ꯔꯤꯅꯦꯕ ꯑꯗꯨꯗ ꯃꯥꯗꯤ ꯃꯋꯥ ꯅꯥꯏꯈ꯭ꯔꯦ ꯍꯥꯏꯔꯕ ꯃꯃꯥꯗꯨꯅꯀꯣ ꯃꯌꯨꯝ ꯄꯥꯟꯈ꯭ꯔꯦ ꯍꯥꯏꯅ ꯑꯗꯒꯤꯗꯤ ꯍꯦꯛꯇ ꯄꯣꯠꯇꯣ ꯇꯣꯞ ꯂꯥꯎ ꯊꯥꯗꯔꯒ ꯃꯆꯟꯅꯨꯄꯤꯁꯤꯗ ꯑꯣꯏꯅ ꯃꯃꯥꯅ ꯍꯥꯏꯕꯗꯤ ꯊꯥꯖꯗꯅ ꯃꯆꯟꯅꯨꯄꯤꯁꯦ ꯍꯪꯕ ꯅꯣꯝꯃꯒ ꯃꯉꯣꯟꯁꯦ ꯍꯪꯕꯗ ꯃꯥꯁꯨ ꯐꯅ ꯀꯨꯏꯅ ꯈꯨꯝꯕ ꯉꯝꯗ꯭ꯔꯒ ꯆꯨꯝꯃꯦ ꯅꯨꯄꯥ ꯃꯌꯨꯝꯗ ꯂꯩꯈ꯭ꯔꯦ ꯑꯇꯣꯝꯕꯤ ꯑꯣꯏꯕꯅꯦꯅ ꯃꯥꯅ ꯍꯥꯏꯔꯕ ꯑꯗꯩ ꯆꯪꯈꯤꯕꯗꯒꯤ ꯍꯧꯖꯤꯛꯀꯤ ꯃꯕꯨꯡꯁꯦ ꯍꯦꯛꯇ ꯊꯣꯛꯂꯛꯈꯤꯗꯅ ꯊꯣꯡ ꯂꯣꯟꯖꯜꯂ ꯂꯩꯈꯤꯗꯅ ꯃꯣꯏ ꯁꯥꯒꯩ ꯅꯥꯇꯩ ꯃꯌꯥꯝ ꯆꯪꯗꯅ ꯊꯣꯡꯁꯦ ꯐꯛꯀꯥꯏꯅꯩ ꯍꯥꯏꯌꯦꯕ ꯑꯗꯨꯒ ꯁꯦꯟꯅꯩ ꯍꯥꯏꯌꯦ ꯃꯥꯁꯦ ꯄꯨꯔꯥ ꯀꯩꯅꯣꯝ ꯇꯧꯈ꯭ꯔꯦ ꯍꯥꯏꯌꯦꯕ ꯃꯕꯨꯡꯁꯦ ꯉꯥꯎꯆꯠꯅꯗꯅ ꯑꯗꯩ ꯅꯤꯁꯥ ꯌꯨ ꯅꯨꯡ ꯊꯛꯈꯤꯗꯅ ꯄꯨꯔꯥ ꯑꯗꯨꯝ ꯉꯥꯎꯁꯟꯅꯈ꯭ꯔꯦ ꯍꯥꯏꯔꯦꯕ ꯃꯕꯨꯡꯁꯦꯀꯣ ꯑꯗꯨꯃꯥꯏꯅ ꯃꯥꯒꯤ ꯂꯥꯏꯐꯇꯣ ꯑꯩꯒꯤ ꯅꯨꯡꯁꯤꯖꯕ ꯄꯨꯟꯁꯤꯗ ꯑꯍꯥꯟꯕ ꯎꯕꯗ ꯈ꯭ꯋꯥꯏꯗꯒꯤ ꯉꯥꯎꯖꯈꯤꯕ ꯑꯩꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔ ꯀꯣꯏꯈꯤꯕ ꯅꯨꯄꯤ ꯏꯃꯥ ꯅꯪꯅ ꯊꯨꯒꯥꯏꯈ꯭ꯔꯕꯅꯤꯅ ꯑꯅ ꯑꯗꯨꯝ ꯃꯥꯁꯦ ꯌꯦꯛꯈ꯭ꯔꯒ ꯃꯃꯥꯕꯨ ꯍꯦꯛ ꯅꯨꯡꯁꯤꯗꯕꯗꯣ ꯑꯗꯨꯃꯥꯏꯅ ꯃꯥꯁꯦ ꯂꯩꯈ꯭ꯔꯦꯅ ꯃꯆꯟꯅꯨꯄꯤꯅ ꯋꯥꯔꯤ ꯂꯤꯔꯝꯃꯦ ꯍꯥꯏꯌꯦꯕ ꯃꯥꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯀꯣ ꯑꯗꯨꯃꯥꯏꯅ ꯑꯗꯒꯤꯗꯤ ꯑꯃꯨꯛ ꯁꯣꯝꯗꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯃꯥꯏ ꯅꯨꯄꯥꯁꯤꯒ ꯃꯥꯒꯁꯤ ꯃꯇꯝ ꯈꯔꯗꯤ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯐꯖꯅ ꯄꯥꯜꯂꯦꯗꯅꯀꯣ ꯄꯥꯜꯂꯒ ꯑꯃꯨꯛ ꯃꯕꯥꯅꯤ ꯑꯗꯨꯃꯥꯏꯅ ꯄꯥꯟꯕꯁꯦ ꯅꯨꯄꯤ ꯑꯍꯟꯁꯤꯅ ꯑꯃꯨꯛ ꯅꯨꯡꯉꯥꯏꯇ꯭ꯔꯦꯕ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤ ꯑꯍꯟꯁꯤꯅꯅꯦ ꯗꯨꯀꯥꯟꯗ ꯃꯕꯥꯅꯤ ꯇꯨꯃꯤꯟ ꯍꯤꯞꯃꯤꯟꯅꯕꯗꯤ ꯇꯨꯃꯤꯟ ꯍꯤꯞꯃꯤꯟꯅꯗ꯭ꯔꯦꯗꯅ ꯅꯨꯄꯤ ꯑꯍꯟꯁꯤꯅ ꯅꯪꯅ ꯅꯤꯁꯥ ꯆꯥꯕꯒꯤ ꯃꯩꯆꯥꯛꯇꯤ ꯑꯩ ꯈꯥꯡꯕ ꯉꯝꯃꯦ ꯅꯪꯅ ꯅꯨꯄꯤ ꯂꯣꯟꯕꯒꯤ ꯃꯩꯆꯥꯛꯇꯤ ꯑꯩ ꯈꯥꯡꯕ ꯉꯝꯗꯦ ꯅꯪ ꯅꯤꯁꯥ ꯑꯣꯏꯅ ꯆꯥꯎ ꯅꯨꯄꯤ ꯂꯣꯟꯒꯅꯨ ꯅꯨꯄꯤꯁꯦ ꯆꯠꯍꯟꯒꯣ ꯅꯪ ꯅꯤꯁꯥ ꯑꯣꯏꯅ ꯆꯥꯎꯅ ꯗꯨꯀꯥꯟꯗ ꯁꯨꯝ ꯍꯥꯏꯕ ꯑꯗꯩ ꯅꯨꯄꯥꯁꯤꯅ ꯅꯤꯁꯥ ꯆꯥꯔꯝꯕ ꯅꯠꯇꯦ ꯅꯨꯄꯥꯁꯤꯅ ꯅꯤꯁꯥ ꯆꯥꯈ꯭ꯔꯤꯁꯤꯅ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯗꯨꯅ ꯃꯈꯣꯡ ꯊꯣꯡ ꯂꯥꯛꯑ ꯂꯩꯁꯟꯈꯤꯕ ꯑꯗꯒꯤ ꯅꯝꯐꯨꯗ ꯑꯗꯨꯃꯥꯏꯅ ꯇꯧꯈꯤꯕ ꯃꯌꯥꯝ ꯃꯈꯣꯡ ꯊꯣꯡ ꯂꯥꯛꯑꯦꯌꯦ ꯃꯥꯅ ꯃꯈꯨꯝ ꯁꯥꯡꯕ ꯑꯣꯏꯔꯝꯒꯅꯤ ꯅꯨꯄꯤꯁꯦ ꯂꯥꯛꯏꯁꯦꯅ ꯑꯗꯨꯒꯤ ꯃꯉꯣꯟꯗ ꯃꯤꯆꯠ ꯊꯤꯕ ꯑꯃ ꯂꯩꯈꯤꯕꯗꯣ ꯂꯩꯀꯥꯏ ꯀꯩꯀꯩ ꯃꯃꯥꯡꯗꯀꯣ ꯑꯗꯨꯒꯤ ꯃꯥꯁꯦ ꯑꯗꯨꯝ ꯅꯤꯁꯥ ꯆꯥꯔꯛꯈꯤꯕ ꯑꯗꯨꯒꯤ ꯇꯦꯟꯁꯟꯅ ꯆꯥꯔꯛꯈꯤꯕ ꯅꯤꯁꯥ ꯑꯗꯩꯗꯤ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯅꯨꯄꯥꯁꯤꯅ ꯍꯦꯛ ꯆꯪꯉꯛꯀꯗꯕ ꯇꯣꯏꯂꯦꯠꯀꯨꯝꯕꯗꯅꯦ ꯅꯨꯄꯤ ꯑꯍꯟꯁꯤꯅ ꯅꯝꯕꯔ 4ꯁꯦ ꯍꯦꯛ ꯊꯝꯃꯝꯕ ꯈꯤꯇꯪ ꯁꯤꯔꯤꯟꯁ ꯍꯦꯛ ꯊꯝꯃꯝꯕ ꯑꯗꯩ ꯅꯨꯄꯥꯁꯤꯅ ꯊꯧꯒꯗꯕ ꯀꯥꯔꯁꯤꯒꯤ ꯃꯅꯨꯡꯗ ꯍꯦꯛ ꯊꯝꯃꯝꯕ ꯑꯗꯩ ꯗꯨꯀꯥꯟꯁꯤꯗ ꯃꯥꯅ ꯄꯥꯏꯒꯗꯕ ꯄꯥꯛꯁꯤ ꯑꯩꯈꯣꯏ ꯄꯩꯁꯥ ꯂꯧꯊꯣꯛ ꯂꯧꯁꯤꯟꯒꯤꯁꯦ ꯁꯤꯗ ꯍꯦꯛ ꯊꯝꯃꯝꯕ ꯁꯨꯝ ꯆꯥꯅꯤꯡꯍꯟꯕꯗꯣ ꯃꯉꯣꯟꯗ ꯑꯗꯩ ꯃꯥꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯑꯅꯤ ꯂꯣꯟꯕꯁꯦ ꯁꯨꯡꯅꯨꯡ ꯅꯨꯡꯉꯥꯏꯕ ꯅꯠꯇꯦ ꯁꯨꯡꯅꯨꯡ ꯅꯨꯡꯉꯥꯏꯕ ꯅꯠꯇꯦꯕ ꯑꯗꯨꯝ ꯑꯍꯟꯁꯤꯒꯤ ꯇꯧꯔꯛꯏꯕ ꯃꯑꯣꯡ ꯃꯇꯧ ꯃꯆꯥꯁꯤꯡꯒꯤ
ꯑꯗꯨꯗ ꯑꯗꯨꯝ ꯃꯥꯁꯨ ꯉꯥꯎꯆꯠꯅꯔꯛꯄꯗꯣ ꯑꯗꯨꯒ ꯅꯤꯁꯥꯁꯦ ꯑꯃꯨꯛ ꯆꯥꯁꯜꯂꯛꯑꯕ ꯅꯤꯁꯥꯁꯦ ꯑꯃꯨꯛ ꯆꯥꯁꯜꯂꯦ ꯑꯗꯩꯗꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤꯅ ꯅꯨꯄꯤꯁꯤꯅ ꯃꯣꯏꯖꯤꯛꯀꯤ ꯅꯨꯄꯤ ꯑꯇꯣꯝꯕꯤꯁꯦ ꯀꯥꯛ ꯂꯥꯎꯅ ꯌꯦꯡꯁꯤꯟꯕ ꯍꯧꯔꯛꯑꯦ ꯑꯗꯩ ꯏꯁꯤꯡꯒꯁꯦ ꯃꯀꯨꯕꯣꯛꯅ ꯂꯨꯝꯕꯁꯦ ꯏꯔꯨꯖꯕ ꯏꯁꯤꯡꯁꯦ ꯃꯥꯅ ꯍꯥꯟꯅ ꯂꯧꯔꯨꯕꯒꯤꯅꯦ ꯏꯁꯤꯡꯅꯒ ꯍꯩꯖꯤꯟꯕꯤ ꯅꯪꯒꯨꯝꯕꯅ ꯏꯁꯤꯡ ꯍꯥꯟꯅ ꯂꯧ ꯌꯥꯕ꯭ꯔꯥ ꯅꯪꯅ ꯑꯔꯦꯝꯕ ꯂꯨꯈꯥꯁꯦ ꯑꯩꯅ ꯂꯨ ꯌꯥꯕ꯭ꯔꯥ ꯀꯥꯟꯗ ꯍꯦꯛꯇ ꯈꯠꯅꯕꯤꯀꯣ ꯃꯥꯏ ꯄꯣꯠ ꯑꯃ ꯄꯥꯏꯔꯨꯕꯩꯁꯨ ꯅꯌꯨꯝꯗꯩ ꯍꯥꯄꯛꯅꯤ ꯈꯪꯗꯕ ꯃꯤ ꯅꯨꯄꯤ ꯂꯩꯕꯗ ꯂꯩꯁꯜꯂ ꯅꯝꯃ ꯏꯀꯥꯏ ꯈꯪꯗꯕꯅ ꯍꯦꯛꯇ ꯅꯨꯄꯤ ꯑꯍꯟꯁꯤꯅ ꯃꯉꯣꯟꯁꯦ ꯉꯥꯡꯕꯁꯦ ꯃꯥꯅ ꯁꯥꯎꯔꯒ ꯃꯥꯒꯤ ꯀꯩꯅꯣ ꯃꯌꯥꯝꯁꯦ ꯂꯣꯏ ꯉꯥꯡꯊꯣꯔꯛꯄꯗꯣ ꯏꯃꯨꯡꯁꯤꯒꯤ ꯃꯤ ꯑꯃꯇ ꯈꯥꯡꯕ ꯉꯝꯗꯕ ꯑꯗꯨꯃꯥꯏꯅ ꯌꯥꯝ ꯊꯤꯅ ꯃꯤꯅꯒ ꯌꯥꯝ ꯃꯄꯨꯟꯁꯤꯗ ꯃꯤꯅ ꯋꯥꯍꯩ ꯑꯃ ꯍꯥꯏꯔꯛꯇꯕ ꯃꯁꯛ ꯐꯖꯩꯅ ꯃꯌꯥꯝꯁꯤꯒꯤ ꯌꯦꯡꯅꯐꯝ ꯃꯌꯥꯝꯁꯤꯅ ꯀꯂꯛꯅꯐꯝ ꯑꯣꯏꯔꯝꯕ ꯃꯤꯗꯣ ꯉꯁꯤꯗꯤ ꯃꯤꯅ ꯊꯤꯅ ꯅꯨꯡꯇꯤꯒꯤ ꯑꯌꯨꯛꯀꯤ ꯅꯨꯡꯊꯤꯟꯒꯤ ꯅꯨꯡꯗꯥꯡꯒꯤ ꯉꯥꯡꯐꯝ ꯑꯣꯏꯔꯦꯕ ꯁꯤꯗꯩꯁꯤꯗ ꯃꯥꯅ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯊꯦꯡꯒꯥꯡ ꯈꯨꯗꯤꯡꯃꯛꯇ ꯑꯗꯨꯝ ꯁꯤꯗꯩ ꯃꯇꯝꯗꯨꯗ ꯅꯍꯥꯛꯁꯦ ꯂꯩꯔꯝꯃꯗꯤꯅ ꯑꯩꯉꯣꯟꯗꯀꯣ ꯃꯥꯅ ꯑꯩꯅ ꯆꯣꯡꯊꯣꯔꯛꯀꯗꯕꯁꯦ ꯏꯄꯥꯝꯅꯁꯨ ꯆꯪꯍꯟꯗ꯭ꯔꯦ ꯂꯧꯈꯠꯇ꯭ꯔꯦ ꯑꯩꯅ ꯆꯣꯡꯊꯣꯛꯑꯒ ꯂꯩꯒꯗꯕꯁꯦ ꯂꯩꯐꯝꯁꯦ ꯀꯗꯥꯏꯗ ꯂꯩ ꯃꯥ ꯈꯪꯗꯕ ꯁꯨꯃꯥꯏꯅꯒ ꯂꯩꯕꯤꯔꯝꯃꯗꯤꯅ ꯃꯥꯁꯦ ꯃꯊ꯭ꯋꯥꯏꯗ ꯄꯣꯔꯣꯛ ꯆꯥꯛꯄ ꯑꯗꯨꯃꯥꯏꯅ ꯎꯄꯥꯏ ꯂꯩꯇꯕꯅꯤꯅ ꯑꯗꯨꯝ ꯃꯥꯁꯦ ꯈꯥꯡꯉꯛꯈ꯭ꯔꯦꯕ ꯑꯗꯩ ꯃꯥꯁꯨ ꯃꯆꯥ ꯌꯥꯎꯔꯦ ꯑꯗꯩꯗꯤ ꯅꯨꯄꯥꯁꯤꯁꯨ ꯅꯤꯁꯥꯁꯦ ꯁꯨꯠꯇ ꯆꯥꯈꯠꯂꯛꯑꯦ ꯃꯄꯥꯝꯅ ꯃꯥꯁꯦ ꯂꯧꯈꯠꯂꯦ ꯃꯤꯔꯣꯜꯂꯛꯄꯗꯩꯗꯤ ꯑꯗꯨꯒ ꯃꯥꯒꯤ ꯑꯑꯣꯡ ꯑꯋꯣꯟ ꯇꯝꯕꯤꯔꯛꯑꯦ ꯑꯗꯨꯒ ꯆꯪꯅꯔꯦ ꯑꯗꯨꯝ ꯑꯗꯨꯒ ꯅꯣꯡꯃ ꯃꯥꯅ ꯃꯌꯨꯝ ꯄꯥꯜꯂꯕ ꯃꯇꯨꯡ ꯃꯥꯅ ꯃꯄꯥꯝꯅ ꯃꯥ ꯂꯧꯈꯠꯄꯁꯦ ꯌꯥꯝ ꯀꯣꯟꯊꯪꯅꯗꯅꯦ ꯀꯣꯟꯊꯪꯗ ꯃꯆꯥꯒ ꯌꯥꯎꯔ ꯃꯇꯨꯡꯗꯅꯦ ꯑꯗ ꯃꯥꯁꯤ ꯂꯧꯈꯠꯇ꯭ꯔꯤꯉꯩ ꯃꯆꯥ ꯌꯥꯎꯔ ꯃꯇꯨꯡꯁꯦ ꯁꯤꯗ ꯃꯥꯗꯤ ꯃꯣꯏꯒꯤ ꯃꯥꯏꯀꯩꯁꯦ ꯃꯥꯕꯨ ꯃꯥꯏ ꯅꯨꯄꯥꯁꯤꯅ ꯐꯥꯔꯛꯈꯤꯕ ꯅꯨꯃꯤꯠꯇꯨꯗꯩ ꯃꯥꯒꯤ ꯃꯥꯏꯀꯩꯁꯦ ꯃꯥꯅ ꯈꯣꯡꯒꯨꯟ ꯇꯥꯈꯤꯗ꯭ꯔꯕꯅꯦꯕ ꯃꯥꯒꯤ ꯁꯪꯇꯞ ꯌꯨꯝ ꯃꯆꯥꯗꯨꯗꯒꯤ ꯍꯦꯟꯅ ꯆꯦꯡ ꯋꯥꯟꯕ ꯊꯣꯛꯄ ꯄꯣꯠ ꯆꯩ ꯂꯩꯕ ꯊꯣꯛꯄ ꯌꯥꯔꯤꯈꯩ ꯅꯨꯄꯥꯁꯤꯅ ꯂꯣꯏꯅ ꯂꯩꯍꯜꯂꯛꯄ ꯑꯗꯨꯒ ꯃꯥꯅ ꯂꯩꯗ ꯌꯥꯗꯕꯈꯛ ꯂꯩꯕ ꯑꯗꯩ ꯍꯦꯟꯅ ꯃꯥꯁꯦ ꯁꯨꯡꯇꯣꯛ ꯇꯣꯛꯇ꯭ꯔꯕ ꯅꯨꯄꯤ ꯑꯃꯈꯛꯅꯦꯕ ꯑꯩꯈꯣꯏꯒꯤ ꯃꯤꯃꯥꯟꯅꯗꯕ ꯑꯩꯈꯣꯏꯒꯤ ꯖꯦꯟꯗ ꯐꯥꯖꯤꯜꯂ ꯊꯝꯕꯒꯨꯝꯕꯅꯦ ꯃꯥ ꯂꯩꯔꯛꯏꯁꯦ ꯌꯥꯝ ꯊꯤꯅ ꯅꯤꯡꯕ ꯀꯥꯏꯅ ꯃꯥꯒꯤ ꯄꯨꯟꯁꯤꯁꯤꯗ ꯃꯥꯅ ꯑꯗꯨꯃꯥꯏꯅ ꯃꯥꯁꯦ ꯑꯗꯨꯒꯨꯝꯕ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯃꯗꯒ ꯑꯗꯨꯃꯥꯏꯅꯒ ꯂꯩꯒꯅꯤ ꯍꯥꯏꯕꯁꯤꯗꯤ ꯃꯃꯪꯗꯐꯥꯎ ꯈꯜꯂꯨꯗꯕꯀꯣ ꯑꯩꯈꯣꯏꯒꯤ ꯃꯁꯛ ꯃꯇꯧꯒꯁꯦ ꯌꯥꯝ ꯐꯖꯕꯅꯤꯅ ꯅꯨꯄꯥꯅꯒ ꯌꯥꯝ ꯐꯖꯅ ꯂꯧꯔꯒ ꯌꯥꯝ ꯒꯁ ꯂꯩꯅꯒ ꯌꯨꯝ ꯄꯥꯜꯂꯒ ꯃꯧ ꯑꯣꯏꯅ ꯌꯥꯝ ꯑꯃ ꯂꯩꯅ ꯂꯩꯖꯒꯅꯦꯅ ꯃꯥꯒ ꯑꯁꯥ ꯇꯧꯖꯕ ꯃꯤꯅꯤꯗꯅ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡꯁꯤ ꯂꯥꯏ ꯈꯨꯔꯝꯃꯨꯁꯦꯅ ꯃꯥꯏ ꯅꯨꯄꯥꯅꯦ ꯑꯩꯈꯣꯏꯒꯤ ꯅꯤꯉꯣꯜ ꯑꯃꯅꯦ ꯃꯆꯟꯅꯨꯄꯤ ꯊꯣꯛꯄ ꯑꯃꯀꯣ ꯑꯗꯨꯒ ꯃꯣꯏꯁꯦ ꯆꯠꯂꯤ ꯍꯥꯏꯌꯦ ꯂꯥꯏ ꯈꯨꯔꯝꯕ ꯃꯣꯏꯒꯤ ꯃꯥꯏꯀꯩꯁꯤꯗꯀꯣ ꯂꯩꯕ ꯏꯁꯣꯔꯁꯦ ꯑꯗ ꯌꯥꯝ ꯊꯥꯖꯗꯅꯅꯦ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯁꯦ ꯗ꯭ꯌꯨꯇꯤ ꯇꯧ ꯂꯩꯔꯝꯕꯅꯦꯕ ꯃꯥꯒꯤ ꯑꯗꯨꯒ ꯗ꯭ꯌꯨꯇꯤ ꯇꯧ ꯂꯩꯔꯝꯕꯁꯤꯗ ꯍꯦꯛꯇ ꯃꯥꯅꯅꯦ ꯁꯨꯃꯥꯏꯅ ꯂꯩꯊꯣꯔꯛꯄꯗ ꯅꯨꯄꯥꯁꯦ ꯍꯦꯛꯇ ꯂꯦꯞꯄꯝꯕꯅꯦꯌꯦ ꯃꯥꯏ ꯃꯇꯨꯡꯁꯦ ꯀꯧꯔꯛꯄ ꯅꯨꯄꯥꯁꯤꯅ ꯑꯗ ꯃꯥ ꯍꯦꯛꯇ ꯂꯦꯞꯄꯝꯕꯅꯦ ꯂꯩꯊꯣꯛꯄꯁꯤꯗ ꯑꯁ ꯍꯦꯛꯇ ꯃꯥꯁꯦ ꯃꯁꯥꯁꯦ ꯀꯩꯅꯣꯝ ꯇꯧꯈꯤꯗꯅꯅꯦ ꯑꯉꯥꯡꯁꯦ ꯑꯩꯈꯣꯏꯅ ꯃꯣꯏꯅ ꯂꯥꯏ ꯈꯨꯔꯝ ꯂꯣꯏꯔꯒ ꯊꯣꯛꯂꯛꯑꯒ ꯑꯩꯈꯣꯏꯒꯤ ꯄꯣꯠ ꯆꯩ ꯀꯩ ꯈꯔꯗꯤ ꯂꯩꯒꯦ ꯀꯥꯏꯅ ꯂꯥꯏ ꯈꯨꯔꯝꯕꯝꯗ ꯌꯣꯟꯕ ꯒꯥꯅ ꯃꯥꯏ ꯅꯨꯄꯥꯁꯨ ꯁꯨꯝ ꯌꯦꯡꯈꯤꯕ ꯑꯗꯨꯒ ꯃꯥꯁꯨ ꯑꯗꯨꯃꯥꯏꯅ ꯂꯩꯒꯦꯅ ꯇꯧꯔꯤꯉꯩꯁꯤꯗꯅꯦꯕ ꯑꯗꯩ ꯃꯥꯅ ꯀꯧꯔꯛꯄꯁꯤꯗ ꯂꯩꯊꯣꯛꯎꯕꯗ ꯃꯥ ꯑꯣꯏꯔꯝꯕꯗꯩ ꯃꯥꯁꯦ ꯑꯉꯥꯡꯁꯦ ꯇꯥꯞ ꯄꯥꯏꯔꯒ ꯃꯆꯥꯅꯨꯄꯤꯗꯁꯨ ꯆꯠꯁꯦ ꯒꯥꯔꯤꯗ ꯆꯠꯂꯁꯦꯅ ꯍꯦꯛꯇ ꯆꯤꯡꯉꯒ ꯃꯥꯁꯦ ꯍꯦꯛꯇ ꯃꯁꯥꯁꯦ ꯀꯩꯅꯣꯝ ꯇꯧꯈ꯭ꯔꯒꯅꯦ ꯅꯤꯛꯈ꯭ꯔꯒ ꯃꯥꯗꯤ ꯅꯣꯏ ꯗꯥ ꯀꯧꯔꯣ ꯍꯥꯏꯔꯒꯅꯦ ꯑꯩ ꯏꯁꯥ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯌꯣꯅ ꯑꯗꯨꯒ ꯅꯨꯄꯥꯁꯤꯅꯅꯦ ꯇꯥꯟꯅꯔꯛꯑꯕ ꯑꯗꯨꯒꯗꯤ ꯃꯥꯏ ꯅꯨꯄꯥꯗꯣ ꯀꯧꯔꯒ ꯃꯣꯏꯅ ꯑꯗꯨꯝ ꯊꯧꯈ꯭ꯔꯦꯗꯅ ꯑꯗꯨꯒ ꯃꯆꯟꯅꯨꯄꯤꯁꯤꯅꯅꯦ ꯃꯥꯗꯤ ꯍꯟꯅꯕꯨ ꯌꯦꯡꯊꯣꯛꯑꯝꯗ꯭ꯔꯦ ꯐꯠꯂꯥꯎ ꯌꯦꯡꯉꯨꯕꯗ ꯃꯥ ꯁꯨꯃꯥꯏꯅ ꯑꯣꯏꯔꯝꯕꯗꯨꯗ ꯃꯇꯝꯁꯨ ꯈꯔ ꯁꯥꯡꯅ ꯀꯨꯏꯅ ꯆꯍꯤ 6 ꯃꯔꯤ ꯎꯅꯈꯤꯗ꯭ꯔꯦꯗꯅ ꯃꯥꯁꯦ ꯍꯦꯛꯇ ꯀꯩꯅꯣꯝ ꯇꯧꯈ꯭ꯔꯦ ꯂꯝꯕꯤꯗ ꯃꯥꯗꯤ ꯃꯄꯥꯟ ꯊꯣꯛꯇ꯭ꯔꯕꯅꯤꯅ ꯅꯣꯡꯇ ꯀꯔꯤꯝ ꯎꯅꯈꯤꯗ꯭ꯔꯕ ꯄꯥꯎ ꯐꯥꯎꯅꯈꯤꯗ꯭ꯔꯕꯅꯦꯕ ꯑꯗꯩꯗꯤ ꯀꯩꯅꯣꯗꯨꯅꯅꯦ ꯃꯆꯟꯅꯨꯄꯤꯗꯨꯅ ꯃꯌꯨꯝ ꯌꯧꯔ ꯍꯪꯕ ꯏꯅꯝꯃ ꯀꯅꯥꯅꯣ ꯉꯁꯥꯏꯒꯤꯗꯣꯅꯀꯣ ꯃꯥꯅ ꯋꯥꯔꯤ ꯂꯤꯕꯖꯥꯠꯅꯦꯕ ꯑꯩꯒ ꯅꯨꯡꯁꯤꯅꯔꯝꯕ ꯑꯩꯒ ꯆꯦꯜꯂꯝꯕ ꯅꯨꯄꯥꯗꯨꯅꯦꯅ ꯀꯞꯄꯒ ꯂꯩꯍꯧꯖꯥꯠꯅꯤꯉꯣ ꯌꯦꯡꯉꯒ ꯅꯨꯡꯉꯥꯏꯇꯦꯉꯣ ꯍꯥꯏꯕꯖꯥꯠꯅꯦ ꯃꯆꯟꯅꯨꯄꯤꯗꯨꯅ ꯑꯗꯩꯗꯤ ꯑꯗꯨꯃꯥꯏꯅ ꯂꯩꯔꯛꯈꯤꯕꯁꯤꯅ ꯑꯗꯩ ꯃꯥꯏ ꯅꯨꯄꯥꯁꯦ ꯑꯃꯨꯛ ꯐꯣꯔꯁꯦ ꯆꯥꯁꯜꯂꯛꯑꯦ ꯑꯗꯩ ꯑꯦꯗꯤꯛ ꯑꯣꯏꯔ ꯇꯥꯔ ꯃꯪꯉ ꯂꯩꯔꯦ ꯗꯨꯀꯥꯟ ꯊꯣꯛꯅꯤ ꯈꯪꯗ꯭ꯔꯦ ꯑꯗꯩ ꯃꯉꯣꯟꯗꯒꯁꯦ ꯄꯩꯁꯥ ꯄꯤꯌꯣꯅ ꯈꯣꯠꯇꯅ ꯃꯀꯣꯛ ꯃꯔꯨꯗ ꯈꯣꯠꯇꯅ ꯅꯤꯔꯦ ꯑꯗꯩ ꯑꯃꯨꯛ ꯑꯍꯤꯡ ꯍꯜꯂꯛꯇꯕ ꯑꯗꯩ ꯑꯗꯨꯗ ꯀꯩꯅꯣ ꯇꯥꯔ ꯂꯩꯍꯧꯔꯦ ꯈꯔ ꯍꯥꯏ ꯑꯗꯨꯗ ꯒꯥꯔꯤ ꯊꯦꯡꯖꯤꯟꯅꯍꯧꯔꯦ ꯈꯔ ꯍꯥꯏ ꯑꯗꯩꯗꯤ ꯑꯗꯨꯗ ꯀ꯭ꯂꯕꯅ ꯈꯔ ꯐꯥꯔꯦ ꯈꯔ ꯍꯥꯏ ꯄꯨꯔꯥ ꯃꯥꯁꯤ ꯄꯨꯡꯉꯛꯉꯛꯈ꯭ꯔꯦꯕ ꯃꯥꯁꯦ ꯑꯗꯨꯃꯥꯏꯅ ꯂꯦꯜꯂꯛꯈ꯭ꯔꯦ ꯑꯃꯨꯛ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯒꯩ ꯑꯗꯩ ꯃꯥꯒꯤ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤ ꯃꯥꯏ ꯅꯨꯄꯥꯒꯤ ꯅꯨꯄꯤ ꯑꯍꯟꯁꯤ ꯃꯥꯗꯤ ꯃꯥ ꯍꯦꯛ ꯂꯥꯛꯄꯗꯒꯤ ꯌꯨꯝꯗ ꯐꯖꯅ ꯏꯔꯩ ꯂꯩꯇꯦꯕ ꯑꯩꯈꯣꯏꯒꯤ ꯊꯥ ꯑꯃꯅꯤ ꯃꯄꯥꯝꯗ ꯈꯔ ꯆꯠ ꯊꯥ ꯑꯃꯅꯤꯅ ꯑꯃꯨꯛ ꯁꯣꯝꯗ ꯅꯨꯄꯥ ꯃꯌꯨꯝꯗ ꯑꯃꯨꯛ ꯂꯥꯛ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯗꯩꯗꯤ ꯌꯥꯍꯧꯁꯦ ꯌꯥꯝ ꯊꯦꯡꯉꯦ ꯍꯥꯏ ꯃꯥꯅ ꯍꯧꯒꯠꯄꯁꯦ ꯄꯨꯡ 12 ꯁ꯭ꯋꯥꯏꯗ ꯍꯧꯒꯠꯂꯦ ꯑꯗꯩ ꯅꯤꯡꯊꯝꯊꯥꯗꯤ ꯃꯥꯗꯤ ꯀꯔꯤꯝ ꯉꯝꯗꯦꯅ
ꯅꯤꯡꯊꯝꯊꯥꯁꯤꯃ ꯑꯗꯨꯝ ꯆꯍꯤ ꯑꯃꯒꯤ ꯗꯤꯁꯦꯝꯕꯔ ꯌꯧꯔꯛꯄꯗꯩꯅ ꯑꯩꯈꯣꯏ ꯖꯅꯋꯥꯔꯤ ꯁ꯭ꯋꯥꯏꯐꯥꯎꯁꯤꯗꯤ ꯖꯅꯋꯥꯔꯤ ꯐꯦꯕꯋꯥꯔꯤ ꯑꯗꯨꯝ ꯃꯄꯥꯝꯗ ꯂꯩꯊꯣꯛꯎꯕ ꯑꯗꯨꯃꯥꯏꯅ ꯌꯨꯝꯁꯦ ꯐꯖꯅ ꯄꯥꯟꯗ꯭ꯔꯦꯕ ꯃꯥꯗꯤ ꯃꯅꯦꯝ ꯃꯀꯨꯅꯁꯨ ꯃꯆꯥꯅꯨꯄꯥ ꯅꯨꯄꯤ ꯂꯣꯟꯁꯜꯂꯛꯑꯕꯅꯤꯅ ꯀꯔꯤꯝ ꯉꯥꯡꯕ ꯆꯩꯕ ꯃꯉꯣꯟꯗ ꯉꯝꯗ꯭ꯔꯦꯕ ꯃꯆꯥꯗꯨꯅ ꯁꯣꯏꯔꯕꯅꯤꯅ ꯑꯗꯩ ꯃꯥꯏ ꯃꯄꯨꯔꯣꯏꯕꯁꯤꯅꯁꯨ ꯃꯥꯏ ꯅꯨꯄꯤ ꯑꯃꯅꯦ ꯍꯥꯏꯕꯒꯤ ꯍꯥꯟꯅꯗꯩꯁꯨ ꯌꯦꯡꯁꯤꯟꯗ꯭ꯔꯦ ꯅꯪꯅ ꯅꯄꯥꯝ ꯁꯨꯃꯥꯏꯅ ꯂꯩꯊꯣꯛ ꯌꯥꯕ꯭ꯔꯥꯁꯨ ꯌꯦꯡꯁꯤꯟꯗ꯭ꯔꯦꯕ ꯑꯗꯨꯃꯥꯏꯅ ꯃꯄꯥꯝꯗ ꯈꯔ ꯆꯠ ꯊꯥ ꯑꯃꯅꯤ ꯈꯔ ꯂꯩꯊꯣꯛꯎ ꯇꯧꯔꯒ ꯁꯣꯝꯗ ꯑꯃꯨꯛ ꯈꯔ ꯂꯥꯛ ꯇꯧꯔꯒ ꯃꯥꯗꯤ ꯑꯗꯨꯝ ꯂꯩꯔꯦꯕ ꯑꯗꯩ ꯑꯃꯨꯛ ꯃꯥꯁꯦ ꯊꯥꯖꯗꯅ ꯅꯨꯄꯤꯁꯦ ꯑꯩꯈꯣꯏꯒꯤ ꯃꯄꯥꯝꯗꯩ ꯑꯗꯨꯝ ꯁꯨꯡꯂꯥꯛ ꯂꯥꯛꯈꯤꯗ꯭ꯔꯦꯕ ꯅꯣꯡꯃ ꯃꯣꯏꯁꯦ ꯌꯥꯝ ꯈꯠꯅꯈꯤꯕꯗꯩꯀꯣ ꯑꯗꯨꯒ ꯗꯨꯀꯥꯟꯒꯤ ꯄꯩꯁꯥꯗꯤ ꯃꯥꯅ ꯂꯣꯏ ꯄꯥꯏꯈ꯭ꯔꯦ ꯗꯨꯀꯥꯟꯒꯤ ꯄꯩꯁꯥꯈꯩꯁꯦ ꯂꯣꯏꯅꯃꯛ ꯗꯨꯀꯥꯟꯁꯨ ꯌꯥꯎꯁꯜꯂꯛꯇ꯭ꯔꯦꯕ ꯄꯣꯠ ꯑꯗꯩ ꯇꯣꯛꯑꯦꯕ ꯅꯨꯄꯥꯁꯨ ꯅꯤꯁꯥ ꯆꯥ ꯂꯩꯔꯝꯃꯤꯅ ꯃꯅꯦꯝ ꯃꯀꯨꯅꯁꯨ ꯊꯥꯗꯗ꯭ꯔꯦꯕ ꯑꯗꯩꯗꯤ ꯅꯨꯄꯤꯁꯤꯅꯁꯨ ꯑꯇꯣꯝꯕꯤꯒꯤ ꯑꯣꯏꯈꯤꯅꯤ ꯃꯥꯅ ꯑꯇꯣꯝꯕꯤꯗ ꯄꯤꯈꯤꯗꯣꯏ ꯁꯔꯨꯛ ꯑꯅ ꯃꯥꯏ ꯅꯨꯄꯥꯁꯦ ꯅꯪ ꯅꯤꯁꯥꯁꯦ ꯆꯥꯅꯕꯁꯦ ꯃꯥꯅ ꯍꯣꯠꯅꯔꯒ ꯆꯥꯍꯜꯂꯒ ꯃꯥꯅ ꯑꯣꯏꯅ ꯄꯩꯁꯥꯁꯦ ꯂꯣꯏ ꯄꯥꯏ ꯌꯥꯅꯕ ꯁꯤꯟꯈ꯭ꯔꯦ ꯂꯣꯏ ꯄꯥꯏꯈ꯭ꯔꯦ ꯑꯗꯩ ꯈꯠꯅꯗꯅ ꯇꯧꯕꯗꯩ ꯅꯨꯃꯤꯠ ꯑꯃ ꯆꯠꯈꯤꯕꯗꯩ ꯃꯥꯁꯦ ꯂꯥꯛꯈꯤꯗ꯭ꯔꯦꯕ ꯑꯗꯨꯒ ꯑꯗꯨꯝ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃꯗ ꯃꯌꯨꯝ ꯄꯥꯟꯊꯣꯛꯈ꯭ꯔꯦꯕ ꯃꯆꯥꯁꯦ ꯍꯨꯟꯗꯣꯛꯑꯝꯃꯒ ꯑꯗꯨꯗꯩ ꯃꯥ ꯃꯌꯨꯝ ꯄꯥꯟꯈꯤꯕꯗꯒꯤꯗꯤ ꯃꯣꯏ ꯃꯅꯦꯝ ꯃꯀꯨꯁꯤꯅ ꯃꯥꯁꯦ ꯂꯧꯁꯜꯂꯦ ꯑꯗꯣ ꯃꯥꯒꯤ ꯍꯥꯟꯅ ꯂꯩꯔꯝꯕ ꯃꯣꯏꯒꯤ ꯕꯤꯜꯗꯤꯡ ꯀꯥ ꯅꯨꯡꯁꯤꯅ ꯃꯥ ꯂꯣꯏ ꯂꯩꯍꯜꯂꯦ ꯑꯗꯩꯗꯤ ꯑꯃꯨꯛ ꯃꯥꯁꯤꯅ ꯃꯅꯦꯝ ꯃꯀꯨꯅ ꯃꯅꯦꯝꯅꯒ ꯏꯌꯥ ꯌꯥꯔꯝꯗꯕ ꯃꯥꯁꯤ ꯉꯁꯥꯏꯒꯤ ꯃꯥꯅ ꯊꯕꯛ ꯏꯟꯈꯥꯡ ꯐꯕ ꯃꯁꯥ ꯃꯎ ꯅꯥꯟꯕ ꯃꯅꯤꯡ ꯃꯌꯥ ꯃꯣꯏꯒꯤ ꯁꯤꯠ ꯁꯦꯡꯗꯅ ꯑꯗꯩ ꯑꯗꯨꯝ ꯃꯅꯦꯝ ꯃꯀꯨꯒꯤ ꯐꯤ ꯃꯄꯥꯗ ꯃꯅꯦꯝꯕꯣꯛꯀꯤ ꯐꯤ ꯄꯨꯊꯣꯛꯄꯤꯔꯛꯑꯣ ꯍꯥꯏꯔ ꯁꯨꯕ ꯑꯗꯨꯝ ꯃꯣꯏꯒꯤ ꯀꯣꯜ ꯂꯤꯛ ꯑꯃꯨ ꯑꯔꯥꯛ ꯑꯗꯩ ꯀꯩꯅꯣꯝꯃ ꯍꯦꯛ ꯂꯩꯕꯁꯦ ꯃꯥꯅ ꯕꯕꯥ ꯄꯨꯊꯣꯛꯄꯤꯔꯣ ꯐꯦꯡꯗꯣꯛꯄ ꯁꯨꯃꯥꯡ ꯊꯦꯂꯣꯡ ꯅꯥꯟꯕ ꯃꯥꯗꯤ ꯏꯃꯨꯡꯗꯗꯤ ꯆꯪ ꯌꯥꯗꯕꯅꯤꯅ ꯑꯗꯩꯗꯤ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯅꯥꯟꯕ ꯈꯣꯠꯄ ꯃꯌꯥꯝꯗꯨꯗꯩ ꯅꯨꯄꯤꯗꯨꯅ ꯆꯠꯈ꯭ꯔꯀꯥꯟꯗ ꯕꯕꯥ ꯌꯥꯝ ꯃꯣꯠꯃꯜꯂꯦ ꯃꯥꯡꯒꯣꯜꯁꯦ ꯑꯩ ꯇꯩꯊꯣꯛꯎꯒꯦ ꯏꯃꯨꯡꯁꯦ ꯇꯩꯊꯣꯛꯎꯒꯦꯅ ꯈꯒ ꯃꯥꯅ ꯆꯪꯉꯒ ꯂꯣꯏ ꯇꯩ ꯅꯥꯟꯅ ꯏꯃꯨꯡꯁꯦ ꯀꯣꯏꯕ ꯃꯥꯅ ꯍꯣꯠꯅꯕ ꯀꯟꯃꯟꯕꯗꯨꯗꯒꯤ ꯃꯅꯦꯝꯕꯣꯛ ꯑꯗꯩ ꯃꯧ ꯑꯍꯟ ꯃꯆꯦ ꯃꯇꯩꯒꯤ ꯅꯨꯄꯤ ꯂꯣꯏ ꯌꯥꯔꯛꯑꯦꯕ ꯃꯥꯁꯦ ꯑꯗꯩ ꯃꯇꯩꯒꯤ ꯃꯆꯥꯗꯣ ꯃꯥꯅ ꯌꯦꯡꯁꯤꯟꯕꯤꯕ ꯑꯗꯩ ꯃꯆꯥꯗꯣ ꯅꯥꯔꯦꯒ ꯍꯥꯏꯕꯁꯦ ꯃꯥꯅ ꯍꯣꯠꯅꯕ ꯑꯗꯩ ꯃꯆꯦꯗꯨꯅꯒ ꯆꯠꯊꯣꯛꯑꯦ ꯃꯆꯥꯁꯤ ꯃꯉꯣꯟꯗ ꯁꯤꯟꯅꯔꯝꯕ ꯑꯗꯨꯝꯕ ꯃꯥꯅ ꯑꯗꯩ ꯃꯆꯦꯒꯤ ꯏꯃꯨꯡꯗꯨꯐꯥꯎꯗ ꯃꯥꯅ ꯆꯪꯉꯒ ꯋꯥꯏ ꯇꯩ ꯈꯣꯠ ꯂꯣꯏꯅ ꯃꯥꯅ ꯇꯧꯕꯗꯒꯤꯗꯤ ꯃꯥꯗꯤ ꯌꯥꯊꯣꯛꯈ꯭ꯔꯦꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤ ꯑꯍꯟꯁꯦ ꯑꯃꯨꯛ ꯅꯨꯄꯥ ꯑꯃꯗ ꯑꯃꯨꯛ ꯄꯥꯜꯂꯒ ꯃꯆꯥ ꯌꯥꯎꯗꯦꯅ ꯆꯍꯤ 2 ꯑꯍꯨꯝ ꯄꯥꯜꯂꯒ ꯑꯃꯨꯛ ꯈꯥꯏꯅꯔꯒ ꯑꯃꯗ ꯑꯃꯨꯛ ꯄꯥꯜꯂꯦꯕ ꯑꯗꯣ ꯑꯗꯨꯃꯥꯏꯅ ꯃꯌꯨꯝꯐꯥꯎ ꯑꯅꯤꯔꯛ ꯄꯥꯟꯈ꯭ꯔꯦ ꯃꯥꯗꯤ ꯑꯗꯨꯒ ꯁꯣꯝꯗ ꯃꯥꯏ ꯅꯨꯄꯥꯁꯤ ꯌꯥꯝ ꯀꯟꯅ ꯃꯥꯅ ꯍꯣꯠꯅꯔꯛꯑꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯅꯤꯁꯥꯁꯦ ꯆꯥꯕ ꯐꯔꯛꯑꯦꯕ ꯄꯩꯁꯥꯁꯦ ꯂꯩꯇ꯭ꯔꯦ ꯍꯥꯏ ꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯗꯨꯀꯥꯟ ꯄꯣꯠ ꯑꯝꯇ ꯌꯥꯎꯗ꯭ꯔꯦ ꯍꯥꯏ ꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯃꯀꯨ ꯃꯅꯦꯝꯅ ꯁꯨꯝ ꯄꯤꯗ꯭ꯔꯦꯕ ꯄꯩꯁꯥꯁꯦ ꯃꯆꯥꯅꯨꯄꯥꯁꯦ ꯑꯗꯩ ꯑꯗꯨꯝ ꯇꯞꯅ ꯃꯥꯏ ꯅꯨꯄꯤꯗꯨꯁꯨ ꯃꯌꯨꯝ ꯄꯥꯟꯊꯣꯛꯈ꯭ꯔꯕꯅꯤꯅ ꯑꯅꯤ ꯂꯣꯟꯅꯕꯩ ꯉꯪꯅꯕ ꯅꯩꯅꯕꯁꯦ ꯂꯩꯇ꯭ꯔꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯃꯥꯁꯤꯅ ꯐꯖꯅ ꯇꯧꯔꯒ ꯄꯥꯜꯂꯒ ꯏꯃꯨꯡꯁꯦ ꯏꯪꯅ ꯃꯅꯦꯝ ꯃꯀꯨꯅꯁꯨ ꯂꯣꯏꯅꯃꯛ ꯌꯥꯗꯅ ꯏꯃꯨꯡ ꯃꯅꯨꯡ ꯁꯤꯠ ꯅꯥꯟꯅ ꯐꯖꯅ ꯄꯥꯜꯂꯦ ꯑꯗꯩ ꯃꯅꯦꯝ ꯃꯀꯨꯅ ꯑꯃꯨꯛ ꯄꯩꯁꯥꯁꯦ ꯊꯥꯗꯕꯤꯔꯦ ꯑꯗꯩ ꯃꯥꯁꯨ ꯑꯃꯨꯛ ꯂꯧꯈꯠꯂꯦ ꯑꯗꯩ ꯃꯄꯥꯝꯅ ꯍꯥꯄꯛꯄ ꯁꯅꯥ ꯂꯩꯀꯣꯟ ꯈꯔ ꯀꯥꯏꯊꯣꯛꯑꯦ ꯑꯗꯩ ꯃꯄꯥꯝ ꯂꯣꯝꯗꯒꯤ ꯄꯩꯁꯥ ꯅꯨꯡꯁꯥ ꯈꯔ ꯑꯃꯁꯨ ꯃꯄꯥ ꯑꯣꯏꯅ ꯄꯤꯔꯛꯑꯦ ꯇꯧꯔꯀꯥꯟꯗ ꯃꯥꯏ ꯗꯨꯀꯥꯟꯗ ꯄꯣꯠ ꯆꯩ ꯑꯃꯨꯛ ꯊꯥꯗꯔꯒ ꯅꯧꯅ ꯐꯝꯗꯅ ꯄꯨꯔꯥ ꯃꯀꯣꯛꯇꯒꯤ ꯑꯃꯨꯛ ꯂꯨꯄꯥ ꯑꯝꯇ ꯂꯩꯔꯝꯗꯕꯗꯩ ꯃꯀꯣꯛꯇꯩ ꯑꯃꯨꯛ ꯍꯧꯔꯦꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯃꯥꯏ ꯀꯔꯕꯥꯔꯗꯣ ꯑꯗꯨꯝ ꯍꯥꯟꯅꯒꯤ ꯃꯐꯝ ꯐꯖꯅ ꯂꯩꯖꯕ ꯄꯣꯠꯅꯤꯅ ꯖꯔ ꯆꯥꯎꯈꯠꯇꯅ ꯀꯔꯕꯥꯔꯁꯦ ꯑꯃꯒꯤ ꯃꯊꯪꯗ ꯑꯃꯁꯨ ꯇꯧꯁꯟꯕ ꯇꯧꯔꯒ ꯃꯥꯏ ꯅꯨꯄꯥꯁꯦ ꯊꯕꯛ ꯌꯥꯝ ꯆꯤꯟꯗꯅ ꯍꯧꯖꯤꯛꯇꯤ ꯀꯔꯕꯥꯔ ꯑꯍꯨꯝꯁꯤꯗ ꯍꯣꯠꯅꯔꯒ ꯂꯩꯔꯦ ꯃꯥꯒꯤ ꯀꯩꯅꯣꯁꯦ ꯄꯨꯔꯥ ꯀ꯭ꯂꯤꯌꯥꯔ ꯑꯣꯏꯔꯦ ꯃꯥꯒꯤ ꯄꯨꯟꯁꯤꯁꯦ ꯀꯅꯥꯝꯇ ꯃꯥ ꯌꯦꯠꯄ ꯈꯣꯠꯄ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨ ꯂꯩꯇ꯭ꯔꯦ ꯃꯥ ꯌꯨꯝ ꯑꯃꯒꯤ ꯃꯧ ꯑꯃ ꯑꯣꯏꯅ ꯐꯖꯅꯗꯤ ꯂꯩꯔꯦ ꯑꯗꯨꯕꯨ ꯃꯥꯅ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕꯁꯦ ꯃꯥꯒꯤ ꯀꯩꯅꯣꯁꯤꯗꯀꯣ ꯃꯥꯅ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯍꯧꯖꯤꯛꯀꯤ ꯑꯍꯥꯟꯕꯒꯤ ꯆꯦꯜꯂꯨꯕ ꯅꯨꯄꯥꯁꯤꯅ ꯃꯥ ꯂꯧꯈꯤꯗꯕ ꯃꯇꯥꯡ ꯃꯉꯣꯟꯗꯒꯤ ꯂꯥꯞꯊꯣꯛꯈꯤꯕ ꯃꯇꯥꯡ ꯀꯔꯤꯝꯇ ꯍꯥꯏꯔꯛꯈꯤꯗꯕ ꯁꯤꯁꯦ ꯑꯩꯒꯤ ꯏꯔꯥꯟ ꯌꯥꯎꯈꯤꯕ꯭ꯔꯥ ꯑꯗꯨꯗ ꯍꯥꯏꯕꯅꯦꯕ ꯃꯥꯅ ꯍꯪꯉꯤꯕ ꯉꯁꯤꯐꯥꯎ ꯃꯥꯏ ꯊꯃꯣꯏꯗ ꯍꯪꯉꯤꯕ ꯀꯣꯏꯁꯟꯁꯦ ꯑꯗꯩ ꯅꯨꯄꯥ ꯑꯃꯁꯤꯅ ꯑꯃꯨꯛ ꯃꯥ ꯆꯦꯜꯂꯨꯔꯦ ꯍꯥꯏꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯕꯤꯔꯦ ꯌꯥꯗꯅ ꯑꯗꯨꯝ ꯅꯨꯄꯥꯁꯤꯅ ꯑꯅꯝ ꯀꯜꯂꯗꯤ ꯅꯨꯄꯤꯁꯦ ꯌꯥꯝ ꯋꯥꯍꯟꯕ ꯑꯗꯣ ꯁꯤꯅꯦꯅ ꯆꯠꯈ꯭ꯔꯦ ꯈꯣꯠꯈ꯭ꯔꯦ ꯅꯪ ꯃꯃꯥꯏ ꯑꯝꯇ ꯌꯦꯡꯕꯤꯌꯣꯅ ꯃꯆꯦꯅ ꯀꯧꯊꯣꯛꯑꯒ ꯅꯝꯐꯨꯗ ꯑꯃꯨꯛ ꯆꯦꯟꯕꯤꯔꯦ ꯅꯝꯐꯨꯗ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯑꯇꯣꯝꯕꯤ ꯑꯣꯏꯈ꯭ರೆ ꯑꯗꯨꯒꯤ ꯊꯧꯗꯣꯛꯁꯤꯗꯁꯨ ꯃꯥꯒꯤ ꯃꯔꯥꯟ ꯌꯥꯎꯈꯤꯕ꯭ꯔꯥ ꯍꯥꯏꯕꯅꯦꯕ ꯃꯥꯅ ꯍꯪꯉꯤꯕ ꯑꯗꯨꯝ ꯀꯣꯏꯁꯟꯁꯦ ꯑꯩꯅ ꯃꯤꯒꯤ ꯏꯃꯨꯡꯁꯦ ꯊꯨꯒꯥꯏꯕ ꯅꯠꯇꯦꯀꯣ ꯅꯨꯄꯤ ꯑꯍꯟꯁꯦ ꯑꯩꯅ ꯆꯠꯍꯟꯈ꯭ꯔꯒ ꯑꯩꯅ ꯂꯩꯍꯧꯕ ꯅꯠꯇꯦ ꯑꯩꯅ ꯅꯝꯗꯅ ꯑꯣꯏꯁꯜꯂꯛꯈꯤꯕ ꯅꯨꯄꯤ ꯂꯩ ꯈꯪ ꯀꯣꯏꯅꯕ ꯅꯠꯇꯦꯀꯣ ꯑꯩꯗꯤ ꯁꯨꯡꯌꯥ ꯌꯥꯖꯈꯤꯗꯕꯅꯤꯀꯣ ꯍꯥꯏꯗꯅ ꯑꯗꯨꯅ ꯑꯩꯒꯤ ꯏꯔꯥꯟꯁꯦ ꯌꯥꯎꯈꯤꯕ꯭ꯔꯥ ꯏꯔꯥꯜꯂ ꯃꯔꯥꯜꯂꯅ ꯑꯗꯨꯝ ꯃꯉꯣꯟꯗ ꯀꯣꯏꯁꯟ ꯂꯣꯏꯅ ꯂꯩꯍꯧꯕ ꯑꯇꯣꯝꯕꯤ ꯃꯤꯡꯊꯣꯟꯗꯤ ꯑꯗꯨꯝ ꯐꯪꯉꯦꯗꯅꯀꯣ ꯃꯥꯁꯦ ꯑꯗꯣ ꯃꯥꯒꯤ ꯌꯥꯝ ꯂꯦꯝꯅ ꯍꯧꯔꯛꯈꯤꯕ ꯄꯨꯟꯁꯤꯗꯣ ꯃꯥꯒꯤ ꯀꯩꯅꯣꯗꯨꯃ ꯃꯥꯡꯈꯤꯕꯗꯣ ꯑꯗꯨꯝꯕ ꯃꯌꯥꯝ ꯃꯥꯡꯉꯀꯥꯟꯗ ꯑꯩꯈꯣꯏ ꯃꯤꯡꯆꯠ ꯊꯤꯕ ꯑꯇꯣꯝꯕꯤ ꯑꯣꯏꯁꯟꯕ ꯑꯩꯈꯣꯏꯒꯤ ꯃꯅꯦꯝ ꯃꯀꯨꯅꯒ ꯂꯧꯁꯟꯗꯕ ꯁꯪꯇꯞ ꯑꯝꯇ ꯂꯩꯍꯟꯕꯒ ꯇꯧꯔꯒ ꯌꯥꯝ ꯇꯣꯟꯅꯒ ꯍꯤꯡꯉꯛꯈꯤꯕ
ꯃꯤꯒꯤ ꯅꯨꯄꯤꯗꯨꯅꯒ ꯉꯥꯡꯉꯛꯈꯤꯕ ꯆꯩꯔꯛꯈꯤꯕ ꯊꯥꯔꯛꯈꯤꯕ ꯈꯣꯟ ꯃꯌꯥꯝ ꯑꯗꯣ ꯃꯥꯒꯤ ꯇꯧꯖꯔꯝꯕ ꯊꯕꯛꯁꯨ ꯂꯣꯏ ꯃꯥꯡꯈꯤꯕ ꯑꯗꯨꯅ ꯄꯨꯔꯥ ꯃꯥꯁꯤꯅ ꯍꯦꯛꯇ ꯋꯥꯈꯜꯅ ꯁꯣꯛꯈ꯭ꯔꯒ ꯃꯃꯥꯏ ꯃꯃꯤꯠ ꯀꯦꯅꯤ ꯈꯣꯠꯅꯤ ꯈꯪꯗꯕ ꯇꯨꯝꯁꯜꯂ ꯑꯗꯨꯝ ꯂꯩꯁꯟꯈꯤꯕ ꯀꯞꯁꯜꯂꯒ ꯆꯥꯗꯕꯤ ꯊꯛꯇꯕꯤ ꯑꯗꯨ ꯃꯌꯥꯝꯗꯨꯅ ꯁꯣꯛꯈꯤꯗꯅ ꯃꯥꯁꯦ ꯃꯁꯛꯀꯁꯦ ꯊꯤꯖꯤꯟꯈꯤꯕ ꯃꯥꯎꯕꯗ ꯃꯁꯛ ꯈꯪꯅꯗ꯭ꯔꯦ ꯀꯥꯟꯅ ꯃꯤꯅꯒ ꯍꯥꯏꯈꯤꯕ ꯑꯗꯩ ꯃꯥꯅ ꯑꯃꯨꯛ ꯍꯧꯖꯤꯛ ꯈꯛꯇꯪ ꯃꯥꯒꯤ ꯀꯩꯅꯣꯁꯦ ꯀꯅꯥꯝꯇꯅ ꯌꯦꯠꯇ꯭ꯔꯦ ꯈꯣꯠꯇ꯭ꯔꯦ ꯃꯤꯅ ꯎꯁꯤꯠ ꯊꯑꯣꯏꯗꯕ ꯃꯤꯒꯤ ꯈꯗꯥꯡ ꯃꯈꯥ ꯀꯔꯤꯝ ꯂꯩꯇ꯭ꯔꯦ ꯃꯥꯏ ꯅꯨꯄꯥꯁꯨ ꯅꯤꯁꯥ ꯄꯨꯁꯥ ꯆꯥꯕꯒꯤ ꯃꯉꯣꯟꯗ ꯅꯩꯕꯒꯤ ꯑꯋꯥꯕꯁꯨ ꯂꯩꯇ꯭ꯔꯦ ꯅꯨꯄꯥꯁꯨ ꯒ꯭ꯌꯥꯟ ꯇꯥꯔꯦ ꯗꯨꯀꯥꯟ ꯐꯖꯅ ꯐꯝꯈ꯭ꯔꯦ ꯑꯗꯨꯒ ꯄꯩꯁꯥ ꯅꯨꯡꯁꯥ ꯋꯥꯠꯇ꯭ꯔꯦ ꯃꯈꯨꯠꯇ ꯂꯣꯏ ꯁꯤꯟꯅꯔꯦ ꯃꯉꯣꯟꯗ ꯀꯅꯥꯝ ꯌꯦꯠꯇ꯭ꯔꯦ ꯀꯅꯥꯝꯇꯅ ꯊꯤꯅ ꯉꯥꯡꯕ ꯆꯩꯕ ꯂꯩꯇ꯭ꯔꯦ ꯃꯅꯦꯝ ꯃꯀꯨ ꯑꯍꯜ ꯑꯣꯏꯔꯦ ꯃꯥꯏ ꯃꯈꯨꯠꯇ ꯂꯣꯏ ꯇꯥꯔꯦ ꯃꯥꯅ ꯁꯦꯕꯥ ꯂꯣꯏ ꯇꯧꯔꯦ ꯇꯧꯗꯅ ꯍꯧꯖꯤꯛꯄꯨꯗꯤ ꯌꯥꯝ ꯁꯥꯟꯇꯤ ꯑꯣꯏꯅ ꯂꯩꯔꯦ ꯑꯗꯨꯏꯁꯨ ꯍꯧꯈꯤꯕꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡꯗꯨꯗꯤ ꯅꯤꯡꯁꯤꯡꯗꯕꯗꯤ ꯉꯝꯗꯦ ꯀꯥꯎꯕꯗꯤ ꯉꯝꯗꯦ ꯑꯗꯨꯝ ꯊꯃꯣꯏꯗ ꯇꯥꯔꯒ ꯂꯩꯍꯧꯋꯤ ꯑꯗꯨꯃꯥꯏꯅ ꯃꯥꯅ ꯌꯥꯝ ꯅꯨꯡꯉꯥꯏꯈꯤꯗꯕ ꯃꯥꯒꯤꯗꯤ ꯃꯔꯥꯟ ꯁꯨꯡꯌꯥꯎ ꯍꯦꯛ ꯌꯥꯎꯈꯤꯗꯅ ꯊꯦꯡꯒꯥꯡ ꯊꯧꯗꯣꯛ ꯑꯅꯤꯔꯛꯇꯨꯗ ꯃꯥꯒꯤ ꯑꯗꯨꯝ ꯃꯔꯥꯜ ꯂꯩꯕ ꯃꯤꯁꯛ ꯑꯃꯗꯧꯅ ꯃꯥꯁꯦ ꯂꯩꯈꯤꯕꯗꯣ ꯑꯩꯈꯣꯏꯒꯤ ꯆꯦꯜꯂꯒ ꯅꯨꯄꯥ ꯑꯇꯣꯞꯄ ꯀꯣꯏꯅꯩ ꯑꯇꯣꯞꯄꯗ ꯆꯦꯟꯊꯣꯛꯈ꯭ꯔꯦ ꯍꯥꯏꯅ ꯃꯅꯨꯡꯒꯤ ꯃꯔꯝꯗꯨꯗꯤ ꯀꯅꯥꯝꯇꯅꯗꯤ ꯈꯪꯕꯤꯈꯤꯗꯕ ꯑꯗꯩ ꯑꯃꯨꯛ ꯃꯤꯒꯤ ꯑꯇꯣꯝꯕꯤ ꯑꯣꯏꯁꯜꯂꯤ ꯍꯥꯏꯕ ꯑꯗꯨꯃꯥꯏꯅ ꯅꯨꯡꯉꯥꯏꯇꯅ ꯑꯗꯨꯝ ꯉꯁꯤꯐꯥꯎ ꯃꯉꯣꯟꯗꯗꯤ ꯆꯩꯅꯥ ꯈꯪꯍꯧꯋꯦꯕꯀꯣ ꯁꯨꯃꯥꯏꯅ ꯃꯥꯅ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯑꯍꯥꯟꯕꯒꯤꯗꯨꯗꯒꯁꯦ ꯃꯥꯅ ꯑꯩꯈꯣꯏꯒꯤ ꯃꯃꯥ ꯍꯣꯏꯅꯁꯨ ꯄꯥꯝꯗꯕ ꯑꯗꯩ ꯃꯣꯏꯅꯁꯨ ꯀꯔꯤꯝ ꯍꯥꯏꯔꯛꯇꯕ ꯑꯗꯨꯒꯤ ꯃꯇꯝꯗꯨꯗꯒ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯂꯩꯔꯝꯃꯒꯗꯤ ꯇꯥꯟꯅꯔꯒ ꯊꯧꯅꯥꯗꯣ ꯑꯣꯏꯅꯤ ꯅꯨꯄꯥꯗꯨꯗ ꯑꯩꯈꯣꯏꯅꯒ ꯐꯣꯟꯒ ꯀꯩꯅꯣ ꯑꯩꯈꯣꯏꯅꯒ ꯁꯨꯝ ꯀꯥꯟ ꯃꯇꯝꯗ ꯊꯣꯛꯑꯝꯃꯒꯗꯤꯀꯣ ꯐꯣꯟꯒ ꯇꯧꯕꯤꯔꯒ ꯅꯪ ꯅꯨꯄꯤꯁꯤꯅꯗꯤ ꯅꯪ ꯀꯩꯅꯣ ꯇꯧꯔꯤ ꯅꯪ ꯂꯧ ꯈꯣꯠꯂꯨ ꯑꯃꯨꯛ ꯆꯦꯟ ꯀꯥꯟꯗ ꯃꯥꯒꯤ ꯇꯥꯟꯅꯐꯝ ꯑꯩꯅ ꯀꯩꯗꯧꯒꯗꯒꯦꯒ ꯍꯥꯏꯕꯗ ꯑꯗꯨꯝꯕꯒꯤ ꯍꯧꯖ ꯊꯦꯡꯒꯥꯡ ꯀꯌꯥꯁꯦ ꯇꯥꯟꯅꯐꯝ ꯈꯣꯠꯐꯝꯁꯦ ꯂꯩꯇꯗꯅ ꯃꯥꯅ ꯑꯗꯨꯝ ꯄꯨꯟꯁꯤꯗꯣ ꯃꯥꯒꯤ ꯁꯣꯏꯈꯤꯕ ꯈꯨꯗꯤꯡꯃꯛꯁꯦ ꯑꯗꯨꯝ ꯃꯥꯌꯣꯛꯅꯕ ꯉꯝꯖꯈꯤꯗꯕꯗꯣꯀꯣ ꯅꯨꯄꯤ ꯑꯃ ꯑꯣꯏꯅ ꯑꯗꯨꯗꯣ ꯃꯥꯅ ꯍꯧꯖꯤꯛ ꯑꯣꯏꯔꯗꯤ ꯍꯥꯏꯗꯅ ꯌꯥꯝ ꯃꯉꯣꯟꯗ ꯅꯨꯡꯉꯥꯏꯖꯗꯕ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯑꯗꯨꯛ ꯐꯖꯅ ꯍꯧꯔꯛꯈ꯭ꯔꯕ ꯃꯥꯒꯤ ꯂꯥꯏꯐꯇꯣ ꯃꯔꯛ ꯑꯃ ꯃꯌꯥꯏ ꯑꯃ ꯌꯥꯝ ꯊꯤꯅ ꯅꯦꯝꯊꯈꯤꯕꯗꯣ ꯍꯟꯊꯕ ꯊꯥꯛꯇꯒ ꯂꯩꯈꯤꯕꯗꯣ ꯃꯤꯅꯒ ꯎꯁꯤꯠꯇꯅ ꯊꯑꯣꯏꯗꯅꯀꯣ ꯁꯝꯇꯞꯇꯒ ꯂꯩꯗꯅ ꯑꯗꯨꯒ ꯁꯨꯝ ꯅꯨꯡꯉꯥꯏꯇꯕ ꯃꯥꯅ ꯑꯗꯩ ꯑꯇꯣꯝꯕꯤꯒ ꯑꯣꯏꯁꯟꯕꯗꯣ ꯃꯤ ꯀꯅꯥꯝꯇ ꯍꯧꯖꯤꯛꯁꯨ ꯋꯥꯔꯤ ꯈꯪꯗꯕꯅꯤꯅ ꯃꯤ ꯅꯨꯄꯤ ꯑꯍꯟꯗꯣ ꯃꯥ ꯂꯥꯛꯁꯟꯕꯗꯩꯗꯤ ꯎꯗꯕ ꯑꯇꯣꯝꯕꯤ ꯑꯣꯏꯁꯜꯂꯛꯇꯅ ꯃꯥꯅ ꯃꯤ ꯅꯨꯄꯤ ꯑꯍꯟꯗꯣ ꯆꯠꯈ꯭ꯔꯦ ꯅꯨꯄꯥ ꯑꯃꯗꯧ ꯃꯌꯨꯝ ꯅꯥꯏ ꯑꯃꯗꯧ ꯅꯥꯏ ꯃꯊꯣꯡ ꯈꯪꯗ꯭ꯔꯦ ꯃꯥꯅ ꯉꯥꯛꯇꯅꯤ ꯃꯤ ꯏꯃꯨꯡ ꯊꯨꯒꯥꯏ ꯃꯤ ꯍꯥꯏꯕꯤꯔꯝꯒꯗꯕꯗꯣ ꯃꯊꯪ ꯃꯣꯏꯗꯗꯤ ꯑꯗꯨꯝ ꯃꯥꯅ ꯅꯨꯡꯉꯥꯏꯖꯗꯕ ꯋꯥꯔꯤꯗꯣ ꯃꯥꯅ ꯃꯤ ꯈꯨꯗꯤꯡꯒꯤ ꯂꯤꯔꯨꯕꯁꯨ ꯉꯝꯕ ꯅꯠꯇꯦꯗꯣ ꯑꯗꯨꯅ ꯑꯣꯏꯅꯤꯡꯗꯅ ꯑꯣꯏꯈꯤꯕ ꯑꯇꯣꯝꯕꯤ ꯐꯤꯕꯝꯅ ꯀꯟꯗꯤꯁꯟꯅ ꯅꯨꯄꯥꯗꯨꯅ ꯀꯔꯤ ꯇꯛꯑꯒ ꯇꯥꯟꯅꯕꯤꯔꯒ ꯅꯝꯐꯨꯗꯒ ꯆꯦꯟꯕꯤꯔꯒ ꯑꯗꯨꯝꯕ ꯀꯌꯥꯁꯨ ꯂꯩꯇꯕ ꯅꯠꯇꯦ ꯃꯥꯅ ꯍꯥꯏꯌꯦꯕ ꯑꯩꯈꯣꯏ ꯐꯖꯅ ꯀꯣꯏꯅꯔ ꯈꯪꯉꯒ ꯅꯨꯄꯤꯗꯨꯅ ꯅꯪ ꯇꯧꯅꯨ ꯈꯣꯠꯅꯨ ꯑꯩ ꯂꯩ ꯃꯥꯏ ꯅꯨꯄꯤꯒ ꯍꯥꯏꯕꯗꯒ ꯂꯩꯔꯛꯀꯅꯤ ꯅꯪꯅ ꯊꯧꯅ ꯑꯄꯥꯝ ꯂꯩꯅꯁꯤꯒ ꯍꯥꯏꯔꯒ ꯂꯩꯔꯛꯈꯤꯕ ꯁꯨ ꯌꯥꯎꯔꯝꯒꯅꯤ ꯑꯗꯣ ꯃꯥꯗꯤ ꯑꯗꯨꯃꯥꯏꯅ ꯅꯠꯇꯦ ꯍꯥꯏꯕꯀꯣ ꯑꯗꯨꯅ ꯈꯪꯍꯟꯅꯤꯡꯕ ꯍꯥꯏꯇꯥꯔꯦ ꯃꯥꯒꯤ ꯋꯥꯔꯤꯁꯦꯀꯣ ꯑꯗꯩ ꯑꯃꯨꯛ ꯀꯩꯅꯣꯁꯨ ꯍꯧꯖꯤꯛꯇꯤ ꯑꯃꯨꯛ ꯃꯥꯒꯤ ꯅꯨꯄꯤ ꯑꯍꯟꯗꯨꯅ ꯊꯝꯃꯝꯕ ꯃꯆꯥ ꯑꯗꯨ ꯃꯥꯅ ꯂꯣꯏꯅ ꯀꯣꯟꯗꯅ ꯈꯣꯠꯇꯅ ꯃꯌꯨꯝ ꯃꯀꯩ ꯄꯥꯟꯗꯅ ꯃꯥꯅ ꯃꯃꯥ ꯁꯛꯅ ꯂꯣꯏ ꯍꯣꯠꯅꯔꯦ ꯃꯃꯥꯗꯨꯅ ꯃꯃꯥ ꯁꯥꯗ꯭ꯔꯦ ꯃꯥꯅ ꯃꯃꯥ ꯁꯥꯔꯦ ꯑꯗꯨ ꯐꯖꯅ ꯏꯃꯨꯡꯗꯣ ꯆꯦꯛꯀꯣꯟ ꯅꯥꯀꯣꯟꯅ ꯐꯖꯅ ꯃꯥꯒꯤ ꯀꯩꯅꯣꯗ ꯂꯣꯏ ꯇꯥꯔꯒ ꯂꯩꯔꯦ ꯍꯧꯖꯤꯛꯇꯤꯀꯣ ꯑꯗꯨꯃꯥꯏꯅ ꯃꯥꯅ ꯃꯥꯒꯤ ꯋꯥꯔꯤꯁꯦ ꯑꯝꯇꯪꯗꯤ ꯂꯤꯊꯣꯛꯄꯤꯌꯨ ꯁꯤꯗ꯭ꯔꯤꯐꯧ ꯏꯔꯥꯜꯂ ꯃꯔꯥꯜꯂ ꯈꯪꯗꯅ ꯏꯔꯥꯟ ꯁꯨꯡꯌꯥꯎ ꯌꯥꯎꯗꯅ ꯑꯩ ꯑꯗꯨꯝ ꯍꯤꯡꯉꯅꯤꯅ ꯃꯥꯅ ꯂꯥꯛꯑꯒ ꯐꯖꯅ ꯂꯤꯔꯝꯕꯅꯤ ꯑꯩꯈꯣꯏꯒꯤ ꯁꯣꯐꯥꯗꯨꯗ ꯃꯥꯅ ꯐꯝꯃꯒ ꯂꯤꯕꯗ ꯉꯧꯔꯣꯛ ꯁꯕꯥꯟꯗꯨꯅ ꯇꯣꯡꯒꯥꯟꯅꯔꯒ ꯃꯉꯛ ꯃꯅꯥꯒꯗꯣ ꯌꯥꯝ ꯁꯥꯡꯉꯦ ꯃꯥꯗꯤꯀꯣ ꯃꯃꯥꯏꯁꯦ ꯑꯩꯈꯣꯏꯒꯤ ꯁꯥꯡꯇꯛ ꯇꯧꯋꯦ ꯃꯥꯁꯦ ꯁꯥꯡꯇꯛ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ ꯉꯧꯔꯣꯛ ꯃꯥꯅ ꯐꯖꯅ ꯃꯥꯒꯤ ꯋꯥꯔꯤꯁꯦ ꯂꯤꯊꯔꯛꯄꯗꯨꯗꯤ ꯑꯁ ꯃꯁꯛꯁꯦ ꯌꯦꯡꯕꯩ ꯄꯦꯟꯕ ꯅꯥꯏꯗꯦ ꯁꯣꯐꯥꯁꯤꯗ ꯁꯨꯃꯥꯏꯅ ꯌꯦꯡꯈꯤꯕꯗꯀꯣ ꯃꯁꯛ ꯐꯖꯕ ꯅꯨꯄꯤꯁꯦ ꯌꯦꯡꯅꯤꯡꯕꯖꯥꯠꯅꯦ ꯑꯁꯦꯡꯕꯒꯤ ꯁꯤꯗꯗꯤ ꯐꯖꯕꯁꯦ ꯑꯗꯨꯗ ꯐꯖꯕꯁꯤꯗ ꯉꯥꯎꯗꯅ ꯅꯨꯄꯥ ꯀꯌꯥꯁꯨ ꯉꯥꯎꯔꯤꯃꯦꯕ ꯃꯥꯡꯉꯤꯅꯦꯕ ꯃꯄꯨꯟꯁꯤ ꯑꯗꯩ ꯅꯨꯄꯤꯁꯨ ꯑꯃꯨꯛ ꯃꯁꯛ ꯐꯖꯔꯨꯕꯒꯤ ꯃꯥꯡꯖꯕ ꯃꯌꯥꯝ ꯌꯥꯎꯏꯅꯦꯕ ꯅꯨꯄꯥꯗꯨꯅ ꯄꯥꯝꯕꯤꯔꯛꯇꯅ ꯍꯦꯟꯃꯟꯅ ꯇꯛꯁꯟꯃꯜꯂꯛꯇꯅ ꯃꯥꯡꯉꯤꯅꯦꯕ ꯑꯊꯤꯕ ꯅꯨꯄꯤꯗꯗꯤ ꯀꯅꯥꯁꯨ ꯇꯥꯟꯅꯕꯤꯗꯦꯗꯅ ꯀꯣꯏꯇꯥꯟ ꯑꯗꯨꯅ ꯐꯖꯔꯨꯕꯒꯤ ꯃꯥꯡꯕ ꯃꯤꯅ ꯄꯥꯝꯃꯟꯕꯒꯤ ꯃꯥꯡꯕ ꯅꯨꯄꯤ ꯃꯌꯥꯝꯁꯨ ꯌꯥꯎꯔꯤꯅꯦꯕ ꯁꯛꯅ ꯃꯥꯡꯍꯟꯖꯕ ꯐꯖꯃꯟꯕꯒꯤ ꯌꯥꯝ ꯐꯖꯩ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯗꯣ ꯃꯥꯒꯨꯝꯕ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯠꯂꯕ ꯏꯃꯨꯡ ꯑꯃꯒꯤ ꯃꯧ ꯑꯣꯏꯗꯅ ꯂꯩꯔꯤꯕ ꯃꯥ ꯑꯃꯅꯒꯀꯣ ꯏꯝꯐꯥꯜ ꯑꯦꯔꯤꯌꯥꯁꯤꯗ ꯌꯥꯏꯇꯣꯡ ꯐꯝꯗꯣꯡꯗꯅ
ꯅꯨꯡꯉꯥꯏꯅ ꯂꯩꯔꯤꯕ ꯏꯃꯨꯡ ꯑꯃꯒꯤꯀꯣ ꯅꯨꯄꯤꯗꯨꯅꯒ ꯂꯥꯛꯑꯒ ꯃꯥꯒꯤ ꯍꯧꯈꯤꯕ ꯋꯥꯔꯤꯒꯗꯣ ꯂꯣꯏ ꯂꯤꯊꯣꯔꯛꯄ ꯃꯊꯃꯣꯏꯗ ꯊꯝꯕ ꯉꯝꯃꯛꯇꯕ ꯑꯗꯨꯃꯥꯏꯅꯗ ꯃꯥꯅ ꯁꯤꯒꯤ ꯑꯩ ꯉꯁꯥꯏ ꯃꯀꯣꯛꯇꯁꯨ ꯍꯥꯏꯍꯧꯗ꯭ꯔꯦ ꯁꯤꯒꯤ ꯐꯤꯗꯨꯁꯨ ꯁꯤꯁꯤꯁꯨ ꯏꯃꯥꯟꯅꯕꯤꯗꯨꯅ ꯁꯤ ꯐꯤꯁꯦ ꯏꯜꯂꯒ ꯋꯥꯔꯤꯁꯦ ꯂꯤꯕꯤꯔꯛꯑꯣ ꯍꯥꯏꯗꯅ ꯁꯤ ꯐꯤꯁꯦ ꯃꯥꯅ ꯄꯤꯕꯤꯔꯝꯕꯅꯦ ꯑꯗꯣ ꯑꯩ ꯅꯨꯃꯤꯠꯇꯨꯗꯁꯨ ꯃꯥꯏ ꯋꯥꯔꯤꯗꯣ ꯑꯩꯅ ꯔꯤꯄꯣꯔꯠ ꯀꯟꯅ ꯂꯧꯕꯗꯁꯨ ꯑꯩꯅ ꯁꯤ ꯐꯤꯁꯦ ꯑꯩꯁꯨ ꯑꯩꯈꯣꯏꯒꯤ ꯁꯥꯒꯠꯂꯦꯅ ꯉꯥꯏꯍꯥꯛꯁꯨ ꯀꯩꯅꯣꯁꯦ ꯖꯔꯁꯤꯁꯦ ꯂꯧꯊꯣꯛꯎꯕ ꯃꯇꯥꯡ ꯑꯣꯏꯕ ꯑꯗꯩꯗ ꯃꯥꯅ ꯁꯤ ꯄꯨꯔꯛꯄꯁꯤꯗ ꯑꯩꯅ ꯑꯁ ꯐꯔꯦꯗ ꯑꯩ ꯏꯪ ꯂꯩꯔꯝꯃꯤꯅꯦꯅ ꯑꯗꯨꯝ ꯏꯜꯂꯒ ꯐꯖꯅ ꯂꯧꯋꯦ ꯃꯥꯏ ꯔꯤꯄꯣꯔꯠꯇꯣꯀꯣ ꯁꯥꯡꯈ꯭ꯔꯕ ꯃꯥꯒꯤ ꯋꯥꯔꯤ ꯍꯦꯛ ꯍꯧꯔꯛꯄꯗꯒꯤ ꯂꯤꯔꯝꯃꯤ ꯃꯥꯅꯀꯣ ꯅꯨꯡꯉꯥꯏꯇꯦ ꯁꯨꯃꯥꯏꯅ ꯊꯧꯗꯣꯛ ꯀꯌꯥ ꯃꯤꯑꯣꯏꯕꯒꯤ ꯊꯃꯣꯏꯅꯨꯡꯗ ꯑꯩ ꯏꯁꯥꯒꯤ ꯏꯔꯥꯟꯗꯤ ꯌꯥꯎꯈꯤꯗꯦꯗ ꯀꯣꯟꯅ ꯆꯥꯛꯑꯒ ꯂꯩꯍꯧꯕ ꯀꯌꯥ ꯑꯃ ꯍꯧꯖꯤꯛꯇꯤ ꯂꯤꯊꯣꯛꯄ ꯂꯥꯛꯅꯔꯦ ꯊꯝꯕ ꯉꯝꯅꯗꯗꯅꯀꯣ ꯑꯗꯣ ꯃꯥꯒꯤꯁꯨ ꯇꯁꯦꯡꯅꯗꯤ ꯃꯔꯥꯟꯗꯤ ꯌꯥꯎꯈꯤꯕꯗꯤ ꯅꯠꯇꯦꯕ ꯊꯧꯗꯣꯛꯁꯤꯡꯗꯨꯗ ꯑꯗꯣ ꯃꯥꯅ ꯅꯨꯄꯤ ꯑꯣꯏꯅ ꯄꯣꯛꯎꯕ ꯑꯗꯩ ꯀꯩꯁꯨ ꯅꯠꯇꯕꯗ ꯑꯃꯗꯨꯅ ꯑꯃꯨꯛ ꯐꯥꯕꯤ ꯑꯗꯩ ꯑꯃꯗꯨꯅ ꯑꯃꯨꯛ ꯆꯦꯜꯂꯒ ꯂꯩꯊꯣꯛꯄꯤꯈꯤ ꯀꯩꯝ ꯍꯥꯏꯕꯤꯔꯛꯇꯕ ꯃꯥꯅ ꯄꯥꯝꯗꯦꯅ ꯀꯣꯏꯇꯥꯟ ꯍꯦꯛ ꯇꯥꯟꯅꯔꯝꯃꯤꯕ ꯅꯨꯄꯥꯗꯣ ꯉꯛꯇ꯭ꯔꯦ ꯌꯦꯡꯉꯣ ꯆꯦꯟꯈꯤꯕ ꯅꯨꯃꯤꯠꯇꯩꯗꯤ ꯇꯥꯟꯅꯕꯤꯈꯤꯗꯦꯕ ꯑꯗꯩꯗꯤ ꯃꯤ ꯅꯨꯄꯥ ꯃꯌꯥꯝꯁꯤꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯗꯅ ꯇꯧꯔꯝꯃꯤꯕ ꯅꯨꯄꯤꯗꯨ ꯆꯦꯜꯂꯨꯔꯦꯅ ꯉꯛꯇ ꯐꯤ ꯃꯆꯥ ꯏꯁꯀꯥꯞ ꯑꯝꯇꯪ ꯌꯥꯟꯕꯗꯗꯤ ꯅꯨꯄꯥ ꯑꯝꯇ ꯍꯥꯏꯔꯛꯇꯦꯕ ꯂꯣꯏꯔꯦ ꯆꯦꯟꯕ ꯅꯨꯃꯤꯠꯇ ꯂꯣꯏꯔꯕꯅꯤꯀꯣ ꯅꯨꯄꯤꯒꯤ ꯀꯩꯅꯣꯁꯦ ꯄꯨꯔꯥ ꯈꯦꯠꯅꯩꯅꯦꯕ ꯑꯗꯩ ꯃꯥꯁꯦ ꯉꯍꯥꯟꯋꯥꯏꯅ ꯑꯩꯈꯣꯏꯒꯤ ꯀꯣꯏꯇꯥꯟꯒ ꯇꯥꯟꯅꯗꯅ ꯑꯁ ꯍꯦꯛꯇ ꯃꯥꯅ ꯃꯦꯠꯁ ꯊꯣꯛꯄꯩ ꯔꯤꯍꯥꯔꯁꯦꯜ ꯇꯧꯕ ꯍꯣꯜ ꯊꯟꯗꯅ ꯅꯨꯄꯥ ꯃꯌꯥꯝꯁꯤꯅ ꯇꯧꯔꯝꯕ ꯃꯥꯅ ꯆꯦꯟꯕꯗꯩ ꯀꯅꯥꯝꯇꯒ ꯍꯥꯏꯕꯤꯔꯛꯈꯤꯗꯕ ꯀꯅꯥꯝꯕꯨ ꯍꯦꯛ ꯇꯥꯟꯅꯔꯛꯈꯤꯗꯕ ꯈꯪꯗꯗꯅꯒ ꯂꯛꯅꯔꯛꯄꯗ ꯑꯃꯅ ꯆꯦꯜꯂꯨꯔꯝꯃꯦ ꯁꯤ ꯅꯨꯄꯤꯁꯤꯗꯤ ꯍꯥꯏꯕꯗ ꯍꯨ ꯂꯥꯎꯍꯟꯈꯤꯕ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯃꯉꯣꯟꯗꯀꯣ ꯑꯗꯨꯒꯤ ꯀꯩꯅꯣꯁꯦ ꯁꯤꯅꯤ ꯑꯍꯥꯟꯕꯒꯤ ꯋꯥꯔꯤꯁꯦ ꯃꯌꯥꯝ ꯀꯣ ꯑꯗꯣ ꯌꯥꯝ ꯆꯦꯛꯁꯤꯟꯕ ꯃꯊꯧ ꯇꯥꯏꯌꯦ ꯅꯨꯄꯤꯁꯦ ꯑꯗꯣ ꯁꯛ ꯐꯖꯕ ꯅꯨꯄꯤꯅꯁꯨ ꯈꯔ ꯍꯦꯟꯅ ꯆꯦꯛꯁꯤꯟꯕ ꯃꯊꯧ ꯇꯥꯏꯌꯦ ꯑꯩꯁꯦ ꯁꯛ ꯐꯖꯔꯦ ꯑꯩ ꯅꯨꯡꯉꯥꯏꯅ ꯂꯩꯅꯤ ꯏꯅꯥꯛꯈꯨꯟꯕ ꯅꯨꯄꯥ ꯑꯃꯅ ꯂꯧꯔ ꯔꯥꯅꯤ ꯑꯣꯏꯅꯤ ꯍꯥꯏꯕꯁꯦ ꯁꯛ ꯐꯖꯕ ꯅꯨꯄꯤ ꯂꯣꯏꯅꯃꯛꯅ ꯈꯟꯕꯤꯒꯅꯨ ꯁꯛ ꯐꯖꯔꯤꯕ ꯁꯛꯇꯨꯅ ꯃꯤꯅ ꯄꯥꯝꯕꯤꯕ ꯍꯦꯟꯃꯟꯕꯩ ꯁꯣꯏꯈꯤꯗꯅ ꯑꯗꯨꯝ ꯁꯣꯏꯕ ꯌꯨꯝꯕꯥꯟꯁꯨ ꯌꯥꯎꯗꯕ ꯅꯠꯇꯦꯕꯀꯣ ꯑꯗꯣ ꯁꯛ ꯐꯖꯕꯁꯤꯡꯅ ꯈꯔ ꯍꯦꯟꯅ ꯆꯦꯛꯁꯤꯟꯕꯤꯌꯨ ꯍꯥꯏꯖꯅꯤꯡꯉꯤꯀꯣ ꯑꯗꯨꯒ ꯃꯊꯪ ꯋꯥꯔꯤꯁꯤꯗꯤ ꯑꯩꯁꯦ ꯕ꯭ꯔꯦꯛ ꯃꯇꯨꯡꯗ ꯑꯣꯏꯅ ꯂꯤꯖꯔꯒꯦ ꯌꯥꯝ ꯑꯆꯨꯝꯕꯅꯤ ꯍꯥꯏꯕꯗꯤ ꯉꯁꯤ ꯑꯣꯖꯥꯅ ꯊꯝꯕꯤꯔꯤꯕ ꯋꯥꯔꯤ ꯇꯣꯄꯤꯛꯇꯁꯨ ꯑꯩꯈꯣꯏꯅ ꯊꯝꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯇꯣꯄꯤꯛ ꯏꯔꯥꯜꯂꯥ ꯃꯔꯥꯜꯂꯥ ꯍꯥꯏꯔꯤꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯐꯖꯔꯕ ꯋꯥꯐꯝꯅꯤ ꯑꯗꯨꯒ ꯃꯌꯥꯝꯅꯁꯨ ꯈꯪꯗꯕ ꯂꯤꯊꯣꯛꯇ꯭ꯔꯒꯗꯤ ꯈꯪꯗꯕ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯂꯣꯟ ꯈꯪꯗꯕ ꯄꯨꯟꯁꯤ ꯑꯩꯈꯣꯏꯒꯤ ꯃꯔꯦꯜ ꯑꯃꯅꯤ ꯍꯥꯏꯕꯗꯨꯃ ꯃꯌꯥꯝꯗ ꯍꯥꯏꯕꯗ ꯑꯩꯈꯣꯏꯒꯤ ꯍꯥꯏꯃꯟꯕꯁꯨ ꯊꯣꯛꯂꯣꯏ ꯍꯥꯏꯕꯗꯤ ꯉꯁꯥꯏꯒꯤ ꯃꯥ ꯃꯁꯥ ꯃꯔꯥꯜ ꯏꯂꯩ ꯂꯩꯇꯅ ꯍꯥꯏꯕꯗꯤ ꯐꯖꯗꯕ ꯃꯤꯡꯊꯣꯜ ꯀꯌꯥ ꯑꯃꯁꯨ ꯐꯪꯕ ꯑꯗꯨꯒ ꯑꯋꯥꯐꯝꯗ ꯀꯌꯥ ꯑꯃꯁꯨ ꯇꯥꯕ ꯑꯗꯨꯒ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯃꯉꯣꯟꯗ ꯐꯖꯅꯕꯒꯤ ꯀꯩꯅꯣ ꯑꯃꯠꯇꯁꯨ ꯎꯍꯟꯈꯤꯗꯕ ꯃꯁꯛꯇꯃꯛ ꯐꯖꯔꯒ ꯃꯒꯨꯟ ꯌꯥꯎꯗꯦ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯃꯌꯥꯝꯅ ꯍꯥꯏꯅꯈꯤꯕꯒꯤ ꯑꯩꯈꯣꯏ ꯀꯌా ꯑꯃꯁꯨ ꯂꯩꯔꯝꯗꯣꯏꯅꯤ ꯑꯗꯨꯕꯨ ꯃꯁꯛꯁꯦ ꯍꯧꯖꯤꯛ ꯑꯣꯖꯥꯅꯁꯨ ꯊꯝꯕꯤꯔꯤꯕ ꯈꯔ ꯍꯦꯟꯅ ꯐꯖꯕꯁꯤ ꯃꯤꯅ ꯍꯦꯟꯅ ꯃꯤꯠꯌꯦꯡ ꯆꯪꯕꯅꯤꯅ ꯈꯔ ꯍꯦꯟꯅ ꯆꯦꯛꯁꯤꯟꯕꯤꯌꯨ ꯍꯥꯏꯕꯗꯨꯅꯤ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯌꯨꯝꯕꯥꯜꯂꯣꯟꯒꯤ ꯑꯩꯈꯣꯏꯒꯤ ꯁꯣꯏꯈꯤꯕ ꯃꯌꯥꯝꯗꯨꯗ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥꯒꯤ ꯄ꯭ꯂꯦꯠꯐꯣꯝ ꯑꯩꯈꯣꯏꯒꯤ ꯀ꯭ꯔꯥꯏꯝ ꯗꯥꯏꯔꯤꯁꯀꯤ ꯄ꯭ꯂꯦꯠꯐꯣꯝꯁꯨ ꯂꯩꯍꯧꯗꯕꯅ ꯈꯨꯗꯣꯡꯆꯥꯕꯗꯨꯃꯗꯤ ꯋꯥꯠꯍꯧꯔꯦ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥꯅ ꯊꯝꯕꯤꯔꯤꯕ ꯋꯥꯔꯤꯁꯤꯡ ꯑꯁꯤꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯖꯈ꯭ꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯋꯥꯔꯤ ꯂꯤꯕꯤꯔꯛꯂꯤꯕ ꯃꯁꯥꯃꯛꯁꯨ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯃꯥꯅ ꯅꯤꯌꯣꯝ ꯆꯨꯝꯅ ꯂꯩꯔꯛꯄꯗꯨꯅꯁꯨ ꯍꯧꯖꯤꯛꯇꯤ ꯃꯥꯏ ꯄꯥꯛꯅ ꯑꯩꯈꯣꯏꯒꯤ ꯂꯦꯝꯅ ꯂꯩꯖꯕ ꯐꯪꯖꯕꯅꯤ ꯍꯥꯏꯕꯗꯨꯃꯁꯨ ꯊꯝꯖꯅꯤꯡꯉꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅꯁꯨ ꯃꯥꯅ ꯋꯥꯔꯛꯑꯒꯁꯨ ꯋꯥꯅ ꯃꯔꯛꯇ ꯂꯃꯈꯥꯡꯗ ꯃꯥꯡꯍꯟꯗꯕ ꯂꯃꯈꯥꯡꯗ ꯑꯩꯈꯣꯏꯒꯤ ꯁꯥꯎꯕꯗꯒꯤ ꯃꯤꯅ ꯑꯣꯜꯂꯛꯄꯗꯒꯤ ꯃꯤꯅ ꯃꯤꯠꯌꯦꯡ ꯀꯥꯔꯟ ꯆꯜꯂꯛꯄꯗꯒꯤ ꯃꯁꯥ ꯃꯥꯡꯗꯅꯕ ꯑꯩꯈꯣꯏꯒꯤ ꯃꯁꯥ ꯃꯥꯡꯅꯕ ꯍꯣꯠꯅꯈꯤꯗꯕ ꯑꯃꯗꯤ ꯅꯤꯌꯣꯝ ꯆꯨꯝꯅ ꯂꯩꯈꯤꯕꯗꯨꯅꯁꯨ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯇꯤ ꯃꯥꯅ ꯃꯪꯒꯣꯜ ꯑꯣꯏꯕ ꯌꯥꯏꯐꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕꯅꯤ ꯍꯥꯏꯕꯗꯨꯃ ꯊꯝꯖꯅꯤꯡꯉꯤ ꯑꯗꯨ ꯃꯔꯛꯇ ꯃꯥꯅ ꯉꯁꯥꯏꯒꯤ ꯑꯋꯥꯕ ꯇꯥꯔꯨꯕ ꯃꯌꯥꯝꯗꯨꯃꯗꯤ ꯑꯩꯈꯣꯏꯁꯨ ꯅꯨꯡꯉꯥꯏꯖꯗꯦ ꯑꯗꯨꯕꯨ ꯃꯔꯛꯁꯤꯗ ꯋꯥꯔꯤꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯖꯃꯟꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯌꯥꯝꯗ ꯑꯩꯈꯣꯏꯒꯤ ꯃꯆꯪ ꯑꯣꯏꯕ ꯃꯆꯥ ꯇꯥꯅ ꯃꯌꯥꯝꯅ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯀꯃꯦꯟꯠꯁꯀꯤ ꯈꯨꯠꯊꯥꯡꯗ ꯊꯝꯕꯤꯔꯛꯎ ꯃꯌꯥꯝ ꯈꯟꯅ ꯅꯩꯅꯁꯤ ꯑꯗꯨꯒ ꯁꯨꯒꯨꯝꯅ ꯑꯋꯥꯕ ꯇꯥꯔꯛꯄ ꯑꯗꯒꯤ ꯇꯥꯔꯗꯅ ꯂꯩꯔꯕꯁꯤꯡꯒꯤꯁꯨ ꯄ꯭ꯂꯦꯠꯐꯣꯝꯁꯤ ꯂꯩꯖꯔꯤ ꯍꯥꯏꯕꯁꯤꯃꯁꯨ ꯃꯌꯥꯝꯗ ꯑꯃꯨꯛꯀ ꯍꯟꯅ ꯅꯤꯡꯁꯤꯡꯖꯒꯦ ꯂꯣꯏꯅꯅ ꯃꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯔꯣꯟꯁꯤꯗ ꯀꯔꯝꯕ ꯃꯑꯣꯡ ꯇꯥꯡꯀꯛꯇ ꯑꯩꯈꯣꯏꯅ ꯀꯔꯝꯕ ꯃꯑꯣꯡꯗ ꯆꯦꯛꯁꯤꯜꯍꯧꯕ ꯉꯁꯥꯏꯒꯤ ꯋꯥꯔꯤꯗꯨꯒꯤꯁꯨ ꯃꯔꯤ ꯂꯩꯅꯅ ꯅꯠꯇ꯭ꯔꯒꯁꯨ ꯃꯌꯥꯝꯒꯤ ꯑꯍꯦꯟꯕ ꯋꯥꯈꯜꯂꯣꯟ ꯀꯌꯥ ꯑꯃ ꯂꯩꯔꯒꯁꯨ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯀꯃꯦꯟꯠꯁꯀꯤ ꯈꯨꯠꯊꯥꯡꯗ ꯊꯝꯕꯤꯔꯛꯎ ꯍꯥꯏꯅ ꯊꯝꯖꯕꯒ ꯂꯣꯏꯅꯅ ꯃꯇꯥꯡ ꯑꯁꯤꯗ ꯕ꯭ꯔꯦꯛ ꯃꯆꯥ ꯑꯃꯇꯪ ꯂꯧꯃꯤꯟꯅꯁꯤ ꯐꯖꯕ꯭ꯔꯥ? ꯋꯥꯠꯇꯤ ꯋꯥꯠꯂꯤꯀꯣ ꯂꯩꯁꯜꯂꯛꯏꯁꯦ. ꯋꯥꯠꯁꯅꯨ ꯀꯩꯗꯧꯔꯒꯦ? ꯇꯨ ꯈꯨꯄꯤꯛ ꯁꯦꯡꯉꯨ. ꯑꯉꯥꯡꯒꯤ ꯍꯥꯔꯠꯕꯤꯠ ꯐꯪꯗ꯭ꯔꯦ.
ꯑꯉꯥꯡꯁꯤ ꯀꯥꯏꯔꯦ ꯆꯦꯜꯂꯕ ꯅꯠꯇ꯭ꯔ ꯅꯪ ꯅꯔꯥꯜ ꯃꯌꯥꯝꯅ ꯌꯣꯝꯕꯗ ꯅꯪ ꯑꯩ ꯃꯥꯡꯗ ꯂꯦꯞꯄ ꯉꯝꯃꯔꯣꯏꯅꯦ mayambu break ki matungda amuka hana taramna okcheri mayamna yengbire ipo media na mayamgi damakta every Wednesday amadi Saturday da puthokcheri ba crime diary humpu mapal suba episode pu mayamna ekhoi gi support gi humpu mapal suba episode yohanbagi damakta su hana thagacheri lonena ozana ekhoi gi break ki mangna thambi ki wari do aduki mati yamna phajabra haina thamjaningi aduga mayamgi ahenba wakhalon amadi wari ga sumari lena ba kayama mayamna ekhoi gi comments ki khothangna thambiraklaga mayam khananena si aduga mayam afaba machang oiba wakhalon kayama longmina si haibasima mayamna amuka hana thamjari break ki makha tarakpasi ozada amuka sinajage aduga ozagi wakhalol mayam amasu mayamdagi khangbiu haina thamjage kainose hujikse thawdokse thokpagi loiba naide akhoi kaino mama amcha amakaksu moije macha nupi ani khak pokpani aduga kainose laisabi macha nupi hanjana laisabi nusiga manaw pi mayum pangiba manaw pa duga khatnare manaw pi lawba nupa duga khatnare phunare na moije lao na kapka phone tarakpadu da moije pakhatana sina thoadin chatlubada moi myam changdana sagai dugi kai gi lekai gi mi yauna koigi machi duga nupi gi machi ga ma ga phurakpagi thawdok lei khul lekai torga ta yomjanna dana ta police naga kauna dana police taiga mullaga gai diga chingdara macham phoira phudana laisabi du ta mapi maro mathong khangdaga adum ba yam chawba thawdok thoi ko hiji adai mu makuboka mamong nupiga je khanabada khoigi makubokna makhawri metpa adugi khoi homda laami ma chatti chakre adu amuk moigi manembok adai mau gaiduna hairakpadadi mauduna su changaga moigi thong kaukhai mung manung pochai thugai adu maumna mane makugi yumda changa sumai thong kaukhai ba yabra ana adu ju moi sumai thawdok thoknai ko adai muksu nupa amkhak ma jam ningba kai mai nupi je nupa topaga ngangnarame unnarame mana loi khange message phare na ma thawai sokpa adui khanadana chainadana nupa ju kaudana laisang mamangdam wa saknai aduna jung pende nangdi unai hai mai kara tonga chali hai uhoba mi yaure na muk wa phangna tawdan nupa je ngaudana ko nupi dudi leiba kiramina mapamda leigre sumaina mung kai pagi thawdok kaya june thoi bojikse ko adai muksu kainoje pagi ibema khakchu maju mayum pale nupa jida aduga maje sahi ani yum palui aduga nupa je leigidaba sahi manga muk sure adu maje sahi ani khak ngai ngaida mama cha ju yaudi adu lukha do yam nganna ohobani na mapamna yumdu sum thambadu nungaitana porakreba jiti madi wakhanna dum mai nupa duna leigidabdu wakhanna maji nungaitana dum madi mapan thoktabi leirebako adu magi nupa gi phangbam thokpa saruk to ma phangningi haidana maji tanaba lakpaneba ado khoigi lamjida toije lukhabi ohoba se kaktana mangeba abdi nek chat khraba nupa mayung gi hingondo yonge haibaje nang nang nayum pan thokhrade adu yolaga eta haiba nupa leigedi leiru launa leibadi mung mai nupa yaudar nupi na haduna mayamdi makta leibasu ngamdaba sumaina adum lukha masa yaurdi mung kitangbu phaiba adu bausu makhura matonna ne lam nung piu yadana yam yetnaiba adai sumai masa ga yaudaba jidi ne kanada no batalo doje ainda budi mai mayum palro mina mai no pai sok to mana phangbana di leijaba adu thabak on thokpada yam waeba maina nganna lukha hoeba nupi ma awa ba taeba ko adu maina ma
ꯀꯩꯅꯣ ꯂꯩꯌꯦ ꯊꯧꯗꯣꯛꯁꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯂꯣꯏꯁꯜꯂꯛꯄꯁꯤꯗ ꯍꯣꯝꯒꯤ ꯋꯥꯔꯤ ꯂꯤꯖꯒꯦꯀꯣ ꯄꯂꯦꯝ ꯄꯟꯊꯧ ꯁꯪꯒꯥꯏꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯩꯀꯣ ꯀꯩꯅꯣꯁꯤ ꯑꯩꯈꯣꯏꯒꯤ ꯂꯥꯛꯄ ꯃꯤꯁꯦ ꯁꯨꯡꯂꯦꯞ ꯂꯦꯞꯇꯦ ꯑꯗꯣ ꯑꯩꯅ ꯀꯩꯅꯣꯁꯦ ꯏꯕꯦꯝ ꯑꯃꯈꯛꯅ ꯑꯩ ꯃꯃꯥꯡꯗ ꯋꯥꯔꯤ ꯂꯤꯈ꯭ꯔꯦꯗꯅ ꯁꯨꯃꯥꯏꯅ ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯌꯥꯏꯔꯤꯄꯣꯛꯀꯤ IAS ꯕꯣꯔꯗꯤꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡꯁꯤꯡꯗꯨꯅ ꯑꯩꯈꯣꯏꯒꯤ ꯋꯥꯔꯤꯁꯦ ꯂꯣꯏ ꯂꯤꯊꯣꯛꯅꯔꯕꯅꯤꯅ ꯍꯧꯖꯤꯛ ꯃꯥꯅ ꯃꯄꯥꯅ ꯅꯨꯄꯤ ꯑꯃ ꯊꯤꯈꯤꯕ ꯃꯃꯥꯅ ꯑꯇꯣꯝꯕꯤ ꯃꯌꯨꯝ ꯄꯥꯟꯊꯣꯛꯈꯤꯕ ꯑꯗꯩ ꯁꯤꯒꯨꯝꯕꯁꯤꯗ ꯃꯃꯥꯅ ꯁꯤꯈꯤꯕ ꯃꯄꯥꯅ ꯑꯇꯣꯝꯕꯤ ꯑꯃ ꯊꯤꯔ ꯂꯩꯈꯤꯕ ꯅꯠꯇ꯭ꯔꯒ ꯃꯄꯥꯅ ꯁꯤꯈꯤꯕ ꯃꯃꯥꯁꯨ ꯃꯌꯨꯝ ꯄꯥꯟꯊꯣꯛꯈꯤꯕ ꯁꯤꯒꯨꯝꯕ ꯐꯤꯕꯝꯗ ꯑꯉꯥꯡꯗꯣ ꯃꯃꯥꯗꯨꯒꯤ ꯃꯄꯥꯝꯗ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯃꯄꯥꯗꯨꯒꯤ ꯃꯈꯨꯔꯥ ꯃꯇꯣꯟꯁꯤꯡꯒ ꯂꯩꯍꯧꯕꯗ ꯌꯥꯝꯅ ꯑꯇꯩ ꯆꯥꯗꯕ ꯐꯤꯕꯝꯗ ꯂꯩꯔꯛꯄꯗꯣ ꯑꯗꯨꯝꯕ ꯋꯥꯔꯤꯁꯦ ꯂꯣꯏ ꯂꯤꯊꯣꯛꯅꯔꯛꯑꯕꯅꯤꯅ ꯇꯉꯥꯏꯃꯛ ꯐꯗꯅ ꯃꯃꯥ ꯃꯄꯥꯗꯨꯅ ꯅꯥꯎꯀꯣꯟꯗ꯭ꯔꯕ ꯑꯗꯨꯝꯕ ꯃꯆꯥꯁꯤꯡꯗꯣ ꯑꯗꯩ ꯅꯣꯏꯅ ꯅꯌꯨꯝ ꯄꯥꯟꯒꯦꯗꯤ ꯅꯆꯥꯁꯤꯡꯗꯣ ꯁꯤꯟꯅꯔꯝꯃꯨꯅ ꯑꯩꯅ ꯂꯥꯎꯊꯣꯛꯈꯤꯕꯗꯣ ꯑꯩꯈꯣꯏꯒꯤ ꯕꯣꯔꯗꯤꯡꯁꯤꯗ ꯊꯝꯃꯒ ꯃꯥꯏ ꯂꯥꯏꯔꯤꯛ ꯇꯝꯍꯟꯕꯤꯔꯒ ꯑꯗꯨꯃꯥꯏꯅ ꯇꯧꯒꯦꯅ ꯑꯗꯨꯗꯣ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯃꯣꯏꯅ ꯑꯩꯈꯣꯏꯒꯤ ꯆꯤꯜꯗ꯭ꯔꯦꯟ ꯍꯣꯝꯗ ꯊꯝꯃꯒꯗꯤ ꯑꯉꯥꯡꯁꯤꯡꯁꯤꯗ ꯑꯣꯔꯐꯥꯟ ꯍꯣꯝꯗ ꯆꯥꯎꯔꯛꯄꯅꯤ ꯃꯥꯗꯤ ꯍꯌꯦꯡꯋꯥꯏ ꯍꯥꯏꯕꯤꯔꯒ ꯀꯩꯅꯣꯝ ꯍꯦꯛ ꯇꯧꯔꯛꯄ ꯋꯥꯍꯩ ꯑꯃ ꯀꯥꯟꯅꯔꯨꯕꯗ ꯃꯥꯗꯤ ꯑꯣꯔꯐꯥꯟ ꯍꯣꯝꯗ ꯆꯥꯎꯔꯛꯄꯅꯤ ꯑꯉꯥꯡꯁꯨ ꯁ꯭ꯇ꯭ꯔꯦꯁ ꯂꯩꯌꯦꯕꯀꯣ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯍꯣꯏ ꯂꯥꯏꯑꯣꯏꯈ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯗꯤꯡꯀꯨ ꯀꯣ ꯀꯩꯅꯣꯝ ꯍꯦꯛ ꯇꯧꯔꯛꯄꯗꯗꯤ ꯃꯥꯒꯤ ꯏꯟꯁꯤꯗꯦꯟ ꯑꯃ ꯊꯣꯛꯂꯛꯄꯗ ꯑꯣꯔꯐꯥꯟ ꯍꯣꯝꯗ ꯆꯥꯎꯔꯛꯄꯅꯤ ꯍꯦꯛꯇ ꯍꯥꯏꯕꯤꯌꯦꯕꯀꯣ ꯑꯗꯨꯅ ꯑꯗꯣ ꯁꯤꯗꯗꯤ ꯑꯩꯈꯣꯏꯒꯤ ꯕꯣꯔꯗꯤꯡꯗ ꯊꯝꯕꯅꯤ ꯍꯥꯏꯔꯒ ꯑꯉꯥꯡꯁꯦ ꯊꯤꯜꯂꯛꯇꯣꯏꯅꯦ ꯑꯉꯥꯡꯁꯦ ꯀꯔꯤꯝ ꯈꯪꯒꯗꯕ ꯅꯠꯇꯦꯕ ꯕꯣꯔꯗꯤꯡꯗ ꯂꯩꯗꯣꯏꯅꯤꯅꯀꯣ ꯃꯥꯗꯣ ꯑꯗꯣ ꯑꯗꯨꯃꯥꯏꯅ ꯂꯩꯖꯕꯅꯤꯅ ꯃꯥꯒꯤ ꯃꯥꯗꯤ ꯑꯣꯔꯐꯥꯟꯗ ꯆꯥꯎꯔꯛꯄꯅꯤ ꯆꯤꯜꯗ꯭ꯔꯦꯟ ꯍꯣꯝꯗ ꯆꯥꯎꯔꯛꯄꯅꯤ ꯍꯥꯏꯕꯗꯤ ꯃꯥꯒꯤ ꯄꯨꯟꯁꯤꯗꯗꯤ ꯂꯩꯔꯔꯣꯏꯕ ꯑꯗꯨꯅ ꯑꯩꯅ ꯂꯥꯎꯊꯣꯛꯆꯈꯤꯕꯗꯨꯗ ꯃꯃꯥꯡꯗꯁꯨ ꯂꯤꯈ꯭ꯔꯦ ꯏꯕꯦꯝ ꯑꯃꯈꯛ ꯃꯥꯁꯨ ꯌꯥꯝ ꯑꯉꯥꯡ ꯑꯣꯏꯅ ꯆꯍꯤ 14ꯗ ꯃꯌꯨꯝ ꯄꯥꯜꯂꯒ ꯅꯨꯄꯥꯁꯨ ꯌꯨ ꯉꯥꯎꯕ ꯑꯣꯏꯔꯝꯃꯦ ꯌꯨ ꯉꯥꯎꯕꯗꯣ ꯈꯔ ꯐꯒꯗ꯭ꯔꯥ ꯂꯧꯁꯟꯕꯤꯕ ꯑꯣꯏꯔꯝꯃꯦ ꯑꯗꯨ ꯐꯨꯃꯟꯗꯅ ꯅꯩꯃꯟꯗꯅ ꯃꯥꯁꯦ ꯂꯥꯛꯑꯦ ꯑꯗꯨ ꯃꯆꯥꯗꯣ ꯃꯥꯁꯨ ꯃꯌꯨꯝ ꯑꯉꯥꯡꯅꯤꯅ ꯂꯦꯞꯄ ꯉꯝꯖꯗꯕ ꯃꯥꯁꯨ ꯀꯣ ꯃꯌꯨꯝ ꯄꯥꯜꯂꯦ ꯃꯥꯁꯨ ꯑꯗꯨ ꯑꯃꯨꯛ ꯅꯨꯄꯥꯈꯪ ꯑꯝꯗ ꯄꯥꯜꯂꯦ ꯑꯗꯩ ꯃꯥꯏ ꯅꯨꯄꯥ ꯍꯥꯟꯅꯩꯗꯨꯗꯤ ꯌꯨ ꯉꯥꯎꯔ ꯂꯩꯔꯦ ꯃꯆꯥꯗꯣ ꯊꯤꯔꯛꯇ꯭ꯔꯦ ꯃꯥꯅ ꯃꯌꯨꯝ ꯄꯥꯟꯈ꯭ꯔꯦ ꯍꯥꯏꯔꯗꯤ ꯃꯄꯥꯗꯨꯅ ꯃꯆꯥ ꯊꯤꯔꯛꯐꯝ ꯊꯣꯛꯏꯅꯦꯕ ꯃꯥ ꯃꯌꯨꯝ ꯄꯥꯟꯈ꯭ꯔꯕꯅꯤꯅꯅ ꯑꯗꯨꯁꯨ ꯊꯤꯔꯛꯇ꯭ꯔꯦ ꯑꯗꯩ ꯃꯥꯅꯁꯨ ꯑꯀꯣꯟꯕ ꯄꯥꯜꯂꯤꯕ ꯅꯨꯄꯥ ꯃꯌꯨꯝꯁꯤꯗꯁꯨ ꯃꯆꯥꯗꯣ ꯃꯤꯗꯤ ꯄꯥꯈꯪꯅꯒ ꯂꯧꯔꯦ ꯑꯗꯨ ꯑꯃꯨꯛ ꯄꯨꯁꯟꯕꯁꯨ ꯉꯝꯗ꯭ꯔꯦ ꯃꯥꯁꯤꯅ ꯃꯆꯥꯗꯨꯁꯨ ꯅꯨꯡꯁꯤꯔꯛ ꯑꯗꯩ ꯃꯥꯅ ꯑꯃꯨꯛ ꯈꯥꯏꯅ ꯊꯣꯛꯑꯒ ꯅꯍꯥꯟꯅꯤꯅ ꯃꯆꯥꯗꯨꯒꯤꯗꯃꯛ ꯂꯦꯞꯄ ꯃꯄꯥꯝꯗ ꯃꯃꯥ ꯃꯆꯥ ꯂꯩꯒꯗꯕꯁꯨ ꯃꯥꯅ ꯑꯗꯨꯒꯤ ꯉꯝꯖꯗ꯭ꯔꯦꯕ ꯑꯗꯨꯒꯤ ꯃꯤꯅꯣꯡ ꯃꯩꯁꯥ ꯆꯪꯉꯛꯀꯗꯕ ꯃꯌꯥꯝ ꯀꯣ ꯑꯗꯨꯅ ꯃꯥꯅ ꯈꯤꯇꯪ ꯑꯍꯜ ꯑꯣꯏꯕ ꯅꯨꯄꯥ ꯅꯍꯥꯒꯤ ꯃꯤꯠꯌꯦꯡ ꯅꯥꯌꯦꯡ ꯆꯪꯉꯛꯇꯕ ꯃꯇꯝ ꯃꯥꯅ ꯇꯥꯟꯕ ꯌꯥꯕ ꯇꯥꯟꯖꯔꯒ ꯃꯆꯥꯗꯨꯒꯤꯃꯛ ꯂꯦꯞꯆꯒꯦ ꯃꯇꯝ ꯈꯔꯗꯤ ꯏꯆꯦꯗ ꯁꯤꯟꯅꯒꯦꯅ ꯉꯥꯍꯥꯟꯃꯨꯛ ꯍꯥꯏꯔꯛꯈ꯭ꯔꯦꯅ ꯑꯉꯥꯡꯗꯣꯅ ꯑꯩꯅ ꯋꯥꯔꯤ ꯂꯤꯈ꯭ꯔꯦꯗꯅ ꯑꯉꯥꯡꯁꯦ ꯊꯤꯟꯕ ꯂꯥꯛꯑꯦꯕ ꯃꯥꯅ ꯑꯩꯅ ꯊꯕꯛ ꯆꯠꯊꯣꯛꯏꯉꯩꯗ ꯃꯥꯁꯦ ꯊꯤꯜꯂꯝꯕꯅꯤ ꯌꯥꯏꯔꯤꯄꯣꯛꯀꯤ ꯕꯣꯔꯗꯤꯡ ꯃꯐꯝꯁꯤꯗꯀꯣ ꯑꯩꯗꯤ ꯈꯤꯇꯪꯒ ꯆꯥꯎꯔꯕꯣꯏ ꯅꯤꯡꯉꯨꯔꯦꯕ ꯑꯉꯥꯡꯗꯣꯀꯣ ꯑꯗꯨꯒꯗꯤ ꯑꯩꯅ ꯅꯨꯡꯗꯥꯡ ꯊꯕꯛ ꯂꯣꯏꯔ ꯍꯟꯈꯤꯕꯁꯤꯗꯅꯦ ꯀꯗꯥꯏꯅꯣ ꯉꯁꯥꯏ ꯊꯤꯜꯂꯝꯕ ꯑꯉꯥꯡꯗꯨꯕꯣꯅ ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯎꯅꯤꯡꯕꯒꯤꯀꯣ ꯑꯩ ꯏꯆꯥꯒ ꯍꯥꯟꯅ ꯍꯪꯗꯦꯕ ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯁꯪꯒꯥꯏꯁꯦ ꯑꯩꯈꯣꯏ ꯁꯪꯒꯥꯔꯝꯗꯥꯏꯒꯤ ꯁꯥꯕ ꯂꯣꯏꯁꯤꯜꯂꯛꯄꯒꯤ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯁꯤꯅ ꯑꯃꯨꯛ ꯑꯥꯗ ꯑꯍꯤꯡ ꯂꯦꯛꯑꯒ ꯀꯩꯅꯣ ꯌꯨꯝꯁꯥꯕꯈꯩꯁꯤꯒ ꯑꯃꯨꯛ ꯊꯕꯛꯁꯦ ꯅꯪꯅꯗꯗꯅ ꯍꯣꯠꯅꯔꯤꯕ ꯑꯩ ꯏꯆꯥ ꯅꯨꯄꯥꯁꯨ ꯑꯥꯗ ꯂꯩ ꯑꯩꯅ ꯑꯃꯨꯛ ꯑꯌꯨꯛ ꯉꯟꯇꯥ ꯂꯥꯛꯑꯒ ꯅꯨꯡꯗꯥꯡ ꯑꯃꯨꯛ ꯍꯜꯂꯦꯕ ꯊꯕꯛ ꯂꯣꯏꯔꯒ ꯑꯃꯨꯛ ꯑꯗꯩ ꯑꯃꯨꯛ ꯁꯣꯝꯒꯤ ꯕꯣꯔꯗꯤꯡꯒꯤ ꯀꯩꯒꯤ ꯍꯣꯠꯅꯔꯝꯃꯒ ꯃꯇꯝ ꯈꯔ ꯁꯪꯒꯥꯔꯗꯤ ꯐꯧꯖꯦꯅ ꯑꯗꯨꯗ ꯑꯉꯥꯡꯁꯦ ꯀꯗꯥꯏꯅꯣ ꯑꯩ ꯏꯆꯥꯒ ꯍꯥꯟꯅ ꯍꯪꯗꯒꯩ ꯀꯗꯥꯏꯅꯣ ꯉꯁꯥꯏ ꯊꯤꯜꯂꯝꯕ ꯑꯉꯥꯡꯗꯣ ꯍꯥꯏꯕꯗ ꯑꯩ ꯏꯆꯥ ꯅꯨꯄꯥꯒ ꯋꯥꯡꯕ ꯆꯞ ꯃꯥꯟꯅꯩꯕ ꯆꯍꯤ ꯃꯥꯅꯗꯤ 9-10ꯅꯤ ꯍꯥꯏꯕ ꯑꯉꯥꯡꯗꯣ ꯑꯩ ꯏꯆꯥ ꯅꯨꯄꯥꯒ ꯋꯥꯡꯕꯁꯦ ꯆꯞ ꯃꯥꯟꯅꯕ ꯄꯤꯛꯄꯁꯨ ꯂꯣꯏ ꯃꯥꯟꯅꯕ ꯑꯗꯩ ꯃꯃꯥ ꯃꯆꯥ ꯑꯃꯁꯨ ꯑꯃꯨꯛ ꯂꯩꯔꯤꯕ ꯃꯆꯥ ꯄꯣꯔꯛꯑꯒ ꯅꯨꯄꯥꯒꯤ ꯁꯛꯂꯣꯟ ꯂꯧꯔ ꯂꯩꯕ ꯑꯗꯨꯒꯤ ꯃꯆꯥ ꯅꯨꯄꯥ ꯑꯃꯁꯨ ꯂꯩꯌꯦꯕ ꯆꯞ ꯃꯥꯟꯅꯅ ꯊꯣꯛꯂꯛꯑꯦꯕ ꯃꯥ ꯀꯩꯅꯣ ꯁꯤꯗꯤ ꯌꯥꯝ ꯄꯤꯛꯏꯌꯦꯅ ꯉꯁꯥꯏꯒꯤ ꯅꯍꯥꯟꯈꯩ ꯂꯥꯛꯄ ꯑꯉꯥꯡꯗꯤ ꯑꯩꯗꯤ ꯃꯃꯥꯒ ꯂꯣꯏ ꯂꯥꯛꯆꯕꯅꯦꯕꯀꯣ ꯍꯧꯖꯤꯛꯀꯤ ꯑꯉꯥꯡꯗꯨꯗꯤ ꯃꯊꯟꯗꯅꯤꯗꯅꯀꯣ ꯑꯁ ꯑꯩꯁꯦ ꯑꯉꯥꯡꯁꯦ ꯎꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯀꯣ ꯑꯩꯁꯦ ꯑꯗꯩꯗꯤ ꯑꯩꯅ ꯀꯩꯅꯣꯁꯦ ꯑꯩ ꯏꯆꯥ ꯅꯨꯄꯥꯅꯦ ꯃꯣꯏꯈꯩꯁꯦ ꯑꯆꯥꯄꯣꯠ ꯂꯩꯔ ꯆꯥꯍꯜꯂꯦ ꯑꯗꯣ ꯅꯨꯡꯇꯤꯒꯤ ꯃꯥ ꯍꯦꯛ ꯂꯩꯕꯗꯩꯗꯤ ꯑꯩꯅ ꯑꯆꯥꯄꯣꯠꯁꯦ ꯂꯩꯔ ꯑꯗꯨꯝ ꯄꯨꯔꯒ ꯑꯇꯩꯒꯤꯗꯤ ꯍꯣꯝꯗ ꯂꯥꯛꯑꯁꯨ ꯂꯩꯔꯁꯨ ꯃꯃꯥ ꯌꯥꯎꯅ ꯂꯩꯕꯅꯤꯅ ꯑꯩꯅ ꯊꯑꯣꯏꯅ ꯑꯩꯅ ꯗꯥꯏꯇ ꯂꯧꯔꯨꯗꯦꯕ ꯃꯤ ꯃꯃꯥ ꯌꯥꯎꯖꯔꯛꯄꯅꯤꯅ ꯍꯧꯖꯤꯛꯀꯤ ꯑꯉꯥꯡꯗꯨꯗꯤ ꯃꯃꯥꯁꯨ ꯌꯥꯎꯕ ꯅꯠꯇꯦ ꯑꯉꯥꯡꯗꯨꯅ ꯑꯆꯥꯄꯣꯠ ꯆꯥꯅꯤꯡꯀꯥꯟ ꯀꯅꯥꯗ ꯍꯥꯏꯗꯣꯔꯤꯀꯣ ꯑꯗꯨꯅ ꯑꯩꯅ ꯑꯗꯨꯝ ꯑꯆꯥꯄꯣꯠ ꯂꯩꯔ ꯍꯟꯖꯜꯂꯦ ꯀꯗꯥꯏꯅ ꯍꯥꯏꯔꯒ ꯃꯣꯏ ꯑꯍꯨꯝꯁꯦ ꯍꯥꯟꯅ ꯑꯩ ꯊꯤꯌꯦꯕꯀꯣ ꯑꯩ ꯏꯆꯥ ꯅꯨꯄꯥꯁꯨ ꯌꯥꯎꯅ ꯃꯣꯏꯅ ꯅꯨꯡꯉꯥꯏꯅ ꯇꯦꯂꯪꯒꯥ ꯄꯥꯏꯗꯅ ꯌꯥꯏꯔꯤꯄꯣꯛꯀꯤ ꯕꯣꯔꯗꯤꯡꯁꯤꯗꯀꯣ ꯂꯧꯕꯨꯛꯇꯨꯗ ꯀꯌꯥꯝ ꯅꯨꯡꯉꯥꯏꯅ ꯁꯥꯟꯅꯩ ꯑꯉꯥꯡ ꯑꯍꯨꯝꯗꯨꯅ ꯆꯦꯟ ꯆꯣꯡꯗꯅ ꯍꯤꯡꯒꯣꯜꯗ ꯑꯩ ꯏꯆꯥꯗꯨꯒꯀꯣ ꯃꯣꯏꯈꯩ ꯑꯗꯨꯒ ꯑꯆꯥꯄꯣꯠ ꯑꯩꯅ ꯂꯩꯔꯛꯄꯗꯣ ꯆꯥꯃꯤꯟꯅꯗꯅ ꯑꯩ ꯍꯜꯂꯛꯄ ꯉꯥꯏꯔꯝꯗꯅ ꯑꯩꯅ ꯍꯦꯛ ꯒꯥꯔꯤ ꯊꯧꯖꯤꯜꯂꯛꯑꯗꯤ ꯕꯣꯔꯗꯤꯡꯁꯦ ꯆꯦꯟꯊꯣꯛꯑꯅꯤ ꯃꯣꯏꯌꯨꯝ ꯑꯗꯣ ꯒꯦꯠꯀꯁꯦ ꯂꯣꯏ ꯍꯩꯕ ꯑꯗꯨꯒ ꯂꯣꯟꯁꯤꯟꯈꯤꯅꯤ ꯒꯥꯔꯤꯗ ꯌꯥꯎꯕ ꯄꯣꯠ ꯆꯩꯒꯁꯦ ꯄꯥꯏꯒꯦ ꯊꯥꯡꯖꯟꯗꯅꯀꯣ ꯑꯗꯣ ꯑꯁ ꯈꯪꯗꯦ ꯑꯁ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯩ ꯑꯉꯥꯡꯗꯣ ꯑꯗꯣ ꯃꯃꯥꯗꯨꯁꯨ ꯌꯥꯝ ꯀꯞꯄꯦ ꯃꯦꯁꯦꯖ ꯀꯌꯥꯝ ꯊꯥꯔꯛꯏ ꯑꯩꯅ ꯏꯔꯣꯝꯗꯣꯝ ꯂꯦꯞꯄ ꯉꯝꯗ꯭ꯔꯤꯐꯥꯎꯗꯤ ꯈꯤꯇꯪ ꯏꯆꯦ ꯃꯅꯥꯛꯇ ꯊꯝꯖꯒꯦꯅꯀꯣ ꯑꯗꯣ ꯑꯩꯁꯨ ꯑꯗꯨꯝꯕ ꯑꯉꯥꯡꯁꯤꯡ ꯑꯇꯩ ꯂꯩꯔꯒꯁꯨ ꯄꯥꯎ ꯄꯤꯕꯤꯔꯛꯑꯣꯅ ꯑꯩꯅ ꯐꯦꯁꯕꯨꯛꯇꯁꯨ ꯑꯉꯥꯡꯗꯨꯒꯤ ꯃꯃꯥꯏ ꯂꯣꯏ ꯈꯨꯝꯃꯒ ꯑꯩꯅ ꯍꯥꯞꯀꯠꯂꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯃꯌꯥꯝꯁꯤꯅ ꯁꯤꯌꯥꯔ ꯇꯧꯏ ꯀꯃꯦꯟ ꯄꯤꯅꯔꯛꯏ ꯂꯥꯏꯛꯁꯦ ꯃꯤ 3,000-4,000 ꯍꯦꯜꯂꯤ ꯂꯥꯏꯛ ꯇꯧꯅꯕꯀꯣ ꯑꯗꯨꯃꯥꯏꯅ
ꯌꯥꯝ ꯁꯥꯊꯤꯅ ꯊꯃꯣꯏꯗ ꯁꯣꯛꯏ ꯑꯗꯣ ꯍꯌꯦꯡꯁꯨꯅꯦ ꯑꯉꯥꯡ ꯑꯅꯤ ꯊꯤꯜꯂꯛꯑꯅꯤ ꯑꯗꯨꯅ ꯃꯄꯥꯁꯦ ꯖꯦꯟꯗ ꯂꯩꯈ꯭ꯔꯦ ꯃꯃꯥꯁꯤꯅ ꯃꯌꯨꯝ ꯄꯥꯟꯈ꯭ꯔꯦ ꯑꯗꯨꯒꯤ ꯑꯉꯥꯡ ꯑꯅꯤ ꯅꯨꯄꯤ ꯉꯥꯛꯇꯅꯦ ꯑꯗꯨꯅ ꯑꯗꯨ ꯑꯉꯥꯡ ꯑꯅꯤꯁꯨ ꯍꯌꯦꯡ ꯊꯤꯜꯂꯛꯑꯅꯤ ꯁꯤꯁꯨ ꯕꯣꯔꯗꯤꯡꯗ ꯂꯥꯏꯔꯤꯛ ꯇꯝꯃꯒ ꯑꯗꯨꯗ ꯌꯥꯏꯄꯣꯛꯇ ꯁ꯭ꯀꯨꯜ ꯀꯥꯍꯟꯗꯣꯏꯅꯦꯕ ꯑꯗꯩ ꯑꯃꯨꯛꯁꯨ ꯉꯔꯥꯡꯁꯨ ꯃꯃꯥ ꯃꯆꯥ ꯑꯃ ꯊꯤꯜꯂꯛꯑꯦ ꯏꯃꯥ ꯃꯩꯔꯥ ꯄꯥꯏꯕꯤꯈꯩꯅꯀꯣ ꯑꯉꯥꯡ ꯃꯃꯥ ꯃꯆꯥ ꯑꯍꯨꯝ ꯍꯥꯏꯇꯥꯔꯦꯗꯤ ꯑꯉꯥꯡ ꯑꯃ ꯅꯨꯄꯤ ꯃꯆꯥꯗꯨꯅ ꯆꯍꯤ 6 ꯁꯨꯔꯦ ꯑꯃꯅ ꯃꯕꯨꯛꯇ ꯌꯥꯎꯔꯦ ꯃꯤꯔꯣꯟꯕꯤꯅꯦꯕ ꯊꯥ 9 ꯁꯨꯔꯦꯕ ꯑꯉꯥꯡꯗꯣ ꯃꯤꯔꯣꯜꯂꯤꯗꯣ ꯑꯗꯨꯃꯥꯏꯅ ꯃꯣꯏꯗꯣ ꯊꯤꯜꯂꯛꯑꯦꯕ ꯉꯔꯥꯡꯁꯨꯀꯣ ꯁꯤꯅꯤ ꯂꯥꯛꯄꯒꯤ ꯂꯣꯏꯕ ꯅꯥꯏꯗꯦ ꯑꯗꯣ ꯀꯩꯅꯣ ꯇꯧꯋꯤ ꯃꯌꯥꯝꯅ ꯁꯤꯗ ꯀꯩꯗꯧꯕꯤꯔꯒ ꯑꯗꯨꯝ ꯆꯦꯡ ꯆꯥꯛ ꯉꯝꯒꯝꯕ ꯑꯂꯨ ꯇꯤꯜꯍꯧ ꯆꯅꯝ ꯀꯠꯄꯤꯔꯛꯑꯕꯅꯤꯅ ꯃꯣꯏꯈꯩ ꯑꯗꯨꯝ ꯆꯥꯖꯔꯦ ꯑꯩꯅꯁꯨ ꯂꯥꯛꯑꯣꯅ ꯑꯋꯥ ꯑꯅꯥ ꯃꯌꯥꯝꯗꯣ ꯃꯇꯦꯡ ꯄꯥꯡꯕꯤꯕ ꯉꯝꯃꯦ ꯍꯥꯟꯅ ꯁꯪꯒꯥꯏꯗꯨ ꯂꯩꯇ꯭ꯔꯤꯉꯩꯗ ꯑꯩꯒꯤ ꯌꯨꯝꯗ ꯕꯣꯔꯗꯤꯡꯗ ꯄꯜꯂꯒ ꯂꯩꯅꯔꯝꯃꯤ ꯍꯧꯖꯤꯛꯇꯤ ꯁꯪꯒꯥꯏꯁꯤꯃ ꯁꯪꯒꯥꯔꯗꯕꯅꯤꯅ ꯃꯣꯏ ꯃꯅꯤꯡ ꯇꯝꯅ ꯂꯩꯖꯔꯅꯤ ꯃꯌꯥꯝꯅ ꯄꯩꯁꯥ ꯈꯥꯏꯅꯕꯤꯗꯅ ꯁꯥꯔ ꯊꯝꯕꯤꯔꯕꯅꯤꯅ ꯑꯗꯩ ꯑꯃꯨꯛ ꯑꯗꯨꯅꯦ ꯋꯥꯈꯜꯁꯦ ꯌꯥꯝ ꯆꯥꯎꯊꯣꯛꯅꯔꯦ ꯑꯋꯥ ꯑꯅꯥ ꯃꯌꯥꯝꯁꯨ ꯎꯕꯗ ꯉꯁꯥꯏꯒꯤ ꯕꯥꯔꯗꯦꯗ ꯀꯦꯛ ꯀꯛꯊꯣꯛꯇꯣꯏ ꯁꯔꯨꯛꯄꯨꯗꯤ ꯑꯅ ꯕꯥꯔꯗꯦ ꯃꯁꯥꯒꯤ ꯕꯥꯔꯗꯦ ꯅꯨꯃꯤꯠꯇ ꯃꯆꯥꯒꯤ ꯕꯥꯔꯗꯦ ꯅꯨꯃꯤꯠꯇ ꯂꯥꯛꯑꯒ ꯁꯤꯗ ꯑꯣꯏꯅ ꯆꯦꯡ ꯆꯥꯛ ꯑꯣꯏꯅ ꯄꯥꯡꯉꯔꯦꯀꯣ ꯐꯧ ꯆꯦꯡ ꯄꯥꯡꯉꯔꯦ ꯑꯗꯩ ꯑꯄꯣꯛꯄꯤ ꯂꯩꯈꯤꯗꯕ ꯅꯨꯃꯤꯠ ꯃꯄꯨꯔꯣꯏꯕ ꯂꯩꯈꯤꯗꯕ ꯅꯨꯃꯤꯠꯇ ꯑꯩꯈꯣꯏꯒꯤ ꯆꯥꯛ ꯎꯁꯣꯞ ꯀꯠꯇꯅ ꯑꯃ ꯇꯧꯗꯅ ꯇꯧꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯂꯥꯏꯁꯪꯗ ꯀꯩꯗ ꯀꯠꯂꯨꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯍꯤꯡꯉꯤꯕ ꯑꯋꯥꯕ ꯇꯥꯔꯕꯁꯤꯡꯁꯤꯗ ꯀꯠꯄꯅ ꯐꯔꯦꯅ ꯎꯁꯣꯞꯇ ꯀꯠꯀꯗꯕ ꯄꯩꯁꯥꯗꯣ ꯁꯤꯗ ꯂꯥꯛꯑ ꯀꯠꯂꯔꯦ ꯑꯗꯨꯅꯗꯤ ꯑꯩꯅꯁꯨ ꯃꯌꯥꯝꯅ ꯍꯦꯛ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯃꯤꯈꯩ ꯑꯩꯅꯁꯨ ꯃꯌꯥꯝꯒꯤ ꯊꯕꯛꯁꯤꯡ ꯂꯣꯏ ꯇꯧ ꯉꯝꯗꯣꯏꯅꯦꯕ ꯃꯐꯝ ꯑꯃꯈꯛ ꯊꯝꯈ꯭ꯔꯦ ꯃꯌꯥꯝꯁꯤꯅ ꯀꯠꯁꯟꯅꯔꯦ ꯑꯗꯨꯅꯗꯤ ꯑꯋꯥ ꯑꯅꯥ ꯃꯌꯥꯝꯁꯦ ꯁꯤꯗ ꯂꯣꯏꯅꯃꯛ ꯑꯋꯥ ꯑꯅꯥ ꯃꯌꯥꯝꯁꯦ ꯊꯨꯡꯉꯕ ꯌꯥꯔꯅꯦꯕꯀꯣ ꯑꯗꯩ ꯑꯃꯨꯛ ꯀꯩꯅꯣꯁꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯌꯥꯏꯔꯤꯄꯣꯛꯀꯤ ꯑꯩꯈꯣꯏꯒꯤ ꯂꯝꯂꯥꯏꯒꯤ ꯇꯨꯔꯦꯟ ꯃꯄꯥꯟꯗ ꯀꯪꯂꯩ ꯀꯤꯁꯅ ꯁ꯭ꯀꯨꯜ ꯑꯃ ꯂꯩ ꯑꯅꯧꯕꯅꯤ ꯁ꯭ꯀꯨꯜꯁꯦ ꯌꯥꯝ ꯀꯨꯏꯗ꯭ꯔꯤ ꯑꯗꯣ ꯑꯉꯥꯡꯒꯤ ꯁ꯭ꯀꯨꯜꯅꯦ ꯀ꯭ꯂꯥꯁ 7 ꯐꯧꯇꯪ ꯂꯩꯌꯦꯕ ꯑꯗꯨꯗ ꯃꯤꯡ ꯆꯟꯕ ꯈꯣꯠꯄꯒꯤ ꯑꯉꯥꯡꯁꯤꯡꯗꯣ ꯑꯦꯗꯃꯤꯁꯟꯒꯤ ꯉꯥꯡꯅꯔꯨꯔꯦꯕ ꯑꯗ ꯁ꯭ꯀꯨꯜꯗꯨꯒꯤ ꯑꯣꯏꯅ ꯃꯣꯏꯒꯤ ꯑꯍꯥꯟꯕ ꯑꯦꯗꯃꯤꯁꯟ ꯇꯧꯔꯛꯄ ꯑꯉꯥꯡꯁꯦ ꯑꯦꯗꯃꯤꯁꯟ ꯐ꯭ꯔꯤ ꯑꯣꯏꯌꯦꯕ ꯑꯦꯗꯃꯤꯁꯟ ꯄꯩꯁꯥ ꯂꯧꯗꯦꯕ ꯑꯗꯨꯒ ꯊꯥꯒꯤ ꯐ꯭ꯔꯤꯗꯤ ꯂꯨꯄꯥ 500 ꯑꯗꯩ ꯈꯔ ꯍꯥꯞꯀꯠꯄ ꯀ꯭ꯂꯥꯁꯀꯤ ꯃꯇꯨꯡ ꯏꯟꯅ ꯑꯗꯨꯃꯥꯏꯅ ꯑꯗꯨ ꯑꯩꯈꯣꯏ ꯋꯥꯔꯗꯦꯟꯅ ꯆꯠꯂ ꯂꯣꯏ ꯍꯪꯉꯨꯔꯦ ꯑꯉꯥꯡꯁꯤꯡꯗꯣ ꯑꯗꯨꯗ ꯂꯣꯏꯅ ꯍꯌꯦꯡ ꯊꯤꯜꯂꯛꯇꯣꯏ ꯑꯅꯤꯗꯨꯁꯨ ꯑꯗꯩ ꯍꯥꯟꯅꯒꯤ ꯀꯩꯅꯣꯗꯨꯁꯨ ꯃꯃꯥꯅ ꯊꯤꯜꯂꯛꯑꯝꯕ ꯑꯉꯥꯡꯗꯨꯁꯨ ꯑꯗꯩ ꯑꯃꯨꯛ ꯅꯨꯄꯥꯒꯤ ꯁꯒꯣꯜ ꯂꯧꯔꯒ ꯂꯩꯕꯗꯨꯒꯤ ꯃꯆꯥꯗꯨꯁꯨ ꯃꯣꯏ ꯃꯔꯤꯁꯤꯗ ꯑꯦꯗꯃꯤꯁꯟ ꯇꯧꯔꯒ ꯁ꯭ꯀꯨꯜ ꯀꯥꯍꯜꯂꯅꯦꯕ ꯑꯗꯩ ꯑꯃꯨꯛꯁꯨ ꯀꯩꯅꯣꯁꯨ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡꯁꯤꯡꯁꯤꯒꯤꯅꯦ ꯗꯥꯏꯔꯦꯛ ꯂꯥꯛꯑꯒ ꯃꯣꯏꯁꯦ ꯀ꯭ꯂꯥꯁ KG ꯅꯁꯔꯤ ꯉꯥꯛꯇꯅꯦꯕ ꯇꯝꯗꯣꯏꯁꯦ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯃꯌꯥꯝꯅ ꯑꯦꯗꯃꯤꯁꯟ ꯑꯩꯅ ꯃꯤꯒꯤ ꯁ꯭ꯀꯨꯜꯗꯨꯅ ꯑꯦꯗꯃꯤꯁꯟ ꯂꯧꯔꯣꯏꯗꯕ ꯄꯣꯠꯇꯣ ꯑꯩꯅ ꯑꯦꯗꯃꯤꯁꯟ ꯇꯧꯅꯤ ꯑꯩ ꯍꯥꯏꯖꯔꯣꯏ ꯑꯗꯩ ꯑꯃꯨꯛ ꯂꯥꯏꯔꯤꯛ ꯂꯩꯕꯤꯌꯨ ꯏꯁꯥꯅ ꯂꯥꯛꯑꯒꯅꯦ ꯂꯥꯏꯔꯤꯛꯁꯦ ꯂꯩꯕꯤꯌꯨ ꯁꯤ ꯁ꯭ꯀꯨꯜꯁꯤꯒꯤ ꯍꯥꯏꯔꯒ ꯂꯩꯕꯤꯔꯒ ꯃꯇꯦꯡ ꯄꯥꯡꯕꯤꯔꯝꯃꯨ ꯑꯗꯒꯤ ꯀꯩꯅꯣ ꯁ꯭ꯀꯨꯜ ꯌꯨꯅꯤꯐꯣꯔꯝ ꯂꯩꯕꯤꯌꯣꯕ ꯑꯉꯥꯡꯁꯤꯡꯗꯨꯒꯤꯀꯣ ꯂꯥꯛꯄꯤꯔꯒ ꯑꯉꯥꯡꯗꯣ ꯑꯩꯈꯣꯏꯒꯤ ꯋꯥꯔꯗꯦꯟꯒ ꯆꯠꯂꯒ ꯑꯉꯥꯡꯗꯨꯒꯤ ꯅꯥꯞ ꯆꯥꯅꯕ ꯁꯤ ꯁ꯭ꯀꯨꯜꯁꯤꯒꯤ ꯀꯗꯥꯏꯗꯩ ꯌꯨꯅꯤꯐꯣꯔꯝ ꯂꯩ ꯍꯥꯏꯔꯒꯅꯦ ꯌꯥꯏꯔꯤꯄꯣꯛꯇ ꯂꯥꯛꯄꯤꯔꯒ ꯑꯗꯨꯝꯇꯪ ꯑꯉꯥꯡ ꯍꯥꯏꯔꯤꯕ ꯃꯔꯤꯁꯤꯒꯤ ꯍꯧꯖꯤꯛ ꯐꯥꯎꯒꯤ ꯑꯣꯏꯅ 4 ꯂꯩ ꯑꯗꯣ ꯑꯇꯩ ꯍꯧꯖꯤꯛ ꯁꯨꯃꯥꯏꯅ ꯃꯄꯥꯅ ꯍꯦꯛ ꯁꯤꯈꯤꯕ ꯃꯃꯥꯅ ꯍꯦꯛ ꯁꯤꯈꯤꯕ ꯅꯠꯇ꯭ꯔꯒ ꯃꯃꯥ ꯃꯄꯥ ꯈꯥꯏꯅꯔ ꯃꯌꯨꯝ ꯄꯥꯟꯊꯣꯛꯅꯈꯤꯕ ꯑꯗꯒꯤ ꯃꯄꯥꯅ ꯍꯦꯛ ꯖꯦꯟꯗ ꯂꯩꯈꯤꯕ ꯃꯃꯥꯅ ꯍꯦꯛ ꯃꯌꯨꯝ ꯄꯥꯟꯊꯣꯛ ꯁꯨꯃꯥꯏꯅ ꯃꯄꯥꯅ ꯅꯥꯎꯀꯣꯟꯗ꯭ꯔꯕ ꯃꯃꯥꯏ ꯃꯄꯥꯝꯗ ꯅꯠꯇ꯭ꯔꯒ ꯃꯄꯥꯒꯤ ꯃꯌꯨꯝꯗ ꯂꯩꯍꯧꯕ ꯑꯉꯥꯡꯁꯦ ꯅꯨꯄꯤ ꯃꯆꯥ ꯑꯣꯏꯒꯦꯔꯥ ꯅꯨꯄꯥ ꯃꯆꯥ ꯑꯣꯏꯒꯦꯔꯥ ꯁꯤꯁꯦ ꯍꯣꯝꯁꯤꯗ ꯁꯪꯒꯥꯏꯁꯤꯗ ꯊꯤꯟꯕꯤꯔꯛꯑꯣ ꯍꯧꯖꯤꯛ ꯃꯇꯝ ꯂꯩꯔꯤ ꯍꯧꯖꯤꯛꯀꯤ ꯁ꯭ꯀꯨꯜꯗꯨꯗ ꯑꯦꯗꯃꯤꯁꯟ ꯇꯧꯕ ꯌꯥꯔꯤꯕ ꯑꯗꯨꯃꯥꯏꯅ ꯃꯇꯝ ꯂꯩꯔꯤꯉꯩꯁꯤꯗ ꯊꯤꯟꯕꯤꯔꯛꯑꯣ ꯑꯩꯈꯣꯏ ꯑꯦꯗꯃꯤꯁꯟ ꯇꯧꯒꯗꯕ ꯇꯧꯖꯍꯧꯔꯒꯦ ꯁ꯭ꯀꯨꯜ ꯀꯥꯍꯜꯍꯧꯔꯒꯦ ꯑꯗꯨꯃꯥꯏꯅ ꯌꯥꯏꯄꯣꯛꯀꯤ ꯑꯩꯈꯣꯏꯒꯤ ꯕꯣꯔꯗꯤꯡꯒꯤ ꯚꯦꯟꯁꯤꯅ ꯑꯉꯥꯡꯁꯤꯡꯁꯦ ꯄꯨꯂꯞ ꯃꯣꯏꯁꯨ ꯌꯥꯎꯅ ꯊꯤꯟꯗꯣꯏꯅꯦ ꯑꯩꯈꯣꯏꯒꯤ ꯕꯣꯔꯗꯤꯡꯒꯤ ꯑꯉꯥꯡꯁꯤꯡꯁꯦꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯍꯌꯦꯡ ꯐ꯭ꯔꯤ ꯊꯤꯕ ꯃꯇꯝ ꯌꯧꯔꯛꯑꯦ ꯑꯩꯅ ꯑꯗꯨꯝ ꯃꯌꯥꯝꯗ ꯑꯗꯨꯝ ꯃꯇꯦꯡ ꯅꯤꯖꯔꯛꯀꯦ ꯃꯌꯥꯝꯅ ꯂꯥꯛꯑꯒ ꯅꯠꯇ꯭ꯔꯒ ꯁ꯭ꯀꯨꯜꯒꯤꯅꯦ GPay ꯅꯝꯕꯔ ꯂꯩꯒꯅꯤꯗꯅ ꯑꯗꯨꯝ ꯁ꯭ꯀꯨꯜꯗ ꯗꯥꯏꯔꯦꯛ ꯀꯥꯞꯄꯤꯕ ꯑꯩꯗꯤ ꯇꯁꯦꯡꯅ ꯑꯗꯨꯃꯥꯏꯅ ꯂꯥꯛꯑꯒ ꯑꯉꯥꯡꯒꯤ ꯃꯐꯤ ꯃꯔꯣꯟꯗꯣ ꯂꯩꯕꯤꯕ ꯐꯨꯔꯤꯠ ꯐꯤꯔꯣꯟꯗꯣ ꯂꯩꯕꯤꯔꯝꯕ ꯑꯩꯉꯣꯟꯗ ꯄꯩꯁꯥ ꯄꯤꯔꯛꯄ ꯑꯩ ꯄꯥꯝꯗꯦꯕ ꯑꯗꯩ ꯑꯉꯥꯡꯗꯨꯒꯤ ꯃꯁꯥꯗꯅꯦ ꯋꯥꯔꯗꯦꯟꯗ ꯁꯤꯟꯅꯕꯤꯔꯝꯕ ꯃꯥꯏ ꯑꯆꯥꯄꯣꯠ ꯆꯥꯅꯕ ꯑꯗꯩ ꯑꯆꯥꯄꯣꯠ ꯑꯣꯏꯅꯅꯦ ꯂꯩꯕꯤꯔꯛꯄ ꯃꯇꯦꯡ ꯄꯥꯡꯕꯤꯅꯤꯡꯕꯁꯤꯡꯅ ꯑꯗꯨꯃꯥꯏꯅ ꯄꯥꯡꯕꯤꯌꯨ ꯑꯋꯥ ꯑꯅꯥ ꯑꯉꯥꯡꯁꯨ ꯊꯤꯟꯕꯤꯔꯛꯑꯣ ꯑꯗꯩ ꯃꯇꯦꯡ ꯄꯥꯡꯕꯤꯅꯤꯡꯕ ꯄꯨꯛꯆꯦꯜ ꯆꯥꯎꯕꯁꯤꯡꯅꯁꯨ ꯍꯧꯖꯤꯛꯁꯦ ꯁ꯭ꯀꯨꯜ ꯆꯠꯄ ꯍꯧꯗꯣꯔꯦ ꯅꯣꯡ ꯅꯤꯅꯤ ꯈꯛ ꯉꯥꯏꯁꯜꯂꯛꯑꯕꯅꯤꯀꯣ ꯑꯗꯨꯅ ꯑꯊꯨꯕ ꯅꯣꯡ ꯅꯤꯅꯤꯁꯤꯗ ꯑꯩꯉꯣꯟꯗ ꯑꯝꯇꯪꯗꯤ ꯑꯩꯒꯤ ꯅꯝꯕꯔꯁꯤꯗ ꯄꯥꯎ ꯐꯥꯎꯕꯤꯔꯛꯑꯒ ꯑꯩꯈꯣꯏꯒꯤ ꯂꯥꯏꯔꯤꯛ ꯂꯩꯕꯤꯒꯗꯕ ꯑꯉꯥꯡ 4ꯁꯤꯒꯤ ꯃꯐꯤ ꯃꯔꯣꯟ ꯂꯩꯕꯤꯒꯗꯕ ꯑꯩꯅ ꯑꯉꯥꯡ ꯑꯝꯇꯪꯒꯤ ꯑꯩꯅ ꯉꯝꯖꯒꯦ ꯍꯥꯏꯕꯗꯣ ꯑꯩꯒꯤ ꯄꯩꯁꯥ ꯂꯩꯇ꯭ꯔꯒꯗꯤ ꯃꯌꯥꯝ ꯄꯥꯡꯅꯤꯡꯕ ꯉꯝꯄꯣꯟꯇꯦꯕ ꯑꯉꯥꯡ ꯑꯃꯒꯤꯗꯤ ꯑꯩꯅ ꯂꯥꯏꯔꯤꯛ ꯂꯩꯖꯒꯦ ꯑꯉꯥꯡ ꯑꯃꯒꯤ ꯑꯩ ꯃꯐꯤ ꯃꯔꯣꯟ ꯂꯩꯖꯒꯦ ꯍꯥꯏꯕꯗꯣ ꯑꯩꯉꯣꯟꯗ ꯑꯊꯨꯕ ꯅꯣꯡ ꯅꯤꯅꯤꯁꯤꯗ ꯀꯣꯜ ꯇꯧꯕꯤꯔꯒ ꯑꯗꯨꯝꯇꯪ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯑꯗꯩ ꯀꯅꯥꯒꯨꯝꯕ
ꯏꯃꯤꯠꯇ ꯏꯆꯥ ꯎꯗꯕ ꯃꯌꯥꯝꯁꯨ ꯑꯩꯉꯣꯟꯗ ꯐꯣꯟ ꯇꯧꯔꯛꯇꯅ ꯑꯉꯥꯡ ꯌꯣꯛꯆꯒꯦ ꯑꯉꯥꯡꯗꯣ ꯑꯩꯅ FBꯗ ꯍꯥꯞꯀꯠꯂꯨꯕꯗꯒꯤꯀꯣ ꯑꯗꯒꯤ ꯀꯩꯅꯣ ꯇꯧꯖꯒꯦꯅ ꯑꯉꯥꯡ ꯌꯣꯛꯄ ꯌꯥꯕ ꯂꯩꯔꯒꯗꯤ ꯌꯣꯛꯆꯒꯦꯅ ꯌꯥꯝ ꯐꯣꯟ ꯇꯧꯅꯔꯦ ꯁꯤꯁꯨ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯀꯣ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨ ꯀꯅꯥꯒꯨꯝꯕ ꯄꯨꯛꯆꯦꯜꯁꯦ ꯈꯤꯇꯪ ꯈꯤꯇꯪ ꯆꯥꯎꯊꯣꯛꯅꯕ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡꯁꯦ ꯌꯥꯝꯃꯕ ꯋꯥꯔꯕꯀꯣ ꯑꯩ ꯏꯁꯥꯁꯦ ꯑꯗꯨꯏꯗꯤ ꯃꯤꯒꯤ ꯃꯃꯤꯠꯇ ꯃꯆꯥ ꯎꯗꯕꯗꯨꯗꯅꯦ ꯌꯣꯛꯍꯟꯕꯤꯈ꯭ꯔꯒꯅꯦ ꯃꯍꯩ ꯑꯣꯏꯅꯦꯕ ꯑꯩ ꯏꯆꯥꯗꯨꯁꯨ ꯅꯨꯡꯉꯥꯏꯅ ꯂꯩꯖꯈꯤꯕ ꯃꯤꯗꯨꯒꯤ ꯌꯨꯝꯕꯥꯟꯗꯨꯁꯨ ꯀꯥꯏꯖꯗꯕ ꯑꯗꯨꯃꯥꯏꯅ ꯀꯠꯊꯣꯛꯄꯁꯤ ꯈꯔ ꯀꯩꯅꯣ ꯇꯧꯅꯁꯦꯕ ꯑꯩ ꯏꯆꯥꯕꯨ ꯃꯤꯅ ꯌꯣꯛꯈ꯭ꯔꯒ ꯃꯤꯉꯣꯟꯗ ꯌꯣꯛꯍꯟꯕ ꯍꯧꯅꯗꯦ ꯂꯩꯇ꯭ꯔꯁꯨ ꯆꯔꯥ ꯅꯥꯝꯇ ꯆꯥꯁꯨ ꯆꯥꯃꯤꯟꯅꯒꯦ ꯑꯗꯒꯤ ꯃꯤꯅ ꯀꯃꯥꯏꯅ ꯇꯧꯈꯤꯅꯦꯁꯨ ꯈꯪꯗꯕ ꯒꯥꯏꯅ ꯋꯥꯈꯜꯁꯦ ꯌꯥꯝ ꯄꯤꯛꯁꯟꯅꯩꯌꯦꯕꯀꯣ ꯑꯗꯨꯅ ꯅꯨꯡꯉꯥꯏꯇꯦ ꯃꯆꯥ ꯃꯃꯤꯠꯇ ꯃꯆꯥ ꯎꯗꯕ ꯃꯌꯥꯝꯁꯦ ꯑꯩꯉꯣꯟꯗꯗꯤ ꯌꯥꯝ ꯇꯣꯏꯅ ꯐꯣꯟ ꯇꯧꯔꯛꯄꯅꯤꯅ ꯑꯩꯅ ꯍꯦꯛ ꯍꯧꯖꯤꯛꯀꯤ ꯀꯩꯅꯣꯗ ꯐꯦꯁꯕꯨꯛꯇ ꯍꯧꯖꯤꯛꯀꯤꯗꯣ ꯑꯩꯅ ꯀꯩꯅꯣ ꯅꯨꯃꯤꯠꯇ ꯍꯥꯞꯀꯠꯄꯅꯦꯕ ꯃꯟꯗꯦ ꯅꯨꯃꯤꯠꯇ ꯍꯥꯞꯀꯠꯄꯒꯅꯦ ꯄꯨꯡꯃꯨꯛ ꯂꯩꯕꯒ ꯐꯣꯟ ꯇꯧꯁꯟꯅꯔꯛꯑꯦꯕ ꯑꯗꯨꯏ ꯑꯉꯥꯡꯗꯣ ꯑꯩ ꯌꯣꯛꯆꯔꯒꯦꯅ ꯑꯗꯣ ꯃꯤꯒꯤ ꯃꯃꯥꯗꯨꯅ ꯃꯤꯅ ꯌꯣꯛꯈ꯭ꯔꯕ ꯍꯥꯏꯕꯁꯤꯗꯤ ꯃꯥꯒꯤ ꯍꯛ ꯑꯝꯇ ꯃꯆꯥꯗꯣ ꯂꯩꯔꯔꯣꯏ ꯎꯅꯕ ꯐꯪꯉꯔꯣꯏ ꯃꯔꯤ ꯇꯠꯅꯔꯗꯣꯏꯅꯦꯕ ꯃꯣꯏꯗꯤ ꯀꯅꯥꯏ ꯃꯆꯥꯅꯣ ꯀꯩꯅꯣ ꯍꯥꯏꯕꯁꯦ ꯈꯪꯍꯜꯂꯔꯣꯏꯗꯣꯏꯅꯦꯕ ꯃꯃꯥ ꯃꯄꯥꯗꯨꯒ ꯃꯔꯤ ꯂꯩꯅꯗꯅꯕ ꯑꯗ ꯃꯃꯥꯗꯨꯅꯗꯤ ꯑꯩꯒꯤꯗ ꯂꯩꯔꯗꯤ ꯏꯆꯥꯁꯦ ꯕꯣꯔꯗꯤꯡꯗ ꯊꯝꯃꯦ ꯍꯥꯏꯔꯒ ꯊꯥ ꯑꯃꯒꯤ ꯄꯦꯔꯦꯟꯁ ꯗꯦ ꯇꯥꯕ ꯅꯨꯃꯤꯠꯇ ꯎꯅꯕ ꯂꯥꯛꯇꯣꯏꯅꯤ ꯑꯆꯥꯄꯣꯠ ꯂꯩꯔ ꯊꯤꯜꯂꯛꯇꯣꯏꯅꯤ ꯃꯃꯥ ꯃꯆꯥ ꯃꯔꯤ ꯀꯛꯅꯔꯣꯏꯗꯣꯏꯅꯦꯕ ꯑꯗꯨꯒꯤꯅꯦꯕ ꯑꯩꯒꯤꯗ ꯊꯝꯃꯛꯏꯁꯤꯅꯀꯣ ꯃꯤꯅ ꯍꯦꯛ ꯌꯣꯛꯍꯟꯈꯤꯕꯗꯨꯗꯤ ꯃꯣꯏꯒ ꯃꯔꯤꯗꯣ ꯇꯠꯅꯈ꯭ꯔꯗꯕꯅꯤ나 ꯅꯣꯏꯒꯤ ꯏꯃꯥ ꯕꯕꯥ ꯅꯪꯒꯤ ꯑꯗꯨꯁꯨ ꯍꯣꯠꯅꯧ ꯑꯩꯈꯣꯏꯁꯨ ꯍꯣꯠꯅꯧꯗꯤ ꯀꯅꯥꯝ ꯍꯥꯏꯅꯗꯦꯕ ꯀꯅꯥꯏ ꯃꯆꯥꯅꯣꯗꯣ ꯈꯪꯅꯍꯜꯂꯣꯏꯁꯤ ꯍꯥꯏꯅꯩꯌꯦꯕ ꯂꯣꯏꯅꯃꯛꯁꯦ ꯍꯥꯏꯕꯗꯤ ꯍꯥꯟꯅꯩ ꯃꯃꯥ ꯃꯄꯥꯗꯨꯒ ꯑꯃꯨꯛ ꯃꯔꯤ ꯁꯝꯅꯈ꯭ꯔꯒ ꯃꯣꯏ ꯈꯣꯡꯒꯨꯜ ꯂꯤꯔꯒ ꯆꯠꯈꯤꯗ꯭ꯔꯥ ꯍꯥꯏꯕꯒꯤꯅꯦꯕ ꯃꯣꯏꯅ ꯑꯃꯨꯛ ꯇꯧꯖꯩꯗꯨꯅ ꯃꯣꯏꯕꯨ ꯃꯤꯔꯥꯏꯕꯤꯔꯝꯒꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯑꯗꯨꯅ ꯃꯣꯏꯁꯦ ꯃꯃꯥ ꯃꯄꯥꯅꯤꯅ ꯈꯜꯍꯟꯅꯕꯒꯤꯗꯃꯛ ꯍꯥꯟꯅꯩ ꯃꯃꯥ ꯃꯄꯥꯗꯣ ꯑꯃꯨꯛ ꯃꯔꯤ ꯀꯛꯅꯍꯟꯕꯅꯦꯕ ꯑꯗꯨꯒꯤ ꯋꯥꯅꯦ ꯃꯣꯏꯅꯁꯨ ꯌꯣꯛꯏꯕ ꯃꯤꯅꯁꯨ ꯋꯥꯈꯜ ꯄꯤꯛꯄꯩ ꯅꯠꯇꯦꯕ ꯁꯤꯗꯤ ꯑꯗꯨꯅ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯁꯨꯝꯕ ꯊꯧꯗꯣꯛꯁꯤ ꯂꯦꯞꯄ ꯅꯥꯏꯗꯒꯩ ꯊꯣꯛꯏ ꯑꯗꯒꯤꯗꯤ ꯏꯕꯦꯝ ꯑꯃꯈꯛꯁꯨ ꯃꯥꯗꯣ ꯌꯥꯝ ꯂꯥꯞꯄꯤ ꯃꯥꯏ ꯅꯨꯄꯥꯗꯣ ꯅꯨꯄꯤ ꯄꯪꯀꯣꯏꯗ ꯀꯣꯏꯔꯤꯕ ꯅꯨꯄꯤꯗꯨꯒ ꯑꯗꯨꯝ ꯇꯥꯟꯅꯔ ꯂꯩꯔꯦꯅ ꯃꯥꯁꯨ ꯃꯀꯣꯛꯁꯦ ꯄꯨ ꯉꯝꯗꯗꯅꯅꯦ ꯂꯥꯛꯑꯝꯃꯦ ꯁꯨꯃꯥꯏꯅ ꯃꯥꯏ ꯅꯨꯄꯥꯅ ꯍꯦꯛ ꯅꯨꯄꯤ ꯀꯣꯏꯔ ꯂꯩꯈꯤꯕꯁꯦ ꯑꯗꯨꯒꯤ ꯅꯨꯄꯤꯁꯤꯡꯁꯦ ꯅꯨꯄꯥꯗꯨꯒꯤ ꯅꯨꯄꯤꯁꯤꯡꯁꯦ ꯃꯀꯣꯛꯁꯦ ꯀꯩꯅꯣꯝꯃ ꯂꯣꯏ ꯇꯧꯋꯦꯕ ꯃꯉꯣꯟꯗ ꯍꯥꯏꯕꯗꯤ ꯋꯥꯈꯜ ꯑꯗꯨꯝ ꯈꯟꯕꯒꯤꯅꯦ ꯂꯥꯏꯅꯥꯅꯦꯕ ꯑꯗꯨꯗꯣ ꯌꯥꯝ ꯑꯔꯨꯕ ꯂꯥꯏꯅꯥꯅꯤꯀꯣ ꯑꯩꯁꯦ ꯄꯨꯛ ꯊꯤꯜꯂꯤ ꯀꯣꯛ ꯆꯤꯛꯏ ꯑꯗꯩ ꯑꯩꯁꯦ ꯈꯣꯡꯁꯦ ꯅꯥꯔꯦ ꯀꯤꯗꯅꯤ ꯅꯥꯔꯦ ꯍꯥꯔꯠ ꯅꯥꯔꯦ ꯍꯥꯏꯒꯤꯕ ꯐꯩ ꯂꯥꯏꯌꯦꯡꯉ ꯐꯩ ꯍꯤꯗꯥꯛ ꯒꯨꯂꯤ ꯆꯥꯔꯒ ꯀꯣꯛꯇ ꯋꯥꯟꯁ ꯂꯩꯈꯤꯕ ꯂꯥꯏꯅꯥꯁꯤꯗꯤ ꯇꯨꯝꯕ ꯌꯥꯔꯔꯣꯏ ꯆꯥꯕ ꯌꯥꯔꯔꯣꯏ ꯃꯇꯝ ꯆꯥꯅ ꯇꯨꯝꯗ꯭ꯔꯦ ꯋꯥꯈꯜ ꯑꯗꯨꯝ ꯈꯜ ꯂꯩꯔꯦ ꯑꯗꯩ ꯆꯥꯕ ꯌꯥꯗ꯭ꯔꯦ ꯑꯗꯨꯗꯤ ꯁꯣꯔ ꯐꯨꯡꯒꯠꯂꯅꯤ ꯁꯣꯔ ꯍꯣꯟꯕ ꯋꯥꯔꯛꯑꯅꯤ ꯀꯣꯛ ꯅꯨꯡꯉꯥꯏꯔꯛꯑꯔꯣꯏ ꯑꯗꯩꯗꯤ ꯇꯨꯝꯕ ꯐꯖꯅ ꯌꯥꯗ꯭ꯔꯦ ꯐꯖꯅ ꯆꯥꯗ꯭ꯔꯕꯅꯤꯅ ꯏꯁꯥꯁꯦ ꯃꯁꯥꯅ ꯑꯗꯨꯝ ꯂꯣꯏ ꯁꯣꯟꯊꯔꯛꯑꯅꯤ ꯃꯇꯝ ꯆꯥꯅ ꯍꯧꯒꯠꯄ ꯉꯝꯃꯔꯣই ꯊꯕꯛ ꯏꯟꯈꯥꯡ ꯐꯖꯅ ꯃꯤꯑꯣꯏꯕꯒꯤ ꯇꯧꯕ ꯉꯝꯃꯔꯣꯏ ꯄꯥꯡꯒꯜ ꯌꯥꯎꯔꯛꯑꯔꯣꯏ ꯑꯗꯨꯅ ꯑꯗꯨꯝ ꯀꯣꯛꯇ ꯌꯩꯈ꯭ꯔꯒ ꯑꯗꯨꯝ ꯈꯟꯖꯜꯂꯒ ꯄꯨꯟꯁꯤꯁꯦ ꯀꯣꯟꯅꯈꯤꯗꯣꯏꯅꯤꯀꯣ ꯑꯗꯨꯅꯅꯦ ꯑꯃꯃꯝꯇꯒꯤ ꯑꯣꯏꯅ ꯐꯣꯟ ꯇꯧꯔꯛꯄꯗ ꯑꯃꯃꯝꯇꯒꯤ ꯍꯥꯏꯗ꯭ꯔꯁꯨꯅꯦ ꯑꯩ ꯅꯨꯄꯥꯅ ꯅꯨꯄꯤ ꯀꯣꯏꯔꯦ ꯍꯥꯏꯕꯁꯦ ꯁꯤꯒꯤ ꯅꯨꯄꯤꯁꯤꯡꯁꯦ ꯋꯥꯈꯜꯁꯤꯗꯅꯦ ꯀꯔꯤꯝ ꯈꯟꯖꯟꯗꯕ ꯗꯔꯀꯥꯔ ꯇꯥꯗꯦꯍꯦ ꯀꯣꯏꯅꯤꯡ ꯀꯣꯏꯖꯅꯨ ꯑꯉꯥꯎꯕ ꯃꯤꯅ ꯉꯥꯎꯔꯣ ꯂꯝꯆꯠ ꯅꯥꯏꯗꯕ ꯃꯤꯅ ꯅꯥꯏꯗ꯭ꯔꯣ ꯑꯐꯕ ꯑꯩꯅ ꯏꯆꯥ ꯌꯣꯛꯀꯅꯤ ꯍꯥꯏꯔꯒꯅꯦ ꯃꯨꯛꯈꯥꯏꯔ ꯂꯩꯕ ꯀꯣꯏꯅꯈ꯭ꯔꯕ ꯎꯅꯕ ꯆꯠꯈ꯭ꯔꯕ ꯐꯣꯟ ꯇꯧꯅꯈ꯭ꯔꯕ ꯑꯅꯅꯦ ꯁꯨꯃꯥꯏꯅ ꯁꯨꯝ ꯊꯤꯒꯠꯂ ꯂꯩꯗꯤ ꯅꯁꯥ ꯑꯣꯏꯅ ꯉꯥꯎꯔꯛꯑꯅꯦꯕ ꯑꯗꯩ ꯅꯨꯄꯥꯁꯤꯅ ꯈꯤꯇꯪꯈꯛ ꯇꯧꯕꯗꯅꯦ ꯅꯨꯄꯤꯁꯤꯅ ꯍꯦꯟꯖꯟꯅ ꯊꯤꯒꯠꯂꯒ ꯃꯁꯤꯗꯅꯦ ꯈꯟꯅꯕ ꯍꯧꯔꯒ ꯑꯩꯈꯣꯏꯒꯤ ꯇꯦꯟꯁꯟ ꯀꯥꯟꯅꯔꯒ ꯆꯥꯎꯊꯣꯛꯄ ꯃꯁꯥꯁꯨ ꯋꯥꯍꯟꯕ ꯁꯤꯁꯨ ꯃꯌꯥꯝ ꯂꯩꯌꯦꯕ ꯗꯔꯀꯥꯔ ꯇꯥꯗꯦ ꯀꯣꯏꯒꯦꯔꯥ ꯈꯣꯠꯀꯦꯔꯥ ꯅꯣꯏ ꯊꯣꯛꯄ ꯗꯔꯀꯥꯔ ꯇꯥꯗꯦ ꯑꯗꯣ ꯑꯩ ꯏꯁꯥꯗꯤ ꯁꯦꯡꯅ ꯂꯩꯅꯤ ꯃꯤ ꯅꯨꯄꯥꯅ ꯁꯥꯟꯅꯄꯣꯠ ꯑꯣꯏꯍꯜꯂꯣꯏ ꯑꯗꯣ ꯅꯣꯏꯗꯤ ꯑꯩꯈꯣꯏ ꯅꯨꯄꯥ ꯁꯥꯟꯅꯄꯣꯠꯅꯤ ꯅꯣꯏꯗꯤ ꯅꯨꯄꯥ ꯀꯣꯏꯔꯤꯕ ꯅꯨꯄꯤ ꯅꯣꯏꯗꯤ ꯑꯩꯈꯣꯏ ꯅꯨꯄꯥ ꯁꯥꯟꯅꯄꯣꯠꯅꯤ ꯁꯥꯟꯅꯅꯤꯡ ꯃꯑꯣꯡꯗ ꯅꯁꯥꯗꯣ ꯑꯩ ꯅꯨꯄꯥꯅ ꯁꯥꯟꯅꯔ ꯍꯨꯟꯗꯣꯛꯑꯝꯗꯣꯏꯅꯤ ꯑꯩꯗꯤ ꯌꯨꯝꯁꯤꯗ ꯔꯥꯅꯤ ꯑꯣꯏ ꯂꯩꯔꯤ ꯑꯩꯈꯣꯏ ꯏꯁꯥꯁꯤꯗꯤ ꯁꯥꯟꯅꯍꯜꯂꯣꯏꯌꯦ ꯅꯨꯄꯥ ꯑꯝꯇꯅ ꯗꯔꯀꯥꯔ ꯑꯣꯏꯗꯦ ꯀꯣꯏꯒꯦꯔꯥ ꯈꯣꯠꯀꯦꯔꯥ ꯑꯣꯛꯇꯕ ꯑꯣꯛꯇꯕꯤ ꯅꯣꯏꯒꯤ ꯂꯝꯆꯠꯄꯨ ꯑꯩ ꯏꯆꯥ ꯌꯣꯛꯀꯦꯅ ꯍꯥꯏꯔꯒꯅꯦ ꯍꯦꯛꯇ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯊꯕꯛ ꯏꯆꯥꯒꯤ ꯀꯩꯒꯤ ꯇꯧꯔꯒ ꯏꯁꯥꯁꯦ ꯏꯊꯧ ꯆꯤꯜꯍꯟꯕ ꯄꯩꯁꯥ ꯊꯣꯛꯅꯕ ꯍꯣꯠꯅꯕ ꯑꯗꯨꯗꯣ ꯑꯣꯏꯅ ꯂꯥꯏꯐꯁꯦ ꯆꯦꯂꯦꯟꯖ ꯇꯧꯈꯤꯕ ꯐꯩꯌꯦꯕ ꯁꯨꯃꯥꯏꯅ ꯅꯨꯄꯤ ꯀꯣꯏꯈ꯭ꯔꯦ ꯑꯗꯨ ꯇꯧꯈ꯭ꯔꯦ ꯏꯁꯥ ꯅꯥꯍꯜꯂꯦ ꯑꯗꯨ ꯀꯩ ꯀꯥꯟꯅꯒꯦꯕ ꯑꯗꯨꯅ ꯈꯤꯇꯪ ꯋꯥꯈꯜ ꯆꯥꯎꯊꯣꯛꯄꯤꯌꯨ ꯊꯧꯅꯥ ꯂꯩꯊꯣꯛꯄꯤꯌꯨ ꯃꯤꯔꯛ ꯇꯤꯟꯕꯤꯌꯨ ꯈꯟꯈꯤꯕꯗꯨꯗ ꯑꯗꯨꯝ ꯑꯩ ꯅꯨꯄꯥꯅ ꯀꯩ ꯍꯥꯏꯈ꯭ꯔꯦ ꯔꯦꯀꯣꯔꯗꯤꯡ ꯌꯥꯎꯕ꯭ꯔꯥ ꯑꯗꯩ SMS ꯌꯥꯎꯕ꯭ꯔꯥ ꯃꯦꯁꯦꯁ ꯊꯥꯅꯕꯒꯤ ꯑꯗꯩ ꯀꯔꯥꯏꯗ ꯆꯠꯂꯒ ꯀꯔꯤ ꯈꯨꯠꯂꯥꯏ ꯂꯩ ꯃꯣꯏꯅꯤꯅ ꯋꯥꯔꯤ ꯁꯥꯟꯅꯈꯤꯕꯁꯦ ꯇꯥ ꯌꯥꯕ ꯃꯣꯏꯅꯤꯅ ꯃꯦꯁꯦꯁ ꯊꯥꯅꯈꯤꯕꯁꯦ ꯇꯥ ꯌꯥꯕ ꯀꯩ ꯂꯩꯅ ꯊꯤꯀꯠꯇꯅ ꯍꯦꯛꯇ ꯁꯤꯗꯩꯗ ꯑꯣꯏꯅ ꯄꯨꯔꯥ ꯑꯆꯧꯕ ꯗꯤꯇꯦꯛꯇꯤꯞ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯃꯤꯍꯥꯠ ꯃꯤꯄꯨꯟꯗꯒ ꯊꯤꯒꯠꯄꯒꯤ ꯀꯩꯅꯣꯒꯤ ꯇꯥꯏꯞꯇꯒ ꯊꯤꯒꯠꯂ ꯑꯗꯨꯝ ꯂꯩꯔ ꯃꯁꯥꯁꯦ ꯉꯥꯎꯍꯟꯖꯩꯕ ꯇꯧꯔꯅꯨ ꯀꯥꯟꯅꯕ ꯅꯠꯇꯦ ꯑꯉꯥꯎꯕꯤ ꯃꯣꯏꯒꯤꯗꯃꯛꯇ ꯀꯩꯗꯧꯕꯩ ꯊꯤꯒꯠꯇꯣꯏꯅꯣ ꯑꯗꯨꯒꯤꯗꯃꯛꯇ ꯅꯆꯥꯒꯤ ꯑꯃ ꯍꯤꯡꯉꯨ
ꯅꯆꯥꯒꯤꯗꯃꯛ ꯍꯤꯡꯉꯨ ꯁꯤꯕꯨ ꯐꯣꯟ ꯇꯧꯔꯛꯄ ꯃꯤ ꯈꯨꯗꯤꯡꯒꯤ ꯑꯩꯅ ꯁꯤ ꯂꯣꯏ ꯍꯥꯏ ꯉꯝꯕ꯭ꯔꯕ ꯑꯄꯨꯟꯕꯩ ꯑꯣꯏꯅ ꯍꯥꯏꯔꯤꯁꯤꯅꯦꯕ ꯋꯥꯔꯤꯗꯨꯗꯤ ꯆꯞ ꯃꯥꯟꯅꯁꯜꯂꯦ ꯑꯩ ꯅꯨꯄꯥꯗꯣ ꯅꯨꯄꯤ ꯀꯣꯏꯔꯦ ꯎꯟꯅꯔꯦ ꯑꯗꯨ ꯍꯥꯏꯅꯔꯦ ꯅꯨꯄꯤꯗꯨꯒ ꯑꯩꯒ ꯈꯠꯅꯔꯦ ꯑꯩꯗꯤ ꯑꯗꯨꯗꯤ ꯆꯞ ꯃꯥꯟꯅꯅ ꯍꯥꯏꯔꯦꯕ ꯑꯩ ꯑꯄꯨꯟꯕ ꯑꯣꯏꯅ ꯍꯥꯏꯗꯣ ꯑꯗꯨ ꯇꯧꯔꯅꯣꯅ ꯑꯗꯨꯃꯥꯏꯅ ꯇꯧꯃꯤꯟꯅꯁꯤ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯃꯇꯝꯁꯤꯁꯨ ꯌꯥꯝ ꯐꯠꯆꯜꯂꯛꯇꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯏꯁꯥꯒꯤ ꯀꯩꯅꯣꯁꯦ ꯊꯧꯗꯣꯛ ꯊꯣꯛꯇꯅꯕ ꯑꯩꯈꯣꯏꯁꯦ ꯍꯣꯠꯅꯃꯤꯟꯅꯁꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯑꯩꯅ ꯍꯦꯜꯄꯔꯒꯤ ꯂꯥꯎꯊꯣꯛꯆꯕꯁꯦ ꯍꯦꯜꯄꯔ ꯑꯣꯏꯒꯦꯅ ꯂꯥꯛꯄꯗꯤ ꯃꯁꯤꯡꯁꯤ ꯌꯥꯝꯗꯦ ꯑꯗꯨꯒ ꯍꯦꯜꯄꯔ ꯂꯧꯕꯒꯤꯗꯤ ꯃꯄꯥꯟ ꯂꯝꯗ ꯀꯩꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯃꯦ ꯍꯦꯜꯄꯔ ꯄꯤꯌꯣ ꯍꯥꯏꯕꯁꯦ ꯄꯤꯕ ꯉꯝꯗꯦ ꯒꯨꯔꯒꯥꯎꯟꯒꯤ ꯑꯗꯒꯤ ꯗꯦꯜꯂꯤꯒꯤ ꯄꯟꯖꯥꯕꯀꯤ ꯑꯁ ꯌꯥꯝ ꯂꯩꯌꯦ ꯂꯝ ꯀꯩꯅꯣ ꯌꯥꯝ ꯂꯩ ꯏꯝꯐꯥꯜ ꯑꯦꯔꯤꯌꯥꯒꯤ ꯀꯩꯒꯤ ꯑꯗꯣ ꯑꯗꯨꯝ ꯊꯕꯛ ꯃꯄꯥꯟꯗ ꯑꯗꯩ ꯏꯝꯐꯥꯜ ꯑꯦꯔꯤꯌꯥꯗ ꯃꯅꯤꯄꯨꯔ ꯃꯅꯨꯡꯗ ꯁꯨꯃꯥꯏꯅ ꯍꯥꯎꯁ ꯀꯤꯞꯄꯤꯡ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯊꯕꯛꯀꯤ ꯑꯉꯥꯡꯒꯤ ꯆꯠꯄꯤꯅꯤꯡꯕꯁꯤꯡ ꯁꯦꯜ ꯊꯣꯛꯇꯕꯁꯤꯡ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯎ ꯈꯨꯗꯛꯇ ꯁꯤꯟꯖꯒꯦ ꯐꯅꯌꯥꯝꯁꯨ ꯁꯤꯟꯈ꯭ꯔꯦ ꯑꯗꯨꯒ ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯁꯤꯡꯖꯃꯩ ꯃꯌꯦꯡꯕꯝ ꯂꯩꯀꯥꯏꯒꯤ ꯍꯤꯡꯈꯣꯜ ꯑꯃ ꯌꯨꯝ ꯌꯥꯎꯕ ꯑꯄꯤꯛꯄ ꯍꯤꯡꯒꯣꯜꯅꯤ ꯌꯨꯝ ꯌꯥꯎꯕ ꯌꯨꯝ ꯕꯤꯜꯗꯤꯡ ꯃꯆꯥ ꯑꯃꯈꯛꯇꯅꯤ ꯌꯥꯎꯔꯤꯁꯦ ꯃꯊꯛ ꯃꯈꯥ ꯑꯗꯨꯁꯨ ꯐꯣꯟ ꯇꯧꯕꯤꯔꯛꯎ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯑꯗꯨꯝ ꯃꯣꯏꯒꯤ ꯅꯝꯕꯔꯗꯣ ꯄꯤꯖꯔꯛꯀꯦ ꯏꯁꯥ ꯃꯁꯥ ꯑꯗꯨꯝ ꯐꯥꯎꯅꯕꯤꯌꯨ ꯃꯣꯏꯁꯨ ꯑꯆꯤꯟꯕꯒꯤ ꯑꯊꯨꯕꯒꯤ ꯌꯣꯟꯖꯕꯅꯤ ꯁꯤꯝꯇꯪꯁꯨ ꯍꯥꯏꯖꯒꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯑꯗꯨꯝ ꯌꯥꯏꯔꯤꯄꯣꯛꯀꯤꯁꯨ IS ꯕꯣꯔꯗꯤꯡꯁꯦ ꯌꯥꯏꯔꯤꯄꯣꯛ ꯃꯥꯏꯀꯩꯗ ꯂꯩꯔꯤꯕ ꯄꯦꯔꯦꯟꯁꯁꯤꯡꯅ IS ꯕꯣꯔꯗꯤꯡꯁꯤ ꯑꯩꯈꯣꯏ ꯀ꯭ꯂꯥꯁ 3ꯗꯒꯤꯅ 7 ꯐꯥꯎꯒꯤ ꯏꯆꯥꯁꯤꯡ ꯃꯈꯣꯡ ꯁꯦꯡꯅ ꯁꯦꯝꯅꯤꯡꯕꯁꯤꯡ ꯍꯥꯏꯗꯤ ꯑꯉꯥꯡ ꯑꯣꯏꯅ ꯃꯈꯣꯡ ꯁꯦꯡꯅ ꯁꯦꯝꯕꯅ ꯐꯩ ꯑꯗꯣ ꯑꯗꯨꯝ ꯊꯥꯖꯟꯕꯤꯔꯛꯎ ꯃꯔꯨꯑꯣꯏꯅ ꯁꯦꯀ꯭ꯔꯦꯠ ꯍꯥꯔꯠ ꯃꯦꯃꯣꯔꯤꯌꯦꯜ ꯑꯗ ꯀꯦꯔꯤꯌꯔ ꯀꯩꯗ ꯇꯝꯕ ꯌꯥꯏꯔꯤꯄꯣꯛꯀꯤ ꯑꯉꯥꯡꯁꯤꯡ ꯑꯗꯨꯝ ꯊꯥꯖꯟꯕꯤꯔꯛꯎ ꯃꯈꯣꯡ ꯁꯦꯡꯅ ꯍꯣꯠꯅꯖꯒꯦ ꯑꯗꯨꯒ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯀꯣꯡꯕꯒꯤ IS ꯕꯣꯔꯗꯤꯡ ꯌꯥꯝ ꯅꯤꯡꯊꯤꯅ ꯐꯖꯅ ꯃꯥꯏ ꯄꯥꯛꯅ ꯁ꯭ꯀꯨꯜ ꯀꯌꯥꯒꯤ ꯅꯨꯄꯤ ꯃꯆꯥꯁꯤꯡ ꯐꯖꯅ ꯇꯧꯔꯤ ꯑꯗꯣ ꯑꯗꯨꯝ ꯍꯧꯖꯤꯛꯇꯤ ꯁ꯭ꯀꯨꯜ ꯍꯣꯡꯒꯗꯕꯗꯤ ꯃꯇꯝ ꯂꯣꯏꯈ꯭ꯔꯦ ꯑꯦꯗꯃꯤꯁꯟ ꯂꯣꯏꯅꯈ꯭ꯔꯦ ꯑꯗꯨꯅ ꯏꯝꯐꯥꯜ ꯑꯦꯔꯤꯌꯥꯗ ꯇꯝꯕ ꯁ꯭ꯀꯨꯜꯗꯤ ꯍꯣꯡꯉꯣꯏꯗꯕ ꯁ꯭ꯀꯨꯜꯗꯨꯗ ꯑꯗꯨꯝ ꯇꯝꯒꯗꯕ ꯑꯩꯈꯣꯏꯒꯤ ꯕꯣꯔꯗꯤꯡꯗꯒꯤ ꯆꯠꯄ ꯌꯥꯕ ꯑꯗꯨꯝ ꯀꯩꯅꯣꯁꯤꯡ ꯏꯝꯐꯥꯜ ꯑꯦꯔꯤꯌꯥꯗ ꯇꯝꯕ ꯁꯤꯡ ꯑꯗꯨꯝ ꯕꯣꯔꯗꯤꯡꯗ ꯂꯩꯍꯟꯒꯦ ꯍꯥꯏꯕ ꯍꯧꯖꯤꯛ ꯑꯗꯨꯝ ꯌꯥꯔꯤ ꯑꯗꯨꯃꯁꯨ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯋꯥꯡꯈꯩ ꯀꯣꯡꯕ ꯅꯍꯥꯔꯨ ꯄꯥꯡꯒꯣꯡꯒꯤ ꯑꯩꯈꯣꯏ ꯗꯦ ꯕꯣꯔꯗꯤꯡ ꯑꯣꯏꯅ ꯊꯤꯜꯂꯛꯑꯒ ꯑꯌꯨꯛ ꯊꯤꯜꯂꯒ ꯅꯨꯡꯗꯥꯡ ꯂꯧꯕ ꯑꯗꯨꯁꯨ ꯑꯗꯨꯝ ꯀ꯭ꯂꯥꯁ 1 to 8ꯁꯦ ꯑꯗꯨꯝ ꯌꯥꯏ ꯁꯨꯃꯥꯏꯅ ꯁꯤꯝꯇꯪꯁꯨ ꯑꯩ ꯍꯥꯏꯖꯒꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯒ꯭ꯔꯨꯞ ꯋꯥꯆꯞ ꯒ꯭ꯔꯨꯞ ꯑꯩꯈꯣꯏꯒꯤ ꯂꯩꯁꯥꯕꯤꯁꯤꯡꯒꯤ ꯒ꯭ꯔꯨꯞ ꯌꯥꯝ ꯅꯨꯡꯉꯥꯏꯔꯤ ꯃꯣꯏꯈꯩ ꯑꯁꯦꯡꯕ ꯂꯩꯁꯥꯕꯤ ꯃꯌꯥꯝ ꯍꯧꯖꯤꯛ ꯄꯨꯟꯈ꯭ꯔꯦ ꯑꯗꯨꯒ ꯀꯪꯂꯥꯒꯤ ꯅꯣꯡꯄꯣꯛ ꯇꯣꯔꯕꯥꯟ ꯍꯥꯏꯕ꯭ꯔꯥ ꯑꯗ ꯎꯅꯗꯅ ꯃꯣꯏꯈꯩ ꯁꯤꯡꯖꯨ ꯕꯣꯔꯥ ꯆꯥꯃꯤꯟꯅꯗꯅ ꯃꯣꯏ ꯁꯛꯈꯪ ꯃꯥꯏꯈꯪꯅꯈ꯭ꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯩꯈꯣꯏꯒꯤ ꯑꯁꯦꯡꯕ ꯂꯩꯁꯥꯕꯤꯁꯤꯡꯒꯤ ꯒ꯭ꯔꯨꯞ ꯑꯗꯣ ꯑꯅꯧꯕ ꯍꯧꯖꯤꯛ ꯂꯦꯞꯇꯦ ꯍꯥꯞꯄꯤꯌꯣꯅ ꯅꯝꯕꯔ ꯃꯌꯥꯝ ꯊꯥꯔꯛꯑꯦ ꯑꯩꯉꯣꯟꯗ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯊꯥꯕꯤꯔꯛꯎ ꯑꯩꯉꯣꯟꯗ ꯑꯗꯨ ꯀꯩꯅꯣꯁꯦ ꯑꯗꯩ ꯃꯧꯁꯤꯡꯒꯤ ꯒ꯭ꯔꯨꯞ ꯃꯥꯏ ꯅꯨꯄꯥꯅ ꯅꯨꯄꯤ ꯀꯣꯏꯕꯒꯤ ꯀꯣꯛꯄꯨ ꯉꯝꯗ꯭ꯔꯕꯀꯣ ꯑꯗꯨꯝꯕꯁꯤꯡꯒꯤ ꯒ꯭ꯔꯨꯞꯁꯨ ꯃꯌꯥꯝ ꯊꯥꯔꯛꯏ ꯑꯗꯩ ꯅꯨꯄꯥꯒꯤ ꯁꯛꯂꯣꯟꯗ ꯍꯥꯏꯕꯒꯤꯁꯨ ꯊꯥꯔꯛꯏ ꯑꯗꯨꯒ ꯑꯅꯤ ꯑꯃꯈꯛꯁꯨ ꯑꯃꯨꯛ ꯒ꯭ꯔꯨꯞ ꯍꯥꯡꯗꯣꯛꯇ ꯌꯥꯗ꯭ꯔꯦ ꯁꯤꯁꯨ ꯃꯣꯏ ꯃꯁꯥꯅ ꯍꯥꯏꯔꯛꯄꯅꯦꯕ ꯏꯆꯦꯃ ꯑꯩꯈꯣꯏ ꯂꯨꯈꯥ ꯑꯣꯏꯍꯧꯕ ꯉꯟꯅ ꯂꯨꯈꯥ ꯑꯣꯏꯍꯧꯕꯁꯤꯡꯁꯦ ꯁꯤꯒꯤ ꯒ꯭ꯔꯨꯞ ꯑꯝꯇꯒ ꯁꯦꯝꯕꯤꯌꯣ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯣꯏꯅꯖꯒꯦ ꯒ꯭ꯔꯨꯞꯇꯨꯗ ꯍꯥꯏꯌꯦꯕꯀꯣ ꯑꯗꯣ ꯁꯤꯃꯁꯨ ꯍꯥꯡꯗꯣꯛꯆꯔꯒꯦ ꯒ꯭ꯔꯨꯞ ꯁꯦꯝꯖꯔꯒꯦ ꯑꯗꯨꯒ ꯂꯨꯈ꯭ꯔꯥꯁꯤꯡꯒꯤ ꯒ꯭ꯔꯨꯞ ꯑꯅꯀꯣ ꯑꯗꯨꯗꯁꯨ ꯃꯄꯨꯔꯣꯏꯕ ꯂꯩꯈꯤꯗ꯭ꯔꯕꯁꯤꯡꯒꯤ ꯒ꯭ꯔꯨꯞ ꯑꯅ ꯍꯥꯏꯖꯒꯦ ꯂꯨꯈ꯭ꯔꯥ ꯍꯥꯏꯕꯁꯤ ꯌꯥꯝ ꯋꯥꯍꯩꯁꯦ ꯀꯜꯂꯦꯕ ꯑꯗꯣ ꯑꯗꯨꯒꯤꯁꯨ ꯑꯩꯈꯣꯏ ꯃꯄꯨꯔꯣꯏꯕ ꯂꯩꯈꯤꯗꯕꯁꯤꯡꯒꯤ ꯒ꯭ꯔꯨꯞꯇ ꯍꯥꯞꯄꯤꯌꯨ ꯑꯅ ꯃꯄꯨꯔꯣꯏꯕ ꯂꯩꯈꯤꯗꯕꯁꯤꯡꯅ ꯊꯥꯕꯤꯔꯛꯑꯣ ꯅꯣꯏ ꯃꯁꯦꯟ ꯃꯅꯤꯄꯨꯔꯁꯤꯗ ꯂꯩꯔꯤꯕ ꯅꯍꯥ ꯑꯣꯏꯅ ꯏꯄꯨꯔꯣꯏꯕ ꯂꯩꯈꯤꯗꯕꯁꯤꯡ ꯏꯆꯥ ꯌꯣꯛ ꯐꯖꯅ ꯂꯩꯔꯤꯕ ꯅꯈꯣꯏꯁꯤꯡ ꯇꯥꯟꯅꯔꯒ ꯍꯤꯡꯃꯤꯟꯅꯔꯣ ꯑꯗꯩ ꯑꯃꯨꯛ ꯀꯩꯅꯣꯁꯤꯡ ꯑꯃꯅ ꯁꯨꯃꯥꯏꯅ ꯍꯥꯏꯌꯦ ꯈꯥꯏꯅꯔꯒ ꯂꯩꯕ ꯃꯧꯁꯤꯡ ꯈꯇꯪꯒꯤ ꯑꯣꯏꯕ ꯒ꯭ꯔꯨꯞ ꯑꯩꯈꯣꯏꯅ ꯍꯥꯟꯅ ꯁꯦꯝꯃꯤꯗꯨꯅ ꯃꯄꯨꯔꯣꯏꯕꯅ ꯅꯨꯄꯤ ꯀꯣꯏꯔꯒ ꯇꯦꯟꯁꯟ ꯂꯩꯕꯁꯤꯡꯒꯤ ꯒ꯭ꯔꯨꯞꯅꯦꯕ ꯍꯧꯖꯤꯛꯀꯤꯁꯤꯅ ꯈꯥꯏꯅꯔꯒ ꯂꯩꯕ ꯒ꯭ꯔꯨꯞ ꯁꯤꯃꯇꯪꯒ ꯈꯥꯏꯅꯕ ꯉꯥꯛꯇꯒꯤ ꯑꯃ ꯁꯦꯝꯖꯔꯒꯦ ꯅꯍꯥꯁꯤꯡꯒꯤꯀꯣ ꯅꯣꯏ ꯃꯁꯦꯟ ꯐꯖꯅ ꯃꯤꯒꯤ ꯅꯨꯄꯤ ꯂꯩꯕ ꯅꯨꯄꯥ ꯀꯣꯏꯗꯅ ꯅꯆꯥ ꯌꯣꯛꯑꯒ ꯅꯨꯄꯥ ꯍꯥꯏꯕ ꯖꯥꯠꯁꯦ ꯍꯟꯅ ꯌꯦꯡꯗꯅ ꯅꯣꯏ ꯃꯁꯦꯟ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯑꯃꯅ ꯑꯃꯒꯤ ꯃꯇꯦꯡ ꯄꯥꯡꯅꯔꯒ ꯑꯩ ꯏꯆا ꯅꯥꯔꯦ ꯅꯪ ꯑꯝꯇ ꯂꯥꯛꯎꯕ ꯍꯥꯏꯅ ꯅꯣꯏ ꯃꯁꯦꯟ ꯍꯪꯅꯔꯣ ꯇꯣꯝꯕꯗ ꯕꯁꯟꯇꯗ ꯆꯥꯎꯕꯗ ꯍꯪꯉꯨꯔꯅꯨ ꯊꯥꯕꯜꯂꯩꯗ ꯑꯉꯧꯕꯤꯗ ꯍꯪꯅꯔꯣ ꯅꯨꯄꯤ ꯃꯁꯦꯟ ꯇꯤꯟꯅꯕꯅ ꯈ꯭ꯋꯥꯏꯗꯒꯤ ꯂꯥꯁꯇꯤꯡ ꯑꯣꯏ ꯍꯥꯏꯇꯥꯔꯦ ꯑꯍꯤꯡꯕ ꯋꯥꯔꯤ ꯁꯥꯟꯅꯁꯨ ꯌꯥꯏ ꯆꯠꯃꯤꯟꯅꯔꯁꯨ ꯌꯥꯏ ꯑꯍꯤꯡ ꯂꯦꯛꯃꯤꯟꯅꯔꯁꯨ ꯌꯥꯏ ꯀꯧꯔꯒ ꯗꯥꯛꯇꯔꯗ ꯃꯇꯦꯡ ꯄꯥꯡꯍꯜꯂꯁꯨ ꯌꯥꯏ ꯑꯗꯩ ꯑꯩ ꯒꯥꯔꯤꯁꯦ ꯌꯥꯗ꯭ꯔꯦ ꯆꯥꯎꯕꯤ ꯅꯪ ꯑꯝꯇ ꯊꯧꯔꯛꯑꯣꯅ ꯇꯣꯡꯉꯨꯔꯁꯨ ꯌꯥꯏ ꯇꯣꯝꯕꯩꯗ ꯇꯣꯡꯉꯨꯔꯗꯤ ꯕꯗꯅꯥꯝ ꯆꯥꯅꯤ ꯇꯣꯝꯕꯗꯣ ꯏꯆꯥ ꯅꯥꯔꯦ ꯇꯣꯝꯕ ꯅꯪ ꯑꯝꯇ ꯂꯥꯛꯑꯣꯅ ꯀꯧꯔꯨꯔꯗꯤ ꯕꯗꯅꯥꯝ ꯆꯥꯅꯤ ꯑꯗꯨꯅ ꯅꯨꯄꯤ ꯃꯁꯦꯟ ꯇꯤꯟꯅꯁꯤ ꯑꯗꯣ ꯌꯥꯝꯁꯨ ꯅꯨꯡꯉꯥꯏ ꯅꯨꯄꯤ ꯃꯁꯦꯟ ꯇꯤꯟꯅꯕꯁꯦ ꯑꯩꯈꯣꯏꯒꯤ ꯅꯨꯄꯥ ꯃꯁꯦꯟꯁꯨ ꯅꯨꯄꯥ ꯉꯥꯛꯇ ꯀꯩ ꯍꯥꯏꯇꯥꯔꯦ ꯃꯣꯏꯈꯩ ꯆꯥꯛꯀ ꯆꯥꯅꯔꯒ ꯌꯨꯒ ꯊꯛꯑ ꯃꯥꯔꯤꯗꯅ ꯉꯥꯎꯗꯅ ꯃꯣꯏꯈꯩ ꯄꯨꯟꯕꯗꯣ ꯅꯨꯡꯉꯥꯏꯗꯅ ꯑꯗꯨꯃꯥꯏꯅ ꯅꯨꯡꯉꯥꯏ ꯂꯩꯔꯝꯃꯦ ꯑꯩꯈꯣꯏ ꯅꯨꯄꯤ ꯃꯁꯦꯟ ꯄꯨꯟꯕꯁꯦ ꯑꯩꯈꯣꯏꯗꯤ ꯉꯥꯡꯈꯩ ꯑꯗꯨꯃꯥꯏꯅ ꯅꯨꯄꯤ ꯃꯁꯦꯟ ꯌꯨ ꯊꯛꯃꯤꯟꯅꯗꯕꯅꯤꯅ ꯄꯥꯔꯇꯤ ꯇꯧꯃꯤꯟꯅꯗꯕꯅꯤꯅ ꯈꯪꯗꯦꯕꯀꯣ
ꯍꯟꯗꯛ ꯑꯩꯈꯣꯏ ꯅꯨꯄꯤ ꯃꯁꯦꯟ ꯉꯥꯛꯇ ꯄꯨꯜꯂꯨꯕꯁꯤꯗ ꯑꯩꯈꯣꯏꯗꯤ ꯅꯨꯄꯥꯒꯁꯦ ꯑꯝꯇ ꯎꯈꯤꯗ꯭ꯔꯦ ꯅꯨꯠꯁꯤꯗ ꯑꯩꯈꯣꯏ ꯅꯨꯄꯤ ꯉꯥꯛꯇ ꯎꯈ꯭ꯔꯦ ꯑꯗꯨꯃꯥꯏꯅ ꯒ꯭ꯔꯨꯞ ꯑꯅꯤꯗꯨꯃꯁꯨ ꯍꯥꯞꯆꯤꯟꯖꯔꯒꯦ ꯑꯗꯣ ꯏꯁꯥꯅ ꯌꯥꯎꯕꯤꯅꯤꯡꯕ ꯒ꯭ꯔꯨꯞꯁꯤꯡꯗꯨꯗ ꯂꯩꯁꯥꯕꯤꯁꯤꯡꯒꯤ ꯒ꯭ꯔꯨꯞꯇ ꯑꯗꯩ ꯑꯩ ꯅꯨꯄꯥꯅ ꯅꯨꯄꯤ ꯀꯣꯏꯕꯒꯤ ꯒ꯭ꯔꯨꯞꯇ ꯑꯗꯩ ꯃꯄꯨꯔꯣꯏꯕ ꯂꯩꯈꯤꯗꯕꯒꯤ ꯒ꯭ꯔꯨꯞꯇ ꯅꯨꯄꯥꯒꯤ ꯁꯛꯂꯣꯟꯒꯤ ꯒ꯭ꯔꯨꯞꯇ ꯑꯗꯩ ꯈꯥꯏꯅꯔꯒ ꯂꯩꯕꯁꯤꯡꯒꯤ ꯒ꯭ꯔꯨꯞꯇ ꯍꯥꯞꯄꯤꯌꯣꯅ ꯊꯥꯕꯤꯔꯛꯑꯣ ꯑꯩꯒꯤ ꯅꯝꯕꯔꯗꯨꯗ ꯑꯗꯨꯝ ꯍꯥꯞꯆꯤꯟꯖꯔꯛꯑꯒꯦ ꯑꯩꯅ ꯑꯃꯨꯛ ꯑꯗꯨ ꯄꯥꯔ ꯇꯛ ꯅꯣꯡꯃꯒꯤ ꯅꯨꯡꯗꯥꯡ ꯇꯨꯝꯃꯝꯗꯥꯏꯁꯦ ꯁ꯭ꯀ꯭ꯔꯤꯟ ꯁꯣꯠ ꯇꯛ ꯂꯧꯔꯒ ꯑꯦꯗ ꯇꯧꯕ ꯑꯩꯈꯣꯏꯒꯤ ꯄꯥꯏꯔꯤꯕ ꯒ꯭ꯔꯨꯞꯀꯤ ꯑꯉꯥꯡꯈꯩꯗꯨꯗ ꯑꯃꯨꯛ ꯊꯥꯔꯒ ꯃꯣꯏꯅ ꯑꯃꯨꯛ ꯍꯥꯞꯀꯠꯄ ꯑꯁ ꯑꯋꯥꯕꯝꯅꯤ ꯑꯩꯈꯣꯏꯁꯨ 24 ꯑꯋꯥꯔꯁꯦ ꯈꯪꯗꯦ ꯉꯥꯏꯍꯥꯛ ꯇꯨꯝꯕ ꯅꯠꯇꯅ ꯏꯁꯥꯒꯤ ꯑꯣꯏꯕ ꯐꯪꯖꯗ꯭ꯔꯦ ꯑꯩ ꯍꯧꯖꯤꯛꯁꯦ ꯏꯁꯥꯒꯤ ꯃꯇꯝ ꯑꯩꯒꯤ ꯐꯦꯃꯤꯂꯤꯒꯤ ꯇꯥꯏꯝ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯌꯥꯝ ꯁꯥꯊꯤꯅ ꯑꯩꯁꯨ ꯋꯥꯅ ꯍꯣꯠꯅꯔꯦ ꯑꯗꯣ ꯑꯩꯒꯤ ꯄꯥꯡꯒꯜꯁꯤꯅ ꯈꯔ ꯌꯥꯎꯔꯤꯉꯩ ꯅꯥꯗ꯭ꯔꯤꯉꯩ ꯌꯦꯛꯇ꯭ꯔꯤꯉꯩ ꯑꯍꯜ ꯑꯣꯏꯗ꯭ꯔꯤꯉꯩ ꯀꯣ ꯑꯩꯁꯨ ꯑꯉꯝꯕꯗꯤ ꯍꯣꯠꯅꯔꯝꯒꯦꯅ ꯑꯗꯨꯝ ꯂꯦꯞꯆꯔꯦ ꯍꯥꯏꯕꯗꯤ ꯃꯌꯥꯝꯅꯁꯨ ꯆꯣꯡꯊꯣꯛꯄꯤꯔꯛꯑꯒ ꯑꯁꯨꯛ ꯐꯖꯕ ꯄ꯭ꯂꯦꯠꯐꯣꯝ ꯑꯃ ꯂꯩꯔꯕꯅꯤꯅ ꯑꯗꯨꯝ ꯑꯩꯅ ꯃꯤꯒꯤ ꯈꯤꯇꯪ ꯀꯩꯅꯣꯝ ꯇꯧꯅꯤꯡꯉꯦ ꯍꯥꯏꯕꯁꯦ ꯄꯩꯁꯥ ꯌꯥꯎꯗꯗꯤ ꯑꯝꯇ ꯉꯝꯕ ꯅꯠꯇꯦ ꯐꯧ ꯀꯩ ꯑꯃ ꯊꯟꯕ ꯀꯠꯊꯣꯛꯅꯔꯛꯑꯦ ꯑꯗꯩ ꯑꯔꯩꯕ ꯐꯧ ꯄꯨꯅꯔꯛꯑꯦ ꯆꯦꯡ ꯇ ꯄꯨꯅꯔꯛꯑꯦ ꯁꯤꯗꯗꯤ ꯑꯩꯁꯨ ꯀꯔꯤꯝ ꯀꯤꯔꯛꯇ꯭ꯔꯦ ꯑꯋꯥ ꯑꯅꯥ ꯃꯌꯥꯝꯁꯤꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯑꯩꯅ ꯈꯨꯠꯁꯤꯗ ꯀꯔꯤꯝ ꯂꯩꯇꯅ ꯃꯇꯦꯡ ꯄꯥꯡꯅꯤꯡꯉꯦ ꯉꯝꯕ ꯅꯠꯇꯦ ꯁꯤꯟꯕ ꯈꯛꯇꯪꯅꯦ ꯑꯩꯗꯤ ꯃꯌꯥꯝꯅ ꯄꯥꯡꯕꯅꯤ ꯃꯌꯥꯝꯅ ꯂꯣꯏ ꯇꯧꯕꯅꯤ ꯃꯌꯥꯝꯅ ꯉꯥꯛꯇꯅꯤ ꯑꯩꯅ ꯑꯝꯇ ꯅꯠꯇꯦ ꯑꯩꯗꯤ ꯑꯣꯡꯂꯤ ꯁꯤꯟꯕ ꯂꯦꯞꯆꯕ ꯍꯧꯗꯣꯛꯄ ꯃꯤꯗꯨ ꯈꯛꯇꯅꯤ ꯑꯩꯅ ꯄꯥꯡꯕ ꯅꯠꯇꯦ ꯁꯪꯒꯥꯏ ꯑꯩꯅ ꯁꯥꯕ ꯅꯠꯇꯦ ꯆꯪꯖꯕꯝ ꯄꯤꯔꯤꯁꯦ ꯑꯩꯅ ꯍꯧꯗꯣꯛꯆꯔꯨꯕꯗꯅꯤ ꯃꯣꯏꯕꯨ ꯄꯤꯖꯔꯤꯕ ꯄꯤꯊꯛꯏꯕꯁꯦ ꯑꯩꯅ ꯅꯠꯇꯦ ꯉꯋꯥꯏꯗꯤ ꯑꯩꯅ ꯑꯉꯝꯕ ꯇꯧꯖꯔꯝꯃꯤ ꯍꯧꯖꯤꯛꯇꯤ ꯃꯌꯥꯝꯅ ꯂꯣꯏ ꯃꯍꯨꯠ ꯁꯤꯟꯕꯤꯈ꯭ꯔꯦ ꯑꯩꯒꯤ ꯏꯀꯣꯛꯇꯒꯤ ꯆꯥꯎꯔꯕ ꯄꯣꯠꯂꯨꯝ ꯑꯃ ꯃꯌꯥꯝꯅ ꯊꯥꯡꯗꯕꯤꯈ꯭ꯔꯦ ꯑꯗꯨꯅ ꯃꯌꯥꯝꯅ ꯁꯨꯃꯥꯏꯅ ꯏꯝꯐꯥꯜ ꯑꯦꯔꯤꯌꯥꯒꯤ ꯑꯣꯏꯕ ꯈꯨꯡꯒꯪ ꯃꯥꯏꯀꯩꯒꯤ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯏꯅꯥꯛ ꯈꯨꯟꯕ ꯃꯌꯥꯝ ꯑꯃ ꯍꯧꯖꯤꯛꯇꯤ ꯂꯣꯏꯅ ꯀꯠꯊꯣꯛꯅꯔꯦ ꯂꯣꯏꯅ ꯁꯤꯗꯩꯁꯤꯗ ꯀꯠꯊꯣꯛꯅꯔꯦ ꯑꯗꯨꯅ ꯑꯋꯥ ꯑꯅꯥ ꯃꯌꯥꯝꯁꯦ ꯏꯅꯥꯛ ꯈꯨꯟꯕꯅ ꯈꯤꯇꯪ ꯈꯥꯏꯊꯔꯛꯄꯗꯨꯅ ꯑꯋꯥ ꯑꯅꯥ ꯇꯥꯔꯕ ꯃꯌꯥꯝ ꯃꯔꯥꯏꯕꯛ ꯊꯤꯔꯕ ꯅꯤꯉꯣꯜ ꯃꯌꯥꯝ ꯏꯇꯤꯟꯕꯝ ꯑꯣꯏꯃꯤꯟꯅꯔꯁꯤ ꯑꯗꯨꯒ ꯑꯔꯣꯏꯕꯗ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯒꯤ ꯄꯂꯦꯝ ꯕꯟꯊꯧꯒꯤ ꯁꯪꯒꯥꯏꯀꯣ ꯑꯩꯈꯣꯏꯒꯤ ꯏꯄꯥꯝ ꯌꯨꯝꯖꯥꯎ ꯏꯃꯥ ꯏꯄꯥꯅ ꯑꯩꯈꯣꯏꯒꯤ ꯑꯄꯨꯟꯕꯒꯤ ꯊꯝꯕꯤꯔꯕ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯏꯄꯥꯝ ꯌꯨꯝꯖꯥꯎ ꯁꯪꯒꯥꯕꯁꯦ ꯉꯁꯥꯏ ꯍꯥꯏꯖꯈꯤꯕ ꯑꯩꯈꯣꯏꯒꯤ 10ꯅꯤ ꯄꯥꯟꯕ ꯐꯥꯏꯔꯦꯟꯒꯤ ꯌꯨꯝꯁꯀꯩꯁ ꯅꯨꯃꯤꯠ 19ꯅꯤ ꯗꯦꯠ 28 ꯁꯤꯗ ꯇꯥꯔꯦ ꯑꯗꯨꯅ ꯉꯟꯇꯥ ꯂꯦꯡꯕꯤꯔꯛꯑꯣ ꯅꯤꯉꯣꯜ ꯃꯌꯥꯝ ꯏꯆꯦ ꯃꯌꯥꯝ ꯏꯅꯥꯎ ꯃꯌꯥꯝ ꯑꯗꯨꯒ ꯅꯣꯛꯃꯤꯟꯅꯔꯁꯤ ꯑꯩꯈꯣꯏꯅꯁꯨ ꯂꯥꯡꯖꯔꯝꯃꯒꯦ ꯑꯗꯨꯝ ꯉꯥ ꯄꯥꯡꯒꯗꯕꯅ ꯉꯥ ꯄꯥꯡꯕꯒꯤ ꯍꯥꯏꯕꯤꯔꯛꯑꯣ KG 2 ꯑꯣꯏꯁꯨ 3 ꯑꯣꯏꯁꯨ ꯑꯗꯨꯝ ꯑꯉꯝ ꯀꯩꯅꯣ ꯑꯗꯨꯝ ꯄꯥꯡꯕꯤꯔꯛꯄ ꯑꯩꯅ ꯆꯦꯡ ꯄꯥꯡꯒꯦ ꯑꯩꯅ ꯑꯂꯨ ꯄꯥꯡꯒꯦ ꯑꯩꯅ ꯇꯤꯜꯍꯧ ꯄꯥꯡꯒꯦ ꯑꯩꯅ ꯊꯥꯎ ꯄꯥꯡꯒꯦ ꯑꯩꯅ ꯃꯣꯔꯣꯛ ꯑꯩꯅ ꯉꯥꯔꯤꯅ ꯑꯩꯈꯣꯏꯒꯤ ꯁꯪꯒꯥꯕꯗ ꯆꯪꯒꯗꯕ ꯃꯆꯥꯛꯁꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯄꯨꯂꯞ ꯊꯣꯡꯉ ꯆꯥꯃꯤꯟꯅꯁꯤ ꯉꯟꯇꯥ ꯂꯥꯛꯅꯔꯒ ꯑꯗꯣ ꯃꯥꯡꯖꯧꯅꯅ ꯑꯩꯈꯣꯏꯒꯤ ꯇꯤꯝꯒꯤ ꯃꯤ 2 ꯂꯥꯛꯑꯅꯤ 3 ꯂꯥꯛꯑꯅꯤ ꯂꯥꯛꯄꯤꯌꯨ ꯑꯗꯨꯒ ꯑꯩꯅ ꯁꯦꯝꯖꯔꯤꯕ ꯒ꯭ꯔꯨꯞ ꯂꯩꯁꯥꯕꯤꯁꯤꯡꯒꯤ ꯒ꯭ꯔꯨꯞ ꯑꯗꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯃꯧꯁꯤꯡꯒꯤ ꯒ꯭ꯔꯨꯞ ꯑꯗꯒꯤ ꯅꯨꯄꯥꯒꯤ ꯁꯛꯂꯣꯟꯒꯤ ꯒ꯭ꯔꯨꯞ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯑꯃꯨꯛ ꯃꯄꯨꯔꯣꯏꯕ ꯂꯩꯈꯤꯗꯕꯒꯤ ꯁꯦꯝꯗꯣꯏꯕ ꯑꯗꯒꯤ ꯑꯃꯨꯛꯁꯨ ꯀꯩꯅꯣꯒ ꯑꯩꯈꯣꯏ ꯈꯥꯏꯅꯔꯒ ꯂꯩꯕ ꯏꯅꯥꯎꯁꯤꯡꯀꯣ ꯁꯤꯒꯤ ꯏꯆꯦꯁꯤꯡ ꯏꯅꯥꯎꯁꯤꯡꯒꯤ ꯒ꯭ꯔꯨꯞ ꯁꯤ ꯃꯌꯥꯝꯁꯨ ꯑꯩ ꯑꯄꯨꯟꯕ ꯑꯣꯏꯅ ꯏꯟꯚꯥꯏꯠ ꯇꯧꯖꯔꯤ ꯆꯦꯕꯥꯎ ꯄꯤꯖꯔꯤꯀꯣ ꯑꯗꯣ ꯍꯣꯝ ꯁꯥꯕꯗ ꯃꯇꯦꯡ ꯄꯥꯡꯕꯤꯔꯝꯕ ꯃꯌꯥꯝ ꯑꯩꯅ ꯃꯤꯗꯣ ꯌꯥꯝꯕꯅꯤꯅ ꯃꯤ 100ꯒꯤ ꯃꯊꯛꯇ ꯃꯇꯦꯡ ꯄꯥꯡꯅꯔꯛꯑꯕꯅꯤ나 ꯑꯩꯅ ꯂꯣꯏꯅꯃꯛꯁꯦ ꯍꯧꯖꯤꯛ ꯐꯣꯟ ꯇꯧꯕ ꯈꯣꯠꯄ ꯉꯝꯃꯔꯣꯏꯕꯀꯣ ꯑꯗꯨꯅ ꯀ꯭ꯔꯥꯏꯝ ꯗꯥꯏꯔꯤꯁ ꯂꯣꯏ ꯇꯥꯕꯤꯕꯅꯤꯅ ꯀꯩꯅꯣ ꯂꯣꯏꯅꯃꯛ ꯃꯇꯦꯡ ꯄꯥꯡꯕꯤꯔꯝꯕꯁꯤꯡꯁꯨ ꯑꯗꯩꯗꯤ ꯄꯥꯡꯒꯦꯅ ꯈꯜꯂꯒ ꯑꯗꯨꯝ ꯄꯥꯡꯕꯗꯤ ꯉꯝꯗꯕ ꯊꯃꯣꯏꯗꯀꯣ ꯄꯨꯝꯅꯃꯛ ꯂꯣꯏꯅꯃꯛꯁꯦ ꯅꯨꯃꯤꯠꯁꯤꯗ ꯆꯥꯛ ꯆꯔꯥ ꯑꯃꯇꯪ ꯆꯥꯃꯤꯟꯅꯁꯤ ꯑꯗꯣ ꯃꯥꯡꯖꯧꯅꯅꯗꯤ ꯄꯥꯎ ꯐꯥꯎꯕꯤꯔꯛꯑꯣ ꯑꯩꯒꯤ ꯅꯝꯕꯔꯁꯤꯗ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯐꯣꯟ ꯂꯥꯛꯄ ꯈꯨꯗꯤꯡꯃꯛ ꯁꯪꯒꯥꯕꯒꯤ ꯑꯌꯥꯝꯕ ꯄꯥꯎ ꯂꯥꯛꯀꯗꯕꯅꯤꯅ ꯑꯩꯁꯨ ꯑꯗꯨꯝ 24 ꯑꯋꯥꯔ ꯐꯣꯟꯁꯦ ꯄꯥꯏꯈꯠꯆꯒꯦ ꯑꯩꯅ ꯅꯠꯇ꯭ꯔꯁꯨ ꯑꯩꯈꯣꯏꯒꯤ ꯃꯤ ꯑꯃꯅ ꯑꯗꯨꯒ ꯊꯣꯛ ꯏꯁꯜꯍꯧꯒꯦ ꯃꯤ ꯑꯁꯨꯛ ꯂꯥꯛꯅꯤ ꯑꯗꯨ ꯇꯧꯅꯤ ꯑꯅ ꯑꯗꯨꯃꯥꯏꯅ ꯇꯧꯃꯤꯟꯅꯁꯤ ꯍꯔꯥꯎ ꯁꯪꯒꯥꯕꯁꯤ ꯃꯥꯏ ꯄꯥꯛꯃꯤꯟꯅꯔꯁꯤ ꯑꯩꯈꯣꯏ ꯄꯂꯦꯝ ꯕꯟꯊꯧꯒꯤ ꯁꯪꯒꯥꯏꯅ ꯌꯥꯝ ꯆꯥꯎꯅ ꯊꯥꯕꯗꯨꯒꯤ ꯃꯃꯥꯡꯗ ꯂꯦꯞꯄꯒ ꯐꯣꯇꯣ ꯑꯃꯃꯝꯇꯗꯤ ꯀꯥꯞꯃꯤꯟꯅꯁꯤ ꯑꯗꯨꯒ ꯑꯔꯣꯏꯕꯗ ꯑꯩꯈꯣꯏꯒꯤ ꯄꯂꯦꯝ ꯕꯟꯊꯧꯒꯤ ꯁꯪꯒꯥꯏꯁꯦ ꯃꯥꯏꯈꯨꯝꯁꯤ ꯑꯩꯈꯣꯏ ꯏꯄꯣꯝ ꯃꯦꯗꯤꯌꯥꯒꯤ ꯇꯤꯝ ꯑꯩꯈꯣꯏ ꯏꯄ꯭ꯋꯥꯁꯤꯡꯅ ꯂꯥꯛꯑꯒ ꯃꯣꯏꯅ ꯍꯥꯡꯗꯣꯛꯄꯤꯒꯅꯤ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯑꯍꯥꯟꯕ ꯌꯨꯝ ꯆꯪꯕꯁꯤꯁꯨ ꯑꯩꯈꯣꯏ ꯏꯄ꯭ꯋꯥꯁꯤꯡꯅ ꯍꯥꯟꯅ ꯆꯪꯒꯅꯤ ꯁꯤꯝꯇꯪꯁꯨ ꯑꯩ ꯂꯥꯎꯊꯣꯛꯆꯒꯦ ꯑꯩꯈꯣꯏꯒꯤ ꯃꯔꯨ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯑꯩꯒ ꯐꯝꯃꯤꯟꯅꯔꯤꯕ ꯍꯧꯖꯤꯛ ꯏꯄ꯭ꯋꯥ ꯁꯨꯔꯁꯨ ꯄꯨꯟꯅ ꯁꯔꯨꯛ ꯌꯥꯃꯤꯟꯅꯁꯤ ꯁꯤ ꯍꯥꯏꯔꯒ ꯉꯁꯤꯗꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯥꯅꯤ ꯌꯥꯝ ꯑꯆꯨꯝꯕꯅꯤ ꯍꯥꯏꯕꯗꯤ ꯃꯌꯥꯝꯒꯤ ꯁꯄꯣꯔꯠ ꯃꯌꯥꯝꯒꯤ ꯑꯩꯈꯣꯏꯒꯤ ꯊꯧꯅꯥꯗꯨꯅꯁꯨ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥꯅ ꯃꯌꯥꯝꯒꯤꯗꯃꯛꯇ ꯁꯤꯟꯖꯔꯤꯕ ꯄ꯭ꯂꯦꯠꯐꯣꯝꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯒꯨꯟ ꯂꯩꯕ ꯑꯃ ꯃꯌꯥꯝꯒꯤ ꯑꯩꯈꯣꯏꯒꯤ ꯊꯧꯖꯥꯜ ꯃꯌꯥꯝꯒꯤ ꯑꯩꯈꯣꯏꯒꯤ ꯃꯇꯦꯡꯗꯨꯅꯁꯨ ꯆꯂꯥꯏꯕꯅꯤꯅ ꯑꯣꯖꯥꯅꯁꯨ ꯌꯥꯝꯅ ꯊꯃꯣꯏ ꯁꯦꯡꯅꯁꯨ ꯃꯌꯥꯝꯗ ꯊꯝꯕꯤꯈ꯭ꯔꯦ ꯑꯗꯨꯒ ꯃꯌꯥꯝꯁꯨ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯂꯣꯏꯅꯅ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯄ ꯁꯄꯣꯔꯠ ꯇꯧꯕ
ꯑꯩꯈꯣꯏꯒꯤ ꯂꯥꯛꯄꯤꯗꯕ ꯁꯄꯣꯔꯠ ꯄꯨ ꯇꯧꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨꯁꯨ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯑꯗꯨꯒ ꯃꯌꯥꯝꯁꯤ ꯑꯩꯈꯣꯏꯒꯤ ꯀ꯭ꯔꯥꯏꯝ ꯗꯥꯏꯔꯤꯁꯤꯗꯒꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯌꯨꯝꯕꯥꯜꯂꯣꯟ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯁꯣꯁꯥꯏꯇꯤꯁꯤ ꯌꯥꯝꯅ ꯐꯕ ꯁꯣꯁꯥꯏꯇꯤ ꯑꯃꯒ ꯅꯨꯡꯁꯤꯅꯕ ꯉꯝꯕ ꯃꯤꯑꯣꯏꯕꯒꯤ ꯃꯤꯅꯨꯡꯁꯤ ꯆꯦꯟꯕ ꯃꯤꯑꯣꯏꯕꯒꯤ ꯃꯇꯤꯛ ꯃꯒꯨꯟ ꯂꯩꯕ ꯊꯧꯅꯥ ꯂꯤꯡꯖꯦꯜ ꯃꯌꯥꯝ ꯑꯗꯨ ꯐꯨꯗꯣꯛꯃꯤꯟꯅꯁꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯔꯛ ꯃꯌꯥꯗ ꯑꯩꯈꯣꯏꯒꯤ ꯑꯋꯥꯕ ꯇꯥꯔꯕꯁꯤꯡꯁꯨ ꯑꯣꯖꯥꯅ ꯃꯌꯥꯝꯒꯤꯗꯃꯛꯇ ꯁꯤꯟꯖ ꯂꯥꯡꯖꯔꯤꯕ ꯄ꯭ꯂꯦꯠꯐꯣꯝꯁꯤꯗ ꯃꯌꯥꯝ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯃꯇꯦꯡꯁꯤ ꯂꯧꯕꯤꯔꯒ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤ ꯑꯃꯃꯝꯁꯤ ꯃꯇꯤꯛ ꯆꯥꯕ ꯑꯃꯃꯝ ꯃꯇꯤꯛ ꯃꯒꯨꯟ ꯂꯩꯕ ꯑꯃꯃꯝ ꯑꯣꯏꯗꯕ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯄꯥꯟꯗꯝ ꯊꯝꯃꯤꯟꯅꯁꯤ ꯑꯗꯨꯒ ꯉꯁꯤꯗꯤ ꯃꯃꯥꯡꯗꯁꯨ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯦꯛꯀꯤ ꯃꯃꯥꯡꯗ ꯂꯤꯈꯤꯕ ꯋꯥꯔꯤꯗꯁꯨ ꯑꯩꯈꯣꯏꯒꯤ ꯀ꯭ꯔꯥꯏꯝ ꯗꯥꯏꯔꯤꯁꯀꯤ ꯄ꯭ꯂꯦꯠꯐꯣꯝꯁꯤ ꯂꯩꯖꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏꯅ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯖꯍꯧꯗ꯭ꯔꯒꯁꯨ ꯍꯧꯖꯤꯛꯇꯤ ꯀ꯭ꯔꯥꯏꯝ ꯗꯥꯏꯔꯤꯁꯀꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯂꯦꯠꯐꯣꯝ ꯑꯃꯗꯤ ꯑꯣꯖꯥꯅ ꯃꯌꯥꯝꯒꯤꯗꯃꯛꯇ ꯑꯋꯥꯕ ꯇꯥꯔꯕ ꯑꯩꯈꯣꯏꯒꯤ ꯗꯣꯁꯥ ꯇꯥꯔꯕ ꯑꯩꯈꯣꯏꯒꯤ ꯐꯤꯕꯝ ꯁꯣꯛꯂꯕ ꯃꯌꯥꯝ ꯑꯃꯒꯤ ꯑꯩꯈꯣꯏꯒꯤ ꯐꯝꯕꯥꯛ ꯑꯃ ꯆꯥꯎꯅ ꯃꯌꯥꯝꯒꯤꯗꯃꯛꯇ ꯃꯌꯥꯝꯒꯤ ꯁꯄꯣꯔꯠꯅ ꯌꯥꯝꯅ ꯃꯇꯤꯛ ꯃꯒꯨꯟ ꯂꯩꯅ ꯃꯌꯥꯝꯒꯤꯗꯃꯛꯇ ꯍꯥꯡꯗꯣꯛꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯖꯔꯤꯕ ꯂꯥꯛꯂꯤꯕ ꯖꯅꯋꯥꯔꯤꯒꯤ ꯇꯥꯡ 19 ꯍꯥꯏꯕꯗꯤ ꯐꯥꯏꯔꯦꯟꯒꯤ 19 ꯄꯥꯟꯕ ꯌꯨꯝꯁꯀꯩꯁ ꯌꯥꯏꯐꯔꯕ ꯅꯨꯃꯤꯠꯁꯤꯗ ꯃꯌꯥꯝ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯂꯦꯡꯕꯤꯔꯛꯂꯒ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥꯗ ꯍꯥꯟꯅ ꯄꯥꯎ ꯐꯥꯎꯕꯤꯔꯛꯎ ꯑꯣꯖꯥꯗ ꯄꯥꯎ ꯐꯥꯎꯕꯤꯔꯒ ꯃꯌꯥꯝꯒꯤ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥꯅꯁꯨ ꯁꯤꯜ ꯂꯥꯡꯕꯗ ꯃꯤꯗꯨꯒꯤ ꯀꯥꯎꯟꯠ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏ ꯃꯤ ꯀꯌꯥ ꯐꯝꯐꯝ ꯆꯥꯐꯝ ꯍꯥꯏꯕ ꯑꯃ ꯁꯦꯝꯕ ꯑꯃ ꯃꯊꯧ ꯇꯥꯕꯅꯤꯅ ꯃꯌꯥꯝ ꯃꯥꯡꯖꯧꯅꯅ ꯑꯩꯈꯣꯏꯒꯤ ꯏꯟꯀꯟꯚꯤꯅꯤꯌꯦꯟꯁ ꯅꯨꯃꯤꯠꯇꯨꯗ ꯊꯣꯛꯇꯅꯕꯒꯤꯗꯃꯛꯇ ꯍꯥꯟꯅ ꯍꯥꯏꯖꯕꯅꯤ ꯑꯗꯨꯒ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯈꯤꯕ ꯄꯨꯛꯆꯦꯜ ꯆꯥꯎꯔꯕ ꯃꯌꯥꯝꯕꯨꯁꯨ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯌꯥꯎꯍꯟꯖꯅꯤꯡꯉꯤ ꯑꯗꯨꯅ ꯄꯨꯛꯆꯦꯜ ꯆꯥꯎꯔꯕ ꯑꯩꯈꯣꯏꯒꯤ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯕꯤꯈꯤꯕ ꯄꯨꯝꯅꯃꯛꯄꯨꯁꯨ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯁꯨꯞꯆꯟꯖꯔꯒ ꯉꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯑꯦꯄꯤꯁꯣꯗꯁꯤꯗ ꯃꯌꯥꯝꯒꯤ ꯕꯥꯇꯣꯟꯁꯤ ꯑꯩꯈꯣꯏꯅ ꯀꯠꯆꯔꯤ ꯑꯗꯨꯒ ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏ ꯌꯥꯏꯐꯔꯕ ꯄꯥꯎꯗꯝ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏ ꯇꯝꯃꯤꯟꯅꯁꯤ ꯑꯗꯨꯒ ꯀ꯭ꯔꯥꯏꯝ ꯗꯥꯏꯔꯤꯁꯤ ꯍꯦꯟꯅꯁꯨ ꯑꯩꯈꯣꯏꯅ ꯄꯥꯛꯊꯣꯛ ꯆꯥꯎꯊꯣꯛꯃꯤꯟꯅꯁꯤ ꯑꯍꯦꯟꯕ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯑꯍꯦꯟꯕ ꯚ꯭ꯌꯨꯋꯔꯁ ꯀꯌꯥ ꯑꯃ ꯄꯨꯊꯣꯛꯑꯒ ꯀꯅꯦꯛ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛꯁꯤ ꯑꯩꯈꯣꯏꯒꯤ ꯊꯧꯅꯥ ꯂꯤꯡꯖꯦꯜ ꯂꯩꯅ ꯃꯅꯤꯄꯨꯔ ꯁꯣꯁꯥꯏꯇꯤꯁꯤ ꯌꯥꯝꯅ ꯃꯇꯤꯛ ꯃꯒꯨꯟ ꯂꯩꯕ ꯄꯨꯟꯁꯤ ꯃꯔꯦꯜ ꯑꯃ ꯂꯦꯟꯃꯤꯟꯅꯁꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯗꯣꯁꯥꯅ ꯍꯥꯏꯒꯗ꯭ꯔꯥ ꯑꯩꯈꯣꯏꯒꯤ ꯌꯨꯝꯕꯥꯜꯂꯣꯟꯗ ꯁꯣꯏꯈꯤꯕ ꯉꯥꯝꯈꯤꯕ ꯌꯥꯎꯕ ꯀꯌా ꯑꯃꯁꯨ ꯑꯩꯈꯣꯏꯒꯤ ꯐꯝꯕꯥꯛꯁꯤꯗ ꯂꯦꯡꯕꯤꯔꯛꯂꯒ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯃꯤꯟꯅꯔꯒ ꯑꯐꯕ ꯃꯪꯒꯣꯜ ꯑꯣꯏꯕ ꯌꯥꯏꯐꯕ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯂꯝꯗꯝꯁꯤ ꯌꯥꯝꯅ ꯑꯐꯕ ꯃꯇꯤꯡ ꯂꯩꯕ ꯃꯌꯥꯝ ꯑꯃ ꯑꯣꯏꯃꯤꯟꯅꯕꯗ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯁꯤꯒꯤꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯀꯣꯟꯇ꯭ꯔꯤꯕ꯭ꯌꯨꯁꯟ ꯆꯥꯎꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯌꯥꯝꯒꯤ ꯃꯇꯦꯡ ꯌꯥꯎꯗꯅꯁꯨ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯐꯝꯕꯥꯛ ꯑꯁꯤ ꯆꯂꯥꯏꯕ ꯉꯝꯃꯣꯏꯗꯕ ꯃꯌꯥꯝꯒꯤ ꯃꯇꯦꯡ ꯌꯥꯎꯗꯅ ꯃꯌꯥꯝꯒꯤ ꯑꯩꯈꯣꯏꯒꯤ ꯁꯍꯖꯣꯛꯇꯨ ꯌꯥꯎꯗꯅ ꯑꯩꯈꯣꯏꯒꯤ ꯐꯝꯕꯥꯛꯁꯤ ꯃꯇꯤꯛ ꯃꯒꯨꯟ ꯍꯥꯞꯄꯗꯁꯨ ꯃꯌꯥꯝꯒꯤ ꯃꯊꯧ ꯇꯥꯕꯅꯤꯅ ꯃꯌꯥꯝꯁꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯃꯌꯥꯝꯒꯤ ꯑꯆꯤꯟꯕ ꯀꯌా ꯑꯃ ꯑꯩꯈꯣꯏꯒꯤ ꯀꯥꯏꯊꯣꯛꯄꯤꯔꯒ ꯃꯇꯝ ꯈꯔꯗꯪ ꯀꯥꯏꯊꯣꯛꯄꯤꯔꯒ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯍꯥꯏꯕ ꯁꯃꯥꯖ ꯍꯥꯏꯕ ꯑꯩꯈꯣꯏꯅ ꯂꯩꯖꯔꯤꯕ ꯑꯩꯈꯣꯏ ꯄꯣꯛꯆꯔꯛꯂꯤꯕ ꯑꯩꯈꯣꯏꯒꯤ ꯍꯧꯖꯔꯛꯂꯤꯕ ꯃꯐꯝ ꯑꯁꯤꯕꯨ ꯀꯟꯃꯤꯟꯅꯁꯤ ꯍꯥꯏꯕꯁꯤꯃ ꯊꯝꯃꯒ ꯑꯩꯈꯣꯏ ꯀ꯭ꯔꯥꯏꯝ ꯗꯥꯏꯔꯤꯁꯅ ꯃꯌꯥꯝꯒꯤꯗꯃꯛꯇ ꯑꯣꯏꯅ ꯊꯝꯖꯔꯤꯕ ꯑꯩꯈꯣꯏꯒꯤ ꯑꯦꯖꯨꯀꯦꯠ ꯇꯧꯅꯕ ꯑꯋꯦꯔꯅꯦꯁ ꯄꯤꯅꯕ ꯀ꯭ꯔꯥꯏꯝ ꯃꯤꯇꯤꯒꯦꯠ ꯇꯧꯅꯕꯒꯤ ꯑꯩꯈꯣꯏꯅ ꯃꯣꯇꯣꯗ ꯊꯝꯖꯔꯤꯕꯁꯤ ꯃꯌꯥꯝꯅ ꯄꯨꯂꯞ ꯄꯨꯟꯅ ꯑꯩꯈꯣꯏꯁꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯃꯪꯒꯣꯜ ꯑꯣꯏꯕ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯃꯤꯟꯅꯁꯤ ꯍꯥꯏꯅꯁꯨ ꯊꯝꯖꯒꯦ ꯑꯗꯨꯒ ꯃꯃꯥꯡꯗ ꯑꯩꯈꯣꯏꯅ ꯊꯝꯖꯈꯤꯕ ꯃꯃꯤꯒꯤ ꯂꯥꯏꯔꯦꯝꯕꯤ ꯄꯥꯔꯠ 2 ꯃꯌꯥꯝ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯑꯗꯨꯒꯤ ꯑꯩꯈꯣꯏ ꯏꯄꯣ ꯃꯤꯗꯤꯌꯥꯒꯤ ꯑꯦꯞꯇꯒꯤ ꯀꯛꯁꯤꯟꯕꯤꯔꯒ ꯇꯥꯡ 24ꯁꯤꯗ ꯑꯩꯈꯣꯏ ꯔꯤꯂꯤꯁ ꯇꯧꯖꯒꯗꯧꯔꯤꯕ ꯑꯩꯈꯣꯏꯗ ꯁ꯭ꯇ꯭ꯔꯤꯝ ꯇꯧꯒꯗꯧꯔꯤꯕ ꯐꯤꯜꯝꯁꯤꯁꯨ ꯃꯌꯥꯝ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯌꯦꯡꯕꯤꯌꯨ ꯍꯥꯏꯅ ꯊꯝꯖꯒꯦ ꯂꯣꯏꯅꯅ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯏꯄꯣ ꯃꯤꯗꯤꯌꯥꯅ ꯄꯨꯊꯣꯛꯆꯔꯤꯕ ꯀ꯭ꯔꯥꯏꯝ ꯗꯥꯏꯔꯤꯁꯀꯤ 64 ꯁꯨꯕ ꯌꯦꯡꯕꯤꯔꯤꯕꯁꯤꯡ ꯑꯃꯗꯤ ꯉꯁꯤꯒꯤ ꯋꯥꯔꯤ ꯑꯃꯗꯤ ꯅꯨꯡꯉꯥꯏꯔꯕ ꯋꯥꯈꯜꯂꯣꯟ ꯀꯌꯥ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯦꯛꯀꯤ ꯃꯇꯨꯡꯗ ꯊꯝꯕꯤꯈꯤꯕ ꯃꯌꯥꯝꯗꯨꯗꯒꯤ ꯀꯃꯦꯟꯠꯁ ꯑꯃꯃꯝ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯃꯌꯥꯝ ꯁꯦꯌꯔ ꯇꯧꯕꯤꯔꯛꯎ ꯑꯃꯗꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯈꯟꯅ ꯅꯩꯅꯃꯤꯟꯅꯁꯤ ꯑꯗꯨꯒ ꯌꯥꯏꯐꯕ ꯑꯩꯈꯣꯏꯒꯤ ꯏꯔꯝꯗꯝ ꯑꯃ ꯑꯣꯏꯍꯟꯃꯤꯟꯅꯁꯤ ꯍꯥꯏꯕꯁꯤꯃ ꯊꯝꯖꯔꯒ ꯃꯇꯥꯡ ꯑꯁꯤꯗ ꯃꯌꯥꯝꯗꯒꯤ ꯀꯥꯏꯅꯅꯕ ꯌꯥꯊꯪ ꯅꯤꯖꯔꯤ ꯄꯤꯅꯕꯤꯔꯁꯤ